ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯈꯔ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ꯫ ꯇꯣꯂꯃꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯅꯕ ꯍꯥꯏꯗꯅ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯍꯦꯛꯂꯤ꯫ ꯃꯃꯥꯅ ꯍꯩꯍꯥ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛꯇꯣ ꯄꯨꯛ ꯊꯟꯅ ꯆꯥꯍꯧꯗ꯭ꯔꯕꯅꯤꯅ ꯀꯣꯛꯁꯦ ꯑꯃꯨꯛ ꯉꯥꯎꯈꯠꯂꯛꯑꯦꯅꯦ꯫ ꯑꯁ ꯉꯥꯏꯍꯥꯛꯇ ꯐꯝꯒꯦ꯫ ꯃꯄꯥ ꯑꯗꯨꯒꯤ ꯀꯣꯕꯤ ꯂꯩꯗꯣ ꯍꯦꯛꯂꯛꯑꯣ꯫ ꯍꯪꯒꯥꯝꯗꯨꯁꯨ ꯃꯀꯥ ꯐꯖꯕ ꯈꯜꯂꯒ ꯍꯦꯛꯎꯀꯣ꯫ ꯍꯣꯏꯕ ꯃꯃꯥ ꯑꯩꯅ ꯈꯪꯅ ꯍꯦꯛꯀꯅꯤ ꯀꯩꯗꯧꯔꯒꯦ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯇꯥꯛꯄꯗꯣ ꯇꯧꯔꯛꯀꯅꯨꯅꯦ꯫ ꯇꯧꯗ ꯌꯥꯔꯤꯕ꯭ꯔꯣ ꯌꯦꯡꯉꯣ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯍꯦꯛꯂꯤꯕ ꯍꯪꯒꯥꯝ ꯃꯌꯥꯝꯁꯦ ꯃꯆꯥ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯁꯤꯗꯕꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯌꯣ ꯍꯥꯏꯔꯤꯕ꯭ꯔꯣ꯫ ꯆꯥꯛꯅ ꯃꯔꯣꯜ ꯑꯃ ꯌꯥꯝꯅ ꯆꯥꯔꯤꯕ ꯃꯤꯒꯤꯒ ꯌꯦꯡꯗꯈꯩ ꯑꯗꯨꯒ ꯄꯪꯅ ꯄꯪꯂꯤꯕ꯫ ꯍꯦꯔ ꯃꯃꯥ ꯑꯩꯕꯨ ꯄꯪꯉꯤ ꯀꯥꯏꯅ ꯅꯍꯥꯟꯋꯥꯏ ꯏꯃꯥ ꯄꯥꯕ ꯂꯩꯔꯤꯉꯩ ꯑꯩꯁꯦ ꯌꯥꯝ ꯁꯤꯡꯉꯤ ꯍꯥꯏꯗꯅ ꯁꯤꯡꯇꯣꯟ ꯀꯧꯔꯝꯃꯤꯕꯅꯤ꯫ ꯍꯣ ꯄꯪꯉꯦ ꯍꯥꯏꯗꯤ ꯁꯥꯎꯔꯤꯅꯤꯅꯦ꯫ ꯑꯗꯨꯅ ꯁꯤꯡꯕ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯍꯣ ꯑꯗꯨ ꯑꯣꯏꯗꯤ ꯐꯔꯦꯗꯅ ꯄꯪꯉꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯗꯨꯗꯤ ꯈꯤꯇꯪ ꯐꯖꯗꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ ꯅꯣꯛꯏ꯫ ꯁꯛꯇꯥ ꯑꯁꯤꯒ ꯅꯆꯥꯅꯨꯄꯥ ꯍꯥꯄꯨ ꯃꯥꯟꯕꯗꯨꯁꯨ ꯊꯕꯛ ꯁꯨꯕ ꯇꯟꯕꯗꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯧ ꯏꯟꯈ꯭ꯔꯦꯗꯅ꯫ ꯏꯕꯥꯅꯤꯅ ꯁꯤꯗ ꯑꯍꯜ ꯏꯑꯣꯏ ꯑꯣꯏꯈꯩ ꯀꯩꯊꯦꯜ ꯑꯃꯨꯛ ꯊꯣꯛꯂꯒ ꯏꯟꯁꯥꯡ ꯑꯃꯨꯛ ꯌꯣꯟ ꯆꯦꯡ ꯑꯃꯨꯛ ꯋꯥꯟ ꯂꯩꯇꯗꯅ ꯆꯔꯥ ꯍꯦꯟꯕꯁꯨ ꯌꯥꯎꯔꯤꯕ꯫ ꯍꯅꯨꯔꯀꯥꯟꯁꯤꯗ ꯑꯁ ꯀꯪꯁꯤꯁꯤꯗꯧꯔꯦꯗꯅ꯫ ꯀꯩꯅꯣ ꯃꯃꯥ ꯑꯩ ꯅꯣꯡꯃꯇ ꯆꯔꯥꯗꯤ ꯍꯦꯟꯈꯤꯗꯦꯗ꯫ ꯅꯪꯕꯨ ꯆꯔꯥ ꯍꯦꯟꯕꯒ ꯌꯥꯎꯕ꯭ꯔꯣ꯫ ꯑꯣ ꯃꯄꯥꯅ ꯆꯥꯔꯤꯗꯣ ꯑꯩꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯅ ꯆꯥꯔꯤꯕ ꯈꯪꯂꯦꯗꯅ꯫ ꯑꯩꯒꯤ ꯄꯨꯔꯣꯏꯕ ꯁꯟꯖꯥꯎ ꯃꯥꯟꯕꯁꯦ ꯆꯥꯛ ꯄꯨꯛ ꯊꯟꯗꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯁꯔꯨꯛꯇꯨꯁꯨ ꯌꯥꯎꯅꯅꯦ ꯄꯤꯖꯔꯤꯕ ꯈꯪꯂꯕ꯭ꯔꯥ꯫ ꯑꯁ ꯍꯦꯛꯇ ꯍꯥꯏꯌꯨ ꯋꯥꯅꯤ ꯑꯗꯨ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯗꯣꯛꯅꯗꯤ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯃꯥꯕꯨ ꯄꯣꯛꯄꯗ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯄꯣꯛꯂꯦ ꯍꯥꯏꯗꯅ ꯀꯅꯥꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯄꯨꯝꯕ ꯑꯊꯨꯝ ꯃꯍꯥꯎ ꯌꯦꯟꯈꯤꯕꯅꯤ꯫ ꯑꯁ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯏꯀꯥꯏꯖꯔꯦꯗ꯫ ꯏꯀꯥꯏꯔꯛꯈꯤꯅꯤ ꯌꯥꯝꯅ꯫ ꯃꯇꯝꯁꯦ ꯊꯦꯡꯖꯤꯟꯈꯤꯕ ꯇꯥꯔꯦ꯫ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯗ ꯆꯠꯂꯨꯁꯤꯁꯦ ꯏꯟꯁꯥꯡꯁꯦ ꯑꯌꯨꯛꯁꯤꯗ ꯈꯔ ꯌꯣꯜꯍꯧꯅꯕ꯫ ꯍꯣꯏ ꯏꯟꯁꯥꯡꯁꯤꯡꯁꯦ ꯄꯣꯂꯥꯡꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯔꯛꯂꯒꯦ꯫ ꯁꯣꯝꯗ ꯇꯣꯂꯃꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯃꯌꯥꯝꯕꯅ ꯏꯁꯧ ꯂꯥꯡꯂꯒ ꯆꯪꯂꯛꯏ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯂꯝꯗ꯭ꯔꯤꯕꯁꯤꯕꯣ꯫ ꯅꯨꯄꯥ ꯍꯧꯒꯠꯂꯣ꯫ ꯀꯩꯅꯣ ꯏꯃꯥ ꯍꯣꯏ ꯄꯥꯕ ꯍꯣꯏꯅ ꯌꯥꯍꯧ ꯊꯦꯡꯃꯜꯂꯦꯅ ꯉꯥꯡꯅꯕ ꯁꯤꯜꯂꯤꯔꯣ꯫ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯑꯁ ꯀꯩꯅꯣ ꯅꯨꯄꯤ ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯁꯤꯗ ꯑꯃꯨꯛ ꯍꯧꯗꯣꯔꯛꯏꯁꯤꯕꯣ꯫ ꯑꯩ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ꯫ ꯁꯤꯁꯦ ꯅꯪꯒꯤ ꯑꯥꯒꯤ ꯌꯨꯝ ꯑꯄꯠꯄꯗꯣ ꯅꯠꯇꯦ ꯈꯪꯂꯕ꯭ꯔꯥ꯫ ꯑꯩꯒꯤ ꯌꯨꯝꯗꯅꯤ ꯂꯩꯔꯤꯁꯤ꯫ ꯑꯗꯨꯅ ꯑꯥꯗ ꯇꯧꯕꯗꯣ ꯁꯤꯗꯗꯤ ꯌꯥꯔꯣꯏ꯫ ꯍꯧꯒꯠꯂꯣ꯫ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯑꯝꯇ ꯂꯩꯇꯦ꯫ ꯄꯥꯕꯅ ꯄꯣꯠꯐꯝꯗꯒꯤꯅꯦ ꯁꯤꯡ ꯈꯔ ꯂꯩꯔꯍꯧꯕꯅꯤ꯫ ꯑꯁꯤꯁꯦ ꯑꯝꯇ ꯈꯥꯏꯗꯣꯛꯑ ꯂꯥꯎ꯫ ꯑꯁ ꯑꯩꯅ ꯂꯩꯔꯤꯁꯦ ꯅꯨꯄꯤ ꯃꯌꯨꯝꯗꯅꯤ ꯍꯥꯏꯕꯁꯦ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯔꯤꯅꯦ꯫ ꯅꯨꯄꯤ ꯍꯧꯒꯠꯂꯛꯑꯒꯦ꯫ ꯁꯤꯡꯕꯨ ꯀꯌꯥꯝ ꯌꯥꯝꯒꯦꯅꯦ꯫ ꯌꯥꯝꯗꯦ ꯁꯤꯡ ꯃꯣꯟ 3 ꯈꯛꯇꯅꯤ꯫ ꯂꯥꯎꯀꯣ ꯁꯤꯡꯖꯪꯒ ꯄꯨꯊꯣꯛꯑꯝꯃꯒꯦ꯫ ꯃꯦꯝꯕꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯂꯃꯨ ꯇꯟꯅ ꯍꯧꯒꯠꯂꯛꯂꯒ ꯐꯩꯖꯨꯞꯇꯨ ꯏꯜꯂꯒ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯐꯝꯂꯒ ꯂꯩ꯫ ꯀꯔꯤ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕꯗꯣ ꯁꯤꯡ ꯃꯣꯟ 3 ꯍꯥꯏꯕ꯫ ꯑꯗꯨꯁꯨ ꯏꯊꯟꯇꯅ ꯈꯥꯏꯗꯣꯏꯕ꯫ ꯀꯩꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯣꯏꯅ ꯂꯩꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯃꯤꯔꯥ ꯋꯥꯈꯜꯒ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗ꯫ ꯆꯥꯛ ꯏꯟꯁꯥꯡꯕꯨꯗꯤ ꯑꯍꯥꯎ ꯄꯤꯖꯩꯕꯨ ꯃꯣꯏꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗꯤ ꯑꯩ ꯄꯨ ꯊꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦꯗ꯫ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯌꯥꯎ ꯏꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅꯩ꯫ ꯑꯗꯨꯒ ꯑꯩꯁꯤꯅ ꯀꯔꯝꯕ ꯌꯥꯎ ꯀꯨꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯄꯥꯟꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯎꯔꯛꯏ꯫ ꯊꯣꯛꯄꯤꯔꯛꯇ꯭ꯔꯤꯕ꯭ꯔꯣ ꯁꯤꯡꯖꯪ ꯄꯨꯊꯣꯛꯂꯒ ꯉꯥꯏꯔꯦ꯫ ꯇꯣꯂꯃꯨꯅ ꯍꯣꯏ ꯊꯣꯛꯂꯦ꯫ ꯃꯥꯡꯒꯣꯜ ꯑꯗꯨ ꯂꯦꯞꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯥꯏ ꯃꯤꯠꯁꯤ ꯐꯥꯎꯗꯤ ꯑꯝꯇ ꯇꯥꯊꯣꯔꯛꯈꯤꯒꯦꯗꯅ ꯅꯪꯁꯨ ꯀꯣꯏꯂꯥꯎꯗ ꯂꯥꯎꯏ꯫ ꯌꯥꯔꯦ ꯀꯣꯟꯅ ꯇꯥꯔꯣ꯫ ꯏꯃꯥ ꯍꯣꯏ ꯊꯕꯛ ꯆꯠꯊꯣꯛꯀꯅꯤꯅ ꯍꯥꯏꯕꯅꯤ꯫ ꯆꯥꯛ ꯅꯪꯗꯕ ꯇꯥꯔꯦ꯫ ꯁꯤ ꯍꯥꯟꯅꯅꯦ ꯐꯠ ꯈꯥꯏꯗꯣꯛꯂꯝꯃꯨ ꯑꯗꯨꯒ ꯐꯖꯅ ꯏꯔꯨꯒ ꯂꯨꯊꯣꯛ꯫ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯇꯧꯔꯒꯦ ꯅꯠꯇꯦ ꯁꯠ ꯈꯥꯏꯔꯣ꯫ ꯑꯩꯅꯦ ꯏꯃꯨꯡꯗ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯒꯦ꯫ ꯑꯈꯥꯏꯕꯁꯤꯡꯗꯣ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯛꯎꯀꯣ꯫ ꯐꯅꯤ ꯑꯩ ꯑꯗꯨꯝ ꯄꯨꯁꯤꯟꯖꯔꯛꯀꯦ꯫ ꯑꯔꯦꯝꯕꯗ ꯂꯩꯖꯔꯝꯃꯤ꯫ ꯌꯨꯝꯗ ꯂꯩꯕ ꯑꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯗꯧꯅꯦꯕꯁꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯨꯕ꯭ꯔꯕꯨ ꯐꯖꯔꯦꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯃꯊꯟꯗ ꯋꯥ ꯉꯥꯡꯗꯅ ꯁꯤꯡ ꯑꯗꯨ ꯈꯥꯏꯔꯤ꯫ ꯑꯈꯥꯏꯕꯁꯤꯡ ꯈꯔꯗꯨ ꯍꯥꯟꯅ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯒ ꯂꯦꯝꯍꯧꯔꯤꯕ ꯑꯇꯩꯗꯨ ꯑꯃꯨꯛ ꯈꯥꯏꯕ ꯍꯧꯏ꯫ ꯊꯣꯡꯒꯥꯜꯗꯒꯤ ꯃꯀꯨꯕꯣꯛꯅ ꯆꯪꯂꯛꯏ꯫ ꯇꯣꯂꯃꯨ ꯅꯪꯕꯨ ꯁꯤꯡ ꯈꯥꯏꯔꯤꯕ꯭ꯔꯅꯦ꯫
ꯈꯥꯏꯔꯤꯁꯤꯕꯨ ꯑꯃꯨꯛ ꯍꯪꯖꯤꯜꯂꯤ ꯑꯋꯤ ꯀꯨꯕꯣꯛ ꯁꯤꯡ ꯈꯥꯏꯔꯤꯅꯤ ꯈꯥꯏꯌꯨ ꯈꯥꯏꯌꯨ ꯑꯌꯨꯛꯁꯤꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅꯕ ꯑꯁ ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯈꯥꯏꯔꯛꯇꯕꯅꯤꯅ ꯋꯥꯕꯅ ꯁꯤꯗꯧꯔꯦꯗꯅ ꯁꯤꯗꯤ ꯃꯤ ꯁꯤꯅꯕ ꯌꯥꯎꯅꯗꯦ ꯀꯨꯕꯣꯛ ꯍꯩ ꯅꯨꯡꯇꯤꯒꯤ ꯌꯥꯍꯧꯗꯨ ꯉꯟꯅ ꯍꯧꯒꯠꯂꯒ ꯀꯔꯤꯅꯣ ꯇꯧꯁꯤꯟꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯇꯧꯁꯤꯜꯂꯨꯅꯦ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯔꯒ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯑꯃ ꯌꯥꯏ ꯅꯁꯥꯗꯣ ꯂꯣꯏꯅ ꯁꯣꯟꯖꯜꯂꯅꯤ ꯅꯪꯕꯣ ꯆꯠꯇ꯭ꯔꯁꯨ ꯍꯛꯆꯥꯡꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯏꯀꯧꯕꯣꯛꯅ ꯅꯨꯡꯇꯤꯒꯤ ꯆꯠꯄꯤꯔꯤꯕꯗꯨꯕꯨ ꯍꯛꯆꯥꯡ ꯏꯀꯟ ꯀꯟꯈꯠꯄꯕꯨ ꯎꯗꯦꯗ ꯐꯃꯨꯡꯗ ꯐꯩꯖꯨꯞ ꯁꯨꯞꯄꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯗꯦ ꯍꯥꯏꯗꯤ ꯏꯪꯕꯁꯤꯗ ꯁꯤꯡꯖꯤꯜꯂꯒ ꯁꯤꯅꯕ ꯊꯕꯛ ꯑꯣꯏꯔꯔꯣꯏ ꯃꯁꯤꯗ ꯋꯥ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯤꯅ ꯀꯗꯥꯏꯗꯒꯤ ꯒꯙꯥ ꯑꯃ ꯄꯨꯁꯤꯜꯂꯒ ꯍꯦꯛ ꯂꯥꯛꯏ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯣꯂꯝꯃꯨꯗꯨ ꯃꯀꯨꯕꯣꯛꯅ ꯍꯥꯏꯔꯝꯂꯤ ꯋꯥꯗꯨ ꯀꯔꯤꯅꯣ ꯋꯥꯈꯜ ꯑꯃ ꯇꯥꯖꯍꯧꯗꯦ ꯀꯔꯤꯅꯣ ꯒꯙꯥ ꯑꯃ ꯄꯨꯁꯤꯜꯂꯦ ꯍꯥꯏꯁꯤꯗ ꯅꯣꯏꯒꯤ ꯅꯨꯄꯤꯁꯤꯕꯨ ꯒꯙꯥꯒ ꯇꯨꯃꯤꯟ ꯂꯣꯏꯔꯕ ꯖꯥꯠꯂ ꯑꯁ ꯃꯣꯏ ꯏꯃꯨꯡꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯈꯪꯖꯕ ꯅꯠꯇꯦꯗ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤꯡꯁꯦ ꯗꯞ ꯗꯞ ꯈꯥꯏꯊꯈꯤꯒꯦ ꯏꯌꯥ ꯍꯩ ꯁꯤꯡ ꯃꯌꯥꯝꯗꯨ ꯈꯥꯏꯕ ꯂꯣꯏꯔꯒ ꯃꯁꯥ ꯁꯦꯡꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯃꯅꯦꯝꯈꯦꯛ ꯃꯥꯌꯣꯛꯅꯩ ꯇꯣꯂꯝꯃꯣ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯗ ꯆꯠꯂꯨꯁꯣ ꯍꯣꯔꯦꯟꯅꯦ ꯏꯄꯥꯝꯗ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯕꯅꯤ ꯄꯣꯠꯆꯩ ꯑꯃꯠꯇ ꯄꯨꯗ꯭ꯔꯕꯗꯤ ꯐꯖꯗ꯭ꯔꯦ ꯍꯩ ꯔꯥ ꯑꯆꯥ ꯈꯔ ꯂꯩꯔꯛꯎ ꯀꯔꯤ ꯀꯔꯤ ꯂꯩꯔꯣ ꯍꯥꯏꯅꯣ ꯈꯪꯗꯦꯅꯦ ꯅꯪꯅ ꯊꯣꯛꯄ ꯈꯔ ꯍꯦꯛꯇ ꯂꯩꯔꯛꯎ ꯁꯦꯜꯁꯦ ꯄꯥꯏꯁꯤꯟꯀꯣ ꯆꯠꯂꯨ ꯆꯠꯂꯨ ꯈꯔ ꯊꯨꯔꯣ ꯇꯣꯂꯝꯃꯨꯗꯨ ꯍꯣꯏ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯆꯤꯟꯗꯁꯨ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯊꯦꯡꯅꯗꯨꯅ ꯋꯥ ꯍꯪꯂꯛꯏ ꯍꯩ ꯅꯪꯕꯨ ꯍꯟꯗꯛ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯃꯌꯨꯝꯗ ꯆꯦꯜꯂꯛꯄꯗꯨ ꯅꯠꯇ꯭ꯔꯅꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯤ ꯆꯦꯜꯂꯛꯄ ꯈꯣꯠꯄ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ ꯆꯦꯜꯂꯛꯄ ꯅꯠꯇꯦ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯩꯕ ꯂꯥꯛꯄꯅꯤ ꯃꯥꯃꯕꯨ ꯊꯕꯛ ꯑꯝꯇ ꯂꯩꯕꯤꯗ꯭ꯔꯕꯣ ꯂꯝꯕꯤꯁꯤꯗ ꯊꯕꯛ ꯆꯠꯂꯤꯕ ꯑꯩꯕꯨ ꯑꯃꯨꯛ ꯐꯥꯔꯒ ꯋꯥ ꯍꯪꯕꯤꯔꯤꯁꯤꯕꯣ ꯑꯩꯁ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ ꯃꯁꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯀꯨꯏꯅ ꯂꯩꯔꯗꯤ ꯉꯥꯎꯔ ꯆꯠꯈꯤꯅꯤ ꯃꯁꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯜꯗꯨ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣ ꯁꯤꯕꯣ ꯁꯤꯡꯀꯣꯛꯊꯣꯡ ꯑꯃ ꯈꯥꯏꯔꯨꯕꯒꯤ ꯋꯥꯅ ꯋꯥꯕꯅꯤ ꯃꯁꯤ ꯑꯍꯜꯁꯤꯗ ꯑꯩ ꯇꯥꯏꯅꯝꯅꯤꯁꯤ ꯉꯁꯤ ꯇꯥꯏꯅꯅꯤꯕ ꯉꯁꯤ ꯆꯦꯟꯁꯤꯜꯂꯒ ꯐꯩꯀꯥꯎ ꯀꯥꯎꯁꯤꯜꯂꯨꯕꯨ ꯎꯞꯄ ꯇꯥꯅꯤ ꯃꯁꯤ ꯏꯅꯦꯝꯄꯣꯏ ꯏꯀꯨꯕꯣꯛꯅꯤꯅ ꯑꯩꯁꯦ ꯎꯔꯤꯉꯩ ꯄꯥꯈꯣꯟ ꯁꯤꯗꯧꯒꯤ ꯑꯗꯨꯝ ꯉꯥꯏꯔ ꯂꯩꯔꯝꯅꯤ ꯁꯦꯛꯂꯥ ꯃꯃꯤ ꯏꯅꯦꯝꯄꯣꯛꯇꯨꯅ ꯊꯦꯡꯉꯦꯅ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤ ꯑꯩꯗꯅꯦ ꯈꯔ ꯊꯨꯅ ꯆꯠꯂꯒꯦ ꯇꯣꯂꯝꯃꯨ ꯀꯩꯊꯦꯜꯂꯣꯝꯗ ꯆꯦꯟꯕꯩ ꯆꯠꯄꯩ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯃꯦꯝꯃ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯃꯥꯁꯨ ꯆꯪꯂꯛꯂꯒ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯊꯕꯛ ꯁꯨꯋꯁꯨ ꯌꯥꯗꯦ ꯇꯜꯂꯤ ꯋꯥꯏꯅ ꯍꯦꯛꯇ ꯇꯣꯛꯏ ꯅꯠꯇꯦ ꯅꯣꯏꯅ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯟꯗꯣꯏꯁꯤꯕꯨ ꯀꯔꯝꯍꯥꯏꯅꯅꯣ ꯑꯩꯗꯤꯅꯦ ꯈꯟꯖꯜꯂꯨꯕꯗ ꯋꯥꯈꯜꯕꯨ ꯊꯣꯛꯇ꯭ꯔꯦꯅꯦꯍꯦ ꯁꯤꯗꯁꯨ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯅꯨꯄꯥ ꯄꯨꯁꯤꯜꯂꯛꯂꯒ ꯂꯩꯕꯁꯦ ꯐꯖꯕ ꯅꯠꯇꯦ ꯃꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯀꯔꯤꯅꯦꯅ ꯈꯜꯂꯝꯒꯅꯤ ꯑꯁ ꯀꯔꯤꯕꯨ ꯈꯟꯗꯧꯔꯤꯒꯦ ꯏꯅꯦꯝ ꯏꯀꯨꯒꯤ ꯁꯛꯇꯥꯁꯤꯡꯗꯨꯒꯅꯦ ꯍꯩꯅꯗꯤ ꯌꯥꯝꯅ ꯌꯨꯝꯗ ꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯒ ꯄꯨꯟꯅ ꯂꯥꯛꯏꯁꯦ ꯌꯨꯝꯗꯨ ꯂꯩꯔꯒ ꯀꯩꯁꯨ ꯆꯥꯎꯈꯠꯄ ꯉꯝꯂꯔꯣꯏ ꯈꯪꯕꯒꯤꯅꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯏꯃꯨꯡꯗ ꯊꯕꯛ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯋꯤ ꯑꯗꯣ ꯑꯩꯗꯤ ꯉꯝꯃꯣꯏꯕ ꯊꯕꯛ ꯁꯨꯕ ꯅꯠꯇꯤꯌꯦ ꯑꯩꯅ ꯃꯣꯏꯗ ꯆꯠꯂꯤꯗꯣ ꯍꯦ ꯆꯠꯅꯕ ꯌꯥꯕ ꯋꯥꯁꯨ ꯈꯔ ꯉꯥꯡꯉꯨꯀꯣ ꯌꯦꯡꯉꯨ ꯃꯁꯤꯗ ꯂꯥꯜꯂꯤꯁꯦ ꯅꯣꯏꯅꯅꯤ ꯑꯩꯈꯣꯏꯅꯗꯤ ꯏꯆꯥꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯏꯆꯪ ꯆꯪꯅꯤ ꯃꯤꯅꯗꯤ ꯀꯔꯤꯅꯦ ꯍꯥꯏꯔꯝꯒꯅꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗꯅꯦ ꯏꯀꯥꯏꯀꯣ ꯑꯊꯨꯕꯗ ꯅꯇꯩꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯈꯤꯅꯕ ꯇꯧ ꯃꯃꯥꯗꯨ ꯋꯥ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯅꯕ ꯃꯇꯝꯅꯤ ꯃꯦꯝꯃꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯄꯥꯝꯗ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯦ ꯇꯣꯂꯝꯃꯨꯒ ꯃꯈꯣꯏ ꯑꯅꯤꯈꯛ ꯌꯨꯝꯗꯨ ꯂꯩꯍꯧꯔꯤ ꯅꯨꯄꯥ ꯁꯤꯗ ꯂꯩꯔꯤꯁꯦ ꯐꯅꯗꯤ ꯀꯨꯏꯁꯤꯜꯂꯛꯏ ꯑꯗꯨ ꯅꯪꯁꯨ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯊꯕꯛꯈꯔ ꯇꯧꯁꯤꯟꯁꯤ ꯀꯩꯗꯧꯔꯒꯦ ꯀꯔꯤꯅꯣꯅꯦ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩꯒ ꯆꯥꯟꯅꯕ ꯊꯕꯛꯄꯨ ꯂꯩꯔꯝꯒꯗ꯭ꯔꯅꯦ ꯀꯩꯅꯣ ꯊꯕꯛꯄꯨ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕꯅ ꯑꯃꯨꯛ ꯊꯤ ꯂꯩꯈꯤꯗ꯭ꯔꯣ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯨ ꯂꯩꯔꯤꯕꯅꯤ ꯑꯁꯤꯗ ꯅꯨꯄꯥ ꯅꯪꯅ ꯇꯟꯗ꯭ꯔꯗꯤ ꯑꯗꯨꯝ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄ ꯆꯠꯄ ꯑꯃ ꯌꯥꯏ ꯑꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯖꯤꯟꯗꯅ ꯄꯨꯊꯣꯛꯄꯁꯨ ꯌꯥꯏ ꯑꯁ ꯑꯩ ꯑꯗꯨ ꯀꯌꯥ ꯍꯩꯅꯔꯣꯏꯗ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄꯗꯣ ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯊꯥꯛꯂꯛꯇ꯭ꯔꯤ ꯃꯆꯤꯟꯖꯥꯛ ꯊꯥꯛꯂꯤꯅꯦꯅ ꯈꯨꯠꯁꯦ ꯇꯤꯡꯊꯣꯛꯄꯗ ꯉꯥꯅ ꯆꯤꯛꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯗꯨꯁꯨ ꯑꯩꯅ ꯊꯥꯅꯤꯡꯂꯦ ꯍꯥꯏꯗꯅ ꯊꯥꯖꯤꯜꯂꯒ ꯊꯝꯕꯗꯤ ꯌꯥꯔꯣꯏ ꯏꯁꯤꯡ ꯆꯥꯏꯔꯛꯀꯅꯤ ꯃꯈꯣꯡ ꯁꯣꯝꯃꯛꯀꯅꯤ ꯏꯁꯤꯡ ꯆꯥꯏꯔꯤꯉꯩ ꯈꯨꯠꯇꯒꯤ ꯄꯦꯔꯦꯗꯣ ꯅꯥꯟꯊꯔꯒ ꯃꯅꯥ ꯃꯁꯤꯡꯗꯨ ꯂꯣꯏꯅ ꯅꯟꯈꯥꯏꯔꯒ ꯇꯦꯛꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨꯅ ꯑꯩ ꯉꯝꯃꯣꯏ ꯑꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯒꯦ ꯈꯜꯂꯤꯕ꯭ꯔꯣ ꯍꯌꯦꯡ ꯏꯆꯥ ꯌꯧꯔꯛꯂꯕ ꯀꯥꯟꯗ ꯀꯔꯤ ꯊꯕꯛ ꯁꯨꯔꯒ ꯀꯔꯤ ꯇꯧꯔꯒ ꯆꯥꯗꯧꯔꯤꯒꯦ
ꯅꯪꯅ ꯐꯝꯆꯥ ꯆꯥꯔꯒ ꯁꯨꯝ ꯂꯩꯔꯗꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯁꯣꯏꯗꯅ ꯉꯥꯡꯉꯛꯀꯅꯤ ꯉꯁꯥꯏꯗꯁꯨ ꯏꯃꯥꯅꯅꯦ ꯌꯨꯝꯗ ꯆꯠꯈꯤꯅꯕꯅ ꯋꯥ ꯍꯥꯏꯔꯛꯄꯗ ꯉꯥꯏꯔꯦ ꯑꯁ ꯑꯩꯗꯤꯅꯦ ꯇꯧꯐꯝꯒ ꯈꯪꯗꯦꯗ ꯅꯨꯄꯤ ꯏꯁꯧ ꯂꯥꯡꯒꯅꯨꯁꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯍꯩꯕ꯭ꯔꯥ ꯌꯦꯡꯂꯒꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯕꯣꯕꯣꯛꯁꯦ ꯑꯩꯒ ꯀꯌꯥ ꯃꯩ ꯆꯥꯟꯅꯗꯦꯀꯣ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏ ꯃꯊꯪꯗꯤ ꯍꯥꯏꯔꯛꯇꯅꯕ ꯅꯪꯅ ꯈꯔ ꯋꯥꯔꯤ ꯁꯥꯎ ꯅꯪꯗ ꯊꯕꯛ ꯇꯧꯋꯣ ꯀꯩꯁꯨ ꯉꯥꯡꯉꯛꯑꯣꯏ ꯌꯨꯝꯁꯦ ꯃꯤꯔꯣꯜ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯄꯥꯕꯗ ꯉꯥꯡꯂꯤꯕꯗꯣ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯉꯥꯡꯂꯤꯅꯤ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯅꯪ ꯑꯩꯒꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯊꯕꯛꯁꯤꯡꯁꯦ ꯍꯩꯁꯤꯡꯅ ꯇꯧꯕ ꯑꯃ ꯆꯪꯗ꯭ꯔꯣ ꯃꯁꯤ ꯑꯄꯪꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯗꯤ ꯂꯣꯏ ꯆꯨꯝꯃꯝꯃꯅꯤ ꯑꯩꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯤꯀꯣ ꯍꯌꯦꯡꯗꯒꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏ ꯇꯧꯈꯥꯏ ꯌꯦꯡꯉꯣ ꯏꯀꯨꯕꯣꯛꯀꯁꯦ ꯃꯃꯤꯠ ꯊꯨꯞꯍꯟꯒꯦ ꯍꯣ ꯑꯗꯨꯅꯤꯗꯅ ꯑꯗꯨ ꯑꯣꯏꯗꯤ ꯉꯥ ꯃꯆꯤꯟꯖꯥꯛ ꯈꯔ ꯂꯩꯕꯤꯔꯨꯁꯨ ꯍꯌꯦꯡ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯆꯠꯅꯕ ꯑꯩ ꯁꯦꯜ ꯄꯤꯔꯛꯂꯒꯦ ꯑꯗꯨꯒ ꯂꯩꯕꯤꯌꯨꯔꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯍꯦꯛꯇ ꯂꯩꯔꯨꯔꯒꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯦꯜ ꯈꯔ ꯄꯤꯔꯛꯂꯤꯕꯗꯨ ꯄꯥꯏꯔꯒ ꯀꯩꯊꯦꯜꯂꯣꯝꯗ ꯂꯥꯛꯏ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯏꯉꯥꯎ ꯉꯥꯎꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯇꯣꯂꯃꯨꯅ ꯀꯔꯤꯅꯣ ꯉꯥ ꯃꯆꯤꯟꯖꯥꯛꯁꯤꯅ ꯀꯔꯝꯕ ꯃꯐꯝ ꯂꯣꯝꯗꯅ ꯌꯣꯜꯂꯤꯁꯤꯕꯣ ꯑꯩꯗꯤ ꯅꯍꯥꯟꯈꯩꯁꯨ ꯂꯩꯗꯕꯅꯤꯅ ꯈꯪꯗꯦꯅꯦ ꯏꯔꯥ ꯅꯨꯄꯥꯅꯕꯨ ꯁ꯭ꯋꯥꯏꯗ ꯃꯤ ꯑꯃꯗ ꯍꯦꯛ ꯇꯥꯡꯂꯒ ꯂꯣꯏꯔꯦ ꯑꯁꯤꯒꯤ ꯍꯅꯨꯄꯤꯁꯤꯗ ꯍꯦꯛ ꯇꯥꯡꯂꯒꯦ ꯏꯕꯣ ꯀꯩꯅꯣꯝ ꯇꯥꯡꯖꯒꯦ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯉꯥ ꯃꯆꯤꯟꯖꯥꯛ ꯌꯣꯟꯐꯝꯁꯤꯕꯨ ꯀꯗꯣꯝꯗꯅꯣ ꯄꯣꯠꯐꯝꯁꯦ ꯌꯥꯝꯃꯟꯈꯤꯗꯅ ꯏꯉꯥꯎ ꯉꯥꯎꯔꯦ ꯅꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯀꯩꯊꯦꯜ ꯊꯣꯔꯛꯄ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯉꯥꯎꯔꯤꯗꯣ ꯇꯨ ꯑꯁꯣꯝ ꯃꯈꯥ ꯊꯪꯕꯔꯣꯝꯗꯅꯦ ꯆꯨꯝꯅ ꯆꯠꯂꯨ ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯔꯝꯂꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯍꯅꯨꯕꯤꯅꯤ ꯀꯥꯏꯅ ꯃꯁꯛꯁꯤꯒ ꯃꯤꯅ ꯈꯪꯗꯅ ꯍꯪꯕꯁꯤꯕꯣ ꯑꯩꯕꯨ ꯀꯩꯊꯦꯜ ꯑꯝꯇ ꯇꯧꯔꯛꯇ꯭ꯔꯤꯕ ꯑꯣꯏꯔꯝꯅꯤ ꯀꯥꯏ ꯍꯣꯏ ꯉꯁꯤꯒ ꯊꯥꯔꯒ ꯑꯅꯤꯔꯛꯄꯨꯗꯤ ꯁꯨꯔꯦ ꯑꯍꯥꯟꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯁꯨ ꯇꯣꯂꯃꯨ ꯃꯥꯅ ꯂꯩꯒꯗꯧ ꯄꯣꯠꯇꯨ ꯂꯩꯔꯒ ꯂꯝꯕꯤꯗ ꯂꯥꯛꯏ ꯇꯣꯂꯃꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃꯒ ꯍꯦꯛ ꯊꯦꯡꯅꯩ ꯇꯣꯂꯃꯨ ꯅꯠꯇ꯭ꯔꯅꯦ ꯇꯣꯂꯃꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯏꯌꯥꯝꯕ ꯀꯩꯊꯦꯜ ꯆꯠꯂꯨꯔꯤꯅꯤ ꯏꯌꯥꯝꯕꯗꯤ ꯀꯗꯥꯏ ꯆꯠꯄꯤꯔꯨꯏꯅꯣ ꯑꯩꯁꯨ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯈꯔ ꯂꯩꯕ ꯂꯥꯛꯂꯤꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯈꯤꯕꯗꯒꯤ ꯅꯆꯥꯒꯁꯦ ꯅꯣꯏꯒ ꯂꯥꯎꯔꯗꯅ ꯍꯥꯏ ꯌꯦꯡ ꯅꯨꯡꯉꯥꯏꯔꯝꯃꯦꯀꯣ ꯑꯍꯥꯎ ꯑꯍꯥꯎꯕ ꯌꯥꯝ ꯄꯤꯖꯔ ꯃꯥꯜꯂꯦꯗ ꯍꯣꯏ ꯈꯔ ꯑꯗꯨꯝ ꯄꯤꯖꯩ ꯍꯥꯏꯇꯥꯔꯦ ꯂꯨꯅꯗꯤ ꯇꯧꯕꯤꯕ꯭ꯔꯣ ꯅꯣꯏ ꯅꯨꯄꯤꯅ ꯅꯅꯦꯝ ꯅꯀꯨꯒꯗꯤ ꯈꯟꯅꯕ ꯍꯧꯔꯛꯇ꯭ꯔꯣ ꯑꯁ ꯍꯧꯔꯛꯇꯦꯗ ꯑꯩꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯈ꯭ꯔꯖꯥꯠꯅꯤ ꯀꯅꯥꯒꯤ ꯏꯁꯤꯡ ꯈꯥꯏꯌꯨ ꯍꯥꯏꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯏꯁꯤꯡ ꯁꯣꯛꯄ ꯋꯥꯏ ꯇꯩꯕ ꯐꯤ ꯐꯥꯎ ꯑꯩꯅ ꯁꯨꯕ ꯌꯥꯎꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅꯅꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯑꯩꯉꯣꯟꯗ ꯊꯕꯛ ꯃꯌꯥꯝ ꯍꯥꯏꯔꯛꯏꯁꯦ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯔꯤꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩ ꯅꯨꯡꯁꯤꯕꯩꯅꯦꯅ ꯈꯪꯉꯕ ꯑꯩꯁ ꯇꯣꯂꯃꯨ ꯅꯪꯒꯤꯁꯤꯗꯤ ꯀꯩꯅꯣꯝꯃ ꯏꯌꯥꯎ ꯌꯥꯎꯔꯤꯅꯦ ꯃꯤꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯕꯁꯦ ꯊꯕꯛꯀ ꯀꯩꯁꯨ ꯁꯨꯅꯗꯦ ꯍꯥꯏꯗ ꯃꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯆꯥꯎꯁꯤꯜꯂꯒ ꯃꯥꯒꯤ ꯌꯨꯝ ꯀꯥ ꯁꯥꯔꯒ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯅꯪꯗꯤ ꯊꯕꯛ ꯁꯨꯍꯜꯂꯒ ꯊꯝꯕꯤꯔꯕ ꯅꯨꯡꯉꯥꯏꯇꯦꯗ ꯏꯅꯥꯎꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯂꯩꯁꯤ ꯑꯣꯟꯅꯔꯕꯣ ꯃꯤꯗꯤ ꯊꯕꯛ ꯑꯝꯇ ꯁꯨꯅꯗꯦꯕ ꯃꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯌꯨꯝꯗꯨꯗ ꯆꯥꯎꯅ ꯂꯩꯁꯤꯜꯂꯦꯕ ꯑꯗꯨꯅꯤ ꯑꯩꯁꯨ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦꯅ ꯈꯜꯂꯦꯕ ꯈꯪꯗꯦ ꯍꯣꯔꯦꯟꯗꯩꯗꯤ ꯑꯩꯁꯨ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏ ꯏꯌꯥꯝꯕ ꯏꯁꯤꯜꯂꯒꯦ ꯉꯥꯏꯈꯣꯅꯦ ꯃꯤꯅ ꯉꯥꯡꯁꯤ ꯇꯥꯗꯈꯩ ꯁꯥꯎꯔ ꯆꯠꯈ꯭ꯔꯦꯅꯦ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯗꯣ ꯀꯣꯜꯂꯒ ꯐꯖꯅ ꯂꯩꯒꯦ ꯍꯥꯏꯗꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯔꯤꯅꯤ ꯀꯥꯏꯅ ꯃꯃꯥꯏꯁꯦ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦꯃꯤ ꯄꯨꯔꯥ ꯃꯣꯔꯥꯅꯤꯀꯣ ꯁꯤ ꯇꯣꯂꯃꯨ ꯃꯌꯨꯝꯗ ꯐꯤꯡꯅ ꯂꯥꯛꯏ ꯉꯥ ꯃꯆꯤꯟꯖꯥꯛꯀꯗꯨ ꯃꯪꯒꯣꯜ ꯀꯥꯆꯤꯟ ꯑꯃꯗ ꯂꯪꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯩꯗ ꯐꯃꯨꯡ ꯀꯥꯈꯠꯂꯒ ꯇꯨꯝꯂꯒ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯣꯝꯗ ꯇꯣꯂꯃꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯃꯥ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯍꯪꯒꯥꯝ ꯂꯩꯔꯤꯁꯦ ꯎꯕꯤꯗ꯭ꯔꯣ ꯍꯪꯒꯥꯝ ꯊꯣꯡꯗꯧꯔꯤꯅꯤ ꯏꯁ ꯍꯪꯒꯥꯝ ꯊꯣꯡꯗꯣꯏꯕ ꯑꯩꯗꯤ ꯆꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯆꯥꯅꯤꯡꯗ꯭ꯔꯒ ꯍꯦꯛ ꯆꯥꯕꯤꯔꯨꯔꯅꯨ ꯀꯩ ꯀꯥꯟꯅꯗꯕꯗ ꯆꯦꯡꯒ ꯇꯥꯡꯕꯁꯤꯗ ꯅꯣꯡꯃ ꯆꯔꯥ ꯍꯦꯟꯅꯔꯒꯅꯦ ꯆꯥꯕꯅ ꯐꯔꯦ ꯉꯁꯤꯅ ꯄꯄꯥ ꯅꯪꯅ ꯆꯔꯥ ꯍꯦꯜꯂꯣ ꯍꯌꯦꯡꯅ ꯑꯩ ꯍꯦꯜꯂꯒꯦ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯆꯔꯥ ꯍꯦꯟꯕ ꯉꯝꯂꯣꯏꯗ ꯀꯥꯏꯗꯩꯅꯣ ꯆꯥꯛ ꯌꯥꯎꯗꯅ ꯀꯃꯥꯏ ꯇꯨꯝꯗꯧꯔꯤꯒꯦ ꯆꯥꯗ꯭ꯔꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ ꯑꯩꯕꯨ ꯈꯔ ꯊꯨꯅ ꯁꯤꯅꯕ ꯁꯤꯜꯂꯤꯕ꯭ꯔꯣ ꯅꯪꯒꯤꯁꯤꯕꯣ ꯁꯤꯅꯤꯡꯗ꯭ꯔꯗꯤꯅꯦ ꯑꯊꯣꯡ ꯑꯊꯣꯡꯕ ꯄꯪꯆꯥꯗ ꯃꯆꯥꯎ ꯍꯣꯏꯅꯦ ꯆꯥꯕꯕꯨꯗꯤ ꯆꯥꯅꯤꯅꯦ ꯑꯩꯅꯕꯨ ꯆꯔꯥ ꯍꯦꯜꯂꯦꯕ ꯑꯍꯥꯎꯕ ꯏꯟꯁꯥꯡꯗꯣ ꯆꯥꯗ꯭ꯔꯕꯁꯨ ꯁꯨꯝ ꯅꯤꯡꯁꯤꯡꯂꯒ ꯇꯤꯟ ꯌꯣꯠꯄꯗꯤ ꯌꯥꯏꯗꯅ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯁꯥꯎꯒꯟꯈꯤꯕꯁꯤꯅꯕ ꯍꯥꯏꯒꯨꯝꯗꯅ ꯃꯄꯥ ꯉꯥ ꯊꯣꯡꯕꯒꯗꯣ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦꯅꯦꯀꯣ ꯅꯤꯡꯊꯝꯊꯥꯁꯤꯗ ꯉꯥꯔꯦꯜꯒ ꯆꯥꯕꯗꯣ ꯇꯤꯟꯕꯨ ꯇꯥꯔꯛꯀꯦ ꯇꯧꯏꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯣ ꯉꯥꯐꯥꯛ ꯊꯥꯛꯂꯒ ꯃꯣꯔꯣꯛ ꯁꯥꯇꯛꯅ ꯀꯥꯡꯁꯣꯏꯒ ꯊꯣꯡꯕꯗꯨꯁꯨ ꯍꯥꯎꯕꯅꯤꯅꯦ ꯉꯥꯔꯦꯜꯗꯨꯅ ꯄꯨꯈꯝ ꯑꯁꯤꯗ ꯈꯔ ꯍꯥꯞꯂꯒ
ꯀꯥꯡꯁꯣꯏ ꯑꯍꯥꯎꯕ ꯃꯍꯤꯗꯨꯃꯒ ꯇꯣꯠꯂꯒ ꯃꯁꯤꯗꯩꯁꯤꯗ ꯆꯥꯛꯈꯣꯝꯁꯦ ꯆꯥꯎꯅ ꯍꯨꯛꯆ ꯂꯦꯔꯒ ꯆꯥꯔꯗꯤ ꯃꯗꯣꯛ ꯅꯥꯎꯈ꯭ꯔꯅꯤꯗꯀꯣ ꯃꯄꯥ ꯌꯥꯝ ꯅꯤꯡꯁꯤꯡꯂꯛꯂꯅꯨ ꯑꯍꯥꯎꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯂꯒ ꯆꯥꯕ ꯐꯪꯗꯕꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯥ ꯅꯨꯄꯥꯅꯤꯅ ꯅꯣꯡꯃꯇ ꯌꯨꯝꯁꯦ ꯅꯤꯡꯁꯤꯡꯗꯕ ꯆꯥꯂ ꯈꯪꯗꯦꯅꯦ ꯅꯨꯄꯤ ꯃꯄꯥꯝꯗꯨꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯗꯅ ꯂꯩꯔꯝꯂꯅꯦꯕ ꯏꯕꯥꯏꯅꯤꯁꯨ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯅꯕ ꯆꯠꯊꯣꯛꯑꯗ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯉꯥꯛꯇ ꯏꯁꯤꯡꯗꯨ ꯑꯗꯨꯝ ꯈꯔ ꯁꯦꯝꯖꯤꯜꯂꯛꯎ ꯂꯣꯏꯅ ꯆꯠꯊꯣꯛꯑꯦ ꯃꯩ ꯇꯤꯛꯅꯤꯗ ꯈꯪꯉꯤ ꯏꯁꯤꯡ ꯏꯟꯖꯅꯤꯗꯤ ꯈꯪꯗꯦꯅꯦ ꯃꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ ꯁꯣꯝꯗ ꯇꯣꯜꯂꯝꯃꯨ ꯃꯦꯝꯃꯅ ꯆꯥꯛ ꯆꯥꯔꯁꯤ ꯀꯧꯔꯛꯂꯕꯗ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯁꯦ ꯆꯥꯛꯁꯤꯗ ꯂꯩꯔꯤ ꯁꯣꯝꯗ ꯐꯝꯂꯒ ꯍꯦꯛꯇ ꯆꯥꯕꯤꯔꯣ ꯇꯣꯜꯂꯝꯃꯨꯅ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤꯁꯤꯗ ꯉꯥ ꯊꯣꯡꯕ ꯀꯩꯅꯣ ꯑꯩꯒꯤ ꯉꯥ ꯁꯔꯨꯛꯇꯤ ꯃꯀꯣꯛꯅ ꯅꯝꯕ ꯍꯥꯞꯄꯤꯁꯤꯕꯣ ꯅꯨꯄꯤ ꯅꯪꯒꯤ ꯏꯟꯁꯥꯡ ꯍꯥꯞꯄ꯭ꯔꯣ ꯑꯩ ꯉꯥ ꯃꯀꯣꯛ ꯆꯥꯗꯦꯁꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯩꯃꯥ ꯉꯥ ꯃꯇꯣꯡꯗꯣ ꯑꯩꯈꯣꯏꯒꯤꯗ ꯂꯣꯏꯅ ꯍꯥꯞꯅꯈꯤꯕꯗꯨꯗ ꯃꯀꯣꯛꯇꯣ ꯂꯦꯝꯃꯦꯅ ꯅꯪꯉꯣꯟꯗ ꯍꯥꯞꯈꯤꯕꯅꯤ ꯑꯗꯨꯝ ꯆꯥꯔꯣ ꯀꯩꯗꯧꯔꯒꯦ ꯃꯀꯣꯛꯇꯨꯁꯨ ꯉꯥꯅꯤ ꯀꯩꯅꯣ ꯄꯥꯕ ꯍꯩꯃꯥꯡꯁꯤꯗ ꯑꯃꯨꯛ ꯉꯥꯡꯗꯅ ꯂꯩ ꯅꯨꯄꯤ ꯅꯪ ꯆꯥꯕ ꯍꯧꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯀꯗꯥꯏ ꯅꯪꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛꯇꯣ ꯄꯤꯔꯛꯑꯣ ꯃꯀꯣꯛ ꯌꯥꯎꯕꯁꯦ ꯅꯪ ꯆꯥꯎꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯁꯔꯨꯛꯇꯨ ꯄꯥꯏꯈꯠꯂꯒ ꯃꯦꯝꯃꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛꯇꯨ ꯄꯥꯏꯈꯠꯂꯒ ꯆꯥꯛꯂꯨꯛ ꯃꯅꯥꯛꯇꯨꯗ ꯐꯝꯊꯔꯒ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯀꯅꯥ ꯉꯝꯖꯕꯅꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯩꯅ ꯑꯩ ꯂꯣꯏ ꯇꯧꯔꯒ ꯉꯥ ꯃꯀꯣꯛ ꯉꯥꯛꯇ ꯆꯥꯎ ꯀꯥꯏꯅ ꯏꯕꯦꯝꯃ ꯅꯪꯁꯨ ꯃꯤꯒꯤ ꯏꯟꯁꯥꯡꯗ ꯃꯀꯣꯛ ꯉꯥꯛꯇ ꯍꯥꯞꯂꯨꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯀꯣꯛ ꯉꯥꯛꯇ ꯍꯥꯞꯂꯕꯗꯤ ꯃꯤꯁꯨ ꯃꯁꯥꯅ ꯁꯥꯎꯔꯛꯄ ꯇꯥꯕꯅꯤꯅꯦ ꯏꯃꯥ ꯅꯍꯥꯟꯈꯩꯗꯤ ꯃꯀꯣꯛ ꯉꯥꯛꯇ ꯍꯥꯞꯂꯁꯨ ꯑꯗꯨꯝ ꯆꯥꯕꯅꯤ ꯑꯗꯨꯅ ꯉꯁꯤꯁꯨ ꯍꯥꯞꯄꯅꯤ ꯉꯥ ꯑꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯀꯣꯛ ꯉꯥꯛꯇ ꯍꯥꯞꯂꯒ ꯄꯤꯖꯔꯗꯤ ꯃꯤꯁꯨ ꯁꯥꯎꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯆꯥꯎ ꯃꯀꯣꯛꯈꯩꯗꯣ ꯅꯪ ꯑꯣꯏꯅ ꯀꯔꯝꯕ ꯏꯆꯥꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯕꯣ ꯑꯣꯟꯅꯈꯤꯕ꯭ꯔꯁꯨ ꯈꯪꯗꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯌꯣꯡ ꯆꯥꯗꯕꯁꯤꯕꯣ ꯃꯃꯥ ꯌꯥꯔꯦ ꯆꯥꯛꯁꯤ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯆꯥꯁꯤ ꯀꯣ ꯌꯥꯝꯅ ꯉꯥꯡꯅꯔꯛꯂꯅꯨ ꯃꯦꯝ ꯑꯗꯨ ꯃꯕꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯟꯖꯩ ꯑꯁ ꯑꯩꯅꯗꯤ ꯉꯥ ꯃꯇꯣꯡ ꯑꯌꯥꯝꯕ ꯂꯣꯏꯅ ꯑꯩꯅ ꯂꯣꯏ ꯆꯥꯗꯧꯔꯦꯅ ꯑꯩꯒꯤ ꯁꯔꯨꯛꯇ ꯍꯥꯞꯄꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯂꯣꯏ ꯆꯥꯈ꯭ꯔꯤꯕ ꯑꯩꯕꯨ ꯃꯀꯣꯛꯁꯤꯡꯁꯤ ꯉꯥꯛꯇ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯔꯤ ꯇꯧꯕꯖꯥꯠꯅꯣ ꯈꯪꯗꯦ ꯅꯍꯥꯟꯈꯩꯗꯤ ꯋꯥ ꯀꯩꯁꯨ ꯉꯥꯡꯗꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯋꯥꯒꯁꯦ ꯌꯥꯝ ꯉꯥꯡꯉꯦ ꯍꯥꯏꯕꯅꯤꯗ ꯈꯪꯅꯤꯅ ꯃꯃꯤꯠꯇꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛꯇꯨꯗ ꯍꯥꯏꯐꯦꯠꯁꯨ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯄꯣꯊꯥꯅꯕ ꯆꯪꯈ꯭ꯔꯦ ꯅꯨꯄꯥ ꯊꯕꯛꯁꯤꯡꯁꯦ ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯃꯇꯝꯁꯤ ꯊꯦꯡꯖꯤꯟꯈꯤꯅꯤ ꯆꯥꯛ ꯇꯣꯛꯄꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯂꯣꯏꯁꯤꯟꯗꯣꯏꯕ ꯑꯗꯨꯒ ꯅꯪꯅ ꯀꯩꯗꯧꯔ ꯂꯩꯗꯣꯏꯕ ꯀꯩꯅꯣ ꯅꯍꯥꯟꯈꯩꯁꯨ ꯅꯪꯅ ꯑꯗꯨꯝ ꯇꯧꯔꯤꯗꯨꯗꯤ ꯑꯩꯗꯤ ꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯇꯨꯝꯂꯨꯔꯅꯤ ꯏꯪꯉꯤ ꯌꯥꯝꯅ ꯅꯍꯥꯟꯈꯩ ꯇꯧꯔꯁꯨ ꯉꯁꯤꯗꯤ ꯇꯧꯔꯣꯏ ꯅꯠꯇꯦ ꯑꯩꯅ ꯅꯣꯏꯗ ꯂꯩꯔꯤꯁꯤ ꯅꯣꯏ ꯌꯨꯝꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯕ꯭ꯔꯣ ꯅꯍꯥꯟꯀꯤ ꯋꯥꯁꯦ ꯉꯥꯡꯅꯤꯡꯂꯁꯨ ꯐꯥꯖꯤꯜꯂꯒ ꯊꯝꯕꯅꯤꯀꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯍꯥꯏꯔꯤꯉꯩ ꯍꯣꯏ ꯍꯣꯏꯅ ꯂꯣꯏ ꯇꯧꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯕꯁꯤꯡꯁꯨ ꯅꯪꯅ ꯂꯣꯏ ꯇꯧꯔꯣ ꯁꯤ ꯀꯣꯟꯒꯁꯦ ꯁꯠ ꯐꯦꯡꯗꯣꯛꯂꯒꯅꯦ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯃꯣ ꯑꯗꯨꯒ ꯇꯨꯝ ꯌꯥꯏꯗꯅꯀꯣ ꯑꯩ ꯆꯪꯉꯝꯃꯒꯦ ꯇꯣꯂꯝꯃꯨꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯗꯨ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯝꯂꯒ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯐꯝꯂꯒ ꯈꯤꯒꯁꯨ ꯅꯣꯛꯂꯤ ꯉꯁꯥꯏ ꯏꯌꯥꯝꯕꯅ ꯍꯥꯏꯔꯝꯕꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏ ꯂꯩꯔꯦꯗꯅ ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯋꯥ ꯉꯥꯡꯂꯝꯂꯕꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯂꯩꯔꯗꯧꯅꯦꯕ ꯑꯩ ꯁꯤꯅꯕ ꯃꯤꯅ ꯍꯥꯏꯔꯤꯈꯩ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯆꯠꯈꯤꯕꯒꯤ ꯍꯩꯅꯕꯤꯗꯣ ꯇꯧꯕꯒꯤꯅꯦꯕ ꯁꯤ ꯁꯣꯏꯔꯤꯁꯦ ꯀꯥꯟꯗꯦ ꯊꯕꯛꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯉꯟꯅ ꯇꯨꯝꯊꯣꯛꯂꯒꯦ ꯁꯣꯝꯗ ꯃꯦꯝꯃ ꯏꯁꯧ ꯂꯥꯡꯗꯅ ꯀꯣꯟꯗꯨ ꯐꯦꯡꯕ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯕ ꯆꯪꯂꯛꯏ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤꯅꯦ ꯑꯩꯕꯨ ꯏꯪꯈ꯭ꯔ ꯃꯔꯛꯁꯤꯗ ꯀꯣꯟꯒ ꯐꯦꯡꯍꯟꯗꯅ ꯃꯁꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯃꯤꯅꯦ ꯃꯁꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯏꯁꯤꯕꯨ ꯁꯤꯡꯒꯠꯂꯛꯂꯤꯕ ꯖꯥꯠꯂꯥ ꯑꯩꯅ ꯄꯪꯉꯤ ꯍꯥꯏꯔꯤꯒ ꯌꯥꯅꯤꯅ ꯈꯜꯂꯨꯏꯁꯤꯒ ꯑꯃꯨꯛ ꯁꯤꯡꯂꯒ ꯂꯩꯔꯝꯂꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯣꯂꯝꯃꯨꯗ ꯍꯤꯞꯂꯝꯕꯗꯒꯤ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯑꯣꯏꯃ ꯀꯔꯤꯅꯣ ꯅꯨꯄꯥ ꯐꯠ ꯍꯦꯛꯇ ꯑꯣꯟꯊꯣꯔꯛꯂꯤꯕꯗꯨꯄꯣ ꯅꯁꯛꯇꯨ ꯌꯣꯡ ꯃꯥꯜꯂꯦ ꯈꯔ ꯇꯞꯅꯁꯨ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯗꯤ ꯃꯁꯛꯁꯤꯒ ꯆꯠꯊꯣꯛꯑꯁꯦ ꯑꯩ ꯇꯨꯝꯒꯦ ꯀꯩꯅꯣ ꯉꯥꯎꯕ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯃꯤꯅ ꯌꯥꯍꯤꯞ ꯑꯣꯟꯖꯕꯁꯤꯁꯨ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯏꯅꯦ ꯃꯤꯅ ꯉꯝꯍꯟꯕ ꯌꯥꯗꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯉꯥꯡꯕꯗ ꯑꯩꯅ ꯈꯨꯝꯍꯧꯗ꯭ꯔꯗꯤ ꯑꯩꯁꯦ ꯊꯕꯛ ꯃꯌꯥꯝ ꯇꯧ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯁꯨ ꯍꯥꯏꯔꯛꯇꯣꯏꯅꯤ ꯍꯌꯦꯡ ꯅꯣꯡ ꯐꯥꯎ ꯉꯥꯟꯗ꯭ꯔꯤꯉꯩ ꯂꯥꯎꯔꯛꯇꯣꯏꯅꯦꯕ ꯍꯦꯛꯇ ꯃꯁꯤꯗꯤ ꯐꯩꯖꯨꯞꯁꯦ ꯍꯦꯛꯇ ꯆꯤꯡꯊꯣꯛꯀꯦ ꯀꯔꯤꯅꯣꯃꯤ ꯐꯩꯖꯨꯞꯁꯦ ꯍꯦꯛꯇ ꯆꯤꯡꯊꯣꯔꯛꯏꯁꯤꯕꯨ ꯑꯃꯨꯛ ꯍꯩꯃꯥ ꯄꯤꯔꯛꯑꯣ ꯅꯪ ꯅꯩꯕꯨ ꯌꯣꯡ ꯃꯥꯜꯂꯦ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯃꯤꯅ ꯌꯥꯍꯤꯞ ꯑꯣꯟꯕꯁꯤꯗ ꯅꯪꯅ ꯅꯊꯧ ꯂꯩꯇꯅ ꯈꯪꯖꯔꯒ ꯑꯩꯕꯨ ꯌꯣꯡ ꯀꯥꯏꯅ ꯁꯦꯛꯄꯤ ꯑꯔꯧꯕꯤ ꯃꯥꯟꯕꯤ ꯅꯁꯛꯇ ꯌꯦꯡꯅꯤꯡꯗꯦ ꯑꯁꯣꯝ ꯑꯣꯟꯊꯣ ꯑꯩ ꯇꯨꯝꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯝꯃꯨꯗꯨ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯁꯤꯕꯨ ꯂꯥꯏꯒ ꯑꯣꯛꯅꯔ ꯖꯥꯠꯂꯅꯦ ꯑꯣꯛꯅꯔꯝꯃꯣꯏ
ꯂꯥꯏ ꯑꯣꯛꯅꯕꯣꯏꯔꯗꯤ ꯉꯁꯥꯏꯅ ꯃꯌꯥꯁꯦ ꯀꯣꯡꯒꯣꯜꯕꯨ ꯀꯥꯈꯠꯄꯋꯣ ꯑꯃꯕꯨ ꯇꯧꯕꯋꯣ ꯇꯧꯔꯗꯧꯅꯦꯕ ꯋꯥꯈꯜꯒ ꯇꯥꯖꯕ ꯅꯠꯇꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯇꯨꯝꯊꯈ꯭ꯔꯤ ꯅꯣꯡꯉꯥꯜꯂꯛꯂꯤ ꯃꯤ ꯑꯃꯒꯤ ꯃꯄꯥꯗꯨ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯈ꯭ꯔꯤ ꯃꯃꯥꯁꯨ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯍꯧꯗꯣꯔꯛꯏ ꯍꯥꯏ ꯕꯦꯝꯃ ꯍꯧꯒꯠꯂꯣꯅꯦ ꯁꯨꯃꯥꯡ ꯋꯥꯏꯒꯁꯦ ꯇꯩꯗꯕ ꯀꯨꯏꯔꯝꯂꯅꯤ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛ ꯂꯥꯎꯅꯤ ꯅꯪꯕꯣ ꯕꯦꯝꯃ ꯇꯥꯔꯕ꯭ꯔꯥ ꯅꯪꯕꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯥꯡꯒꯣꯜꯗ ꯑꯃꯨꯛ ꯂꯥꯎ ꯂꯩꯔꯅꯤ ꯅꯨꯄꯥ ꯇꯥꯕ꯭ꯔꯥ ꯅꯪ ꯈꯔ ꯍꯧꯒꯠꯂꯨ ꯆꯠꯂꯣ ꯏꯃꯥꯁꯦ ꯀꯩꯅꯣꯝ ꯍꯥꯏꯔꯤꯌꯦ ꯇꯥꯕ꯭ꯔꯣ ꯅꯨꯄꯥꯁꯦ ꯀꯔꯤꯅꯣ ꯅꯪꯉꯣꯟꯗ ꯍꯧꯗꯣꯛꯂꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯆꯠꯂꯣ ꯍꯥꯏꯁꯤꯕꯣ ꯆꯠꯂꯣ ꯅꯃꯥ ꯐꯖꯕꯤꯁꯦ ꯃꯥꯡꯒꯣꯜꯗ ꯂꯥꯎ ꯂꯩꯔꯦ ꯑꯩ ꯉꯥꯛꯇ ꯇꯨꯝꯒꯦ ꯌꯦꯜꯂꯛꯇꯅꯕ ꯈꯔ ꯍꯥꯏꯌꯨ ꯆꯠꯂꯣ ꯑꯦ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯌꯥꯝ ꯆꯥꯎꯕꯤꯔꯦꯗ ꯌꯦꯜꯂꯛꯇꯅꯕ ꯈꯔ ꯍꯥꯏꯌꯨ ꯀꯥꯏꯅ ꯍꯥꯏ ꯍꯧꯒꯠꯂꯛ ꯊꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯏꯊꯟꯇ ꯇꯧꯕ ꯉꯝꯃꯣꯏ ꯋꯥꯏ ꯅꯨꯡꯒ ꯁꯤ ꯁꯦꯡꯕ ꯇꯧꯔ ꯂꯥꯛꯑꯣ ꯅꯨꯄꯤ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯅꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯦ ꯊꯕꯛ ꯁꯨꯅꯕ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯅꯪꯕꯣ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤꯀꯣ ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯣꯏ ꯑꯗꯨꯏ ꯁꯔꯨꯛ ꯂꯝ ꯌꯥꯝ ꯍꯦꯡꯒꯅꯨ ꯆꯠꯂꯣ ꯌꯥꯝ ꯂꯦꯝꯅꯅꯦ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯣ ꯃꯥꯏ ꯋꯥꯉꯥꯡꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯃꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯀꯥꯡꯒꯁꯤꯗ ꯀꯥꯎꯊꯔꯁꯤꯔꯅꯤ ꯑꯩꯕꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯅꯨꯄꯥ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯀꯧꯔꯦꯕ ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯕꯕꯨ ꯈꯣꯡꯄꯥꯛꯁꯤꯡ ꯁꯨꯃꯥꯏꯅ ꯀꯥꯎꯊꯕ ꯑꯣ ꯏꯃꯥ ꯇꯣꯂꯃꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯐꯃꯨꯡꯗꯒꯤ ꯍꯦꯛꯇ ꯀꯥꯎꯊꯔꯛꯏ ꯃꯤ ꯑꯃꯗꯨ ꯐꯃꯥꯡꯗꯨꯗ ꯃꯟ ꯑꯣꯜꯂꯒ ꯇꯥꯏ ꯑꯌꯣ ꯑꯃ ꯑꯁ ꯅꯤꯡꯒꯣꯡꯁꯦ ꯁꯨꯖꯟꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯉꯥꯎꯕ꯭ꯔꯥ ꯁꯤꯕꯣ ꯍꯧꯒꯠꯂꯣ ꯍꯥꯏꯔꯨꯕꯒꯤ ꯐꯃꯨꯡꯗꯒꯤ ꯍꯦꯛꯇ ꯀꯥꯎꯊꯔꯛꯏꯁꯤꯕꯣ ꯑꯌꯣ ꯑꯌꯣ ꯑꯁ ꯇꯞꯅ ꯃꯥꯡꯒꯣꯜꯗ ꯃꯈ꯭ꯋꯥꯡꯗꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯃꯥꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯍꯩ ꯀꯩꯗꯧꯔꯦ ꯑꯌꯨꯛꯁꯤꯗ ꯑꯃꯨꯛ ꯁꯨꯒꯜꯂꯒ ꯊꯣꯛꯂꯛꯂꯤꯕꯁꯤꯅ ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦꯀꯣ ꯅꯁꯝ ꯅꯅꯥꯗꯨꯒ ꯏꯐꯥꯈꯩ ꯅꯁꯛꯇꯣ ꯃꯤꯡꯁꯦꯜ ꯊꯦꯠꯂꯤꯕꯁꯤꯗ ꯑꯝꯇ ꯌꯦꯡꯉꯣ ꯀꯩꯅꯣ ꯏꯃꯥ ꯃꯔꯝ ꯂꯩꯇꯅ ꯈꯠꯅꯕ ꯍꯧꯔꯛꯏꯁꯤꯕꯣ ꯑꯩꯒꯤ ꯁꯛꯁꯤꯅ ꯀꯩꯗꯧꯔꯒꯦ ꯉꯁꯤꯅꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯅ ꯂꯥꯟ ꯇꯧꯔꯛꯀꯅꯤꯀꯣ ꯑꯦ ꯌꯥꯝ ꯀꯟꯕꯤꯔꯦꯗ ꯀꯔꯤ ꯃꯔꯝꯒꯤꯅೋ ꯅꯪꯅ ꯂꯥꯟ ꯇꯧꯗꯧꯔꯤꯁꯤꯅ ꯏꯃꯥꯅ ꯑꯌꯨꯛꯁꯤꯗ ꯉꯟꯅ ꯍꯧꯗꯣꯛꯄꯒꯤꯔꯣ ꯅꯠꯇꯦ ꯆꯠꯂꯣ ꯑꯣ ꯅꯌꯥ ꯅꯨꯄꯥꯁꯦ ꯑꯩꯅ ꯍꯧꯒꯠꯂꯣꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒꯅꯦ ꯑꯩ ꯑꯗꯨꯝ ꯍꯧꯒꯠꯂꯣꯅ ꯐꯃꯨꯡꯗꯒꯤ ꯍꯦꯛꯇ ꯀꯥꯎꯊꯔꯛꯏꯅꯦ ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯇꯝꯂꯛꯏꯅꯤꯅꯦ ꯍꯩ ꯆꯠꯊꯣꯛꯑꯅꯤꯍꯦ ꯍꯩꯅꯗꯦꯅꯦ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ ꯆꯠꯂꯣ ꯁꯨꯃꯥꯡ ꯋꯥꯏꯁꯦ ꯇꯩꯊꯣꯛꯎꯁꯣ ꯑꯁ ꯀꯩꯅꯣ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯉꯝꯃꯔꯣꯏ ꯏꯃꯥ ꯑꯣꯏꯅ ꯑꯗꯨꯝ ꯇꯩꯔꯣ ꯑꯩꯗꯤ ꯋꯥꯏ ꯇꯩꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯅ ꯍꯩꯔꯔꯣꯏ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦꯀꯣ ꯑꯩꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯅ ꯂꯨꯍꯣꯡꯂꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩ ꯃꯅꯦ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯗꯅ ꯌꯨꯝꯒꯁꯦ ꯅꯤꯡꯊꯤꯅ ꯀꯣꯏꯗꯅ ꯂꯩ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯑꯁꯤ ꯄꯨꯔꯛꯂꯦꯔꯒ ꯌꯨꯝꯁꯤ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯌꯨꯝꯗ ꯊꯕꯛ ꯇꯧꯕ ꯇꯟꯕꯒꯤ ꯁꯤꯗꯁꯨ ꯃꯔꯥ ꯂꯩꯇꯕ ꯑꯍꯜ ꯑꯅꯤꯗꯨꯗꯅꯦ ꯇꯥꯏꯅ ꯁꯤꯟꯅꯔꯤꯕꯅꯤꯅꯦꯀꯣ ꯍꯩ ꯅꯁꯛꯇꯣ ꯎꯠꯂꯛꯀꯅꯨ ꯅꯄꯥꯅꯁꯨꯅꯦ ꯑꯩꯉꯣꯟꯗ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤꯀꯣ ꯏꯃꯥꯅ ꯁꯥꯎꯔꯛꯂꯕꯗꯤ ꯀꯌꯥ ꯖꯨꯒꯣꯠ ꯆꯥꯔꯣꯏ ꯉꯁꯤ ꯅꯨꯃꯤꯠ ꯐꯕꯅꯤ ꯅꯪꯒꯤ ꯅꯨꯄꯥ ꯁꯟ ꯍꯨꯔꯥꯟ ꯃꯥꯟꯕꯁꯦ ꯑꯁꯤ ꯄꯨꯔꯒ ꯆꯠꯀꯣ ꯇꯣꯂꯨꯃꯨꯁꯨ ꯍꯧꯒꯠꯂꯛꯄꯒ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯄꯗ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯍꯧꯔꯦ ꯀꯩꯅꯣ ꯏꯅꯦꯝꯄꯣꯛꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯕꯨ ꯁꯟ ꯍꯨꯔꯥꯟ ꯃꯥꯟꯕ ꯀꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯇꯩ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯅꯇꯨꯁꯤꯐꯥꯎ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯪꯅ ꯉꯥꯡꯕꯗ ꯏꯀꯥꯏꯕꯒꯁꯨ ꯈꯪꯂꯤꯕ꯭ꯔꯣ ꯍꯥ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯒꯗꯣ ꯑꯍꯜ ꯑꯣꯏꯔꯦ ꯁꯣꯜꯂꯦ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯃꯈꯣꯏ ꯀꯔꯤ ꯆꯥꯔꯝꯅꯤ ꯀꯔꯤ ꯇꯧꯔꯝꯒꯅꯤꯅ ꯅꯣꯡꯃꯗ ꯈꯟꯗ꯭ꯔꯤꯕ ꯅꯪꯒꯤ ꯅꯀꯣꯛꯇꯨꯕꯨ ꯀꯔꯤ ꯅꯣꯏꯃꯤ ꯅꯃꯥ ꯅꯄꯥ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯕꯗꯤ ꯄꯥꯞ ꯆꯥꯕ ꯂꯪꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯅꯣꯏꯕꯣ ꯃꯄꯥꯅ ꯑꯩ ꯀꯔꯤꯅꯣꯅꯦ ꯅꯣꯏꯕꯣ ꯊꯣꯡꯒꯥꯜꯐꯥꯎ ꯇꯥꯏꯅꯦ ꯑꯌꯨꯛꯁꯤꯗ ꯑꯃꯨꯛ ꯂꯥꯎꯅꯔꯛꯂꯤꯕꯁꯤꯕꯣ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯗꯕ꯭ꯔꯣ ꯄꯥꯕ ꯏꯃꯥꯅ ꯑꯩꯁꯦ ꯆꯠꯂꯣꯅ ꯇꯥꯜꯂꯤꯕ ꯄꯥꯕꯅ ꯈꯔꯝꯇ ꯉꯥꯡꯉꯣ ꯏꯃꯥꯁꯦ ꯃꯆꯥꯏꯐꯥꯎ ꯅꯨꯡꯁꯤꯕ ꯈꯪꯗꯦ ꯕꯦꯝꯃ ꯏꯆꯥ ꯊꯣꯏ ꯏꯄꯥ ꯋꯥꯍꯩꯒꯤ ꯃꯨꯟꯅ ꯇꯧ ꯅꯨꯄꯤꯅ ꯃꯌꯨꯝꯗ ꯅꯨꯄꯥ ꯄꯨꯔꯛꯂꯒ ꯂꯩꯕ ꯍꯥꯏꯕꯁꯦ ꯇꯧꯍꯩꯕꯗꯃꯛ ꯅꯠꯇꯦ ꯅꯍꯥꯟꯈꯩ ꯅꯪꯕꯨ ꯅꯊꯟꯇ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯨ ꯍꯥꯏꯗꯅ ꯏꯄꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕꯅꯤꯀோ ꯇꯣꯂꯃꯨ ꯅꯪꯁꯨ ꯅꯨꯄꯥ ꯅꯠꯇꯒꯨꯝꯅ ꯅꯨꯄꯤꯅ ꯍꯥꯏꯔꯤꯈꯩ ꯑꯐꯕꯇ ꯈꯟꯊꯗꯅ ꯍꯣꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯌꯥꯔꯒ ꯂꯩꯗꯧꯔꯤꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯧꯔꯤ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯊꯣꯛꯅꯤꯡꯕ ꯇꯝꯃꯨ ꯁꯦ ꯏꯆꯥ ꯅꯨꯄꯤꯁꯤ ꯄꯨꯔꯒꯅꯦ ꯌꯨꯝꯗ ꯊꯨꯅ ꯍꯟꯈꯣ ꯏꯕꯥꯏ ꯍꯣꯏ ꯏꯆꯦ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯀꯣ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯉꯥꯡꯗꯧ ꯃꯥꯜꯂꯝꯒꯅꯤ ꯏꯀꯨꯕꯣꯛꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯌꯣꯅ ꯍꯥꯏꯕ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯃꯤꯠ ꯅꯥꯔꯦꯅꯦ ꯅꯈꯣꯏꯁꯤ ꯌꯦꯡꯕꯗ
asuk kuina yumsi laireklibase nangbu kari thabak tawkhraगे nonganbadagi numit ta phawba ahawba saba tumbasi natana nong phadokadi thabak tawba mayawramgadra hekta hairani nupi nangbu kai khalino aidi leiningrib sumai sum gangadi aidi lepham khangoi talasira kari tawbi sattoino imaga pabagana phaningdana ngangini aina kaisu khanjiluno haiba natro ayumda chatlaga aina yumgi thabak tawbuduro nangna pamise aidi chatpa ngamoi chatkesu nang chatko mama yenguni sibo asuk yamni kai khangdam isa siboibu kadaidi kamai tongna poklamlibano haibani hai mapa nang adu yenglaga leidoribro tanja yaraklabadi phubo yare haibase khangbidabro aine migi mangna maise thagatpa ngamdrabani masida mayumda chatlainkrasi mamai mami ka tathoklaga masaga phasan singdokna matung chasajani ta karigi satloidaba yaba nate aigi lisai marudo adu khangidana aduna hekta santha dawrimni nupi ngasidi kubokse mihulama taw mali aidi yumda chapana phadong mansile mai minka yumda intarosi lawsalasi kaino ai chatpa ngamoi nakoina magana pagagi masakto ubada ai tin haweba chatningdi ima baba ai se sum leige haibani he waraktabi sumaina tawgadabu oirabadi karigi nayum panuri ha ikhat khatladana nayum nanga ta pantoklaga hausikna satningdi talina tokpa yabra yumsi leiganu haiba natene layu adubu nakoina leiribu khulaisidi ima pamde na pamsina sengma yumni khalabadi kamaina tawdawri ha saluko imana phajana haringa sisat hei tolamo nangi nupisia pukro nayumna thamlagane phajana warauko yari yadragana ima hoida hairo hoinimbo haijarake jani nahan kaina kaisu haide aduga ngasina laiba yawe nupi chasila noi mungse thasi thana hobro ginam toy lawi lepta lei imaga pabagadi nahan kai aini yupsi leibase yam nungai chi boire ko phai ai chakhini ba leiroi babta asi haraga mano oina mang tharaga chakre tolomusu magi nupigi matung inaraga chakhi tawrisi yunguni sibo husik matang yangang singse monga maniko makoi gi phana bairasu aikoi do onsilagoi saubiri ne isa oiro misa oiro miyong kaiba thabak tawrabadi saiba ngangmase masana tabani ne mama nangonda aina hana hakiba natro nasana pise asina ahanba lakpa numittuda lehenganu mayumda lankoidana ibani do oina saubiraga chakrisi uridana oi sune sida leiraga wakhal khara taraklaga chachaki sanina khallure isasu misasu ngangna sangnaba amata yadre karam tawdoribano khangdre yare toklasi moigi wase chai singdo thonunaba taw ai thabak chakadabani hoi somda tolomuga memagadu lambida sum lakpana mayum yauraduna thongalda sanglai tolomugi mamaga mapagasu mangolda phamlaga maipu tiklambadagi masaka mamauga lakpada ubada hairi karino ai hoi amase mapam thalaisina mayumda leiba nungai trajala tolamuna ma baba ikoi mohale ibungo tolam kaidaure amuk halaklabari kari numita musakadawno satau mandre da baba asumdagi so nganglaga talai aduna pak satau mandre kaino ne nganglasu adum layu yadro satnina sakradi nganglasu purasu leidawni ne yenbina yenaw hoiraga pubadawna sakhi daine hausikna muk nakonda muk sangning laklabro haidari saitaiti aina pamjada ngakta nupa nang lepta dum lehro ko imungda sangasila asiyaraga tolumudu singlaga imungda sangre hai hausi ayuki thongna masienga leite nakoina laklibase thabak surugina lakpadi oiramoine ha charahel aduga khangdawni ngasidi mapa ibaini su insang yon masaloisiko ingkhol sisu pungkok koklabani ngasidi nungai pamba mi khara charahel khangni ayuksima sarai dorabako horai numidangna karaidagi sengna muk thongduiba nupi aidi soidan saklamakani mo sarai henbase aidi ngamdau mandeni nangbu kari upai nungma tawraga aingoda kainomdi pijawdana nathi do phaidoklaga ne maisi lawraga eksaw nupani na nathi bong phankhidre nasa nupa sisu mapa lawdana ne katan chak yam sabu ori si uredana tumilayo nathana nati aisu sak lamlibani ibani ne moyani sibu adum thaklaga leigadro khangadawni kaino khra moiso numisdagi tolamu thabak thiduna thabak suba chalami tolamu
ꯑꯗꯨ ꯍꯛꯅ ꯋꯥꯈꯜ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯌꯥꯔꯨꯕꯗꯒꯤ ꯂꯣꯏꯅ ꯁꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯝꯃ ꯋꯥꯔꯛꯂꯒꯦ ꯈꯜꯂꯤ ꯇꯣꯂꯝꯃꯨꯗꯣ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕꯗꯨ ꯇꯧꯗ꯭ꯔꯦ ꯃꯦꯝꯃꯁꯨ ꯃꯄꯥꯝꯗ ꯆꯪꯉꯨꯕꯁꯨ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯂꯛꯀꯅꯤ ꯈꯟꯕꯗ ꯋꯥ ꯆꯥꯎꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯦꯝꯃ ꯁꯨꯃꯥꯡ ꯑꯄꯥꯛꯄꯗꯨ ꯋꯥꯏ ꯇꯩꯔꯤ ꯃꯁꯤꯡꯗ ꯀꯔꯤ ꯀꯔꯤꯅꯣ ꯉꯥꯡꯂꯤ ꯃꯁꯤꯒꯤ ꯁꯨꯃꯥꯡꯁꯤꯁꯨ ꯄꯥꯈ꯭ꯔꯦ ꯇꯩꯔꯤꯈꯩ ꯂꯣꯏꯕ ꯅꯥꯏꯗꯦꯃꯤ ꯃꯁꯤꯅꯦ ꯏ ꯀꯥꯔꯛꯇꯅꯕ ꯊꯤꯕꯝ ꯋꯥꯏ ꯇꯩꯕꯗꯧꯅ ꯇꯩꯔ ꯇꯣꯛꯀꯅꯤꯀꯣ ꯅꯨꯄꯥꯅꯦ ꯇꯧꯔꯤꯁꯤꯁꯨ ꯍꯥꯟꯅꯗꯤ ꯋꯥ ꯍꯥꯏꯕꯒ ꯈꯔ ꯌꯥꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯕꯨ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯉꯥꯡꯅꯕꯒ ꯌꯥꯈꯤꯗ꯭ꯔꯦ ꯃꯤꯆꯪ ꯂꯩꯇꯕꯩꯗꯤ ꯌꯨꯝꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ ꯏꯄꯥꯝꯗ ꯐꯪꯉꯦ ꯆꯪꯍꯟꯕꯤꯔꯛꯑꯣꯏ ꯏꯃꯥ ꯄꯥꯕꯁꯨꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯤꯆꯪ ꯆꯪꯈꯤꯅꯤ ꯑꯁ ꯌꯥꯝ ꯇꯟꯖꯩꯗ ꯑꯩ ꯅꯨꯄꯤ ꯋꯥꯏ ꯇꯩꯕꯗꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯒ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯆꯠꯂꯣꯏꯁꯤꯜꯂꯒ ꯆꯥꯛꯇꯣ ꯊꯣꯡꯅꯅꯕ ꯇꯧꯔꯣ ꯑꯣ ꯀꯔꯤꯅꯣ ꯊꯕꯛ ꯑꯃꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯑꯃꯃꯨꯛ ꯍꯥꯏꯖꯤꯟꯕꯤꯔꯛꯏꯁꯤꯕꯣ ꯑꯩ ꯈꯛꯇꯔꯣ ꯌꯨꯝꯁꯤ ꯂꯩꯔꯤꯁꯤꯕꯣ ꯏꯃꯥ ꯍꯣꯏ ꯂꯩꯔꯤꯗꯣ ꯃꯣꯏꯗꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣ ꯉꯝꯗ꯭ꯔꯦ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯥ ꯁꯣꯟꯕꯤꯁꯤꯗ ꯑꯗꯨꯝ ꯂꯧꯇꯥꯟꯅꯔꯒ ꯂꯩꯔꯤꯕꯗꯨꯕꯨ ꯍꯥ ꯏꯃꯥꯁꯤ ꯁꯣꯜꯂꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯤꯅꯤꯅ ꯑꯥꯗ ꯄꯥꯝꯗ ꯌꯧ ꯏꯟꯗꯅ ꯐꯅ ꯀꯨꯏꯅ ꯂꯩꯊꯣꯛꯂꯨꯔꯦ ꯃꯗꯨꯅ ꯆꯠꯅꯕ ꯌꯥꯕ꯭ꯔꯁꯨ ꯌꯥꯗꯕ ꯍꯣ ꯑꯗꯨꯗꯤ ꯅꯪꯅ ꯁꯣꯏꯖꯔꯛꯄ ꯀꯣ ꯅꯪꯅ ꯁꯣꯏꯔꯛꯄ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯝꯂꯕꯗꯤ ꯉꯁꯤ ꯁꯤ ꯂꯩꯔꯤꯁꯦ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯏꯕꯥꯅꯤꯅ ꯈꯠꯅꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯔꯝꯂꯕꯗꯤ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯀꯩꯁꯨꯝ ꯍꯥꯏꯔꯣꯏ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯤꯅꯦꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯃꯤꯁꯨ ꯉꯥꯡꯂꯛꯄ ꯇꯥꯕ ꯆꯠꯈ꯭ꯔꯣꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤ ꯍꯩ ꯀꯩꯅꯣ ꯑꯩꯅ ꯁꯣꯏꯕꯗꯤ ꯅꯪꯅ ꯀꯣꯟ ꯐꯦꯡꯉꯨ ꯋꯥꯏ ꯇꯩꯌꯨ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯗꯕꯒꯤ ꯈꯠꯅꯈꯤꯕꯗꯨꯔꯣ ꯑꯩꯅ ꯁꯣꯏꯕ ꯍꯥꯏꯁꯦ ꯍꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯗꯤꯅꯦ ꯅꯁꯥꯒꯤ ꯅꯊꯧ ꯃꯁꯛ ꯈꯪꯉꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯁꯨ ꯑꯉꯝꯕꯈꯩꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯗꯅ ꯊꯕꯛ ꯆꯠꯄꯗꯐꯥꯎ ꯏꯃꯥꯟꯅꯕꯅ ꯂꯛꯅꯔꯕꯅꯦ ꯑꯩꯁꯦ ꯈꯪꯗꯦꯗꯅ ꯑꯩꯅ ꯂꯥꯜꯂꯨꯕ ꯑꯣꯏꯕꯅꯤꯅ ꯁꯥꯎꯔꯁꯨ ꯐꯥꯒꯤ ꯇꯥꯊꯣꯛꯂꯒ ꯇꯣꯛꯂꯕꯩ ꯋꯥꯅꯤ ꯑꯣ ꯌꯥꯖꯔꯦ ꯑꯩꯅ ꯂꯣꯏ ꯍꯣꯠꯅꯒꯦ ꯑꯃꯒꯤꯁꯨ ꯉꯝꯅꯕꯅꯦ ꯑꯩꯅ ꯆꯦꯟꯗꯅ ꯂꯣꯏ ꯍꯣꯠꯅꯒꯅꯤ ꯃꯤꯅꯥꯏ ꯑꯩ ꯂꯩꯔꯤꯕꯨ ꯀꯩꯅꯣ ꯑꯩꯅ ꯂꯣꯏ ꯇꯧꯅꯤ ꯋꯥꯏꯒꯁꯦ ꯌꯦꯡꯉꯣ ꯑꯩ ꯍꯧꯖꯤꯛ ꯄꯥꯛꯅ ꯂꯣꯏ ꯇꯩꯊꯣꯔꯛꯀꯦꯕ ꯑꯩ ꯂꯩꯔꯤꯕꯨ ꯀꯩꯅꯣꯅꯦ ꯃꯦꯝꯃꯗꯨ ꯏꯁꯧ ꯂꯥꯡꯂꯒ ꯁꯨꯃꯥꯡ ꯋꯥꯏ ꯑꯄꯥꯛꯄꯗꯨ ꯇꯩꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯅ ꯏꯁꯤꯡ ꯑꯌꯤꯡꯕꯗꯨ ꯖꯣꯝ ꯆꯥꯏꯊꯔꯒ ꯏꯔꯨ ꯂꯨꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯩꯔꯥꯒꯗꯨ ꯀꯠꯇ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯀꯠꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯇꯣꯂꯝꯃꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯑꯗꯨꯝ ꯐꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯅꯣꯛꯄ ꯈꯪꯖꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ ꯊꯕꯛ ꯇꯧꯅꯤꯡꯗ꯭ꯔꯕꯁꯨ ꯃꯇꯟ ꯇꯜꯂꯕꯁꯨ ꯃꯥꯒꯤ ꯃꯤꯆꯪ ꯂꯩꯇꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯦꯝꯃꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯍꯩꯅꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕꯅꯤꯅ ꯍꯩꯅꯕ ꯇꯧꯗ꯭ꯔꯦ ꯃꯁꯥꯅ ꯈꯪꯅ ꯇꯧꯔꯦ ꯍꯥꯟꯅꯒꯁꯨ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯃꯈꯧ ꯄꯣꯡꯅ ꯉꯥꯡꯂꯝꯕꯤ ꯃꯦꯝꯃꯗꯨ ꯉꯁꯤꯗꯤ ꯄꯨꯡꯍꯣꯡ ꯍꯣꯡꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯦꯝꯃ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯅꯥꯀꯟꯗ ꯃꯅꯦꯝꯅ ꯏꯟꯁꯥꯡ ꯁꯦꯝꯕꯤꯔꯤ ꯏꯃꯥ ꯏꯟꯁꯥꯡꯗꯣ ꯑꯩ ꯁꯦꯝꯂꯒꯦ ꯌꯥꯔꯦ ꯅꯈꯨꯠꯇ ꯂꯣꯏ ꯏꯪꯒꯅꯤ ꯃꯌꯥꯏ ꯀꯥꯗ ꯄꯥꯕꯒ ꯃꯩꯐꯨ ꯇꯦꯛꯂꯨꯔꯣ ꯑꯩ ꯇꯧꯍꯧꯔꯒꯦ ꯌꯥꯔꯗ꯭ꯔꯅꯦ ꯅꯊꯟꯗ ꯊꯣꯡꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯂꯣꯏꯅꯅꯦ ꯏꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯇꯧꯕꯅꯤꯅꯦ ꯌꯥꯔꯦ ꯑꯩ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯥꯅ ꯉꯥ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥ ꯄꯥꯕꯁꯨ ꯆꯥꯗꯕ ꯀꯨꯏꯔꯝꯂꯅꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯔꯛꯀꯦꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯣꯂꯨꯃꯨ ꯃꯈꯨꯠꯇ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯅꯨꯄꯤ ꯁꯤ ꯉꯥ ꯂꯩꯔꯛꯂꯕꯅꯤ ꯏꯃꯥ ꯌꯦꯡꯉꯣ ꯉꯥꯁꯤ ꯆꯥꯎꯗ꯭ꯔꯥ ꯏꯃꯥꯒ ꯄꯥꯕꯒ ꯆꯥꯗꯕ ꯀꯨꯏꯔꯝꯂꯅꯤꯅ ꯉꯁꯤꯗꯤ ꯍꯦꯛꯇ ꯂꯩꯊꯔꯛꯂꯕꯅꯤ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯏꯃꯥ ꯄꯦꯜꯂꯤ ꯏꯃꯧꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯗ ꯈꯜꯂꯨꯗꯕꯅꯤ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥ ꯏꯃꯧꯅꯅꯦ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤꯁꯨꯅꯤ ꯏꯃꯥ ꯌꯥꯔꯤꯁꯦ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏ ꯁꯣꯏꯕꯩꯅꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯐꯕꯇ ꯈꯟꯊꯗꯅ ꯑꯩꯅ ꯂꯣꯏ ꯌꯥꯔꯨꯕꯩꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯅ ꯐꯅ ꯏꯟꯖꯤꯜꯂꯁꯨ ꯑꯐꯕꯅꯤ ꯐꯠꯇꯕꯅꯤ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅꯅꯤ ꯅꯨꯡꯉꯥꯏ ꯂꯩꯔꯤꯁꯤ ꯏꯁ ꯌꯦꯡꯉꯨꯅꯤ ꯃꯥꯏ ꯈꯨꯋꯥꯏꯁꯦ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯁꯨ ꯏꯟꯖꯤꯟꯖꯗꯦꯀꯣ ꯏꯃꯥꯅ ꯂꯥꯟꯅ ꯈꯟꯅꯕ ꯊꯕꯛꯇꯣ ꯁꯤꯜꯂꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯉꯥꯁꯤ ꯁꯦꯝꯂꯣ ꯄꯥꯕ ꯍꯣꯏ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯉꯥꯁꯦ ꯍꯥꯎꯅ ꯊꯣꯡꯂꯒ ꯄꯤꯖꯅꯕ ꯏꯃꯥ ꯅꯃꯧꯅ ꯊꯣꯡꯕꯗ ꯈꯨꯕꯤ ꯈꯥꯏꯈꯤꯗꯣꯏꯅꯤ ꯈꯪꯉꯕ꯭ꯔꯣ ꯇꯣꯂꯝꯃꯨꯅ ꯑꯗꯨꯅ ꯊꯨꯝꯗꯣ ꯌꯥꯈꯩ ꯊꯥꯛꯆꯤꯜꯂꯣ ꯊꯥꯎꯌꯦ ꯀꯩꯅꯣ ꯑꯩꯁꯨ ꯆꯥꯡ ꯈꯪꯉꯤ ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯍꯣꯏ ꯌꯥꯔꯦꯁꯦ ꯏꯃꯧꯅ ꯍꯥꯎꯅ ꯊꯣꯡꯕꯗꯣ ꯆꯥꯔꯗꯧꯅꯤ ꯑꯩꯅꯦ ꯅꯄꯥꯒ ꯃꯩ ꯉꯥꯏꯍꯥꯛ ꯌꯥꯏꯔꯨꯈꯤꯒꯦ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯂꯣꯀꯣ ꯑꯗꯨꯒꯅꯦ ꯅꯄꯥꯒ ꯑꯩꯒꯁꯨ ꯍꯩ ꯏꯁꯨ ꯎꯅꯤꯡꯂꯕꯅꯤꯀꯣ ꯋꯥꯈꯜ ꯈꯔ ꯈꯟꯅꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯁ ꯏꯃꯥꯁꯤꯗꯤ ꯏꯀꯥꯏꯕ ꯄꯤꯁꯤꯜꯂꯝꯃꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯁꯥ ꯃꯊꯟꯇ ꯏꯆꯥꯗꯣ ꯑꯗꯨꯝ ꯄꯣꯛꯂꯛꯇꯧ ꯂꯩꯔꯤꯁꯤꯕꯣ
ꯑꯩꯈꯣꯏꯗꯨꯃꯨꯛ ꯍꯩꯖꯤꯜꯂꯤ ꯅꯠꯇ꯭ꯔ ꯅꯨꯄꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯔꯦ ꯉꯥꯁꯦ ꯁꯦꯝꯃꯣ ꯋꯥꯁꯣꯏ ꯉꯥꯡ ꯂꯩꯔꯅꯨ ꯈꯥꯕꯩꯅ ꯊꯣꯡꯃꯛꯀꯅꯤꯀꯣ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯕꯅꯤ ꯍꯣꯏ ꯍꯣꯏ ꯅꯨꯄꯤꯅ ꯍꯥꯏꯕꯁꯤ ꯏꯟꯗꯕꯁꯨ ꯌꯥꯗꯦ ꯀꯥ ꯍꯦꯟꯅ ꯏꯟꯖꯤꯜꯂꯨꯔꯁꯨ ꯑꯃꯨꯛ ꯁꯣꯏꯕ ꯇꯧꯔꯤꯁꯦ ꯏꯟꯗ꯭ꯔꯦꯗꯅ ꯅꯨꯄꯤꯗꯨꯅ ꯇꯧꯗꯦꯅ ꯑꯃꯨꯛ ꯍꯦꯛꯇ ꯍꯥꯏꯕꯤꯗꯣꯏꯕ ꯂꯨꯈ꯭ꯔꯗ ꯅꯨꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯊꯝꯕꯥꯜ ꯑꯌꯨꯛ ꯉꯟꯇꯥ ꯌꯥꯍꯧꯗꯨꯅ ꯁꯨꯃꯥꯡ ꯑꯄꯥꯛꯄꯗꯨ ꯋꯥꯏ ꯀꯟꯅ ꯇꯩꯔꯤ ꯃꯥꯅ ꯋꯥꯏ ꯀꯟꯅ ꯇꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯈꯨꯠꯇ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯈꯥ ꯊꯪꯕꯔꯣꯝꯗ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯅ ꯆꯦꯟꯈꯤꯕꯗꯨꯗ ꯊꯝꯕꯥꯜ ꯃꯥꯅ ꯋꯥꯅ ꯇꯩꯔꯤꯕ ꯁꯨꯃꯥꯡ ꯑꯗꯨ ꯂꯣꯏꯅ ꯄꯣꯈꯥꯏꯔꯝꯃꯤ ꯍꯩ ꯆꯟꯗꯥꯟ ꯌꯥꯍꯧ ꯊꯦꯡ ꯅꯪꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥ ꯏꯃꯥ ꯑꯩ ꯇꯉꯥꯏ ꯐꯗꯗꯅ ꯇꯧꯕꯅꯤ ꯋꯥꯔꯤꯗꯤ ꯀꯣꯟꯅ ꯊꯣꯛꯂꯒ ꯁꯥꯟꯅꯔꯁꯤꯃ ꯑꯃꯥꯡꯁꯪꯗꯤ ꯅꯄꯥ ꯆꯪꯈꯤꯕꯅꯤꯅꯦ ꯌꯥꯍꯧꯗꯣ ꯉꯟꯇꯥ ꯍꯧꯒꯠꯅꯔꯒ ꯑꯃꯥꯡꯁꯪ ꯆꯪꯕ ꯑꯣꯏꯔꯗꯤꯅꯦ ꯐꯗꯧꯕ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯐꯠꯇꯕ ꯍꯥ ꯑꯁ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯑꯃꯥꯡꯁꯪ ꯑꯗꯨꯒꯤ ꯊꯣꯡꯒꯤ ꯃꯄꯥ ꯑꯗꯨꯗ ꯃꯈꯣꯡ ꯑꯅꯤꯗꯨ ꯀꯔꯟ ꯆꯠꯅꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯉꯥꯏꯔꯕꯁꯨ ꯃꯄꯥꯗꯨ ꯊꯣꯛꯂꯛꯇꯕꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯉꯥꯡꯁꯤꯟꯈꯤꯕ ꯈꯥꯡꯕ ꯉꯝꯂꯛꯇꯅ ꯋꯥꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯇꯥꯔꯛꯄ ꯉꯥꯏꯅꯒꯨꯝꯁꯦ ꯈꯔꯁꯨ ꯄꯥꯡꯒꯟ ꯈꯔ ꯌꯧꯅꯁꯤꯕ ꯇꯣꯝꯄꯣꯛ ꯏꯄꯥ ꯆꯪꯅ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ ꯑꯁ ꯕꯥꯕꯥ ꯑꯩ ꯌꯥꯗ꯭ꯔꯦꯅꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯣꯕ ꯑꯩꯕꯨ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯆꯣꯞꯄ ꯇꯥꯔꯦ ꯕꯥꯕꯥ ꯍꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯒꯦ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯌꯨ ꯑꯩꯁꯨ ꯂꯥꯏꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯂꯣꯏꯔꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯣꯏꯕ ꯉꯝꯗꯦꯅꯦ ꯑꯁ ꯑꯩ ꯄꯥꯕꯁꯤꯗꯤꯕ ꯆꯥꯎ ꯉꯥꯡꯗ ꯂꯩꯌꯦ ꯑꯩꯅ ꯁꯣꯝꯗ ꯊꯋꯥꯏꯁꯦ ꯊꯥꯗꯧꯔꯦ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯂꯧꯔꯛꯏ ꯊꯝꯕꯥꯜꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯉꯟꯇꯥ ꯍꯧꯒꯠꯅꯧ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯗꯣ ꯑꯁ ꯏꯃꯥ ꯅꯪ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯑꯩꯅꯦ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯛꯇ ꯋꯥꯈꯜ ꯇꯥꯅ ꯂꯦꯞꯆꯈꯤꯒꯦ ꯏꯃꯥꯅꯁꯨ ꯉꯥꯡꯁꯤꯜꯂꯛ ꯄꯥꯕꯗꯁꯨ ꯂꯣꯏꯁꯤꯜꯂꯛꯇ ꯑꯩꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯁꯦ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯂꯕꯒꯨꯝꯅ ꯂꯨꯝꯁꯤꯜꯂꯛꯏ ꯁꯛꯇꯥꯁꯤꯡꯁꯤꯅ ꯇꯧꯅꯔꯤꯁꯤꯡꯁꯦ ꯌꯦꯡꯅꯤꯡꯂꯤꯕ꯭ꯔꯥꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯃꯤꯠ ꯄꯥꯜꯂꯝꯃꯨꯅꯨ ꯌꯥꯗ꯭ꯔꯣꯏꯕ ꯕꯥꯕꯥ ꯂꯣꯏꯁꯤꯜꯂꯣꯃꯤ ꯈꯔ ꯊꯨꯅ ꯅꯠꯇ꯭ꯔꯗꯤ ꯊꯣꯡꯁꯦ ꯄꯀꯥꯏꯔꯛꯑꯒꯦ ꯍꯩ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯑꯗꯨꯗꯤ ꯇꯧꯔꯛꯀꯅꯨ ꯏꯄꯥ ꯂꯣꯏꯔꯦ ꯂꯩꯍꯥꯎ ꯃꯄꯥꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗꯒꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯍꯨꯔꯥꯜꯂꯒ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯊꯣꯔꯛꯂꯒ ꯃꯃꯥ ꯃꯄꯥ ꯎꯗ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯊꯛꯇꯣꯛꯂꯝꯃꯤ ꯍꯥꯎꯔꯦ ꯑꯩꯈꯣꯏ ꯕꯥꯁꯤꯅ ꯂꯩꯔꯛꯄ ꯆꯨꯔꯨꯞ ꯃꯆꯩꯁꯤꯗꯤ ꯃꯒꯨꯟ ꯂꯩꯅ ꯍꯩ ꯑꯁ ꯑꯁꯤꯒꯤ ꯃꯩꯈꯨꯁꯤꯡꯁꯤꯁꯨ ꯃꯇꯧ ꯌꯥꯝꯅ ꯈꯨꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯏꯃꯥꯅ ꯑꯃꯨꯛ ꯎꯊꯣꯛꯈꯤꯗꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯨꯔꯨꯞ ꯊꯛꯄꯒꯤ ꯈꯨꯔꯛꯄ ꯃꯩꯈꯨ ꯃꯌꯥꯝꯗꯨ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯍꯥꯏꯔꯤ ꯏꯕꯣꯍꯜ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯕꯒ ꯆꯠꯅ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯃꯥꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯂꯩꯍꯧꯕꯗꯨ ꯊꯛꯂꯒ ꯆꯠꯈꯤꯒꯦ ꯈꯟꯅ ꯂꯧꯊꯣꯛꯄ ꯆꯪꯂꯛꯏ ꯆꯨꯔꯨꯞ ꯂꯩꯔꯝꯗꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯅ ꯀꯧꯔꯗꯨꯅ ꯍꯪꯂꯛꯏ ꯏꯃꯦꯝꯃ ꯇꯥꯔꯦ ꯀꯔꯤ ꯍꯥꯏꯒꯦ ꯃꯣꯏꯕꯁꯤ ꯀꯔꯤ ꯍꯥꯏꯒꯦ ꯅꯠꯇꯦ ꯁꯤꯗ ꯑꯝꯇ ꯂꯥꯎꯅꯦ ꯈꯔ ꯊꯨꯅ ꯃꯦꯝꯃ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯊꯅꯝꯂꯒ ꯂꯥꯛꯏ ꯀꯔꯤ ꯍꯥꯏꯒꯦ ꯑꯗꯨ ꯈꯣꯜ ꯋꯥꯡꯅ ꯀꯧꯔꯤꯕꯗꯨꯕꯣ ꯑꯩꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯂꯩꯍꯧꯕ ꯆꯨꯔꯨꯞ ꯃꯆꯩꯗꯨ ꯅꯪ ꯂꯧꯊꯣꯛꯄ꯭ꯔꯥ ꯀꯔꯤꯅꯣꯗ ꯑꯩꯉꯣꯟꯗꯕꯨ ꯆꯨꯔꯨꯞ ꯃꯆꯩ ꯂꯧꯊꯣꯛꯄ꯭ꯔꯥ ꯀꯥꯏꯗꯅ ꯍꯪꯉꯤꯁꯤꯕꯣ ꯉꯥꯎꯕ꯭ꯔꯣ ꯃꯣꯏꯕꯁꯤꯕꯣ ꯍꯅꯨꯊꯪꯁꯤꯗ ꯍꯥꯏꯕ ꯉꯥꯎꯔꯗꯤ ꯍꯪꯉꯔꯣꯏꯅꯦ ꯑꯩꯁꯨ ꯉꯥꯎꯗꯕꯒꯤ ꯍꯪꯕꯅꯤ ꯅꯪꯉꯣꯟꯗ ꯂꯧꯊꯣꯛꯇꯦ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯤꯅꯒ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯕꯨꯅꯦ ꯐꯖꯅ ꯉꯥꯡꯅꯕꯤꯔꯣꯏꯀꯣ ꯃꯣꯏꯕꯁꯤ ꯀꯔꯤꯅꯣꯗ ꯑꯩꯕꯨ ꯉꯁꯥꯏ ꯑꯌꯨꯛꯇ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯑꯩꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯁꯤꯗ ꯊꯅꯝꯕꯅꯤ ꯍꯣꯔꯦꯟ ꯊꯕꯛ ꯆꯠꯈꯤꯕꯗ ꯊꯛꯈꯤꯒꯦ ꯈꯟꯗꯅ ꯈꯟꯕꯈꯛ ꯑꯣꯏꯔꯝꯃꯅꯤꯌꯦ ꯊꯛꯄꯗꯤ ꯊꯛꯇꯣꯛꯂꯝꯃꯅꯤ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯕꯤꯌꯨꯀꯣ ꯃꯣꯏꯕꯁꯤ ꯃꯥꯅ ꯆꯨꯔꯨꯞ ꯊꯛꯇꯣꯛꯈ꯭ꯔꯒ ꯑꯩꯕꯨꯁꯨ ꯊꯕꯛ ꯁꯤꯠꯍꯜꯂꯤ ꯑꯩꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯊꯛꯇꯣꯛꯈ꯭ꯔꯕ꯭ꯔꯅꯦ ꯑꯁ ꯑꯩꯒꯤ ꯀꯣꯛꯁꯤꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯥꯡꯁꯤꯜꯂꯛꯂ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯆꯍꯤꯗꯤ 50ꯃꯛ ꯁꯨꯕꯗ ꯃꯉꯥꯏꯔꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯥꯡꯕ ꯍꯧꯕꯤꯔꯕ ꯋꯥ ꯑꯣꯏꯔꯦꯀꯣ ꯃꯣꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯅꯆꯥꯅꯨꯄꯤꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯗꯤ ꯑꯣꯈꯥꯛ ꯉꯥꯡꯗꯅ ꯊꯣꯛꯂꯛꯏ ꯃꯦꯝ ꯑꯗꯨ ꯏꯕꯣꯍꯜ ꯃꯥꯁꯨ ꯃꯣꯝꯄꯥꯛꯇꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯕ ꯌꯥꯕ ꯑꯣꯜꯂꯒ ꯊꯅꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯕꯛ ꯆꯠꯅꯕ ꯂꯩꯍꯥꯎ ꯃꯄꯥ ꯆꯠꯈꯤꯕꯗꯨ ꯁꯝꯕꯜꯒꯤ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯕꯥꯁꯤꯁꯦ ꯄꯪꯗꯤ ꯄꯪꯕꯖꯥꯠꯅꯤꯍꯦ ꯉꯁꯥꯏ ꯑꯩꯅ ꯃꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯗꯣ ꯃꯥ ꯎꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯏꯃꯥꯒꯤ ꯂꯩꯍꯥꯎ ꯅꯪꯗꯤꯗꯨꯗ ꯀꯩꯗꯧꯔꯤꯕ ꯍꯥ ꯏꯃꯥ ꯁꯝꯕꯟꯁꯦ ꯑꯩ ꯁꯨꯝ ꯌꯦꯡꯉꯝꯕꯅꯤ ꯃꯦꯝ ꯃꯅꯥꯇꯣꯟꯗꯨ ꯃꯅꯝ ꯁꯨꯠ ꯅꯝꯂꯒ ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ ꯁ꯭ꯋꯥꯏꯁꯤꯕꯨ ꯆꯨꯔꯨꯞ ꯂꯩꯕꯤꯔꯤꯔꯥ ꯃꯅꯝ ꯑꯃꯗꯤ ꯅꯝꯃꯤꯅꯦ ꯀꯗꯥꯏꯗꯒꯤ ꯃꯅꯝꯅꯣꯗꯤ ꯏꯃꯥ ꯅꯝꯁꯨ ꯅꯝꯗꯅ ꯑꯩ ꯉꯁꯥꯏꯗꯤ ꯂꯩꯔꯤꯅꯤ ꯅꯝꯗꯦ ꯆꯨꯔꯨꯕꯤꯔꯤ ꯃꯅꯝꯒ ꯅꯝꯗꯤ ꯅꯝꯃꯤꯗ ꯏꯕꯣ ꯑꯩꯒꯤ ꯅꯥꯇꯣꯟꯗ ꯅꯝꯂꯛꯄ ꯃꯅꯝꯁꯦ ꯁꯣꯏꯗꯤ ꯁꯣꯏꯒꯟꯗꯕꯅꯤ
ꯌꯥꯝ ꯆꯤꯡꯅꯔꯒꯅ ꯍꯨꯏꯗꯧꯅꯅꯦ ꯃꯅꯝ ꯁꯨꯠ ꯅꯝꯃꯒ ꯂꯩꯕꯥꯛꯀꯁꯦ ꯄꯥꯛꯊꯔꯒ ꯊꯤꯔꯨꯗꯅ ꯏꯃꯥ ꯍꯩ ꯇꯥꯅꯤꯡꯗꯤ ꯆꯠꯂꯨ ꯅꯊꯧ ꯇꯧꯔꯨꯁꯣ ꯅꯪ ꯑꯃꯅꯅꯦ ꯂꯩꯁꯥꯕꯤꯔ ꯂꯩꯁꯥꯕꯤ ꯅꯠꯇ ꯄꯥꯈꯪꯂ ꯄꯥꯈꯪ ꯅꯠꯇ ꯏꯃꯥ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤꯅꯤ ꯅꯆꯥꯅ ꯅꯨꯄꯥ ꯀꯣꯏꯔꯤꯁꯦ ꯈꯪꯉꯕꯣ ꯏꯃꯥ ꯍꯣ ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯔꯤꯕꯗꯨꯗꯤꯅꯦ ꯅꯪꯁꯨ ꯑꯇꯩ ꯂꯩꯁꯥꯕꯤꯅ ꯅꯨꯄꯥ ꯀꯣꯏꯅꯩ ꯁꯥꯗꯅ ꯀꯣꯏꯖꯔꯤꯕ ꯀꯥꯏꯗꯨꯅꯤ ꯈꯪꯂꯕꯔꯣ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯃꯥꯒꯤ ꯀꯔꯟ ꯉꯥꯡꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯦ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯏꯃꯨꯡꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯍꯥꯎ ꯃꯃꯥ ꯃꯦꯝꯃꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯈꯣꯡꯗ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ ꯃꯦꯝꯃ ꯂꯥꯎꯍꯧꯏ ꯃꯆꯥꯅꯨꯄꯤ ꯇꯥꯍꯟꯅꯕ ꯃꯑꯣꯡꯗ ꯅꯈꯣꯡꯗꯨꯕꯨ ꯍꯨꯔꯥꯟꯕꯤꯗꯧꯅ ꯂꯥꯎꯅ ꯊꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯍꯨꯔꯥꯟꯕꯤ ꯈꯨꯠꯆꯠ ꯆꯠꯄꯗꯅꯦ ꯅꯈꯣꯡꯗꯣ ꯂꯩꯊꯦꯛꯂꯕꯗꯤ ꯋꯥꯗꯣꯏꯁꯦ ꯀꯅꯥꯅꯣ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯎꯀꯣ ꯂꯩꯍꯥꯎ ꯑꯩ ꯈꯨꯝꯃꯔꯣꯏꯗ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯀꯥ ꯌꯧꯅꯕ ꯆꯪꯍꯧꯔꯒꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯍꯨꯔꯥꯟꯕꯅ ꯀꯣꯛꯇ ꯅꯥꯄꯤ-ꯄꯛꯑꯦꯗꯣ ꯇꯧꯔꯅꯤ ꯁꯣꯏꯗꯅ ꯇꯣꯝꯄꯣꯛ ꯍꯥꯏ ꯇꯣꯝꯄꯣꯛ ꯇꯥꯔꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯃꯅꯥꯁꯦ ꯄꯪꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯦꯠꯁꯤꯜꯂꯒ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯃꯦ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯉꯥꯊ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯎꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯃꯥꯅ ꯌꯥꯛꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯎꯏꯔꯝꯕꯒꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯂꯗꯨꯅ ꯎꯏꯗꯕ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯑꯩꯒꯤ ꯀꯥ ꯂꯣꯏꯁꯤꯜꯂꯤꯒꯦ ꯂꯣꯏꯁꯤꯜꯂꯝꯃꯅꯤ ꯁꯣꯏꯗ꯭ꯔꯦꯍꯦ ꯅꯪꯒꯤ ꯀꯥꯁꯦ ꯈꯨꯟꯖꯤꯟꯗ ꯂꯩꯕꯅꯤꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯆꯥꯛ ꯆꯥꯔꯁꯤꯅ ꯀꯧꯕꯁꯦ ꯇꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕ ꯊꯥꯖꯔꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥ ꯏꯁꯦ ꯏꯆꯥꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯌꯥꯝ ꯊꯥꯖꯔꯦꯀꯣ ꯑꯁꯦꯡꯕ ꯍꯥꯏꯕ ꯋꯥꯕꯨ ꯊꯥꯖꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ ꯍꯣ ꯊꯥꯖꯔꯦ ꯂꯥꯎ ꯆꯥꯛ ꯆꯥꯎꯔꯁꯤ ꯅꯄꯥꯗꯤ ꯆꯥꯛꯄꯨ ꯇꯣꯛꯑꯝꯃꯅꯤ ꯍꯣꯏ ꯂꯥꯛꯑꯒꯦ ꯏꯃꯥ ꯍꯥꯟꯅ ꯆꯠꯄꯤꯔꯝꯃꯣ ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯑꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯪꯒꯤꯁꯦ ꯑꯃꯨꯛ ꯀꯧꯕ ꯅꯥꯏꯅꯗꯣꯔꯤꯕ꯭ꯔꯣ ꯍꯥ ꯅꯥꯏꯔꯣꯏꯌꯦ ꯂꯥꯗꯧꯅꯤ ꯐꯩꯖꯨꯁꯦ ꯊꯨꯞꯂꯒ ꯊꯅꯝꯒꯦ ꯇꯧꯕꯅꯤ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯃꯦꯝꯃꯅ ꯆꯥꯛꯁꯪꯗ ꯆꯪꯉꯛꯄꯗꯗꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯗꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯂꯩꯔꯝꯂꯦ ꯃꯣꯏ ꯄꯥꯕꯗꯤ ꯆꯥꯛ ꯇꯣꯛꯄꯤꯔꯕ ꯇꯣꯛꯑꯦ ꯅꯃꯥꯅ ꯆꯥꯛ ꯀꯧꯅꯔꯤꯉꯩꯗꯩꯗꯤ ꯅꯃꯥꯅ ꯆꯥꯛ ꯑꯃꯨꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯣ ꯑꯩꯗꯤ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯒꯦ ꯏꯇꯥꯎ ꯃꯪꯒꯤꯒ ꯍꯣꯏ ꯇꯣꯝꯄꯣꯛ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯒꯤ ꯍꯅꯨꯕ ꯑꯩꯒꯥ ꯒꯥꯔꯤꯗꯨ ꯁꯪꯒꯣꯏꯗꯒꯤ ꯇꯞꯅ ꯏꯟꯊꯣꯔꯛꯏ ꯃꯄꯥ ꯎꯗ꯭ꯔꯤꯉꯩꯗ ꯊꯝꯕꯥꯜ ꯄꯨꯈ꯭ꯔꯤꯗ ꯏꯟꯁꯥꯡ ꯆꯥꯝꯂꯨꯔꯒ ꯀꯥꯔꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯍꯩ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯑꯦꯀꯥ ꯒꯥꯔꯤꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯅꯄꯥꯅ ꯍꯧꯖꯤꯛꯇ ꯁꯨꯃꯥꯡꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯅ ꯑꯦꯀꯥ ꯒꯥꯔꯤꯗꯣ ꯆꯥꯝꯂꯒ ꯊꯝꯈꯤꯕꯗ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯆꯥꯝꯂꯝꯕꯁꯤꯅꯅꯤꯅ ꯑꯩꯅ ꯉꯁꯤꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦꯅ ꯈꯜꯂꯤꯁꯤꯗꯤ ꯍꯩ ꯑꯩꯅ ꯀꯗꯥꯏꯗꯅꯣ ꯍꯪꯉꯤꯁꯤꯗꯤ ꯈꯨꯝꯗꯦ ꯅꯪꯒꯤ ꯊꯣꯛꯄ ꯑꯃ ꯃꯨꯟꯗ꯭ꯔꯪ ꯇꯧꯔꯒ ꯂꯩꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥ ꯍꯣꯏ ꯏꯃꯥ ꯅꯆꯥꯒꯤꯁꯦ ꯃꯨꯟꯗ꯭ꯔꯪꯗ ꯇꯧꯕ ꯅꯠꯇꯦ ꯅꯨꯄꯤ ꯆꯦꯜꯂꯨꯒꯦ ꯇꯧꯕꯅꯤ ꯀꯔꯤ ꯁꯛꯇꯥ ꯅꯪꯅ ꯅꯨꯄꯤ ꯆꯦꯜꯂꯨꯒꯦ ꯀꯥꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯁꯦꯜ ꯀꯌꯥꯃꯨꯛ ꯇꯥꯜꯂꯛꯂꯒꯦ ꯅꯪꯅ ꯅꯨꯄꯤ ꯆꯦꯜꯂꯨꯒꯦ ꯀꯥꯏꯗꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯍꯥ ꯍꯥꯟꯅ ꯇꯥꯜꯂꯝꯗ꯭ꯔꯁꯨ ꯅꯨꯄꯤ ꯊꯤꯔ ꯃꯇꯨꯡꯗꯗꯤ ꯇꯥꯟꯕ ꯇꯥꯔꯦ ꯀꯩꯅꯣ ꯑꯩꯁꯨ ꯁꯦꯜꯗꯣ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯇꯣꯝꯄꯣꯛ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯉꯧ ꯂꯥꯎ ꯉꯥꯡꯗꯅ ꯆꯪꯈ꯭ꯔꯦ ꯊꯝꯕꯥꯜ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯟꯅ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯌꯥꯝꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗ ꯂꯩꯍꯥꯎ ꯃꯥꯁꯨ ꯃꯁꯨꯝ ꯇꯥꯅ ꯀꯦꯊꯔꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯑꯗꯨꯗ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯥ ꯃꯦꯝꯃꯅ ꯍꯪꯂꯛꯏ ꯏꯆꯥꯗꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯃꯁꯨꯝ ꯇꯥꯅ ꯀꯦꯊꯔꯛꯂꯤꯕꯁꯤꯕꯣ ꯀꯩꯁꯨ ꯆꯠꯂꯣꯏꯗ ꯏꯃꯥ ꯆꯠꯊꯣꯛꯀꯗꯕ ꯂꯩꯇ꯭ꯔꯒꯕꯨ ꯃꯁꯨꯝ ꯇꯥꯅ ꯀꯦꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯆꯥꯛ ꯊꯣꯡꯂꯝꯗꯥꯏꯒꯤ ꯀꯦꯔꯤꯅꯤ ꯏꯃꯥ ꯅꯪ ꯕꯁꯤꯗꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯈꯤꯕꯅꯤꯀꯣ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯃꯁꯨꯝ ꯇꯥꯅ ꯀꯦꯗ ꯂꯩꯔꯝꯕꯒꯤ ꯑꯃꯨꯛ ꯉꯥꯡꯕꯤꯁꯅꯤ ꯂꯥꯎ ꯆꯥꯛ ꯊꯣꯡꯉꯨ ꯂꯥꯛꯑꯣ ꯏꯃꯥ ꯌꯦꯡꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯍꯣꯏ ꯂꯥꯛꯑꯒꯦ ꯆꯠꯂꯝꯃꯨ ꯑꯩꯅ ꯀꯦꯔꯒ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯑꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦꯃꯤ ꯇꯥ ꯇꯣꯝꯄꯣꯛꯇꯨꯕꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯕ ꯖꯥꯠꯂ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯤ ꯌꯧꯁꯤꯜꯂꯛꯑꯦ ꯊꯣꯛꯂꯝꯕꯁꯨ ꯌꯥꯔꯦꯗ ꯑꯩꯁꯨ ꯐꯅꯦꯛ ꯐꯤ ꯍꯣꯡꯗꯣꯛꯂꯒ ꯊꯣꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯍꯥꯎ ꯀꯦꯕꯗꯨ ꯁꯠ ꯂꯣꯏꯁꯤꯜꯂ ꯃꯇꯨꯡ ꯐꯅꯦꯛ ꯐꯤ ꯑꯍꯟꯕ ꯎꯄꯨꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯁꯦꯠꯂꯒ ꯃꯌꯨꯝꯗꯒꯤ ꯃꯄꯥ ꯑꯃ ꯎꯗ꯭ꯔꯤꯉꯩꯗ ꯊꯣꯔꯛꯂꯝꯃꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯄꯥ ꯏꯕꯣꯍꯜꯗꯨ ꯂꯥꯞꯇꯛꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯕꯥꯁꯤ ꯂꯥꯛꯑꯦꯅꯦ ꯁꯤꯗꯤ ꯑꯁ ꯑꯩꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯔꯦ ꯕꯥꯁꯤꯅ ꯅꯛꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯁꯝꯕꯜꯁꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯍꯥꯎ ꯃꯄꯥ ꯎꯗꯅꯕ ꯁꯝꯕꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯝꯃꯤ ꯏꯕꯣꯍꯜ ꯃꯆꯥꯅꯨꯄꯤ ꯃꯥꯟꯕ ꯑꯃ ꯎꯈꯤꯕꯗꯨꯗ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯁꯤꯒꯤ ꯁꯝꯕꯜ ꯃꯌꯥꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯍꯥꯎ ꯃꯥꯟꯕ ꯎꯈꯤꯕꯅꯤꯗ ꯅꯠꯇ꯭ꯔꯖꯥꯠꯂꯅꯦ ꯀꯗꯣꯝꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯎꯗꯦꯅꯦ ꯅꯠꯇ꯭ꯔꯒ ꯍꯦꯔꯥ ꯅꯠꯇ꯭ꯔ ꯃꯥꯜꯂꯦꯗ ꯎꯗꯦ ꯆꯪꯂꯒꯦꯗ ꯌꯨꯝꯗ ꯄꯨꯠ ꯄ꯭ꯔꯦꯠ ꯀꯧꯔ ꯖꯥꯠꯂꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ
ꯏꯕꯣꯍꯜ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯉꯛꯏ ꯃꯌꯨꯝꯗ ꯈꯩꯕꯁꯤꯁꯦ ꯎꯗꯤ ꯎꯈꯤꯗ꯭ꯔꯤ ꯑꯩꯅ ꯁꯝꯕꯜ ꯃꯔꯨꯝꯗ ꯂꯨꯝꯃꯤꯁꯦ ꯆꯠꯂꯒꯦ ꯆꯦꯜꯂꯨꯔꯒꯦ ꯇꯥ ꯇꯣꯝꯄꯣꯛꯀ ꯃꯦꯝꯃ ꯃꯦꯝꯃ ꯑꯣ ꯀꯔꯤ ꯍꯥꯏꯒꯦ ꯀꯧꯗ꯭ꯔꯕꯁꯨ ꯆꯪꯕꯤꯔꯛꯑꯣ ꯏꯃꯨꯡꯗ ꯌꯥꯆꯪꯂꯛꯄꯁꯤꯗ ꯄꯪꯀꯧ ꯀꯧꯕꯤꯔꯅꯨꯋꯣ ꯑꯩ ꯆꯥꯛꯁꯪꯗ ꯂꯩꯖꯩꯌꯦ ꯅꯆꯥꯅꯨꯄꯤ ꯂꯩꯍꯧꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯅꯪꯅ ꯆꯥꯛꯁꯪꯗ ꯂꯩꯔꯤꯕꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯃꯁꯨꯝ ꯇꯥꯅ ꯀꯦꯍꯧꯕꯅꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯃꯁꯨꯝ ꯇꯥꯅ ꯀꯦꯔꯤꯅ ꯀꯔꯤꯒꯤ ꯈꯪꯗꯦ ꯑꯩꯁꯨ ꯍꯪꯂꯕꯁꯨꯅꯦ ꯈꯨꯝꯗꯦ ꯃꯣꯏ ꯕꯥꯁꯤ ꯑꯃꯨꯛ ꯍꯪꯕꯤꯔꯨꯔꯗꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯍꯪꯉꯣꯏ ꯍꯪꯉꯣꯏ ꯑꯩ ꯀꯔꯤ ꯇꯧꯕꯒꯤ ꯍꯪꯗꯣꯏꯅꯣ ꯅꯨꯄꯤ ꯅꯣꯏꯒꯤꯗꯤ ꯆꯔꯥ ꯅꯥꯝ ꯍꯦꯜꯂꯕꯁꯨ ꯀꯦꯗꯕꯗꯤ ꯌꯥꯗꯕꯅꯤ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯨꯃꯤꯟ ꯂꯩꯕꯤꯔꯣ ꯋꯥ ꯉꯥꯡꯕꯤꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯋꯥꯈꯜ ꯋꯥꯔꯗꯨꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯃꯃꯥ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯅꯨꯄꯤꯒ ꯀꯣꯏꯕ ꯈꯪꯕ꯭ꯔꯣ ꯅꯪꯕꯣ ꯈꯪꯗꯦꯗ ꯏꯃꯣꯏ ꯄꯥꯕ ꯉꯁꯥꯏꯕꯨꯗꯤ ꯐꯥꯒꯤꯔ ꯀꯔꯤꯅꯣ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯕꯅꯤ ꯅꯨꯄꯤ ꯆꯦꯜꯂꯨꯒꯦ ꯍꯥꯏꯗꯅ ꯑꯩꯗꯤ ꯐꯥꯒꯤ ꯑꯣꯏꯔꯕꯣꯏ ꯈꯟꯗꯅꯅꯦ ꯁꯥꯡꯊꯅ ꯍꯪꯂꯨꯗ꯭ꯔꯤ ꯅꯨꯄꯤ ꯆꯦꯜꯂꯝꯗꯧ ꯃꯥꯟꯁꯤꯜꯂꯤ ꯅꯆꯥꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯗꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕ ꯉꯥꯏꯔꯁꯤꯔꯣ ꯃꯣꯏ ꯄꯥꯕ ꯃꯗꯨꯅ ꯐꯔꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯂꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯄꯤ ꯆꯦꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯅꯤꯅ ꯁꯣꯝꯗ ꯃꯊꯥꯒ ꯁꯥꯗ ꯂꯩꯔꯤꯕꯁꯤ ꯃꯥꯗꯤ ꯅꯨꯄꯤ ꯆꯦꯜꯂꯕꯅꯤ ꯆꯥꯗꯅ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯂꯝꯗꯣꯏꯅꯤꯅꯦ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯃꯣꯏ ꯄꯥꯕ ꯇꯥꯅꯤꯡꯗꯦꯅ ꯂꯥꯏꯃ ꯑꯉꯥꯡ ꯃꯆꯥꯅ ꯉꯥꯡꯗꯧ ꯋꯥꯁꯦ ꯃꯣꯏ ꯄꯥꯕꯅ ꯉꯥꯡꯕꯤꯔꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯇꯪ ꯇꯥꯕꯤꯝ ꯈꯪꯂꯅꯤ ꯇꯨꯝꯂꯨꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯆꯥꯅꯨꯄꯥꯗꯣ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯒ ꯋꯥꯎꯔꯅꯨ ꯑꯣꯟꯊꯣꯛꯄꯒꯤ ꯃꯄꯥꯅꯤꯗꯀꯣ ꯃꯣꯏ ꯄꯥꯕ ꯅꯍꯥꯛꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯇꯣꯝꯄꯣꯛꯀꯤ ꯃꯔꯨꯞ ꯊꯣꯏꯕꯗꯨ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯃꯇꯥꯎ ꯇꯣꯝꯄꯣꯛꯇꯨ ꯉꯔꯥꯡ ꯅꯨꯄꯤ ꯆꯦꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯍꯧꯏ ꯍꯥꯏꯗꯅ ꯄꯥꯎꯗꯨ ꯇꯥꯕꯗ ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯛꯏ ꯇꯣ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤꯇꯣ ꯃꯥꯗꯤ ꯅꯨꯄꯤ ꯆꯦꯟꯗꯅ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯑꯝꯃꯤꯁꯤ ꯎꯔꯕ ꯃꯃꯥ ꯊꯣꯏꯕ ꯅꯪ ꯃꯔꯨꯞꯇꯨꯕꯨ ꯉꯔꯥꯡ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯀꯔꯤ ꯃꯊꯦꯜ ꯑꯍꯥꯎꯕ ꯄꯤꯖꯔꯕ ꯃꯣꯏ ꯄꯥꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯉꯥꯡ ꯅꯠꯇ ꯑꯍꯜ ꯅꯠꯇ ꯑꯗꯨꯒꯤ ꯋꯥꯗꯨꯕꯨ ꯑꯉꯥꯡꯁꯦ ꯍꯪꯂꯤꯕꯁꯤꯕꯨ ꯏꯀꯥꯏꯕꯤꯗ꯭ꯔꯣ ꯃꯣꯏ ꯄꯥꯕꯕꯣ ꯏꯀꯥꯏꯗꯦꯍꯦ ꯏꯆꯥꯒꯨꯝꯕꯁꯤꯗ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯈꯨꯝꯃꯣ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯊꯣꯏꯕꯁꯨ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯗꯅ ꯈꯨꯝꯂꯛꯏ ꯄꯥꯕ ꯏꯇꯥꯎ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯁꯔꯦꯡ ꯑꯆꯧꯕ ꯀꯛꯊꯕꯅꯤ ꯉꯔꯥꯡꯗꯣ ꯑꯩꯅ ꯇꯣ ꯃꯁꯤ ꯈꯪꯕꯒꯤꯅꯤꯅꯦ ꯑꯩꯅ ꯍꯪꯒꯦꯎꯅ ꯍꯪꯂꯤꯕꯁꯤ ꯃꯃꯥ ꯅꯪꯕꯣ ꯃꯣꯏ ꯄꯥꯕꯒꯤ ꯀꯇꯨ ꯀꯔꯟꯗꯣ ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯗ꯭ꯔꯤꯌꯦ ꯊꯣꯏꯕ ꯏꯃꯧ ꯑꯣꯏꯗꯣꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯃꯁꯛ ꯃꯇꯧ ꯃꯔꯝ ꯆꯠꯄꯨ ꯀꯝꯗꯧꯒꯦ ꯏꯃꯥ ꯑꯩꯈꯣꯏ ꯇꯤꯟꯅꯔꯛꯄꯗꯗꯤ ꯑꯗꯨꯛ ꯍꯛꯅ ꯐꯠꯇꯕ ꯑꯣꯏꯅꯗꯤ ꯇꯧꯈꯤꯗꯦ ꯑꯣ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯏꯃꯥ ꯄꯥꯕ ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯍꯣꯏ ꯏꯃꯥꯁꯨꯅꯦ ꯁꯥꯒꯩꯒꯤ ꯏꯆꯦ ꯑꯃꯅꯤꯒ ꯏꯃꯧ ꯂꯧꯕ ꯂꯥꯛꯂꯒꯦ ꯊꯣꯏꯕ ꯍꯣꯏ ꯏꯃꯥ ꯏꯕꯣꯍꯜ ꯌꯥꯝ ꯉꯛꯅ ꯍꯥꯏꯔꯛꯏ ꯃꯦꯝꯃ ꯅꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯊꯝꯕ ꯁꯨꯔꯨꯞꯕꯤꯔꯤ ꯑꯝꯇ ꯃꯥꯡꯗ꯭ꯔꯦꯅꯦ ꯃꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯕꯖꯥꯠꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯅꯆꯥꯅꯨꯄꯤꯅ ꯌꯨꯝꯁꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯌꯦꯅꯈꯥ ꯂꯨꯀꯥꯁꯦ ꯁꯨꯔꯨꯞꯕꯤꯔꯤ ꯃꯅꯝꯅ ꯑꯃꯨꯛꯇꯣꯏꯕ ꯅꯝꯃꯤ ꯊꯣꯛꯂꯒ ꯌꯦꯡꯉꯨꯔꯦ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯊꯃꯣꯏꯗꯨꯗꯤꯅꯦ ꯆꯤꯡꯅꯈꯤꯕꯅꯤ ꯌꯨꯝꯁꯤꯗ ꯃꯣꯏ ꯕꯥꯁꯤ ꯅꯠꯇꯅ ꯁꯨꯔꯨꯞꯕꯤꯔꯤ ꯊꯛꯂꯤꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯤꯁꯛꯇꯣ ꯁꯨꯈꯪ ꯈꯪꯈꯤꯗꯕꯅꯤ ꯃꯦꯝꯃ ꯅꯪꯕꯨ ꯆꯨꯔꯨꯞꯀ ꯂꯣꯟꯅ ꯊꯛꯏꯔꯣ ꯍꯥꯏꯌꯨꯅꯦ ꯏꯀꯥꯏꯔꯨꯅꯨꯅꯦ ꯅꯪꯒꯤ ꯅꯨꯄꯥꯗꯕꯨ ꯀꯔꯤꯅꯣꯗ ꯃꯣꯏꯕꯁꯤ ꯇꯥꯅꯤꯡꯗꯦꯗ ꯃꯤꯅꯒ ꯇꯥꯔꯒ ꯑꯩꯕꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯉꯥꯡꯕꯤꯔꯔꯣꯏ ꯍꯅꯨꯊꯪꯗꯩꯕꯨ ꯑꯊꯤꯕ ꯃꯤꯡꯆꯠꯅꯅꯦ ꯏꯃꯤꯡ ꯁꯦꯡꯒꯥ ꯀꯥꯏꯈꯩ ꯆꯠꯅꯅꯤ ꯑꯗꯨꯝꯕ ꯃꯊꯣꯡ ꯈꯪꯗ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯕꯤꯔꯛꯀꯅꯨꯀꯣ ꯁꯥꯎꯖꯤꯟꯅꯧ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯍꯥꯟꯅ ꯐꯖꯅ ꯈꯨꯝꯂꯧꯅꯦ ꯑꯩ ꯌꯥꯝ ꯆꯤꯡꯅꯔꯛꯏ ꯂꯩꯍꯥꯎ ꯂꯩꯔꯤꯉꯩꯗꯗꯤ ꯃꯉꯣꯟꯗ ꯇꯥꯏꯁꯤꯟꯕ ꯌꯥꯅꯤ ꯈꯟꯗꯅ ꯆꯨꯔꯨꯞ ꯍꯨꯔꯥꯜꯂꯒ ꯊꯛꯂꯤꯕ꯭ꯔꯥ ꯏꯃꯤ ꯅꯪꯕꯣ ꯃꯣꯏ ꯕꯥꯁꯤ ꯊꯛꯇꯦꯃꯤ ꯑꯩꯕꯣ ꯅꯣꯏꯒꯤ ꯆꯨꯔꯨꯞꯀꯥꯗꯣ ꯃꯅꯝ ꯑꯗꯨꯛ ꯌꯥꯝꯅ ꯅꯝꯊꯤꯈ꯭ꯔꯕ ꯏꯁꯥꯗ ꯐꯅꯤ ꯐꯔꯣꯏꯁꯨ ꯈꯪꯗꯕꯗꯨꯕꯨ ꯑꯩꯅ ꯊꯛꯂꯝꯒꯅꯤ ꯈꯜꯂꯤꯔꯣ ꯅꯣꯏꯒꯤ ꯆꯨꯔꯨꯞꯄꯨ ꯍꯦꯟꯕꯅꯦ ꯅꯨꯄꯤ ꯃꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏꯗꯅ ꯆꯥꯔꯤꯕ ꯀ꯭ꯋꯥ ꯐꯥꯎꯕ ꯑꯩ ꯆꯥꯖꯗꯦꯀꯣ ꯐꯔꯦ ꯅꯃꯣꯏ ꯃꯁꯦꯅ ꯊꯛꯇꯦ ꯍꯥꯏꯔꯕꯅꯤꯅ ꯅꯆꯥꯅꯨꯄꯤꯅ ꯁꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯣꯏꯅ ꯑꯩ ꯍꯪꯂꯒꯦ ꯍꯪꯕꯤꯔꯣ ꯀꯅꯥꯅ ꯊꯛꯏꯗꯣ ꯈꯪꯅꯅꯕ ꯁꯣꯝꯗ ꯂꯩꯍꯥꯎ ꯃꯥꯗꯤ ꯆꯨꯔꯨꯞ ꯊꯛꯂꯛꯇꯕ ꯃꯇꯝ ꯀꯨꯏꯔꯛꯂꯕꯅ ꯆꯨꯔꯨꯞ ꯊꯛꯅꯤꯡꯕꯅ ꯃꯁꯥꯗꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯍꯦꯜꯂꯛꯂꯝꯃꯤ ꯑꯁ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯖꯔꯝꯃꯗꯤ ꯑꯩ ꯂꯣꯟꯅ ꯑꯩꯈꯣꯏꯒꯤ ꯕꯥꯁꯤꯒꯤ ꯆꯨꯔꯨꯞ ꯕꯤꯔꯤꯗꯣ ꯊꯛꯆꯔꯝꯃꯣꯏꯗꯕꯅꯤ ꯑꯩꯅ ꯊꯤꯕꯨꯡ ꯂꯥꯎꯔꯨꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯌꯥꯗ ꯋꯥꯔꯕꯅꯣꯕꯁꯦ ꯑꯩ ꯆꯨꯔꯨꯞ ꯊꯛꯅꯤꯡꯕꯅ ꯆꯤꯟꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯃꯧ ꯑꯁ
ꯀꯛꯎꯔꯗꯧꯅꯤ ꯃꯁꯤꯒꯤ ꯏꯃꯥꯁꯤꯁꯨꯕ ꯑꯩꯅ ꯁꯣꯝꯗ ꯆꯨꯔꯨꯞ ꯊꯛꯅꯤꯡꯕꯅ ꯉꯥꯎꯔꯦ ꯃꯧ ꯀꯩꯗꯧꯔꯖꯥꯠꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯧꯁꯤꯕꯨ ꯈꯨꯝꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯇꯣꯝꯄꯣꯛ ꯍꯩ ꯇꯣꯝꯄꯣꯛ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯑꯩ ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯇꯧꯔꯤꯌꯦ ꯏꯆꯥꯁꯦ ꯑꯁꯨꯝꯅ ꯍꯣꯡꯂꯛꯀꯅꯤꯗꯤ ꯊꯥꯖꯔꯨꯗꯦꯅ ꯇꯧꯔꯤꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯗꯤ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯗꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯔ ꯃꯇꯨꯡꯗꯗꯤ ꯊꯕꯛ ꯀꯟꯈꯤꯕꯁꯤꯅ ꯏꯃꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯅꯨꯄꯤ ꯊꯤꯔ ꯃꯇꯨꯡ ꯊꯕꯛ ꯁꯨꯔꯛꯀꯅꯤꯅ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯅꯤ ꯈꯪꯉꯝꯃꯗꯤ ꯄꯨꯡꯀꯛ ꯆꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯊꯤꯖꯟꯕꯤꯔꯝꯒꯗꯕꯅꯤꯅꯦ ꯏꯃꯥꯅ ꯑꯁ ꯏꯃꯥ ꯌꯥꯔꯦꯗ ꯏꯁ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯨꯄꯥ ꯍꯣꯏ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯋꯥꯈꯜꯒ ꯌꯥꯝ ꯇꯥꯈ꯭ꯔꯦꯀꯣ ꯏꯃꯥ ꯑꯩ ꯀꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪ ꯀꯧꯔꯤꯁꯦ ꯌꯥꯝ ꯀꯧꯅꯤꯡꯗꯅ ꯀꯧꯕ ꯅꯠꯇꯦꯅꯦ ꯍꯣ ꯑꯗꯨꯕꯨꯅꯦ ꯅꯆꯥꯅ ꯍꯪꯖꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩꯕꯨ ꯀꯧꯔꯤꯕꯣ ꯏꯃꯧꯗꯣ ꯉꯁꯤꯒꯤ ꯎꯗ꯭ꯔꯤꯌꯦ ꯃꯥꯕꯨ ꯃꯁꯥꯒ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯐꯦꯠ ꯍꯥꯏꯈꯤꯕꯅꯤ ꯏꯃꯧꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯅꯪꯅ ꯂꯥꯏꯊꯣꯛꯇꯅ ꯏꯪꯈꯣꯜꯒ ꯇꯧꯗꯅ ꯂꯩꯊꯣꯛꯂꯤꯕꯅꯤꯅꯦ ꯑꯗꯨꯏ ꯅꯠꯇꯦꯕ ꯏꯃꯥ ꯂꯩꯍꯥꯎꯅ ꯀꯩꯁꯨ ꯇꯧꯔꯦ ꯍꯥꯏꯕꯗꯒꯤ ꯑꯩ ꯏꯪꯈꯣꯜ ꯌꯣꯄꯥꯛ ꯇꯧꯔꯒꯦꯅ ꯊꯣꯛꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯍꯥꯏ ꯅꯪꯒꯤ ꯌꯣꯄꯥꯛ ꯇꯧꯕꯒ ꯂꯥꯏꯔꯤ ꯏꯃꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯂꯩꯕꯤꯔꯨꯁꯨ ꯆꯠꯂꯣ ꯌꯨꯝꯁꯤ ꯂꯥꯛꯄꯒ ꯀꯨꯏꯗ꯭ꯔꯤꯕꯒ ꯑꯣꯏꯔꯦ ꯋꯥꯈꯜ ꯄꯤꯛꯊꯈꯤꯅꯤꯀꯣ ꯍꯣꯏ ꯆꯪꯉꯒꯦ ꯁꯤꯒꯤ ꯐꯩꯖꯣꯝꯁꯤ ꯂꯣꯏꯔꯒ ꯑꯗꯨ ꯂꯣꯏꯕ ꯉꯥꯏꯗ ꯂꯩꯔꯅꯨꯅꯦ ꯅꯪꯕꯨ ꯇꯣꯝꯄꯣꯛ ꯆꯪꯉꯒꯦ ꯏꯃꯥ ꯊꯕꯛꯀꯁꯦ ꯇꯧꯐꯝ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯇꯣꯝꯄꯣꯛ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯆꯧꯕꯗꯨ ꯃꯇꯝ ꯃꯇꯝꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯀꯩꯊꯦꯜꯗ ꯃꯃꯥꯅ ꯌꯣꯟꯕ ꯆꯠꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯅꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯔꯒ ꯀꯥꯔꯛꯄꯗ ꯈꯨꯜꯒꯤ ꯃꯇꯥꯎ ꯑꯃꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯇꯥꯎ ꯆꯥꯎꯊꯣꯏ ꯌꯨꯝꯗ ꯍꯜꯂꯗꯣꯏꯔꯣ ꯍꯣꯏ ꯏꯇꯥꯎ ꯍꯜꯂꯒꯦ ꯆꯥꯛ ꯇꯣꯛꯂꯒ ꯑꯃꯨꯛ ꯀꯨꯝꯂꯛꯂꯒꯦ ꯏꯆꯥ ꯅꯨꯄꯥꯒ ꯌꯨꯝꯗ ꯀꯥꯔꯗ ꯑꯣꯏꯔꯕꯗꯤ ꯃꯩꯈꯨ ꯉꯥꯏꯍꯥꯛ ꯈꯨꯃꯤꯟꯅꯈꯤꯁꯤꯔꯣ ꯏꯇꯥꯎ ꯄꯥꯏꯔꯣꯏꯒꯦ ꯏꯇꯥꯎ ꯑꯩ ꯀꯨꯏꯔꯦ ꯃꯩꯈꯨ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯗꯤ ꯃꯩꯈꯨ ꯅꯠꯇꯕ ꯆꯨꯔꯨꯞ ꯕꯤꯔꯤꯗꯤ ꯄꯥꯏꯕꯤꯔꯤꯕ ꯏꯇꯥꯎ ꯑꯗꯨꯗꯤ ꯍꯩꯅꯕꯤꯅꯤ ꯅꯣꯡꯃꯒꯤ ꯃꯆꯩ ꯃꯁꯤꯡ ꯍꯧꯗ꯭ꯔꯕꯗꯤ ꯆꯥꯛꯀ ꯆꯪꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯈꯔ ꯂꯦꯞꯄꯤ ꯏꯃꯧꯒꯤ ꯃꯃꯥꯡꯗ ꯃꯀꯨꯕꯣꯏꯁꯤ ꯅꯤꯁꯥ ꯆꯥꯕꯣꯏ ꯈꯟꯈꯤꯅꯤ ꯍꯥꯏꯗꯅ ꯐꯩ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯏꯇꯥꯎ ꯁꯤꯁꯦ ꯆꯨꯔꯨꯞ ꯃꯄꯨꯟ ꯑꯁꯤ ꯏꯇꯥꯎꯅ ꯂꯣꯟꯅ ꯃꯇꯝ ꯈꯔ ꯊꯛꯅꯕ ꯄꯥꯏꯈ꯭ꯔꯣ ꯐꯔꯦꯗ ꯏꯇꯥꯎ ꯃꯆꯩ ꯑꯃꯗꯨꯝ ꯊꯛꯂꯒ ꯆꯠꯈꯤꯒꯦ ꯑꯩ ꯆꯠꯂꯣ ꯏꯇꯥꯎ ꯑꯩꯁꯨ ꯃꯩꯈꯨ ꯉꯥꯏꯍꯥꯛꯇ ꯈꯨꯍꯧꯈꯤꯒꯦ ꯍꯣꯏ ꯏꯇꯥꯎ ꯈꯨꯕꯤꯍꯧ ꯉꯥꯏꯍꯥꯛ ꯆꯥꯎꯊꯣꯏ ꯃꯥꯁꯨ ꯃꯇꯥꯎꯅ ꯄꯤꯔꯛꯂꯤꯕ ꯆꯨꯔꯨꯞ ꯃꯄꯨꯟ ꯑꯗꯨꯗꯒꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯂꯧꯊꯣꯛꯂꯒ ꯐꯨꯔꯤꯠꯈꯥꯎꯗ ꯌꯥꯎꯔꯤꯕ ꯃꯩꯈꯦꯠꯇꯨ ꯂꯧꯊꯣꯛꯂꯒ ꯈꯦꯠꯂꯒ ꯌꯥꯝ ꯍꯥꯎꯅ ꯊꯛꯇꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯩꯍꯥꯎ ꯆꯥꯛꯊꯤꯕ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯗ ꯍꯪꯂꯛꯏ ꯏꯃꯥ ꯆꯥꯛꯁꯦ ꯄꯥꯕ ꯍꯜꯂꯛꯂꯒ ꯄꯨꯂꯞ ꯆꯥꯗꯣꯏꯔꯥ ꯍꯣꯏ ꯆꯥꯔꯁꯤ ꯇꯣꯝꯄꯣꯛꯁꯨ ꯍꯜꯂꯛꯂꯅꯤ ꯏꯃꯥ ꯋꯥꯍꯩꯒꯦ ꯉꯁꯤꯗꯤꯅꯦ ꯏꯃꯥꯒꯤ ꯂꯩꯍꯥꯎ ꯍꯣꯏ ꯏꯃꯥ ꯍꯥꯏꯕꯤꯌꯨꯅ ꯃꯧꯗ ꯏꯃꯥꯗꯤꯅꯦ ꯅꯪ ꯄꯥꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯐꯥꯎ ꯆꯥꯗꯦ ꯑꯗꯨꯅꯅꯦ ꯅꯪꯅ ꯏꯃꯥꯗ ꯍꯪꯕꯗꯨ ꯉꯁꯤꯗꯒꯤ ꯀꯥꯎꯔꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯀꯥꯎꯖꯔꯣꯏ ꯑꯗꯣ ꯏꯃꯥ ꯃꯥꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯅꯣ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯄꯤꯔꯨꯁꯣ ꯍꯥꯏꯗꯅ ꯊꯥꯈꯤꯕꯅꯤ ꯑꯣ ꯏꯃꯥ ꯑꯗꯨꯗꯤ ꯆꯥꯛꯁꯤꯡꯗꯣ ꯀꯨꯞꯁꯤꯜꯂꯨꯈꯤꯒꯦ ꯄꯥꯕ ꯍꯜꯂꯛꯂꯒ ꯆꯥꯅꯕ ꯍꯣꯏ ꯂꯩꯍꯥꯎ ꯆꯪꯈ꯭ꯔ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧꯗꯨ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯊꯝꯕꯥꯜꯗ ꯏꯆꯦ ꯊꯝꯕꯥꯜ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ ꯅꯆꯥꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯄꯕꯨ ꯅꯃꯧ ꯑꯐꯕꯤ ꯃꯁꯨ ꯍꯦꯛꯇ ꯐꯪꯖꯤꯜꯂꯛꯏ ꯏꯅꯥꯎ ꯃꯁꯤꯗꯤ ꯑꯩꯅ ꯇꯝꯕ ꯉꯝꯂꯨꯕ ꯅꯠꯇꯦꯗ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯅ ꯇꯝꯂꯛꯂꯕꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯏꯆꯦ ꯋꯥꯕꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯁꯨ ꯌꯥꯝ ꯋꯥꯔꯛꯂꯤꯕꯗꯨꯗꯤ ꯏꯅꯥꯎ ꯍꯥꯟꯅꯗꯤ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯗꯒꯤ ꯀꯔꯤꯗꯒꯤ ꯑꯩꯅ ꯉꯥꯛꯇꯅꯤ ꯇꯧꯔꯝꯂꯤꯕ ꯆꯨꯝꯃꯤ ꯏꯆꯦꯅ ꯍꯥꯏꯔꯤꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯐꯪꯂꯕ ꯅꯠꯇ꯭ꯔꯣ ꯈꯔꯗꯤ ꯐꯪꯂꯛꯂꯦ ꯍꯥꯏꯕ ꯇꯥꯏꯌꯦ ꯏꯅꯥꯎ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯏꯟꯁꯥꯡꯁꯦ ꯄꯪꯍꯥꯎꯗ ꯍꯥꯎꯔꯝꯒꯅꯤꯗ ꯍꯥꯎꯔꯤ ꯏꯟꯁꯥꯡꯒꯗꯤꯅꯦ ꯈꯨꯍꯥꯎ ꯆꯥꯗꯅ ꯍꯥꯎꯔꯤ ꯑꯗꯨꯗꯤ ꯏꯆꯦ ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯆꯈ꯭ꯔꯒꯦ ꯍꯣꯏ ꯏꯆꯦꯁꯨ ꯂꯩꯍꯧꯔꯦꯀꯣ ꯊꯤꯟꯗꯣꯛꯇ꯭ꯔꯦ ꯌꯨꯝꯁꯨ ꯅꯛꯄꯅꯤꯅ ꯏꯆꯦ ꯅꯪꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯂꯩꯍꯥꯎ ꯆꯨꯔꯨꯞ ꯊꯛꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯆꯔꯨ ꯏꯀꯨ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯆꯔꯨ ꯈꯨꯛꯀꯤ ꯃꯈꯣꯛ ꯑꯍꯣꯕꯗꯨ ꯈꯔ ꯈꯟꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯑꯃꯅ ꯃꯩ ꯆꯝꯂꯒ ꯊꯛꯂꯤ ꯁꯤꯈ꯭ꯔꯗꯤ ꯑꯩꯅ ꯆꯨꯔꯨꯞ ꯊꯛꯅꯤꯡꯕꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯂꯦꯗꯅ ꯍꯌꯦꯡ ꯃꯈꯩꯗꯤ ꯆꯨꯔꯨꯞ ꯊꯛꯅꯤꯡꯂꯕꯗꯤ ꯆꯔꯨ ꯏꯀꯨꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯆꯔꯨ ꯈꯨꯛꯁꯦ ꯍꯦꯛ ꯊꯛꯄ ꯇꯥꯔꯦ ꯊꯝꯕꯥꯜ
ꯃꯈꯣꯏꯒꯤ ꯆꯔꯨ ꯏꯀꯨ ꯄꯩꯔꯤꯕꯗꯨꯗ ꯃꯩꯈꯨ ꯀꯥꯔꯛꯄꯗꯨꯗ ꯂꯩꯀꯥꯏꯒꯤ ꯂꯝꯍꯦꯟꯕ ꯑꯉꯥꯡꯁꯤꯡꯅ ꯃꯈꯣꯏꯒꯤ ꯆꯔꯨ ꯏꯀꯨ ꯑꯗꯨ ꯃꯩ ꯆꯨꯔꯝꯂꯕꯣꯏ ꯅꯤꯡꯗꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ꯫ ꯀꯅꯥ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯆꯔꯨ ꯏꯀꯨ ꯃꯩ ꯊꯥꯔꯤꯕꯗꯨꯕꯣ ꯂꯩꯔꯝꯃꯨ ꯈꯪꯉꯦꯕ ꯉꯁꯤ ꯊꯝꯕꯥꯜ ꯏꯇꯤꯛ ꯈꯪꯍꯟꯒꯦꯕ꯫ ꯍꯣꯏꯃ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯑꯁ ꯑꯩ ꯆꯦꯟꯁꯤꯜꯂꯨꯔꯒꯦ ꯀꯥꯗ ꯏꯃꯥ ꯎꯗ꯭ꯔꯤꯉꯩꯗ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯍꯥꯎ ꯃꯅꯦꯝ ꯎꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯝꯕꯥꯜꯅ ꯆꯔꯨ ꯏꯀꯨ ꯃꯅꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯆꯔꯨ ꯏꯀꯨꯁꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯅ ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯃꯊꯟꯇ ꯑꯣꯏꯅ ꯉꯛꯆꯔꯝꯃꯤ꯫ ꯀꯔꯤꯅꯣꯗ ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯆꯔꯨ ꯏꯀꯨ ꯑꯁꯣꯝꯗꯒꯤ ꯃꯩꯈꯨ ꯀꯥꯔꯛꯈꯤꯕ ꯎꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯀꯥꯟꯗ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯕꯣ꯫ ꯇꯝꯅꯔꯤ ꯆꯠꯂꯅꯦ ꯑꯩꯅꯦ ꯍꯅꯨ ꯊꯪꯁꯤꯗ ꯀꯤꯕ ꯑꯗꯨꯝ ꯌꯥꯎꯁꯤꯜꯂꯦꯗ ꯏꯃꯨꯡ ꯆꯪꯍꯧꯔꯒꯦ ꯃꯩꯈꯨ ꯀꯥꯔꯛꯇ꯭ꯔꯤꯉꯩꯗ꯫ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯤꯀꯣ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯁꯦ ꯀꯌꯥꯗ ꯄꯪꯉꯤꯅꯣ ꯌꯦꯡꯉꯨꯅꯦ, ꯑꯩꯅ ꯆꯨꯔꯨꯞ ꯁꯥꯔꯒ ꯊꯛꯑꯝꯕꯒꯤ ꯃꯩꯈꯨ ꯈꯨꯕꯗꯨꯗ ꯃꯥꯅ ꯀꯤꯔꯒ ꯆꯦꯜꯂꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯍꯜꯂꯛꯂꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯆꯠꯀꯗꯕ ꯃꯊꯧ ꯑꯃꯨꯛ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯉꯁꯥꯏ ꯃꯥꯅ ꯆꯔꯨ ꯏꯀꯨ ꯑꯗꯣꯝꯗ ꯃꯩꯈꯨ ꯈꯨꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯗ ꯀꯤꯅ ꯀꯤꯅ ꯂꯤꯔꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯤꯕ ꯃꯇꯧꯗꯨꯗ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ ꯅꯪꯅ ꯇꯧꯊꯣꯔꯛꯄꯁꯤꯃ ꯃꯊꯣꯡ ꯆꯥꯕ ꯑꯃꯇꯦꯛ ꯇꯧꯔꯛꯇꯦꯗꯀꯣ꯫ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯄꯤꯗꯕꯒꯤ ꯋꯥꯔꯣ ꯅꯣꯛꯇꯅꯒ ꯇꯧꯔꯤꯗꯨꯕꯣ꯫ ꯍꯩ ꯎꯁꯤꯠꯇꯕ ꯅꯠꯇꯦꯅꯦ ꯑꯩꯒꯤꯁꯦ ꯅꯣꯛꯅꯤꯡꯕꯒꯤꯅꯤꯅꯦ ꯅꯣꯛꯅꯤꯡꯕꯒꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯔꯨ ꯏꯀꯨꯁꯦ ꯇꯝꯅꯕ ꯊꯦꯡꯅꯈ꯭ꯔꯕꯣ ꯅꯪꯕꯣ ꯍꯥ? ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯌꯥꯝ ꯀꯤꯅꯒ ꯑꯩꯈꯣꯏꯒꯤ ꯆꯔꯨ ꯏꯀꯨꯁꯦ ꯇꯝꯅꯕ ꯃꯥꯜꯂꯤ, ꯑꯩꯅ ꯁꯨꯃꯥꯡꯗꯒꯤ ꯃꯩꯈꯨꯒꯨꯝꯕ ꯎꯏꯌꯦꯅ ꯆꯪꯉꯨꯔꯒ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯩꯈꯨꯁꯨ ꯈꯨꯔꯝꯗ꯭ꯔꯒ ꯀꯥꯏꯗꯅꯒ ꯍꯥ? ꯅꯪ ꯁꯤꯃꯅꯦ ꯅꯣꯛꯎ ꯄꯦꯟꯅ ꯅꯣꯛꯍꯧꯔꯣ, ꯃꯣꯏ ꯄꯥꯕꯗꯤꯅꯦ ꯅꯣꯛꯍꯧꯔꯣꯕ ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦ꯫ ꯆꯠꯂꯨ ꯑꯗꯨꯒ ꯃꯤꯒꯤ ꯆꯔꯨ ꯏꯀꯨ ꯃꯌꯥ ꯌꯧꯕ ꯀꯥꯟꯗꯅꯦ ꯑꯃꯨꯛ ꯇꯝꯅꯔꯦꯅ ꯑꯃꯨꯛ ꯀꯟꯅ ꯆꯦꯜꯂꯧꯀꯣ꯫ ꯆꯦꯜꯂꯛꯇꯧꯔꯤ ꯑꯩꯈꯣꯏꯗꯤ ꯅꯊꯧ ꯅꯠꯇꯦ ꯃꯣꯏ ꯄꯥꯕꯒꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯁꯥꯎꯔꯤ ꯋꯥꯍꯩ ꯈꯔꯁꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯗ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯅꯥꯗꯦ ꯉꯁꯥꯏ ꯏꯇꯥꯎꯅ ꯄꯤꯔꯛꯈꯤꯕ ꯆꯨꯔꯨꯞꯇꯨꯗꯨꯝ ꯋꯥꯈꯜ ꯇꯥꯅ ꯃꯆꯩ ꯑꯃ ꯊꯛꯊꯔꯒ ꯂꯧꯕꯨꯛꯇ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯂꯩꯍꯥꯎ ꯃꯀꯨꯕꯣꯛꯅ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯆꯥꯛꯅ ꯍꯥꯏꯍꯧꯏ꯫ ꯏꯀꯨꯕꯣꯛꯅ ꯊꯛꯂꯤꯕ ꯆꯨꯔꯨꯞ ꯑꯁꯦ ꯑꯩꯅ ꯊꯛꯄꯒ ꯑꯣꯏꯔꯝꯃꯗꯤ ꯀꯌꯥꯗꯤ ꯍꯥꯎꯈ꯭ꯔꯅꯤꯁꯦ꯫ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯌꯨꯝꯁꯨ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤꯅ ꯏꯀꯨꯕꯣꯛꯅ ꯊꯛꯈ꯭ꯔꯤꯕ ꯆꯨꯔꯨꯞ ꯑꯁꯤꯒꯤ ꯃꯈꯥ ꯂꯩꯍꯧꯕ ꯊꯤꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯍꯥꯎ ꯆꯨꯔꯨꯞ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡ ꯀꯣꯟꯅ ꯊꯪꯗ ꯂꯝꯌꯥꯏꯀꯥꯗ ꯏꯔꯦꯟꯖ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯔꯦꯗꯅ ꯊꯛꯊꯔꯒꯦ ꯆꯨꯔꯨꯞ ꯃꯆꯩꯁꯦ ꯍꯥꯎꯅ ꯉꯁꯤꯗꯤ꯫ ꯑꯩꯅ ꯏꯃꯨꯡꯗ ꯊꯛꯂꯕꯗꯤ ꯏꯅꯦꯝꯕꯣꯛ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯎꯈꯤꯕ ꯌꯥꯏ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯅꯝ ꯅꯝꯊꯤꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩ ꯆꯔꯨ ꯏꯀꯨ ꯃꯔꯨꯝꯗ ꯊꯛꯂꯨꯈꯤꯒꯦ꯫ ꯁꯤ ꯊꯛꯄꯗꯒꯤꯗꯤ ꯑꯩ ꯆꯨꯔꯨꯞꯁꯦ ꯊꯥꯗꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯁꯣꯏꯗꯅ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯏꯀꯥꯏꯕ ꯁꯣꯏꯗꯅ ꯅꯪꯂꯛꯑꯅꯤꯕ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯍꯥꯎ ꯊꯣꯔꯛꯂꯒ ꯆꯔꯨ ꯏꯀꯨ ꯃꯔꯨꯝꯗ ꯆꯨꯔꯨꯞ ꯃꯆꯩꯗꯨ ꯌꯥꯝ ꯍꯥꯎꯅ ꯊꯛꯂꯤ꯫ ꯊꯝꯕꯥꯜꯁꯨ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯔꯗꯨꯅ ꯍꯧꯖꯤꯛꯁꯨ ꯆꯔꯨ ꯏꯀꯨ ꯑꯗꯨꯗꯒꯤ ꯃꯩꯈꯨ ꯈꯨꯔꯛꯄꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯍꯦꯔꯥ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ, ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯇꯪ ꯈꯪꯗꯣꯛꯂꯒꯦ꯫ ꯂꯨꯝꯃꯒ ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯕꯁꯨ ꯑꯩꯕꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯉꯥꯡꯕꯤꯗꯦ, ꯑꯩꯕꯨ ꯆꯤꯟꯊꯤꯕ ꯇꯥꯍꯟꯕꯤꯕ꯫ ꯉꯁꯤꯗꯤ ꯂꯥꯏꯔ ꯃꯤꯔ ꯍꯥꯏꯕꯗꯨꯇꯪꯗꯤ ꯈꯪꯗꯣꯛꯂꯒꯦ ꯈꯪꯏꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯝꯕꯥꯜ ꯃꯥꯁꯨ ꯂꯨꯝꯗꯅ ꯍꯧꯗꯣꯡꯅ ꯂꯤꯛꯂꯥ ꯀꯥꯟꯕꯒꯨꯝꯅ ꯃꯈꯣꯡꯗꯨ ꯀꯥꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯆꯨꯔꯨꯞ ꯑꯗꯨ ꯃꯍꯥꯎ ꯂꯩꯅ ꯊꯛꯂꯗꯨꯅ ꯍꯥꯏꯖꯔꯤ ꯃꯊꯟꯇ꯫ ꯍꯥꯎꯔꯦ ꯉꯁꯤꯗꯤꯅꯦ ꯇꯥꯡꯅ ꯊꯛꯄ ꯐꯪꯕꯒꯤꯔ ꯀꯩꯅꯣ ꯆꯨꯔꯨꯞꯁꯦ꯫ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯕꯥꯁꯤꯒꯤ ꯆꯨꯔꯨꯞ ꯍꯨꯔꯥꯜꯂꯒ ꯊꯛꯄꯗꯨꯗꯤ ꯏꯀꯨꯕꯣꯛꯀꯤ ꯆꯨꯔꯨꯞ ꯍꯨꯔꯥꯜꯂꯒ ꯊꯛꯄꯁꯤꯅꯕꯨ ꯍꯦꯟꯅ ꯍꯥꯎꯏꯅꯦ꯫ ꯍꯩꯃ ꯃꯩꯈꯨ ꯈꯨꯔꯤꯕꯁꯤꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦꯅ ꯑꯩꯒꯤ ꯏꯃꯧ ꯂꯩꯍꯥꯎꯅꯤꯅ ꯁꯤꯗꯤ꯫ ꯃꯥꯗꯤ ꯅꯨꯄꯤ ꯅꯠꯇꯒꯣ ꯆꯨꯔꯨꯞꯀ ꯊꯛꯄ ꯖꯥꯠꯅꯤꯗꯅ ꯌꯥꯝꯅ꯫ ꯃꯍꯧꯋꯥ ꯅꯪꯗꯤꯗꯨꯗ ꯀꯩꯗꯧꯔꯤꯕ ꯍꯥ? ꯂꯩꯍꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯅꯃꯧ ꯃꯩꯈꯨ ꯈꯨꯖꯔꯝꯃꯅꯤ꯫ ꯏꯀꯥꯏꯕꯅ ꯁꯤꯔꯤꯗ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕꯒ ꯉꯝꯂꯣꯏꯗꯧꯔꯦ, ꯑꯩ ꯏꯄꯥꯝꯗ ꯆꯦꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯍꯥꯎ ꯏꯀꯥꯏꯃꯟꯕꯒꯤ ꯃꯌꯥꯏꯅ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯄꯥꯝ ꯇꯝꯅ ꯑꯁꯨꯝ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯏꯍꯦ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ, ꯆꯦꯟꯈ꯭ꯔꯦꯅꯦ ꯌꯥꯡꯅ, ꯅꯨꯡꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯄꯥꯏꯈ꯭ꯔꯦꯅꯦ꯫ ꯑꯩꯒꯤ ꯏꯃꯧꯁꯦ ꯆꯨꯔꯨꯞ ꯊꯛꯄꯤ ꯑꯣꯏꯔꯝꯂꯕꯀꯣ꯫ ꯑꯣ ꯇꯣꯝꯄꯣꯛ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯂꯝꯃꯤ꯫
ꯃꯃꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯅꯣꯡꯄꯣꯛ ꯍꯧꯖꯤꯛꯇꯗ ꯆꯤꯡꯅꯕ ꯄꯨꯝꯕ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯈꯜꯂꯦꯕ ꯑꯉꯥꯡꯁꯨ ꯂꯩꯇꯕ ꯌꯨꯝꯁꯤꯗ ꯆꯔꯨꯈꯣꯛ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯊꯝꯃꯦꯅ ꯃꯣꯡꯄꯥꯛ ꯃꯈꯥꯒꯗꯣ ꯆꯔꯨꯈꯣꯛ ꯌꯥꯝ ꯂꯩꯌꯦꯕ ꯃꯥꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯅꯠꯇꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯈꯪꯅꯕꯗꯒ ꯃꯥꯕꯨ ꯆꯨꯔꯨꯞ ꯊꯛꯏ ꯊꯛꯇꯦꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯥ ꯏꯕꯦ ꯏꯃꯥ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯃꯥꯅ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯆꯨꯔꯨꯞ ꯊꯛꯄꯗ ꯑꯩꯅ ꯎꯕꯗꯒꯤ ꯏꯀꯥꯏꯗꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯏꯃꯧꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯨ ꯏꯃꯥꯒꯤ ꯅꯣꯡꯄꯣꯛ ꯅꯪꯕꯣ ꯏꯃꯥ ꯉꯁꯤꯐꯥꯎ ꯌꯦꯡꯉꯁꯤ ꯍꯣꯏ ꯍꯣꯏ ꯊꯥꯕꯨꯗꯤ ꯊꯥꯖꯗ꯭ꯔꯦꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒ ꯏꯃꯧ ꯆꯠꯈ꯭ꯔꯕꯅꯤꯅ ꯆꯥꯛ ꯊꯣꯡꯕꯁꯨ ꯑꯩ ꯇꯥꯔꯝꯃꯅꯤ ꯇꯧꯔꯤꯁꯦ ꯏꯃꯥ ꯑꯩ ꯊꯣꯡꯒꯦ ꯁꯣꯝꯗ ꯂꯩꯍꯧ ꯃꯥꯁꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯛꯂꯝꯃꯤ ꯃꯃꯥ ꯃꯦꯝꯃꯗ ꯃꯦꯝꯃ ꯃꯊꯕꯥꯛ ꯐꯨꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃ ꯏꯆꯥꯗꯤ ꯑꯗꯨꯝꯕ ꯊꯕꯛ ꯑꯗꯨꯗꯤ ꯀꯅꯥꯅ ꯇꯧ ꯍꯥꯏꯗꯅ ꯏꯟꯁꯤꯟꯗꯅ ꯇꯧꯔꯤꯕ ꯅꯪꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯏꯒꯗꯣ ꯑꯃꯠꯇ ꯄꯥꯟꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯁꯤꯅꯤꯗ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯏꯃꯥ ꯑꯩꯁꯨ ꯏꯃꯥꯏ ꯄꯥꯟꯕꯒꯤ ꯏꯀꯥꯏ ꯃꯁꯛ ꯈꯪꯕꯒꯤ ꯏꯅꯦꯝꯕꯣꯛꯀꯤ ꯃꯃꯥꯡꯗ ꯏꯀꯥꯏꯃꯟꯗꯅ ꯏꯄꯥꯝꯊꯍꯜꯂꯛꯂꯤꯕꯁꯤꯅꯤ ꯅꯪ ꯕꯁꯤꯅ ꯅꯪꯅ ꯌꯨꯝꯁꯤ ꯂꯥꯛꯄ ꯀꯥꯟꯗ ꯍꯪꯅꯤ ꯍꯥꯏꯗꯅꯅꯦ ꯃꯨꯛꯇꯅ ꯂꯩꯔꯤꯗꯨꯗꯤ ꯅꯪ ꯅꯁꯥ ꯂꯥꯛꯂꯒ ꯍꯥꯏꯗꯣꯛꯆꯔꯛꯅꯤꯗꯅ ꯏꯃꯥ ꯑꯩ ꯑꯇꯩꯝꯇ ꯈꯪꯗꯦ ꯑꯩ ꯏꯅꯦꯝꯕꯣꯛꯀꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ ꯑꯩ ꯀꯃꯥꯏꯅ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯆꯪꯗꯣꯏꯅꯣ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯦꯛꯈ꯭ꯔꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅꯤ ꯏꯃꯥ ꯊꯤꯜꯂꯒꯦ ꯍꯣꯏ ꯏꯃꯥ ꯑꯗꯨꯕꯨ ꯑꯩ ꯏꯗꯤ ꯌꯥꯝ ꯏꯀꯥꯏ ꯏꯅꯦꯝꯕꯣꯛꯀꯤ ꯃꯃꯥꯡꯗ ꯏꯃꯥ ꯍꯩ ꯌꯥꯔꯦ ꯅꯪꯁꯨ ꯆꯨꯔꯨꯞꯇꯣ ꯅꯨꯄꯤ ꯅꯠꯇꯒꯨꯝ ꯌꯥꯝ ꯊꯛꯅꯤꯡꯂꯕꯗꯤ ꯏꯀꯥꯏꯕ ꯅꯪꯕ ꯇꯥꯕꯅꯤ ꯃꯁꯥꯅꯗꯣ ꯏꯃꯥ ꯑꯩꯁꯨ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯕ ꯃꯇꯨꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯛꯀꯦ ꯈꯟꯅ ꯊꯛꯈꯤꯕꯅꯤ ꯑꯗꯨꯗ ꯏꯅꯦꯝꯕꯣꯛ ꯅꯧꯊꯣꯛꯈꯤꯕꯒꯤ ꯋꯥꯅꯤ ꯅꯪ ꯕꯖꯤꯁꯨ ꯂꯥꯛꯂꯅꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣꯗꯣ ꯇꯥꯟꯅꯔꯁꯤ ꯍꯦꯛ ꯑꯁ ꯑꯩꯗꯤ ꯆꯪꯁꯤ ꯇꯝꯂꯝꯂꯕꯀꯣ ꯌꯥꯔꯦ ꯊꯤꯕꯣꯡ ꯂꯥꯎ ꯑꯣꯏꯔꯨꯕꯒꯤꯅꯤ ꯈꯟꯗꯣꯛꯂꯣꯏ ꯆꯥꯁꯤꯗꯤ ꯏꯕꯣꯍꯜ ꯍꯜꯂꯛꯄꯒ ꯃꯦꯝꯃꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯔ ꯃꯇꯨꯡ ꯏꯕꯣꯍꯜꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯆꯤꯡꯅꯕꯗꯨ ꯆꯨꯝꯂꯝꯃꯦꯗꯅ ꯄꯨꯝꯅꯃꯛꯁꯦ ꯀꯅꯥꯅꯁꯨ ꯊꯣꯛꯍꯟꯕ ꯅꯠꯇꯦ ꯃꯣꯏꯕꯁꯤꯅꯅꯤ ꯃꯣꯏꯕꯁꯤꯅ ꯑꯩꯅꯗꯤ ꯀꯔꯝꯅ ꯊꯣꯛꯍꯜꯂꯤꯕ ꯍꯥꯏꯕꯅꯤ ꯃꯦꯝꯃ ꯀꯔꯤꯒꯤ ꯊꯣꯛꯍꯟꯗꯅꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯣꯏꯕꯁꯤꯅ ꯆꯨꯔꯨꯞ ꯕꯤꯔꯤ ꯊꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯖꯈꯤꯗ꯭ꯔꯣ ꯑꯉꯥꯡ ꯃꯃꯥꯡꯗ ꯆꯨꯔꯨꯞ ꯕꯤꯔꯤ ꯊꯛꯄꯤꯒꯅꯨ ꯑꯉꯥꯡꯅ ꯃꯇꯧ ꯇꯝꯒꯅꯤ ꯍꯥꯏꯗꯅ ꯇꯣꯏꯅ ꯍꯥꯏꯖꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯃꯥꯅ ꯂꯣꯟꯅ ꯊꯛꯂꯝꯕꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯅꯦ ꯃꯦꯝꯃ ꯈꯪꯗꯕꯗꯨꯅꯅꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤꯁꯦ ꯍꯜꯂꯛꯂꯤꯕꯁꯤ ꯑꯩꯅ ꯍꯪꯒꯦ ꯈꯜꯂꯤꯉꯩ ꯃꯥꯗꯤ ꯃꯈꯣꯡꯅ ꯊꯣꯡ ꯂꯥꯛꯂꯒ ꯍꯥꯏꯔꯔꯦꯗꯅ ꯅꯣꯛꯅꯤ ꯃꯣꯏꯕꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯗꯤ ꯏꯀꯥꯏꯕꯅ ꯁꯤꯍꯧꯗꯧꯔꯦ ꯍꯩ ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯅꯦ ꯍꯣ ꯃꯤꯅ ꯇꯧꯅꯕ ꯊꯕꯛ ꯑꯣꯏꯔꯕꯁꯨꯅꯦ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩ ꯍꯥꯏꯖꯒꯦ ꯏꯕꯥꯏꯗꯣ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯊꯦꯡꯂꯞꯅ ꯆꯠꯂꯁꯤꯀꯣ ꯍꯣꯏ ꯊꯝꯕꯥꯜ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤ ꯆꯥꯎꯊꯣꯏ ꯃꯥꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯃꯧꯗꯤ ꯃꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯅꯪꯅ ꯆꯥꯛ ꯊꯣꯡꯂꯤꯕꯁꯤꯅ ꯃꯃꯥ ꯃꯁꯥ ꯉꯝꯗꯕꯒꯤ ꯅꯠꯇꯤꯌꯦ ꯅꯅꯥꯏ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯖꯔꯤꯁꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯊꯣꯡꯂꯤꯕ ꯅꯪꯗꯤ ꯆꯥꯛ ꯅꯠꯇꯦ ꯅꯪꯕꯨ ꯅꯊꯧ ꯏꯔꯩꯃꯛ ꯂꯩꯇꯗꯅ ꯏꯃꯧꯅ ꯊꯣꯡꯖꯒꯗꯧꯕ ꯆꯥꯛꯇꯣ ꯅꯪꯅ ꯍꯩꯄꯥ ꯁꯥꯗꯅ ꯊꯣꯡꯂꯤꯔꯣ ꯍꯣ ꯑꯇꯩ ꯑꯝꯇ ꯅꯠꯇꯤꯌꯦ ꯅꯅꯥꯏ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯖꯔꯤꯁꯦ ꯅꯃꯧꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯆꯔꯨ ꯏꯀꯨ ꯃꯔꯨꯝꯗ ꯆꯨꯔꯨꯞ ꯊꯛꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅꯁꯨ ꯉꯁꯤꯗꯤ ꯂꯥꯏꯔ ꯃꯤꯔ ꯐꯥꯔꯒꯦ ꯈꯟꯗꯅ ꯆꯪꯉꯨꯔꯦ ꯍꯦꯛ ꯑꯗꯨꯗꯗꯤ ꯃꯧꯗꯣ ꯆꯨꯔꯨꯞ ꯊꯛꯂꯒ ꯂꯩꯔꯝꯃꯤ ꯍꯦꯛ ꯃꯥꯗꯤꯅꯦ ꯑꯩ ꯎꯕꯗ ꯏꯀꯥꯏꯃꯟꯗꯅ ꯃꯄꯥꯝꯗ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯏꯃꯨꯡ ꯐꯥꯎ ꯆꯪꯉꯝꯗꯅ ꯏꯍꯦ ꯆꯨꯔꯨꯞ ꯊꯛꯄꯒꯤꯕꯨ ꯏꯀꯥꯏꯗꯅ ꯃꯄꯥꯝ ꯆꯠꯂꯤꯕ ꯐꯖꯅ ꯏꯔꯦꯟꯁꯅ ꯍꯥꯏꯔꯒ ꯊꯛꯄꯗꯨꯝ ꯌꯥꯕꯗꯨꯕꯨ ꯅꯣꯡ ꯐꯥꯗꯣꯛ ꯏꯃꯨꯡꯅ ꯊꯛꯄꯕꯨ ꯀꯩꯗꯧꯋꯦꯒꯦ ꯍꯣꯏꯅꯦꯍꯦ ꯐꯖꯔꯅꯤ ꯂꯩꯀꯥꯏ ꯃꯤꯅ ꯎꯔꯒ ꯃꯣꯏꯒꯤ ꯊꯝꯕꯥꯜꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯗꯤ ꯃꯀꯨꯕꯣꯛꯀ ꯆꯨꯔꯨꯞ ꯊꯛꯃꯤꯟꯅꯩ ꯍꯥꯏꯗꯅ ꯍꯥꯏꯖꯁꯅꯨ ꯀꯔꯤꯅꯣ ꯃꯃꯥ ꯍꯣꯏ ꯌꯥꯔꯦ ꯈꯣꯡ ꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯄꯤꯔꯨꯔꯣ ꯁ꯭ꯋꯥꯏꯗ ꯆꯕꯦꯡ ꯉꯥꯡꯕꯤꯔꯅꯨ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯈꯤꯠ ꯆꯠꯅꯕ ꯌꯥꯕ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ ꯍꯅꯨꯊꯪꯁꯤꯗ ꯍꯩ ꯍꯅꯨꯖꯔꯁꯨ ꯑꯩꯁꯦ ꯋꯥꯈꯜꯗꯗꯤ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯄꯥꯈꯪꯅꯤꯅꯦ ꯄꯥꯈꯪ ꯍꯣ ꯌꯥꯖꯔꯦ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯈꯤꯠ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪꯒꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯝ ꯑꯃ ꯊꯥꯡꯍꯜꯂꯕꯗꯤ ꯂꯣꯏ ꯈꯪꯅꯅꯤꯀꯣ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪꯂ ꯍꯅꯨꯕꯔꯥꯏꯗꯣ ꯃꯃꯥ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥ ꯉꯥꯡꯅꯕ ꯉꯝꯕ ꯖꯥꯠ ꯅꯠꯇꯦꯗ ꯑꯁꯨꯝꯕ ꯋꯥ ꯉꯥꯛꯇꯦꯛ ꯍꯥꯏꯔꯛꯇꯅꯕ ꯈꯣꯡ ꯈꯨꯠꯇꯨꯝ ꯍꯥꯝꯇꯣꯛꯂꯨꯈꯤꯒꯦ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯃꯀꯣ ꯈꯣꯡ ꯈꯨꯠ ꯍꯥꯝꯕ ꯂꯣꯏꯕꯒ ꯆꯥꯕ ꯌꯥꯅꯕ ꯍꯣꯏ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯏꯕꯣꯍꯜ ꯑꯃꯗꯤ ꯃꯦꯝꯃꯅ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯕꯨ ꯃꯃꯥꯡꯗ ꯊꯥ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯂꯩꯍꯥꯎ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗ ꯏꯃꯥ ꯃꯆꯦ ꯑꯩꯈꯣꯏꯅꯤ ꯆꯪꯉꯨꯔꯣ ꯑꯩꯗꯤ ꯆꯪꯕ ꯏꯀꯥꯏꯔꯦ ꯑꯗꯨꯅ ꯆꯪꯕ ꯉꯝꯃꯔꯣꯏ
Hay Kareena imagi lehau nang naribudubo ha ngasi laklibase napa gaigase sumna lakpa nate ne nang thinba lakpani khanglabro odo ai sangba ngamaro haibaima inhebokto leiramadi ai ikaibana sirani ngasi Hay taningde masidi ikaiba nangningrabadi surupto thakningurunudana tharoi sideidi ngaragi matamdo kanthokhanba yaradi ngaragi sarupto yawhalamoidabani ꯂꯥꯏꯔꯦꯝꯕꯤꯅꯤꯅ ꯁꯤꯟꯕꯤꯔꯣꯍꯦ ꯅꯪꯅ ꯂꯥꯎ ꯆꯪꯉꯣ ꯅꯄꯥꯒꯩꯒꯤ ꯇꯨꯡ ꯏꯜꯂꯣ ꯏꯕꯣꯍꯜꯁꯨ ꯆꯩꯔꯛꯏ ꯅꯃꯥꯅ ꯆꯥ ꯀꯩꯗꯧꯔꯤꯒꯦ ꯇꯨꯡꯗ ꯂꯩꯊꯔꯒ ꯍꯥ ꯆꯠ ꯆꯪꯉꯣ ꯍꯣꯏ ꯍꯣꯏ ꯆꯪꯖꯔꯦ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯕꯖꯤꯌꯥ ꯃꯄꯥꯟꯗ ꯃꯤ ꯑꯝꯇ ꯂꯩꯕ ꯎꯗꯦ ꯃꯤꯃꯥ ꯅꯪꯇ ꯀꯧ ꯍꯣꯏ ꯍꯣꯏ ꯀꯧꯒꯦ ꯏꯅꯝꯃ ꯏꯅꯝꯃꯧ ꯍꯣꯏ ꯏꯅꯝꯃ ꯊꯝꯕꯥꯜ ꯇꯥꯔꯦ ꯇꯥꯔꯦ ꯊꯣꯛꯂꯛꯑꯒꯦ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝ ꯍꯩꯃꯥ ꯃꯦꯝꯃ ꯅꯣꯏ ꯑꯣꯏꯔꯦ ꯍꯣꯏ ꯏꯅꯝꯃ ꯃꯥꯅꯤ ꯑꯗꯣ ꯇꯥꯗ ꯍꯣꯏꯕꯨ Laye laye kauthoraki nama ibohal phida somna phamu lao nakoi punna hoi hoi ji ho tabiri bro moi paba ibungo ibohal hoi la iye baba na amta thokpiro hoi hoi mema ikai rap tawna inama kari haigadabano khangdre tawrisi lanbadi isana ina lalibani kari gi lanbano mema inama su khangi ikoi gi taibang sida nupina surup thakku sanade hadubu ibohal na marak thatladun hairi Ichena su wa ngangbiri adubu ichegi wa marak thasaraga naupa wa khara hisa hoge hayune hayuni bohal je pumnamakse naupa na thokan gi bangangtani aini isagi mamangda surupiri thaklubana aigi isana su aw mithai gum khanduna ikoi undana surup luna thaklambani chawthoina farese haukrabdi haukre ikoi su ngarang wa khanaramatu imau lobu sanaba hainabani ngasise takoina thilakpana hali Ibuhal isa nupina ikaiman masida mamaga igana nganta thinjaraklabani bai kari kaidu masida mama pa oiribai khoigisu asoiba yam leine natrani ibuhal mani bai mani ikoina de angangni mamangda kaidawjaruni ge haidana surup biri yu thaksinba makoin ubu matamdasu ikoina thakpudu ubada haraboi ningdana lona thakpu saba masi pumbasi ikoina soibani thambalna Nasana soy khanglabadinya ngasidagi surupiri thakpu tokpiro tungda lakadaba angangsingna matau tamdanaba hoi hoi thaklaroi ngasidagi amuk ana surup thaklaroi si koi bohal hoi hoi bai thaklaroi si topo imungdagi thoraklaga hairai lehau nangbu surup thaki khalibro lehau ahal mayamgi mamang aduda ikaina khumlei tharoi aisu ngarangdo aroi boina thakpane lona Aduda huran bagi tarani mapugi nongmado aingona thokpani thambal noklaga ngasidagi di imangna surup thaklaroi hairabanina aikhoi puna sak sara haubam saminarisiko ibuhal mema hoinama kaide yaye thambal aisi laibakti othokna phabazaniko thambal aise laibakti othokna phabazaniko miyamna surup thakbigi manem haina jingai imangna wakhal tarakpada hansileeba As ima sidi ai sumi kaire ai di sangi ko imungda ima mapanda koina leiba ai ngamaktre ikairak tawreba inglaba ingtham thagi ayu anganba mani angauba leisinla phijang khanba gumna khalle lambida kana satli kana lakli haiba karim te uruba natti adu inkraba ayuk aduda kulgi leisabi khradi yahu nganta hogattuna makhoi masel nok tuna chali thadoina itasing amukta ngai biko Pamu magi konthong pa yauri amukta septhaduna manja pamu magi senglo saktamdo ubra haina yingjakigi lembina nangi manja pamu bado ubangam bra haibado yengo laisilna maikhu mangmadona mangliba sida yam urani nangi manja pamu bado thadoina adu oragana ai sekra haibagi ingit masam tang piboina khonjel khitang hauna amukta noklamgi ai Adam na nupi mana nokpagi khonjel takibaduda nasai makai phamungda lambida mi satpagi makhol mana thangatuna taramba thanildu phamungdagi phuk hawgatuna ai tumdu leiba yatre aigi thangmoigi Sanarembi chafu sapam tamna chatkre aisu mabu samu sakadoni memsana kari leisabi singnone othok khunok janok lukhidra haiwani nok libinena hamingna kape hek mankai nungtigini ayuk khudingi makhoina Aigi konthong mapasida hek nok libase
ꯑꯩꯅ ꯅꯣꯡꯃꯗꯤꯅꯦ ꯂꯨꯝꯃꯒ ꯏꯁꯤꯡ ꯍꯩꯖꯤꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ. ꯊꯥꯅꯤꯜꯅ ꯏꯃꯥ ꯑꯩ ꯏꯪꯈꯣꯜ ꯆꯠꯅꯕ ꯇꯧꯔꯒꯦ. ꯍꯥ ꯏꯁꯥ ꯆꯠꯂꯒꯦ ꯍꯥꯏꯕ. ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ. ꯑꯣꯏꯒꯗꯕ ꯊꯕꯛꯇꯅ ꯇꯧ ꯍꯥꯏꯕ ꯌꯥꯗꯦ. ꯑꯗꯨꯒ ꯏꯪꯈꯣꯜ ꯀꯣꯏꯕꯅ ꯀꯟꯈꯠꯂꯛꯂꯤꯕ ꯅꯠꯇꯦ. ꯏꯃꯥꯒꯤ ꯊꯥꯅꯤꯜ ꯅꯪꯕꯨ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤꯒ ꯀꯣꯏꯔꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ. ꯏꯁꯥꯅ ꯍꯟꯗꯛ ꯃꯔꯛ ꯑꯁꯨꯛ ꯌꯥꯝꯅ ꯏꯪꯈꯣꯜ ꯀꯣꯏꯕ ꯀꯟꯈꯠꯂꯛꯂꯤꯕꯁꯤꯕꯣ. ꯇꯧꯔꯛꯑꯗꯧꯅꯤ. ꯏꯃꯥꯒꯤ ꯈꯤꯇꯪ ꯇꯧꯕꯒ ꯚꯥꯞ ꯐꯠꯇꯅ ꯍꯦꯛꯇ ꯈꯟꯕꯤꯁꯦ. ꯁꯨꯝ ꯃꯇꯝ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅꯩꯅ ꯁꯨꯝ ꯇꯧꯋꯤ ꯋꯥꯅꯤ ꯀꯩꯅꯣ. ꯍꯣꯏ ꯍꯣꯏ ꯏꯆꯥꯅꯕ ꯍꯥꯏꯔꯗꯤ ꯆꯨꯝꯂꯝꯕꯁꯨ ꯌꯥꯏ. ꯑꯁꯨꯛ ꯆꯥꯎꯅ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗꯅ ꯅꯥꯄꯤ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯐꯣꯏꯅꯤꯡꯗꯦ. ꯑꯗꯨꯒ ꯂꯥꯞꯈ꯭ꯔꯕ ꯂꯧꯕꯨꯛꯇꯨꯗꯅ ꯏꯆꯥꯅ ꯏꯪꯈꯣꯜ ꯀꯣꯏꯔꯤꯕꯅꯤꯀꯣ. ꯏꯃꯥꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯁꯨꯝ ꯋꯥꯍꯪ ꯍꯪꯗꯨ ꯂꯩꯅꯤꯕ. ꯑꯩꯅ ꯏꯪꯈꯣꯜ ꯀꯣꯏꯔꯤꯁꯤꯕꯨ ꯀꯣꯏꯅꯤꯡꯗꯅ ꯀꯣꯏꯕꯗꯧꯅ ꯋꯥꯈ꯭ꯔꯕꯣꯅꯤ. ꯑꯩꯒꯤ ꯁꯅꯔꯦꯝꯕꯤꯕꯨ ꯎꯖꯕ ꯐꯪꯂꯕꯗꯤ ꯈꯟꯗꯅ ꯑꯩꯁꯨ ꯂꯧꯕꯨꯛꯇ ꯆꯦꯛꯂꯥ ꯁꯥꯗꯅ ꯆꯥꯛꯇꯥꯔꯤꯅꯤ. ꯁꯣꯝꯗꯁꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯆꯐꯨ ꯁꯥꯐꯝꯗꯨ ꯌꯧꯔꯕꯗ ꯃꯥꯒꯤ ꯃꯐꯝꯗ ꯆꯪꯅꯗꯨꯅ ꯆꯐꯨ ꯁꯥꯕ ꯍꯧꯅꯔꯛꯂꯝꯃꯤ. ꯁꯅꯔꯦꯝꯕꯤꯅ ꯍꯣ ꯊꯥꯗꯣꯏ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯥꯟꯖꯗꯣ ꯇꯨ ꯑꯥꯗ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯁꯦ. ꯑꯩꯈꯣꯏꯅ ꯆꯐꯨ ꯁꯥꯔꯤꯕꯁꯤꯗ ꯃꯤꯐꯝ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯃꯉꯛ ꯑꯁꯦ ꯁꯣꯏꯗꯅ ꯄꯩꯈꯤꯕ ꯇꯥꯔꯦ. ꯁꯅꯔꯦꯝꯕꯤ ꯇꯥ ꯊꯥꯅꯤꯜꯁꯤꯕꯨ ꯑꯩꯅ ꯃꯥꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯈꯪꯂꯕ ꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯃꯥꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯖꯥ ꯀꯅꯥ ꯑꯃꯕꯨ ꯌꯥꯎꯔꯤꯕ ꯖꯥꯠꯂꯅꯦ? ꯂꯦꯝꯕꯤꯅ ꯍꯣꯏ ꯏꯇꯥ ꯄꯨꯛꯅꯤꯡꯗꯣ ꯑꯃꯨꯛꯇ ꯂꯪꯐꯩ ꯆꯠꯄꯤꯈꯤꯅꯨꯋꯣ. ꯑꯩꯈꯣꯏꯒ ꯇꯥ ꯊꯥꯅꯤꯜꯒ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯗ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕꯒꯤ ꯃꯃꯤ ꯎꯈꯤꯗꯦꯀꯣ. ꯑꯩꯈꯣꯏꯕꯨ ꯄꯣꯛꯃꯤꯟꯅꯕ ꯃꯆꯜꯒꯨꯝꯅ ꯂꯣꯏꯅꯔꯤꯕꯗꯨꯅꯤ. ꯅꯪꯇꯅꯕꯨ ꯏꯔꯥꯡꯐꯕꯤ ꯏꯔꯥꯡ ꯍꯧꯖꯤꯟꯕꯒꯤ ꯋꯥꯅꯤ. ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯒꯤ ꯏꯍꯨꯜꯁꯤꯕꯨ ꯑꯩꯅ ꯐꯥꯗꯨꯅ ꯊꯝꯂꯨꯕ ꯉꯝꯕꯁꯨ ꯅꯠꯇꯦ. ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ. ꯃꯁꯤꯗ ꯑꯩꯕꯨ ꯏꯔꯥꯡ ꯀꯟꯕꯤꯅꯤ ꯍꯥꯏꯔꯗꯤ ꯆꯐꯨ ꯁꯥꯔꯨꯕꯒꯤ ꯂꯩꯈꯣꯝ ꯇꯩꯕ ꯈꯨꯠꯁꯤꯅꯅꯦ ꯍꯦꯛ ꯅꯃꯥꯏꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯖꯔꯣ ꯍꯥꯏꯕ꯭ꯔꯣ? ꯁꯅꯔꯦꯝꯕꯤꯅ ꯌꯥꯔꯦꯁꯦ ꯅꯈꯣꯏꯅꯤ ꯑꯣꯏꯅ ꯑꯃꯨꯛ ꯈꯠꯅꯔꯛꯄ ꯇꯥꯔꯦ. ꯍꯣꯔꯦꯟ ꯊꯕꯛꯁꯦ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒ ꯇꯥ ꯊꯥꯅꯤꯜꯒ ꯁꯤꯡꯖꯨ ꯆꯥꯔꯨꯁꯦ. ꯃꯥꯒꯤ ꯀꯣꯕꯤꯁꯤꯡꯁꯦ ꯁꯤꯡꯖꯨ ꯆꯥꯕꯁꯨ ꯍꯥꯎꯔꯅꯤ. ꯑꯩꯗꯤ ꯇꯤꯟꯗꯨꯝ ꯆꯨꯝꯃꯤ. ꯂꯦꯝꯕꯤꯅ ꯑꯗꯨꯅꯦ ꯁꯅꯔꯦꯝꯕꯤ ꯑꯩꯁꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ. ꯊꯥꯗꯣꯏꯅ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯑꯝꯇ ꯉꯥꯏꯈꯣꯁꯦ. ꯁꯣꯝꯗ ꯌꯥꯗꯕ ꯑꯃ ꯂꯩꯔꯤ. ꯁꯅꯔꯦꯝꯕꯤꯅ ꯀꯔꯤ ꯑꯃꯨꯛ ꯌꯥꯗ꯭ꯔꯒꯦ ꯊꯥꯗꯣꯏ? ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯇꯥ ꯊꯥꯅꯤꯜꯅ ꯋꯥꯅ ꯊꯥꯖꯕ ꯀꯣꯕꯤꯁꯦ ꯑꯩꯈꯣꯏꯕꯨ ꯄꯤꯖꯅꯤꯡꯗ꯭ꯔꯤꯕ꯭ꯔꯣ? ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯍꯧꯖꯤꯛꯇꯒꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯤꯆꯪꯒ ꯆꯪꯈ꯭ꯔꯦꯀꯣ. ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯅꯣꯏꯅ ꯈꯜꯂꯤꯗꯨ ꯅꯠꯇꯦꯕ. ꯇꯨ ꯌꯦꯡꯉꯣ ꯑꯩꯒꯤ ꯈꯨꯅꯝꯁꯦ ꯅꯨꯡꯇꯤꯒꯤ ꯆꯐꯨ ꯁꯥꯕꯒꯤ ꯂꯩꯕꯥꯛꯁꯦ ꯄꯥꯏꯗꯨ ꯂꯩꯔꯕꯅꯤꯅ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯒ ꯑꯣꯏꯔꯦ. ꯈꯨꯅꯝꯁꯦ ꯈꯥꯏꯕꯁꯤꯗ ꯍꯪꯒꯥꯝ ꯃꯔꯨꯒ ꯍꯨꯜꯂꯕꯗꯤ ꯃꯀꯥ ꯐꯖꯗꯣꯏ ꯖꯥꯠꯅꯤ. ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯠꯁꯤ ꯄꯨꯊꯣꯛꯂꯒ ꯁꯤꯡꯖꯨ ꯆꯥꯕꯗꯣ ꯑꯩ ꯉꯝꯃꯣꯏ. ꯇꯥ ꯊꯥꯅꯤꯜꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ. ꯁꯅꯔꯦꯝꯕꯤꯅ ꯏꯁ ꯑꯗꯨꯒꯤ ꯋꯥꯕꯨ ꯍꯣꯔꯦꯟꯅꯦ ꯏꯁꯤꯡ ꯑꯁꯥꯕꯅ ꯅꯤꯡꯊꯤꯅ ꯆꯥꯝꯊꯣꯛꯂꯒ ꯍꯩꯕꯤ ꯈꯔ ꯇꯩꯁꯤꯜꯂꯨ. ꯍꯣꯏ ꯏꯇꯥ ꯍꯣꯔꯦꯟꯁꯦ ꯑꯗꯨꯝꯅ ꯍꯩꯕꯤ ꯇꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯣꯏꯍꯤ ꯇꯩꯕ꯭ꯔꯥ ꯑꯩꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯒꯦ. ꯑꯩꯒꯤ ꯈꯨꯅꯝ ꯀꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯐꯍꯟꯈꯤꯒꯦ. ꯑꯗꯨꯒ ꯁꯤꯡꯖꯨꯗꯣ ꯆꯥꯅꯔꯁꯤ. ꯁꯣꯝꯗꯅ ꯊꯥꯅꯤꯜꯅ ꯑꯩꯒꯤ ꯁꯅꯔꯦꯝꯕꯤꯁꯦ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ. ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯤꯗ. ꯆꯐꯨꯒ ꯑꯝꯇ ꯁꯥꯍꯜꯂꯣꯏ. ꯆꯥꯛꯁꯨ ꯑꯩꯅ ꯏꯟꯕꯤꯅꯤ. ꯆꯥꯛꯁꯨ ꯊꯣꯡꯕꯤꯅꯤ. ꯐꯤꯁꯨ ꯑꯩꯅ ꯁꯨꯕꯤꯅꯤ. ꯁꯅꯔꯦꯝꯕꯤꯒꯤ ꯐꯅꯦꯛꯁꯨ ꯌꯥꯎꯅ ꯑꯩꯅ ꯁꯨꯔꯕꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯆꯩꯅꯤꯀꯣ. ꯍꯣꯏꯗ ꯏꯇꯨꯒꯤ ꯐꯅꯦꯛ ꯁꯨꯕꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯆꯩꯅꯤꯡꯈꯩꯖꯩꯁꯨ ꯑꯩꯗꯤ ꯏꯇꯨꯒꯤ ꯐꯅꯦꯛ ꯁꯨꯗꯧꯔꯤ. ꯏꯇꯨꯒꯤ ꯐꯅꯦꯛꯄꯨ ꯑꯩꯅ ꯁꯨꯗ꯭ꯔꯗꯤ ꯀꯅꯥ ꯁꯨꯗꯣꯏꯅꯣ? ꯇꯨꯡꯂꯣꯝꯗꯒꯤ ꯄꯤꯁꯛꯅ ꯍꯩ ꯊꯥꯅꯤꯜ ꯅꯪꯕꯨ ꯍꯌꯦꯡ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯁꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦ? ꯍꯩ ꯑꯗꯨꯝꯅꯒ ꯇꯧꯕ ꯌꯥꯗꯦꯀꯣ. ꯑꯁ ꯆꯨꯞꯄꯤ ꯃꯁꯤꯒꯤ ꯑꯍꯜꯁꯤꯅ ꯀꯔꯣꯝꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯇꯅ ꯇꯥꯔꯣꯏꯅꯣ ꯈꯪꯗꯦ. ꯈꯨꯔꯥ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯁꯨꯒꯦ ꯍꯥꯏꯕ ꯅꯠꯇꯦꯗ. ꯏꯃꯥꯒꯤ ꯐꯅꯦꯛ ꯑꯇꯥꯡꯕ ꯑꯃ ꯁꯨꯝ ꯂꯩꯕꯤꯁꯤꯔꯅ ꯇꯧꯕꯅꯤꯗ. ꯑꯣ ꯍꯣꯏ ꯅꯃꯥꯒꯤꯕꯨ ꯑꯣꯏꯔꯕꯗꯤ ꯀꯥꯏꯗꯦ. ꯑꯗꯨ ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯕ꯭ꯔꯅꯦ? ꯀꯣꯏꯗ꯭ꯔꯕꯗꯤ ꯈꯨꯔꯥꯒꯤꯁꯨ ꯏꯆꯥ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯤꯀꯣ. ꯑꯣ ꯈꯨꯔꯥ ꯀꯣꯕꯤ ꯍꯪꯒꯥꯝ ꯈꯔ ꯀꯣꯏꯔꯤꯌꯦ. ꯀꯨꯏꯔꯔꯣꯏ ꯍꯋꯥꯏꯁꯨ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯂꯅꯤ. ꯅꯆꯥꯒꯤꯗꯤ ꯁꯤꯅ ꯁꯨꯝ ꯌꯥꯖꯔꯦ. ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯃꯆꯥꯅꯨꯄꯤ ꯂꯩ ꯀꯥꯏꯅꯒ ꯑꯃꯨꯛ ꯇꯥꯛꯂꯝꯃꯤꯅꯣ ꯈꯪꯗꯦ. ꯑꯩꯅ ꯀꯣꯏꯁꯨ ꯀꯣꯏꯕꯤꯔꯣꯏꯗꯕꯗ ꯃꯤ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏ ꯁꯅꯔꯦꯝꯕꯤ ꯂꯩꯔꯁꯤꯕꯣ. ꯄꯤꯁꯛꯅ ꯑꯇꯣꯞꯄꯒꯤ ꯑꯉꯥꯡꯅꯤ. ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯥ ꯍꯪꯂꯨꯕ ꯑꯩꯅ ꯂꯥꯟꯕ ꯇꯥꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ. ꯚꯥꯏ ꯑꯁꯤꯒꯤ ꯄꯤꯁꯛ ꯍꯥꯏꯕ ꯄꯤꯛꯇ꯭ꯔꯨꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯩꯒꯤ ꯁꯅꯔꯦꯝꯕꯤ ꯍꯣꯏꯗꯤ ꯆꯠꯈ꯭ꯔ ꯃꯥꯜꯂꯤꯅꯦ. ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯀꯥꯟꯅꯗꯦ. ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯁꯤ ꯑꯣꯏꯔꯗꯤ. ꯁꯣꯝꯗꯁꯨ ꯁꯅꯔꯦꯝꯕꯤꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ
ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯑꯃꯨꯛ ꯈꯠꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯅꯥꯍꯜꯅ "ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯔꯣ ꯍꯥꯏꯕꯅꯤ"꯫ ꯇꯣꯝꯕꯤꯅ "ꯀꯔꯥꯏꯗꯒꯤ ꯁꯦꯜꯅꯣ ꯃꯣꯏ ꯃꯄꯥ? ꯃꯈꯣꯏ ꯃꯄꯥꯒꯤ ꯁꯦꯜ ꯑꯩꯉꯣꯟꯗ ꯇꯣꯟꯕ꯭ꯔꯣ ꯁꯦꯜ ꯊꯣꯛꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯈꯔ ꯌꯦꯟ ꯀꯥꯎꯅꯕ ꯆꯠꯆꯔꯝꯕꯗꯨꯁꯨ ꯅꯪꯅ ꯑꯩꯒꯤ ꯌꯦꯟ ꯑꯃꯨꯕꯤꯗꯣ ꯍꯥꯠꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯔꯣ"꯫ ꯃꯈꯣꯏ ꯃꯄꯥꯗꯤ ꯌꯦꯟꯗꯣ ꯀꯅꯥꯅ ꯐꯝꯃꯥꯡꯗ ꯊꯝꯃꯣ ꯍꯥꯏꯒꯦ? ꯐꯝꯃꯥꯡꯗꯨꯗ ꯀꯨꯟꯗꯣ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯀꯅꯥꯅ ꯈꯪꯅꯤ? ꯁꯨꯝ ꯆꯕꯦꯠ ꯂꯥꯎꯅ ꯅꯦꯠꯂꯨꯕꯗꯨꯗ ꯍꯥꯏꯐꯦꯠꯇꯪꯅꯤ꯫ ꯑꯩꯅ ꯈꯔ ꯂꯨꯝꯕ ꯍꯦꯟꯕꯒꯤ ꯃꯈꯣꯏ ꯃꯄꯥꯒꯤ ꯌꯦꯟꯗꯣ ꯁꯤꯈꯤꯕꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯠꯀꯦ ꯍꯥꯏꯗꯅ ꯍꯥꯠꯈꯤꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯁꯅꯥꯔꯦꯝꯕꯤꯅ "ꯏꯃꯥ ꯕꯥꯕꯥ ꯌꯥꯔꯦ ꯇꯣꯛꯑꯣꯕ, ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯈꯠꯅꯗꯨꯅ ꯂꯩꯕꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯕ꯭ꯔꯣ?" "ꯑꯗꯨꯅꯤ ꯏꯄꯥꯒꯤ ꯁꯅꯥꯔꯦꯝꯕꯤ, ꯅꯃꯥꯁꯦ ꯏꯀꯥꯏꯕ ꯈꯪꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯄꯥꯕꯅ ꯁꯦꯜ ꯈꯤꯇꯪ ꯄꯤꯌꯨ ꯍꯥꯏꯔꯨꯕꯒꯤꯅꯤ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯄꯣꯛꯂꯝꯂꯤꯕꯁꯤ꯫ ꯏꯄꯥꯁꯨ ꯇꯥꯅꯤꯡꯕ ꯅꯠꯇꯦꯅꯦ꯫ ꯅꯃꯥꯁꯦ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤ꯫ ꯏꯁꯥꯒꯤ ꯁꯦꯜꯒ ꯂꯩꯔꯕꯗꯤ ꯏꯄꯥꯗ ꯈꯤꯇ ꯄꯤꯔꯛꯑꯣ, ꯏꯄꯥ ꯑꯃꯨꯛ ꯁꯤꯡꯕꯤꯒꯦꯗ"꯫ "ꯕꯥꯕꯥ ꯑꯩ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦꯀꯣ"꯫ "ꯀꯔꯤ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕ? ꯑꯩꯅ ꯍꯪꯂꯕꯗꯤ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯒꯤꯗꯤ ꯂꯩꯇꯦ ꯉꯥꯛꯇꯅꯤ꯫ ꯐꯩ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯣꯔꯦꯟ ꯌꯨ ꯇꯞ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯅꯃꯥ ꯅꯆꯥ ꯄꯨꯂꯞ ꯐꯨꯊꯔꯒ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯒꯦꯕ ꯈꯪꯅꯤꯗꯅ꯫ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯌꯨꯝꯁꯤꯗꯒ ꯑꯃꯠꯇ ꯂꯩꯕ ꯐꯪꯍꯟꯅꯕ ꯇꯥꯔꯦꯗꯅ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯇꯧꯒꯦꯕ꯫ ꯑꯗꯣ ꯇꯧꯒꯅꯨ ꯍꯥꯏꯔꯕꯗꯤ ꯀꯗꯥꯏ ꯁꯦꯜ ꯈꯤꯇꯗ ꯄꯤꯔꯧꯗꯅ ꯇꯣꯝꯕꯤ ꯅꯪꯕꯨ"꯫ "ꯑꯩꯅꯦ ꯃꯁꯤꯒꯤ ꯁꯦꯜꯁꯤ ꯃꯤꯗꯗꯤ ꯍꯦꯛ ꯄꯤꯔꯒꯦꯗ꯫ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ? ꯑꯣ ꯁꯤꯗ ꯂꯩꯔꯦ, ꯁꯤꯁꯦ ꯐꯤꯖꯤꯁꯤꯗ ꯂꯨꯄꯥ 10 ꯈꯛ ꯌꯥꯎꯔꯤꯕꯁꯦ ꯃꯁꯤ ꯄꯨꯔꯒ ꯃꯈꯣꯏ ꯃꯄꯥ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯕꯤꯔꯛꯂꯅꯨꯀꯣ"꯫ "ꯌꯨꯝꯁꯤꯗ ꯍꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯔꯕꯗꯤ ꯁꯦꯜꯁꯦ ꯈꯤꯇꯪ ꯍꯥꯞꯄ ꯈꯣꯠꯇꯅ ꯃꯃꯥ ꯅꯪꯁꯨ"꯫ "ꯃꯈꯣꯏ ꯃꯄꯥ ꯅꯪ ꯁꯦꯜꯗꯣ ꯑꯃꯨꯛ ꯑꯩꯅ ꯃꯨꯜꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯩ ꯑꯃꯨꯛꯇ ꯊꯨꯅ ꯆꯠꯍꯧꯔꯒꯦꯗ꯫ ꯁꯦꯜꯁꯦ ꯑꯃꯨꯛ ꯃꯨꯟꯈꯤꯗꯅ ꯉꯁꯤ ꯂꯣꯏ ꯇꯣꯛꯅꯕ ꯇꯥꯔꯦ"꯫ "ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯨꯡ ꯑꯁꯤꯅ ꯐꯤꯕꯝ ꯁꯨꯛ ꯁꯣꯛꯂꯕꯁꯤ ꯐꯥꯎꯕ ꯀꯔꯤꯁꯨ ꯈꯪꯁꯤꯟꯅꯗꯅ ꯂꯩꯕ ꯉꯝꯃꯤꯀꯣ? ꯏꯃꯥꯒꯤ ꯁꯅꯥꯔꯦꯝꯕꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ? ꯐꯠꯇ꯭ꯔꯦ ꯈꯪꯂꯕ ꯅꯄꯥꯁꯤ ꯁꯤꯕ ꯉꯥꯏꯕ ꯅꯠꯇꯅ ꯏꯆꯥ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯀꯣ, ꯅꯁꯥ ꯁꯣꯛꯅꯕꯅꯤ꯫ ꯏꯆꯥꯒꯤꯗꯤ ꯏꯃꯥ ꯂꯩꯔꯤꯗꯅ"꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯁꯅꯥꯔꯦꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯁꯅꯥꯔꯦꯝꯕꯤꯒꯤ ꯃꯄꯥ ꯁꯅꯥꯍꯜꯗꯨ ꯌꯨ ꯇꯞ ꯃꯈꯩ ꯉꯥꯎꯔꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ "ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯇꯜꯂꯕꯅꯤꯀꯣ꯫ ꯃꯌꯨꯁꯦ ꯑꯃꯨꯛ ꯉꯥꯎꯗꯨꯅ ꯍꯜꯂꯛꯂ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ"꯫ "ꯏꯃꯥ ꯄꯥꯕꯅ ꯉꯥꯡꯂꯕꯁꯨ ꯅꯪ ꯀꯩꯁꯨ ꯈꯨꯝꯂꯨꯅꯨꯀꯣ꯫ ꯅꯨꯡꯇꯤꯒꯤ ꯈꯠꯅꯕꯗꯣ ꯃꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯕ"꯫ "ꯀꯔꯤ ꯑꯔꯣꯟꯕ ꯋꯥꯔꯤꯅꯣ? ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯅ ꯆꯥꯛꯈꯨꯝꯗꯨꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ"꯫ "ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯅꯨꯡꯇꯤꯒꯤ ꯌꯨꯁꯨ ꯉꯥꯎꯗꯨꯅ ꯂꯩꯔꯕꯅꯤꯅ ꯅꯆꯥꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦꯌꯦ"꯫ "ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯌꯨꯝ ꯀꯣꯛ ꯄꯥꯟꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ? ꯀꯗꯧꯔꯨꯅꯤ ꯂꯩꯅꯤꯡꯗꯕ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯔꯨꯗꯅ ꯆꯦꯡ ꯇꯤꯡꯅꯕꯅꯤ"꯫ ꯇꯣꯝꯕꯤꯅ "ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯏꯆꯥ ꯁꯅꯥꯔꯦꯝꯕꯤꯁꯦ ꯃꯈꯣꯏ ꯃꯄꯥꯅ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯆꯥꯅꯨꯄꯤꯅꯤ, ꯑꯗꯨꯝꯅꯕꯨ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯏꯆꯥꯅꯨꯄꯤꯗꯤ ꯑꯩ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦꯅꯦ꯫ ꯃꯥꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯁꯨꯝꯅ ꯃꯥꯡꯂꯤꯕꯁꯦ ꯃꯥꯡꯂꯝꯈꯤꯒꯗ꯭ꯔꯣ ꯍꯥ? ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯗꯤ ꯏꯆꯥꯁꯤꯅ ꯃꯈꯣꯏ ꯃꯄꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯣ ꯍꯥ? ꯃꯁꯤ ꯅꯠꯇ꯭ꯔꯕ ꯍꯥꯏꯅꯤꯡꯂꯤꯕꯁꯦ? ꯃꯥꯡꯍꯟꯕ ꯅꯠꯇꯦ ꯃꯥꯡꯍꯜꯂꯤꯕꯅꯤꯅꯦ꯫ ꯀꯩꯗꯧꯔꯨꯅꯤ ꯑꯩꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯗꯅ ꯃꯥꯕꯨ ꯌꯣꯛꯂꯨꯗꯅ ꯍꯌꯦꯡ ꯃꯤꯒꯤ ꯑꯣꯏꯈꯤꯒꯗꯧ ꯃꯔꯩꯔꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯌꯨ ꯉꯥꯎꯔꯒ ꯂꯩꯕꯅꯤꯅ ꯐꯠꯇ꯭ꯔꯣ? ꯃꯈꯣꯏ ꯃꯄꯥ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯜꯂꯤꯗꯀꯣ꯫ ꯁꯅꯥꯍꯜꯁꯤ ꯀꯩꯁꯨ ꯊꯣꯏꯅ ꯐꯠꯇꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯠꯇꯦ꯫ ꯌꯨꯕꯨ ꯍꯦꯛ ꯉꯥꯎꯈ꯭ꯔꯕꯗꯤ ꯃꯇꯨ ꯃꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯉꯥꯡꯕꯤ ꯆꯩꯕꯤꯕꯗ ꯅꯠꯇꯅ ꯑꯃꯨꯛꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯐꯨꯕꯤꯔꯤꯕꯅꯤ꯫ ꯐꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯄ ꯑꯁꯤꯅ ꯁꯅꯥꯔꯦꯝꯕꯤ ꯃꯥꯒꯤ ꯃꯆꯠꯅꯤ꯫ ꯑꯁꯨꯝꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯃꯥꯒꯤꯗꯃꯛ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯅꯥꯏꯇꯣꯝꯄꯣꯛꯆꯕꯤ ꯃꯥꯅ ꯃꯃꯥꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯆꯐꯨ ꯁꯥꯕ ꯆꯠꯂꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯐꯨ ꯁꯥꯐꯝ ꯑꯗꯨꯗ ꯁꯅꯥꯔꯦꯝꯕꯤ ꯆꯐꯨ ꯀꯟꯅ ꯁꯥꯔꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯣꯏꯕꯒꯤ ꯆꯐꯨ ꯁꯥꯕ ꯌꯥꯎꯔꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯠꯅꯈꯤꯕꯒꯤ ꯇꯥꯟꯖꯥꯅꯤ꯫ ꯁꯅꯥꯔꯦꯝꯕꯤ ꯃꯥꯗꯤ ꯅꯨꯃꯤꯠ ꯑꯁꯤ ꯆꯥꯛ ꯇꯣꯛꯂꯕꯒꯤ ꯇꯨꯡꯗ ꯂꯥꯛꯄ ꯑꯣꯏꯕꯅ ꯃꯗꯣꯝ ꯐꯝꯗꯨꯅ ꯃꯥꯅ ꯁꯥꯔꯤꯕ ꯆꯐꯨ ꯑꯗꯨꯗ ꯁꯣꯏꯈꯤꯅꯤ ꯈꯟꯅ ꯃꯃꯤꯠ ꯀꯨꯞꯇ ꯃꯈꯩ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯥꯔꯤ꯫ ꯅꯨꯄꯥ ꯑꯃꯅ "ꯏꯆꯥ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ"꯫ ꯁꯅꯥꯔꯦꯝꯕꯤꯅ "ꯀꯔꯤ ꯍꯪꯕꯤꯒꯗꯕꯅꯣ ꯏꯕꯣ"꯫ ꯄꯨꯌꯥꯅ "ꯃꯥ ꯁꯤꯗꯤ ꯆꯐꯨ ꯁꯥꯕꯤ ꯅꯠꯇꯦ,
ꯂꯩꯔꯝꯃꯤꯅꯤ ꯀꯔꯤ ꯈꯨꯐꯖꯅꯣ ꯏꯃꯥꯅ ꯄꯣꯛꯇꯩ ꯃꯥꯃꯨꯛ ꯐꯖꯕꯤꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯏꯁꯣꯔ ꯁꯥꯈꯤ ꯆꯪꯈꯣꯟꯕꯗꯤ ꯁꯅꯥꯔꯦꯝꯕꯤꯒꯤ ꯏꯪꯅ ꯐꯖꯔꯕꯤ ꯇꯅꯔꯣꯕꯤ ꯃꯥꯏꯊꯣꯡ ꯇꯒꯨꯞ ꯇꯒꯨꯞ ꯄꯥꯡꯂꯤꯕ ꯇꯅꯔꯣꯕꯤ ꯃꯤꯁꯅꯥ ꯑꯅꯤ ꯇꯨꯝꯇꯛ ꯇꯧꯕꯤ ꯅꯥꯇꯣꯟ ꯉꯥꯡꯂꯩꯅꯕꯤ ꯆꯤꯟꯕꯥꯡ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯒꯨꯟ ꯍꯥꯞꯂꯤꯕ ꯁꯣꯏꯖꯥꯏꯅꯔꯕꯤ ꯁꯝꯂꯥꯡ ꯍꯦꯛ ꯑꯍꯥꯟꯕ ꯎꯖꯕꯃꯛꯇꯗ ꯄꯥꯈꯪ ꯑꯣꯏꯕ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯍꯨꯈ꯭ꯔ ꯃꯥꯜꯂꯤ ꯆꯪꯈꯣꯟꯕ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯝꯕ ꯑꯗꯨ ꯄꯨꯌꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯄꯦꯜꯂꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯎꯕ ꯌꯥꯗꯕꯒꯤ ꯂꯩꯅꯥꯁꯦ ꯃꯤꯃꯥꯡꯗ ꯑꯗꯨꯝ ꯎꯠꯊꯣꯛꯍꯧꯔꯗꯧꯅꯤ ꯆꯪꯈꯣꯟꯕ ꯆꯐꯨ ꯁꯥꯔꯤꯕ ꯁꯅꯥꯔꯦꯝꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯜ ꯌꯨꯝꯁꯤꯕꯨ ꯆꯐꯨ ꯌꯣꯟꯕ ꯀꯥꯂꯦꯟꯖꯥꯎꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯍꯣꯏ ꯃꯥꯅꯤ ꯏꯕꯣꯛ ꯑꯗꯣ ꯈꯨꯔꯥꯗꯤ ꯂꯩꯇꯤꯌꯦ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯀꯣꯅꯨꯡꯒꯤ ꯂꯥꯏꯊꯧ ꯑꯃ ꯄꯥꯡꯊꯣꯛꯄꯒꯤ ꯆꯐꯨ ꯈꯔ ꯂꯧꯒꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ ꯏꯕꯣꯛ ꯐꯤꯗꯥ ꯁꯣꯝꯗ ꯉꯥꯏꯍꯥꯛ ꯐꯝꯕꯤꯌꯨ ꯄꯨꯌꯥꯒ ꯆꯪꯈꯣꯟꯕꯒꯁꯨ ꯐꯤꯗꯥꯗꯨꯗ ꯐꯝꯗꯨꯅ ꯁꯅꯥꯔꯦꯝꯕꯤꯅ ꯆꯐꯨ ꯁꯥꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯄꯨꯌꯥꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯕꯗꯨꯕꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯨꯛꯐꯥꯎ ꯎꯕ ꯐꯪꯖꯗ꯭ꯔꯤꯕꯣ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯏꯇꯥꯎꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯇꯨꯝꯁꯤꯟꯈꯤꯕ ꯇꯥꯔꯦ ꯄꯨꯌꯥ ꯅꯪꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯆꯐꯨ ꯁꯥꯔꯤꯕ ꯏꯆꯜꯒꯤ ꯃꯤꯡꯕꯨ ꯁꯨꯝ ꯃꯤꯡ ꯈꯪꯗꯕꯁꯦ ꯋꯥꯔꯤ ꯍꯧꯗꯣꯛꯅꯐꯝ ꯑꯃ ꯈꯪꯗ꯭ꯔꯕ ꯁꯅꯥꯔꯦꯝꯕꯤ ꯄꯨꯌꯥ ꯃꯥꯒꯤ ꯏꯆꯝ ꯆꯝꯖ ꯃꯇꯧꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯅꯥꯔꯦꯝꯕꯤ ꯀꯧꯏ ꯏꯕꯣꯛ ꯏꯆꯜꯗꯤ ꯁꯛꯀ ꯃꯤꯡꯒ ꯑꯣꯟꯊꯣꯛꯅ ꯆꯥꯅꯩ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯅ ꯄꯨꯌꯥ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯎ ꯆꯥꯎꯕꯪꯁꯤꯒꯤ ꯃꯤꯡꯅ ꯆꯪꯈꯣꯟꯕ ꯑꯗꯣ ꯏꯆꯜ ꯁꯅꯥꯔꯦꯝꯕꯤ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯆꯐꯨ ꯁꯥꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯌꯥꯔꯒꯗꯤ ꯏꯆꯜꯅ ꯍꯥꯏꯐꯦꯠꯇ ꯇꯝꯕꯤꯒꯦꯔꯥ ꯀꯨꯏꯔꯕꯅꯤ ꯃꯥꯅ ꯆꯐꯨ ꯁꯥꯕ ꯇꯝꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯍꯥꯏꯕ ꯈꯨꯔꯥ ꯀꯥꯂꯦꯟꯖꯥꯎꯅꯁꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯆꯪꯈꯣꯟꯕꯅ ꯑꯁ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯈꯪꯄꯣꯠꯇꯦ ꯆꯐꯨ ꯁꯥꯕ ꯇꯝꯕꯒꯤ ꯑꯣꯏꯔꯒꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯏꯕꯣꯛ ꯅꯆꯜ ꯁꯣꯏꯗꯅ ꯇꯥꯛꯆꯒꯦ ꯄꯨꯌꯥꯅ ꯍꯣꯏ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯍꯦꯛꯇ ꯂꯥꯛꯂꯒꯦ ꯆꯐꯨꯗꯨꯁꯨ ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯔꯒꯦ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯃꯇꯝꯁꯨ ꯊꯦꯡꯂꯦ ꯍꯣꯏ ꯏꯕꯣꯛ ꯆꯪꯈꯣꯟꯕꯅ ꯀꯩꯅꯣ ꯄꯨꯌꯥ ꯈꯨꯔꯥꯗꯣ ꯑꯗꯨꯝ ꯉꯥꯏꯔꯒ ꯆꯐꯨꯁꯤ ꯄꯨꯈ꯭ꯔꯁꯤꯕ ꯍꯩ ꯆꯥꯎꯕꯪ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤꯁꯦ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯄꯥꯝꯕꯩ ꯋꯥꯗꯤ ꯄꯨꯌꯥ ꯍꯦꯛ ꯑꯍꯥꯟꯕ ꯃꯥꯕꯨ ꯎꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯦ ꯆꯣꯡꯕ ꯂꯦꯞꯇ꯭ꯔꯤ ꯀꯩꯅꯣꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯑꯣ ꯑꯗꯨꯅꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯕ ꯍꯥꯏꯔꯤꯗꯣ ꯅꯨꯄꯤ ꯎꯕꯗ ꯊꯃꯣꯏꯗꯣ ꯂꯨꯍꯣꯡꯕꯒꯤ ꯗꯣꯟ ꯊꯤꯟꯕꯗꯧꯅ ꯍꯦꯛ ꯊꯤꯟꯕ ꯍꯧꯔꯛꯂꯕ ꯊꯃꯣꯏꯗ ꯄꯥꯝꯖꯔꯦ ꯍꯥꯏꯅ ꯊꯃꯣꯏꯅ ꯃꯔꯣ ꯂꯣꯜꯂꯛꯂꯤꯕꯅꯤ ꯑꯗꯣ ꯏꯇꯥꯎ ꯃꯁꯛꯁꯨ ꯐꯖꯩ ꯃꯥꯒꯤ ꯈꯪꯅꯖꯕꯒ ꯂꯩꯔꯝꯃꯗꯤ ꯑꯩ ꯑꯃꯨꯛ ꯊꯃꯣꯏ ꯀꯥꯏꯍꯧꯔꯣꯏꯗ꯭ꯔꯣ ꯆꯪꯈꯣꯟꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯔ ꯊꯥꯗꯣꯛꯑꯣ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯍꯦꯛ ꯏꯇꯥꯎꯒꯤ ꯀꯣꯛꯇꯨ ꯂꯩꯔꯤꯈꯩꯅꯦ ꯅꯨꯄꯤ ꯐꯪꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦꯕ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯑꯩ ꯐꯥꯎꯕ ꯏꯆꯥꯅꯤ ꯁꯨꯔꯕꯅꯤ ꯑꯗꯨꯁꯨ ꯃꯀꯣꯛ ꯄꯥꯠꯄ ꯃꯔꯩ ꯊꯥꯕ ꯏꯆꯥ ꯑꯇꯣꯡꯕꯗꯨꯗꯤ ꯃꯔꯩ ꯊꯥꯃꯟꯗꯅ ꯄꯥꯕ ꯐꯥꯎꯕ ꯆꯨꯝꯅ ꯀꯧꯕ ꯍꯩꯇꯦ ꯇꯥꯗ ꯍꯥꯏꯅ ꯀꯧꯔꯤꯕꯅꯤ ꯑꯩꯁꯨ ꯏꯆꯥꯅꯤꯅ ꯃꯔꯩ ꯊꯥꯔꯁꯨ ꯀꯌꯥꯗ ꯅꯨꯡꯁꯤꯔꯦꯗꯣ ꯅꯆꯥ ꯅꯨꯡꯁꯤꯗꯤ ꯍꯥꯏ ꯅꯨꯄꯤ ꯐꯖꯕꯗꯤ ꯑꯝꯇ ꯎꯕ ꯌꯥꯔꯣꯏ ꯅꯪ ꯇꯧꯔꯤꯕ ꯍꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯁꯨꯝ ꯌꯦꯡꯕꯤꯕꯩ ꯋꯥꯅꯤ ꯑꯗꯣ ꯑꯇꯩ ꯑꯃꯨꯛ ꯌꯦꯡꯂꯨꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯍꯧꯖꯤꯛꯀꯤ ꯏꯆꯜ ꯁꯅꯥꯔꯦꯝꯕꯤꯁꯦ ꯑꯁꯤꯁꯦ ꯑꯣꯏꯅ ꯖꯣ ꯎꯄꯥꯏ ꯇꯧꯔꯒꯅꯦ ꯏꯇꯥꯎꯒꯤ ꯁꯤꯜꯂꯗꯧꯅꯤ ꯀꯨꯝꯍꯩꯗ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯨꯌꯥꯒ ꯆꯪꯈꯣꯟꯕꯒ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄꯗꯒꯤ ꯆꯐꯨ ꯁꯥꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯛꯂꯝꯃꯤ ꯆꯪꯈꯣꯟꯕꯗꯤ ꯁꯅꯥꯔꯦꯝꯕꯤꯒ ꯅꯛꯅ ꯂꯣꯏꯅꯕ ꯐꯪꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯊꯥꯅꯤꯜꯁꯨ ꯁꯅꯥꯔꯦꯝꯕꯤꯕꯨ ꯂꯨꯅ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯊꯥꯅꯤꯜꯅ ꯁꯅꯥꯔꯦꯝꯕꯤ ꯌꯨꯝꯗ ꯍꯜꯂꯗꯣꯏꯔꯣ ꯍꯣꯏ ꯇꯥ ꯊꯥꯅꯤꯜ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯟꯅ ꯍꯜꯂꯤꯁꯤꯕꯣ ꯇꯥ ꯊꯥꯅꯤꯜ ꯏꯃꯥꯗꯣ ꯉꯔꯥꯡꯗꯒꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯍꯧꯕꯅꯤ ꯑꯗꯨꯒꯤ ꯑꯩ ꯈꯤꯇꯪ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯏꯃꯥꯕꯨ ꯀꯌꯥꯝ ꯀꯟꯅ ꯃꯁꯥ ꯉꯝꯗ꯭ꯔꯤꯅꯣ ꯑꯩꯒ ꯉꯔꯥꯡꯗ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯨꯗꯗꯤ ꯑꯩꯅ ꯊꯥꯕ ꯆꯦꯡꯒꯨꯝꯗꯣ ꯃꯍꯥꯎ ꯌꯦꯡꯉꯣ ꯍꯥꯏꯗꯅ ꯑꯩꯅ ꯄꯤꯔꯝꯕꯅꯤꯗ ꯁꯅꯥꯔꯦꯝꯕꯤ ꯅꯨꯡꯉꯥꯏꯇꯅ ꯇꯥ ꯊꯥꯅꯤꯜ ꯑꯩꯈꯣꯏꯒꯤ ꯄꯥꯕꯒꯤ ꯃꯑꯣꯡ ꯇꯥ ꯊꯥꯅꯤꯜ ꯍꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯉꯔꯥꯡ ꯏꯃꯥꯒ ꯈꯔ ꯅꯤꯡꯒꯥꯏ ꯁꯪꯗꯥꯅꯕꯗ ꯏꯃꯥꯗꯣ ꯃꯀꯣꯛꯇ ꯈꯔ ꯁꯣꯛꯈꯤꯕꯅꯤ ꯏꯃꯥꯕꯨ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯏꯅꯣ ꯀꯣꯛꯇꯅꯤ ꯈꯔ ꯁꯣꯛꯏ ꯇꯥ ꯊꯥꯅꯤꯜ ꯀꯣꯛꯇ ꯁꯣꯛꯄ ꯑꯣꯏꯔꯗꯤ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤ ꯁꯅꯥꯔꯦꯝꯕꯤ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯑꯩ ꯅꯈꯣꯏꯗ ꯂꯥꯛꯀꯦ ꯑꯗꯨꯒ ꯊꯪꯅꯕ ꯈꯨꯜꯗ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯁꯤ ꯈꯨꯔꯥ ꯁꯅꯥꯍꯜꯗꯨꯁꯨ ꯑꯩ ꯋꯥꯈꯜ ꯇꯥꯅꯕ ꯅꯤꯡꯊꯤꯅ ꯍꯥꯏꯒꯦꯁꯤ ꯇꯥ ꯊꯥꯅꯤꯜ ꯍꯥꯏꯔꯨꯅꯨꯗ ꯋꯥ ꯃꯥꯡꯗꯨꯅ ꯇꯣꯛꯅꯕꯅꯤ
ꯅꯨꯡꯅ ꯏꯁꯤꯡ ꯐꯅ ꯆꯥꯏꯗꯨꯅꯁꯨ ꯃꯇꯣꯟ ꯆꯣꯡꯂꯛꯄ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯃꯨꯛꯇꯪꯗꯤ ꯅꯤꯡꯊꯤꯅ ꯍꯥꯏꯗꯨꯅ ꯑꯩ ꯌꯦꯡꯂꯒꯦ ꯈꯨꯔꯥꯗꯣ꯫ ꯈꯨꯔꯥꯗꯣ ꯊꯣꯏꯅ ꯋꯥꯈꯜ ꯊꯦꯝꯕꯗꯤ ꯅꯠꯇꯦ, ꯑꯩꯁꯨ ꯃꯨꯟꯅ ꯈꯪꯉꯤ꯫ ꯆꯥꯍꯩꯗꯕ ꯅꯤꯁꯥ ꯈꯔ ꯁꯤꯖꯤꯟꯅꯕꯗꯨꯗ ꯋꯥꯈꯜ ꯋꯥꯔꯛꯄ ꯉꯝꯗꯗꯨꯅ ꯇꯧꯔꯤꯅꯤ꯫ ꯑꯗꯨꯗꯤ ꯇꯥ ꯊꯥꯅꯤꯜ, ꯑꯩ ꯌꯨꯝꯁꯨ ꯌꯧꯔꯕꯅꯤꯅ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯂꯩꯍꯧꯔꯣ꯫ ꯁꯤ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯛꯄꯅꯤ, ꯅꯪꯁꯨ ꯆꯔꯥ ꯁꯤꯕ ꯂꯧꯍꯧꯔꯣ꯫ ꯇꯥ ꯊꯥꯅꯤꯜ, ꯌꯥꯔꯅꯤꯗ꯫ ꯇꯥ ꯊꯥꯅꯤꯜꯅ ꯉꯔꯥꯡ ꯄꯤꯔꯛꯄ ꯆꯦꯡꯒꯨꯝꯗꯣ ꯍꯣꯔꯦꯟ ꯅꯤꯡꯊꯤꯅ ꯊꯣꯡꯂꯒꯦ꯫ ꯑꯩꯅ ꯏꯆꯜꯅꯤ ꯈꯟꯅ ꯄꯤꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯁꯤ ꯂꯧꯁꯤꯜꯂꯣ꯫ ꯅꯪꯁꯨ ꯉꯥꯅꯨ ꯈꯔ ꯂꯣꯏ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯌꯦꯡ ꯉꯥꯅꯨꯗꯨ ꯆꯥꯎꯔꯒ ꯑꯩꯒꯤ ꯄꯤꯔꯛꯎꯀꯣ꯫ ꯑꯩꯅ ꯏꯟꯁꯥꯡ ꯄꯤꯔꯤꯕꯁꯦ ꯍꯌꯦꯡ ꯅꯪꯉꯣꯟꯗꯒꯤ ꯉꯥꯅꯨ ꯂꯦꯝꯅ ꯂꯧꯕ ꯌꯥꯅꯕꯅꯤ꯫ ꯇꯥ ꯊꯥꯅꯤꯜꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ, ꯑꯗꯨꯗꯤ ꯑꯩ ꯏꯟꯁꯥꯡꯁꯨ ꯃꯌꯥꯝ ꯐꯪꯅꯕꯅꯤꯅ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦꯀꯣ꯫ ꯁꯅꯥꯔꯦꯝꯕꯤꯅ ꯆꯪꯈ꯭ꯔꯕꯗ ꯊꯥꯅꯤꯜ ꯃꯇꯣꯝꯇ ꯈꯟꯖꯩ꯫ ꯁꯅꯥꯔꯦꯝꯕꯤ, ꯅꯪꯕꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯃꯉꯣꯟꯗ ꯅꯣꯛꯍꯟꯗꯨꯅ ꯊꯝꯕ ꯉꯝꯒꯅꯤ꯫ ꯑꯋꯥꯕꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃꯗꯁꯨ ꯑꯩꯅ ꯅꯪꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯍꯜꯂꯣꯏ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯈꯣꯀꯣ꯫ ꯑꯗꯨꯒ ꯏꯀꯨꯕꯣꯛꯇꯨꯗꯤ ꯑꯩ ꯅꯣꯡꯃ ꯂꯨꯐꯨ ꯇꯧꯔꯒ ꯐꯨꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯥꯅ ꯌꯨ ꯈꯔ ꯊꯛꯆꯤꯜꯂꯒ ꯐꯨꯕꯒꯤ ꯅꯣꯡꯃꯗꯤ ꯑꯩꯅ ꯃꯌꯥꯗꯨꯗ ꯌꯨꯒ ꯑꯃꯥꯡꯕꯒ ꯅꯝꯁꯤꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯊꯥꯅꯤꯜ ꯂꯥꯛꯇꯨꯅ ꯇꯣꯝꯕꯤꯕꯨ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯇꯣꯝꯕꯤꯒꯤ ꯀꯣꯛꯇ ꯁꯣꯛꯂꯤꯕ ꯅꯥꯕꯗꯨꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯏꯆꯥ ꯊꯥꯅꯤꯜꯅ ꯀꯩꯁꯨ ꯅꯠꯇꯕꯗ ꯄꯪꯋꯥꯗ ꯋꯥꯕꯤꯔꯦ ꯇꯧꯔꯤꯁꯦ꯫ ꯀꯨꯏꯔꯦ ꯏꯆꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕꯁꯦ꯫ ꯀꯔꯝꯕ ꯅꯨꯃꯤꯠꯇꯕꯨ ꯏꯆꯥꯒꯤ ꯂꯃꯟꯁꯦ ꯁꯤꯡꯕ ꯉꯝꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥ, ꯁꯤꯒꯤꯕꯨ ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯂꯩꯀꯥꯏ ꯃꯁꯦꯜꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯉꯝ ꯃꯇꯦꯡ ꯇꯧꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ꯫ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ, ꯏꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ꯫ ꯅꯆꯜ ꯑꯁꯤꯒꯤ ꯈꯟꯕꯗ ꯏꯃꯥꯁꯦ ꯋꯥꯈꯜ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯅꯠꯇꯦ꯫ ꯃꯄꯥ ꯑꯉꯥꯎꯕꯁꯤꯅ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗꯕꯨ ꯋꯥꯈꯜ ꯇꯥꯔꯛꯀꯗꯕꯅꯣ? ꯇꯥ ꯊꯥꯅꯤꯜ, ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯉꯥꯏꯍꯥꯛ ꯀꯞꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯩ ꯆꯥꯛ ꯐꯠ ꯊꯣꯡꯒꯠꯂꯨꯈꯤꯒꯦ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯎ ꯍꯥꯎꯇꯦꯒ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ꯫ ꯅꯣꯡꯃꯇ ꯑꯩꯕꯨ ꯆꯥꯛ ꯄꯤꯖꯗꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯪꯅꯕꯨ ꯄꯤꯖꯔꯗꯤ ꯑꯩꯗꯤ ꯅꯥꯄꯤ ꯊꯣꯛꯄ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯥꯔꯗꯧꯅꯤ꯫ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ꯫ ꯁꯣꯝꯗꯅ ꯁꯅꯥꯔꯦꯝꯕꯤꯅ ꯆꯐꯨ ꯁꯥꯐꯝ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯕꯗ ꯆꯪꯈꯣꯟꯕꯗꯤ ꯊꯋꯥꯏ ꯋꯥꯖꯩ꯫ ꯆꯪꯈꯣꯟꯕꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯃꯨꯟꯅ ꯈꯪꯂꯕꯗ ꯎꯌꯥꯅ ꯊꯥꯗꯣꯏꯗ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯟ ꯊꯥꯗꯣꯏ, ꯋꯥꯐꯝ ꯑꯝꯇ ꯍꯪꯒꯦꯅꯦ, ꯁꯦꯡꯅꯗꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨꯀꯣ꯫ ꯀꯩ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯇꯥꯕꯨꯌꯥ? ꯏꯕꯨꯡꯒꯤ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯂꯨꯔꯝꯒꯗꯧ ꯃꯥꯜꯂꯤꯀꯣ꯫ ꯏꯆꯟ ꯁꯅꯥꯔꯦꯝꯕꯤꯅ ꯆꯐꯨ ꯁꯥꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯁꯤꯒꯤ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝꯒ ꯑꯣꯏꯔꯕꯣꯏ ꯍꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯏꯇꯥ ꯁꯅꯥꯔꯦꯝꯕꯤꯒꯤ ꯃꯃꯥꯗꯣ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯩꯒꯤ ꯏꯇꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯌꯥꯝꯅꯁꯨ ꯊꯤꯖꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯗꯨꯅ ꯃꯨꯡꯃꯣꯟ ꯋꯥꯅꯤ, ꯊꯃꯣꯏꯗꯗꯤ ꯑꯋꯥꯕꯒꯤ ꯆꯤꯡ ꯐꯨꯝꯂꯤꯕꯅꯤ꯫ ꯆꯪꯈꯣꯟꯕ ꯈꯪꯅꯤꯡꯅ ꯍꯪꯉꯤ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯊꯥꯗꯣꯏ, ꯏꯕꯨꯡ, ꯑꯩꯒꯤ ꯏꯇꯥꯁꯦ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ꯫ ꯄꯦꯟꯊꯣꯛꯄꯗꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯦꯝꯕꯤꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯊꯥꯗꯣꯏꯅ ꯆꯪꯈꯣꯟꯕꯗ ꯀꯔꯤꯁꯨ ꯂꯥꯟꯅ ꯈꯜꯂꯨꯕ ꯇꯧꯗ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯂꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯇꯝꯂꯛꯂꯤꯕ ꯁꯅꯥꯔꯦꯝꯕꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯆꯪꯈꯣꯟꯕꯗꯤ ꯁꯅꯥꯔꯦꯝꯕꯤꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯆꯪꯈꯣꯟꯕ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯗꯨ ꯂꯣꯠꯁꯤꯟꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯟ ꯊꯥꯗꯣꯏ, ꯁꯅꯥꯔꯦꯝꯕꯤꯒꯤ ꯈꯪꯅꯖꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛꯀꯗꯤ ꯂꯩꯈ꯭ꯔꯕ꯭ꯔꯥ? ꯏꯕꯨꯡ, ꯑꯩꯒꯤ ꯏꯇꯥꯗꯤ ꯑꯗꯨꯒꯨꯝꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯥꯗꯣꯏ, ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯑꯩ ꯁꯅꯥꯔꯦꯝꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯏ꯫ ꯊꯥꯗꯣꯏ, ꯆꯪꯈꯣꯟꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯥ ꯉꯥꯏꯍꯥꯛꯇꯤ ꯈꯟꯖꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯁꯤ ꯃꯇꯝ ꯈꯔ ꯂꯣꯏꯅꯕꯗ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯈꯔ ꯃꯈꯩꯗꯤ ꯈꯪꯕꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯏꯕꯨꯡ, ꯑꯩꯒꯤ ꯏꯇꯥꯁꯦ ꯑꯋꯥꯕꯗꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯅ ꯑꯩꯒꯤ ꯏꯇꯥꯒꯤ ꯃꯐꯝꯗ ꯑꯅꯧꯕ ꯆꯩꯅꯥ ꯑꯃꯨꯛ ꯍꯥꯞꯄꯤꯒꯦ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯁꯨ ꯏꯕꯨꯡꯕꯨ ꯊꯥꯖꯩ꯫ ꯑꯗꯨꯅ ꯏꯕꯨꯡꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯏꯇꯥꯗ ꯍꯧꯗꯣꯛꯂꯒꯦ꯫ ꯄꯨꯌꯥꯅ, ꯑꯗꯨꯅ ꯊꯥꯗꯣꯏ, ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯈꯣꯏꯅꯤꯕꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯕ ꯑꯃꯨꯛꯇ ꯁꯤꯟꯁꯤ꯫ ꯑꯩꯒꯤ ꯏꯇꯥꯎꯁꯨ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯈꯪꯖꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯕ ꯀꯥꯏ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯕꯗꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯄꯥꯝꯗꯦ꯫ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯏꯕꯨꯡꯒꯤꯕꯨ ꯀꯩꯅꯣ, ꯋꯥꯈꯜ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯪꯈꯣꯟꯕ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯈꯪꯂꯕꯗ ꯊꯥꯗꯣꯏꯒ ꯂꯦꯝꯕꯤꯒꯅ ꯁꯅꯥꯔꯦꯝꯕꯤꯗ
ꯅꯤꯡꯊꯤꯅ ꯍꯥꯏꯕꯗꯒꯤ ꯆꯪꯈꯣꯟꯕꯒ ꯁꯅꯔꯦꯝꯕꯤꯒꯁꯨ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯗꯨꯅ ꯅꯨꯡꯁꯤꯅ ꯈꯣꯡꯐꯝ ꯁꯦꯠꯅ ꯂꯦꯞꯅꯈꯤꯔꯝꯃꯤ ꯁꯅꯔꯦꯝꯕꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯊꯥꯖꯔꯨꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯁꯛ ꯅꯪꯅ ꯁꯨꯝꯅ ꯈꯪꯕꯤꯔꯛꯄꯁꯦ ꯑꯩ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯅꯐꯝꯗ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯏꯕꯨꯡ ꯑꯩꯕꯨ ꯉꯁꯤ ꯏꯕꯨꯡꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯁꯨꯝꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯡꯗꯅ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯑꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪ ꯈꯣꯡꯆꯠꯇ ꯍꯣꯡꯈꯤꯒꯦ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨꯀꯣ ꯀꯔꯤꯒꯨꯝꯕ ꯏꯕꯨꯡꯅ ꯏꯕꯨꯡ ꯃꯤꯔꯥꯏꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ ꯑꯩ ꯈꯥꯡꯕ ꯉꯝꯂꯣꯏꯌꯦ ꯏꯕꯨꯡ ꯁꯅꯔꯦꯝꯕꯤ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯗꯨꯅ ꯈꯛ ꯆꯠꯂꯣꯏ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯝꯗꯧꯅ ꯃꯤꯔꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯗꯣ ꯏꯕꯨꯡ ꯑꯩꯕꯨ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯅ ꯏꯟꯊꯣꯛꯄꯤꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯏꯇꯠ ꯇꯠꯇꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯤ ꯁꯅꯔꯦꯝꯕꯤ ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯃꯗꯨꯒꯤꯗꯃꯛ ꯆꯤꯡꯅꯔꯤꯕꯅꯣ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯄꯥꯈꯪꯉꯩꯒꯤ ꯊꯃꯣꯏꯕꯨ ꯍꯨꯕ ꯉꯝꯕꯤ ꯅꯪꯗꯤ ꯃꯥꯂꯦꯝꯁꯤ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯔꯕꯁꯨ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ ꯍꯨꯕ ꯉꯝꯕꯤ ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯒꯤ ꯊꯃꯣꯏꯕꯨꯁꯨ ꯅꯪꯅ ꯈꯨꯗꯨꯝ ꯆꯟꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤꯅ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯕꯁꯨ ꯑꯍꯤꯡꯗ ꯊꯣꯛꯂꯤꯕ ꯏꯪꯂꯕ ꯊꯥꯖꯃꯥꯅ ꯃꯩꯁꯥ ꯄꯨꯕ ꯄꯣꯔꯣꯛ ꯑꯣꯟꯈ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯈꯤꯒꯅꯤ ꯁꯅꯔꯦꯝꯕꯤ ꯆꯪꯈꯣꯟꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯏꯕꯨꯡ ꯀꯔꯤꯒꯤ ꯑꯩꯕꯨ ꯏꯕꯨꯡꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯔꯝꯂꯤꯕꯅꯣ ꯑꯁꯨꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯅꯤꯡꯊꯥ ꯄꯨꯗꯨꯅ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯦꯡꯅ ꯂꯥꯛꯂꯤꯕꯅꯣ ꯏꯕꯨꯡ ꯆꯪꯈꯣꯟꯕ ꯃꯈꯨꯠꯀꯗꯨ ꯂꯣꯟꯅꯗꯨꯅ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯃꯆꯥꯏꯕꯦꯝꯃ ꯁꯅꯔꯦꯝꯕꯤ ꯑꯣꯏꯅꯔꯞ ꯇꯧꯅ ꯌꯦꯡꯅꯤꯡꯗꯦꯀꯣ ꯏꯕꯣ ꯃꯧ ꯅꯣꯛꯄꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯎꯅ ꯄꯛꯆꯩ ꯁꯤꯗꯤ ꯍꯌꯦꯡꯗꯒꯤ ꯑꯩ ꯅꯪꯕꯨ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯔꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯁꯝꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯐꯣꯏꯗꯣꯏꯕ ꯑꯌꯥ ꯑꯣꯏ ꯍꯩ ꯅꯥꯏꯅꯦ ꯅꯪ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏ ꯃꯆꯥꯏꯕꯦꯝꯃꯗ ꯈꯠꯅꯕ ꯍꯧꯕꯒꯤ ꯏꯇꯤꯛꯀ ꯂꯩꯖꯗꯦ ꯑꯩ ꯖꯣꯏ ꯈꯨꯔꯨꯝꯖꯔꯤ ꯃꯆꯥꯏꯕꯦꯝꯃ ꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯥ ꯆꯪꯈꯣꯟꯕꯅ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜ ꯑꯃ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯆꯪꯈꯣꯟꯕꯒꯤ ꯃꯃꯥ ꯊꯕꯥ ꯁꯥꯎꯅ ꯃꯆꯥꯕꯨ ꯆꯩꯏ ꯏꯃꯥꯒꯤ ꯊꯣꯏꯕ ꯏꯃꯥꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤ ꯁꯦꯡꯂꯕ꯭ꯔꯥ ꯀꯔꯤ ꯀꯔꯝꯕ ꯄꯥꯎꯅꯣ ꯏꯃꯥ ꯏꯆꯥꯅ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜ ꯑꯃꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯔꯥ ꯆꯪꯈꯣꯟꯕ ꯇꯞꯅ ꯍꯣꯏ ꯏꯃꯥ ꯑꯆꯨꯝꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯃꯆꯥꯒꯤ ꯋꯥꯗꯨ ꯃꯔꯛ ꯐꯠ ꯇꯠꯇꯨꯅ ꯊꯕꯥꯅ ꯌꯥꯔꯦ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯅꯨ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯁꯨꯛ ꯍꯟꯊꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯂꯤꯕꯁꯦ ꯀꯩꯁꯨ ꯂꯩꯇꯕꯤ ꯈꯨꯡꯒꯪ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯅꯪꯁꯦ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯏꯅꯦ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤ ꯀꯥꯎꯔꯤꯕꯅꯣ ꯏꯃꯥ ꯑꯩꯅ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯏ ꯑꯣꯏꯔꯕꯁꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯁꯝꯖꯔꯤꯕꯤ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯕ ꯊꯣꯛꯂꯕꯁꯨ ꯃꯥꯕꯨꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯅꯤ ꯏꯃꯥꯒꯤ ꯊꯣꯏꯕ ꯏꯆꯥꯒꯤꯁꯦ ꯏꯃꯥꯒꯤ ꯆꯤꯡꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯤꯕ ꯍꯥꯏꯕꯗꯨꯔꯥ ꯏꯃꯥꯒꯤ ꯆꯤꯡꯊꯛꯇ ꯅꯆꯥꯅ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯖꯕ ꯅꯠꯆꯗꯦ ꯅꯆꯥꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝꯗꯣ ꯍꯥꯏꯖꯕꯅꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥꯒꯤ ꯋꯥꯁꯨ ꯅꯪ ꯑꯃꯨꯛ ꯇꯥꯔꯣ ꯊꯕꯥ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯑꯩꯒꯤ ꯏꯃꯧꯅꯤ ꯑꯩꯈꯣꯏꯒ ꯊꯥꯛ ꯃꯥꯟꯅꯕ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅ ꯌꯨꯝ ꯑꯁꯤꯗ ꯊꯕꯥ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯨꯅ ꯂꯩꯒꯗꯕꯅꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜ ꯑꯃꯅ ꯍꯦꯛꯇ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯕꯈꯛ ꯌꯥꯔꯣꯏ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯃꯥ ꯑꯩꯒꯤ ꯋꯥꯕꯨ ꯊꯧꯑꯣꯏꯗ꯭ꯔꯕꯗꯤ ꯑꯩꯅ ꯑꯉꯝꯕ ꯊꯕꯛ ꯇꯧꯔꯛꯄꯗ ꯅꯪ ꯅꯃꯥ ꯑꯩꯕꯨꯗꯤ ꯈꯛ ꯋꯥꯔꯧꯒꯅꯨꯀꯣ ꯐꯔꯦ ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯕꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯁꯅꯔꯦꯝꯕꯤꯕꯨ ꯎꯅꯕ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯤ ꯌꯥꯎꯗ꯭ꯔꯕ ꯅꯆꯥꯒꯤ ꯄꯨꯟꯁꯤꯗꯤ ꯍꯤꯡꯂꯨꯕꯒꯤ ꯋꯥꯟꯊꯣꯛ ꯂꯩꯇꯦ ꯑꯁꯤꯕꯕꯨꯒꯨꯝ ꯍꯤꯡꯕ ꯇꯥꯕꯅꯤ ꯏꯃꯥꯒꯤ ꯊꯣꯏꯕ ꯁꯣꯝꯗ ꯇꯁꯦꯡꯅ ꯆꯪꯈꯣꯟꯕꯅ ꯁꯅꯔꯦꯝꯕꯤꯒꯤ ꯈꯨꯜꯗ ꯂꯥꯛꯇ꯭ꯔꯕꯗ ꯁꯅꯔꯦꯝꯕꯤꯗꯤ ꯇꯁꯦꯡꯅ ꯊꯃꯣꯏꯗ ꯋꯥꯖꯔꯦ ꯐꯅ ꯋꯥꯔꯕꯁꯨ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯆꯔꯝꯕꯤ ꯁꯅꯔꯦꯝꯕꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯌꯥꯏꯅ ꯀꯟꯈꯤꯕꯅ ꯇꯅꯔꯣꯕꯤ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯇꯝꯒꯅꯤ ꯍꯥꯏꯕ ꯇꯁꯦꯡꯅ ꯀꯥꯎꯈ꯭ꯔꯦ ꯇꯨꯃꯤꯟ ꯃꯗꯣꯝ ꯎꯡꯗꯨꯅ ꯂꯩꯕꯅ ꯃꯁꯔꯨꯛ ꯑꯣꯏꯔꯛꯂꯤ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯣꯟ ꯃꯤꯅꯣꯛꯇꯕꯨ ꯉꯥꯏꯖꯕ ꯊꯥꯅꯤꯜꯗꯤ ꯁꯅꯔꯦꯝꯕꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯥꯁꯨ ꯑꯁꯦꯡꯕ ꯑꯃ ꯈꯪꯅꯤꯡꯗꯨꯅ ꯊꯥꯗꯣꯏꯗ ꯍꯪꯂꯛꯂꯝꯃꯤ ꯊꯥꯗꯣꯏ ꯑꯩ ꯋꯥꯐꯝ ꯑꯝꯇ ꯍꯪꯒꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯊꯥꯗꯣꯏ ꯍꯔꯥꯎꯅ ꯈꯟꯖꯩ ꯊꯥꯅꯤꯜꯒꯤꯁꯤꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯥꯏꯅꯒ ꯍꯪꯉꯛꯇꯣꯏꯖꯥꯠꯂꯣ
ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯁꯤꯔꯅꯤ ꯍꯥꯏꯕ ꯊꯥꯗꯣꯏ ꯊꯥꯗꯣꯏ ꯀꯩꯅꯣ ꯃꯁꯤꯕꯣ ꯍꯥꯎ ꯍꯣꯏ ꯇꯥ ꯊꯥꯅꯤꯜ ꯀꯩ ꯋꯥꯐꯝꯅꯣ ꯀꯔꯤꯅꯣ ꯅꯈꯣꯏꯁꯤꯡꯁꯤꯕꯨ ꯇꯔꯪ ꯏꯆꯠ ꯆꯠꯂꯤꯕꯁꯤꯕꯣ ꯁꯅꯔꯦꯝꯕꯤꯁꯨ ꯀꯧꯕꯒ ꯇꯥꯗꯈꯩ ꯃꯪꯗꯨ ꯂꯩꯍꯧꯏ ꯅꯪꯁꯨ ꯑꯃꯨꯛ ꯁ꯭ꯋꯥꯏꯗ ꯃꯪꯗꯨ ꯂꯦꯞꯄꯝꯃꯤꯁꯤꯕꯨ ꯅꯠꯇꯦ ꯅꯈꯣꯏꯒꯤꯁꯤꯕꯨ ꯀꯔꯤ ꯆꯥꯍꯩꯗꯕ ꯆꯥꯎꯔꯒꯦ ꯀꯩꯁꯨ ꯆꯥꯗꯦ ꯇꯥ ꯊꯥꯅꯤꯜ ꯑꯩꯗꯤ ꯃꯤ ꯍꯔꯥꯎꯒꯦ ꯇꯧꯕꯒꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯪꯂꯨꯕꯅꯤ ꯑꯗꯣ ꯏꯇꯥ ꯁꯅꯔꯦꯝꯕꯤꯒꯤꯗꯨꯗꯤ ꯑꯁ ꯀꯃꯥꯏ ꯍꯥꯏꯗꯨꯅ ꯈꯪꯗ꯭ꯔꯦ ꯃꯥꯒꯤꯗꯨꯗꯤ ꯅꯨꯡꯁꯤ ꯆꯩꯅꯥꯅꯤ ꯅꯨꯡꯁꯤ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯅꯨꯡꯁꯤ ꯆꯩꯅꯥ ꯀꯅꯥꯒꯤ ꯅꯨꯡꯁꯤ ꯆꯩꯅꯥ ꯇꯥ ꯊꯥꯅꯤꯜ ꯏꯇꯥꯗꯣ ꯁꯍꯔ ꯅꯨꯄꯥ ꯆꯪꯈꯣꯟꯕ ꯀꯧꯕ ꯑꯃ ꯈꯨꯔꯥ ꯀꯥꯂꯦꯟꯖꯥ ꯍꯣꯏꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄ ꯑꯗꯨꯗꯨꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯕꯅꯤ ꯍꯟꯗꯛꯁꯦ ꯏꯕꯨꯡꯗꯨꯁꯨ ꯆꯌꯣꯜꯃꯨꯛ ꯐꯥꯔꯦ ꯈꯨꯜ ꯑꯁꯤ ꯂꯥꯛꯇꯅ ꯃꯋꯥ ꯃꯄꯥꯎꯁꯨ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯏꯇꯥꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯑꯗꯨ ꯇꯥ ꯊꯥꯅꯤꯜꯅ ꯍꯪꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯍꯪꯂꯔꯣꯏꯗ꯭ꯔꯣ ꯊꯥꯅꯤꯜ ꯃꯥꯅ ꯈꯪꯅꯤꯡꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯂꯕꯗ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯗꯨꯗ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯕꯅꯤ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯇꯥ ꯊꯥꯅꯤꯜ ꯑꯩꯗꯤ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯔꯨꯔꯒ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯆꯠꯂꯦ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯊꯥꯗꯣꯏ ꯆꯠꯈ꯭ꯔꯕꯗ ꯊꯥꯅꯤꯜ ꯂꯧꯁꯪ ꯑꯗꯨꯗ ꯆꯪꯗꯨꯅ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯥ ꯊꯃꯣꯏ ꯁꯣꯛꯅ ꯀꯝꯂꯛꯏ ꯁꯅꯔꯦꯝꯕꯤ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯗ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯈ꯭ꯔꯕ ꯑꯣꯏꯔꯦꯀꯣ ꯅꯐꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯁꯅꯔꯦꯝꯕꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯈꯪꯕꯤꯗꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯐꯝꯗ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯇꯦ ꯄꯥꯡꯗꯕ ꯊꯃꯣꯏ ꯃꯥꯅꯤ ꯐꯪꯂꯤꯕ ꯆꯩꯅꯥꯁꯤꯗ ꯃꯇꯤꯛ ꯆꯥꯏ ꯅꯨꯡꯁꯤꯕꯨ ꯐꯣꯡꯗꯣꯛꯇ ꯂꯣꯠꯇꯨꯅ ꯊꯝꯕ ꯃꯔꯣꯜ ꯊꯣꯛꯇꯕ ꯊꯃꯣꯏ ꯅꯪꯗꯤ ꯀꯞꯆꯧ ꯄꯦꯟꯅ ꯀꯞꯆꯧ ꯀꯔꯤꯅꯣ ꯅꯪꯅ ꯅꯨꯡꯁꯤꯕꯕꯨ ꯀꯅꯥ ꯀꯟꯅ ꯂꯣꯠꯇꯨꯅ ꯊꯝꯂꯨꯔꯤꯕ ꯅꯨꯡꯁꯤꯕꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯂꯣꯠꯇꯨꯅ ꯊꯝꯂꯒ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨ ꯂꯩꯊꯣꯛꯂꯕꯗꯤ ꯄꯥꯝꯖꯕ ꯀꯅꯥꯅ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯍꯦꯛꯇꯨꯅ ꯅꯥꯕꯗ ꯁꯤꯈꯤꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯃꯁꯤꯗ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯃꯔꯥ ꯂꯩꯇꯦ ꯑꯩꯅ ꯅꯨꯡꯁꯤꯕꯕꯨ ꯂꯣꯠꯇꯨꯅ ꯊꯝꯂꯨꯕꯅ ꯑꯁꯤ ꯑꯩꯅ ꯋꯥꯖꯕꯅꯤꯀꯣ ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯨꯔꯕꯒꯤ ꯇꯨꯡꯗ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯑꯃ ꯈꯪꯍꯧꯗꯅ ꯅꯣꯛꯂꯛꯂꯝꯃꯤ ꯁꯅꯔꯦꯝꯕꯤ ꯑꯩꯗꯤ ꯅꯪꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇ ꯉꯥꯎꯖꯕꯅꯤ ꯅꯣꯡꯌꯦꯜ ꯀꯧꯕ ꯁꯤꯛꯂꯥꯃꯥꯅ ꯀꯨꯝꯒꯤ ꯅꯣꯡꯖꯨꯕꯨ ꯈꯧꯔꯥꯡꯅ ꯒꯥꯏꯖꯕꯀꯣ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟꯇ ꯅꯣꯡꯍꯟꯅꯈꯤꯕꯅꯤ ꯅꯐꯝꯗꯩꯅ ꯂꯝꯂꯥꯟꯕ ꯑꯣꯏꯔꯕꯁꯨ ꯅꯐꯝꯗꯒꯤ ꯑꯩꯅ ꯄꯥꯝꯖꯈꯤꯕ ꯅꯪꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯍꯟꯕꯤꯈꯤꯅꯨꯀꯣ ꯅꯪꯅ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯑꯣꯏꯈꯤꯕꯗ ꯑꯩ ꯅꯪꯕꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯑꯩ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯊꯥꯅꯤꯜ ꯇꯧꯐꯝ ꯈꯪꯗ ꯑꯃꯨꯛ ꯁꯥꯎꯅ ꯄꯨ ꯍꯧꯒꯠꯇꯨꯅ ꯑꯩꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯕꯕꯨ ꯀꯔꯤ ꯃꯥꯒꯤ ꯆꯪꯈꯣꯟꯕ ꯍꯥꯏꯗꯨꯅ ꯀꯔꯣꯝꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯂꯒ ꯑꯩꯒꯤ ꯁꯅꯔꯦꯝꯕꯤꯕꯨ ꯈꯣꯟꯗꯨꯅ ꯄꯨꯈ꯭ꯔꯤꯕꯅꯣ ꯌꯥꯝ ꯄꯦꯟꯗꯦ ꯃꯤ ꯂꯧꯕꯨꯛꯁꯤꯗ ꯑꯃꯨꯛꯇ ꯄꯦꯟꯅ ꯂꯥꯎꯒꯦꯗ ꯌꯥ ꯑꯁ ꯁꯤꯗꯤ ꯄꯦꯟꯗꯦ ꯈꯤꯇꯪꯒ ꯀꯟꯅ ꯂꯥꯎꯒꯦ ꯌꯥ ꯄꯤꯁꯛꯅ ꯍꯩ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯀꯔꯤꯅꯣ ꯂꯧꯕꯨꯛꯁꯤꯗ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯣ ꯂꯥꯏ ꯇꯤꯟꯅ ꯂꯣꯏꯅ ꯈꯪꯗꯨꯅ ꯆꯦꯟꯈꯤꯕ ꯇꯥꯔꯦꯅꯦ ꯌꯥꯆꯪꯂꯛꯄꯁꯤꯗꯕꯨ ꯑꯗꯨꯃꯥꯏꯅ ꯂꯥꯎꯕ ꯍꯧꯅꯕ꯭ꯔꯣ ꯈꯨꯔꯥꯗꯤ ꯈꯪꯕ꯭ꯔꯦꯕꯨ ꯈꯪꯕ꯭ꯔꯦ ꯅꯪꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯃꯁꯤꯒꯤ ꯑꯍꯜꯁꯤꯃꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯠꯂꯒ ꯂꯩꯕ ꯍꯦꯛ ꯇꯧꯗꯅ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯃꯁꯦ ꯃꯆꯥꯅꯨꯄꯤ ꯑꯅꯤꯃꯛ ꯄꯨꯂꯞ ꯏꯇꯨ ꯑꯣꯏꯅꯤ ꯀꯨꯝꯕꯁꯦ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯈꯨꯔꯥꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗ꯭ꯔꯤꯅꯦ ꯑꯣ ꯈꯨꯔꯥ ꯆꯪꯈꯣꯟꯕꯅꯅꯦ ꯂꯣꯏꯅ ꯈꯣꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯆꯪꯈꯣꯟꯕ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯗꯕꯒꯤꯅꯦ ꯄꯦꯟꯗꯕꯒꯤ ꯂꯧꯕꯨꯛ ꯑꯁꯤꯗ ꯂꯥꯎꯔꯝꯂꯤꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥꯅ ꯁ꯭ꯋꯥꯏꯗ ꯃꯥꯂꯦꯝꯁꯦ ꯅꯤꯛꯄ ꯃꯈꯩ ꯂꯥꯎꯔꯝꯂꯤꯕꯁꯤꯗꯤ ꯑꯗꯨꯒꯤ ꯋꯥꯕꯨ ꯈꯨꯔꯥꯁꯨ ꯈꯔ ꯄꯤꯛꯏ ꯍꯥꯏꯗꯨꯅ ꯄꯤꯁꯛ ꯀꯧꯔꯝꯂꯤꯕꯁꯤꯅꯤ ꯑꯆꯧꯕ ꯀꯧꯔꯝꯗꯦꯗꯅ ꯈꯨꯔꯥ ꯅꯣꯡꯃꯇ ꯁꯥꯎꯅꯤꯡꯂꯨꯗꯦꯀꯣ ꯂꯧꯕꯨꯛꯁꯤꯗ ꯂꯥꯎꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯌꯨꯝꯗ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ ꯂꯥꯎ ꯈꯨꯔꯥꯁꯨ ꯏꯇꯣꯝ ꯆꯠꯄ ꯇꯜꯂꯤ ꯃꯝꯅꯒ ꯃꯝꯁꯤꯜꯂꯛꯄꯅꯤ
ꯊꯥꯅꯤꯜ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯄꯣꯛꯁꯦ ꯃꯇꯧꯕꯁꯨ ꯊꯤꯅ ꯄꯣꯏꯗꯀꯣ ꯑꯁꯨꯛ ꯊꯃꯣꯏ ꯀꯥꯏꯔꯕꯁꯤ ꯐꯥꯎꯕ ꯍꯦꯛ ꯅꯣꯛꯐꯗꯦ ꯇꯥꯍꯜꯂꯦꯕ ꯊꯃꯣꯏꯒꯁꯦ ꯏꯅꯤꯡꯇꯝꯅ ꯀꯥꯏꯕ ꯐꯪꯗꯦꯕ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯌꯨꯝꯗ ꯆꯠꯂꯒ ꯍꯣꯔꯦꯟ ꯑꯍꯤꯡ ꯀꯥꯏꯕ ꯂꯣꯏꯍꯧꯗꯕ ꯊꯃꯣꯏꯁꯦ ꯑꯃꯨꯛ ꯀꯥꯏꯔꯨꯔꯒꯦ ꯁꯣꯝꯗꯅ ꯆꯪꯈꯣꯟꯕ ꯃꯥꯅ ꯉꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯇꯣꯟ ꯇꯪꯗ꯭ꯔꯕꯗ ꯃꯆꯥꯁꯤꯅ ꯐꯠꯇꯅꯨꯡꯗ ꯊꯣꯛꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯤ ꯋꯥꯖꯔꯤ ꯀꯨꯟꯖꯣꯅ ꯃꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯕꯗꯒꯤ ꯃꯥꯁꯨ ꯑꯁꯦꯡꯕꯗꯨ ꯈꯪꯂꯕꯗ ꯃꯃꯥ ꯅꯨꯄꯤꯅ ꯑꯩꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯝ ꯄꯥꯝꯃꯤꯗꯀꯣ ꯍꯌꯦꯡ ꯁꯤꯕꯗ ꯀꯔꯤꯁꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯌꯥꯕ ꯅꯠꯇꯕꯁꯤꯗ ꯀꯔꯤꯒꯤ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕꯅꯣ ꯁꯅꯀ꯭ꯌꯥ ꯑꯩꯁꯨ ꯏꯆꯥꯁꯤꯅ ꯑꯁꯤ ꯌꯧꯅ ꯈꯣꯡꯐꯝ ꯆꯦꯅ ꯂꯦꯞꯈꯤꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯆꯥꯎ ꯑꯔꯨꯝ ꯄꯥꯝꯂꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯅꯤꯡꯊꯧ ꯁꯥꯒꯩ ꯑꯣꯏꯕꯁꯤꯗ ꯃꯤꯡꯆꯠ ꯊꯤꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯃꯃꯥ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯃꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯆꯧ ꯃꯆꯥ ꯖꯥꯠ ꯕꯤꯖꯥꯠ ꯀꯔꯤꯃꯇ ꯈꯦꯟꯅꯕ ꯂꯩꯇꯕꯅꯤ ꯑꯆꯧ ꯃꯆꯥ ꯖꯥꯠ ꯕꯤꯖꯥꯠ ꯍꯥꯏꯕ ꯄꯨꯝꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯀꯥꯏꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯃꯄꯨ ꯃꯥꯅꯗꯤ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏ ꯄꯨꯝꯕꯕꯨ ꯌꯦꯡꯂꯤꯕꯅꯤ ꯑꯩꯅ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯅꯠꯇꯕ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯃꯧ ꯑꯃ ꯑꯣꯏꯍꯟꯕꯗ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯅꯁꯨ ꯅꯪꯕු ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇ ꯋꯥꯈꯜ ꯑꯁꯤꯕꯨ ꯈꯜꯂꯝꯂꯤꯕꯅꯣ ꯁꯅꯀ꯭ꯌꯥ ꯑꯩꯁꯦ ꯋꯥꯈꯜ ꯈꯖꯤꯛ ꯊꯦꯜꯂꯨꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯒꯤ ꯅꯤꯡꯕꯁꯦ ꯄꯥꯡꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯃꯥ ꯁꯤꯁꯥ ꯍꯧꯖꯤꯛ ꯈꯟꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯏꯃꯧ ꯍꯥꯏꯔꯨꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯕꯥꯅ ꯃꯈꯣꯏ ꯅꯨꯄꯤ ꯈꯔ ꯆꯠꯇꯨꯅ ꯁꯅꯔꯦꯝꯕꯤꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯃꯤꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯆꯥ ꯅꯤꯉꯣꯜꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯖꯔꯕꯗ ꯇꯣꯝꯕꯤꯒ ꯁꯅꯥꯍꯜꯒꯁꯨ ꯊꯕꯥ ꯍꯣꯏꯅ ꯍꯥꯏꯔꯤꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯅꯔꯝꯃꯤ ꯊꯥꯗꯣꯏꯅ ꯏꯇꯥ ꯁꯅꯔꯦꯝꯕꯤ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯃꯥꯒꯁꯨ ꯄꯨꯟꯁꯤ ꯂꯩ ꯄꯨꯟꯁꯦꯝꯗꯨꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕ ꯐꯪꯖꯔꯅꯤꯀꯣ ꯑꯗꯣ ꯅꯪꯒꯤ ꯏꯇꯥ ꯊꯥꯅꯤꯜꯗꯨꯅ ꯀꯝꯗꯧꯔꯤꯅꯣ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯕꯁꯨ ꯇꯧꯗ ꯅꯪꯕꯨ ꯑꯗꯨꯝ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯇꯥ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯁꯦ ꯏꯀꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯩꯅ ꯁꯨꯝ ꯏꯀꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯔꯤꯕꯤ ꯃꯤꯡꯊꯣꯜ ꯐꯪꯕ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯃ ꯍꯦꯛꯇ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯔꯒꯦ ꯏꯇꯥ ꯀꯩꯅꯣ ꯊꯧꯅꯥ ꯌꯥꯝ ꯂꯩꯈꯠꯂꯛꯏꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥ ꯊꯥꯗꯣꯏꯁꯦ ꯑꯣ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗ꯭ꯔꯦ ꯅꯆꯥ ꯏꯆꯥ ꯄꯤꯅꯗꯣꯏꯅꯤ ꯑꯗꯨꯅ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯑꯩꯅ ꯈꯨꯜ ꯑꯁꯤꯗ ꯑꯔꯤꯕꯤ ꯑꯣꯏꯗꯨꯅ ꯂꯩꯍꯧꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩ ꯆꯠꯂꯦ ꯇꯥ ꯊꯥꯅꯤꯜꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅꯅꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯣꯡꯗꯣꯛꯂꯨꯈꯤꯒꯦ ꯀꯌꯥꯗꯕ ꯉꯥꯎ ꯊꯤꯔꯤꯕꯗꯤ ꯌꯦꯡꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯍꯥꯏꯕ ꯅꯪꯗꯃꯈꯩ ꯆꯤꯈ꯭ꯔꯤꯕꯅꯦ ꯃꯁꯤ ꯊꯥꯅꯤꯜꯁꯨ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯅꯔꯦꯝꯕꯤ ꯍꯣꯏꯅ ꯍꯦꯛ ꯍꯦꯛ ꯆꯐꯨ ꯁꯥꯔꯝꯕ ꯁꯪꯒꯣꯏ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯁꯅꯔꯦꯝꯕꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯆꯐꯨ ꯁꯥꯐꯝ ꯑꯁꯤꯗ ꯏꯍꯥꯡ ꯍꯥꯡꯕꯀꯣ ꯑꯩꯒꯤ ꯂꯣꯟꯊꯣꯛꯇ꯭ꯔꯕ ꯊꯃꯣꯏ ꯑꯁꯤꯁꯨ ꯏꯍꯥꯡ ꯍꯥꯡꯍꯧꯔꯦ ꯊꯨꯡꯅꯕ ꯈꯛꯇꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯟꯊꯨꯡ ꯌꯧꯈꯤꯕ ꯅꯨꯡꯁꯤꯕꯗꯤ ꯇꯥꯏꯕꯪ ꯀꯅꯥꯅꯁꯨ ꯁꯛꯅ ꯁꯣꯟꯅꯍꯧꯗꯦ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯈꯤꯗꯕ ꯅꯨꯡꯁꯤꯕ ꯀꯌꯥꯒꯤ ꯋꯥꯔꯤꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯈꯩ ꯃꯨꯠꯅꯥꯏꯗꯅ ꯁꯛꯅ ꯁꯣꯟꯅꯍꯧꯔꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯉꯁꯤꯗꯤ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯂꯛꯇ ꯃꯨꯠꯅꯥꯏꯗꯅ ꯇꯤꯜꯍꯧꯔꯁꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯔꯛꯂꯤ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯆꯩ ꯊꯥꯗꯣꯏ ꯁꯣꯔꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯆꯦꯜꯂꯛꯇꯨꯅ ꯇꯥ ꯊꯥꯅꯤꯜ ꯊꯥꯅꯤꯜ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯊꯥꯗꯣꯏ ꯀꯩꯗꯧꯔꯦ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯗꯤ ꯍꯨꯏꯅꯒ ꯇꯥꯟꯅꯔꯕ꯭ꯔꯣ ꯑꯁ ꯀꯥꯏꯗꯩ ꯍꯨꯏꯅꯣ ꯇꯥ ꯊꯥꯅꯤꯜ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯑꯩꯅ ꯇꯥ ꯊꯥꯅꯤꯜꯕꯨ ꯈꯟꯖꯔꯛꯄ ꯀꯨꯏꯔꯦ ꯇꯥ ꯊꯥꯅꯤꯜꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯩꯃꯥ ꯅꯪꯒꯤ ꯐꯥꯒꯤꯁꯤꯗꯤ ꯃꯇꯥꯡ ꯑꯣꯟꯊꯣꯛꯅ ꯆꯥꯗꯦꯗꯀꯣ ꯇꯥ ꯊꯥꯅꯤꯜ ꯑꯩꯒꯤꯁꯦ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯣ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯇꯥ ꯊꯥꯅꯤꯜꯗ ꯐꯥꯒꯤ ꯇꯧꯈ꯭ꯔꯕꯒꯦ ꯇꯥ ꯊꯥꯅꯤꯜ ꯑꯩ ꯆꯠꯂꯒꯦ ꯁꯨꯝ ꯏꯀꯥꯏꯔꯦ ꯍꯌꯦꯡ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎꯀꯣ ꯑꯁꯨꯝꯅ ꯊꯥꯗꯣꯏꯅ ꯊꯥꯅꯤꯜꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯕꯁꯨ ꯊꯥꯅꯤꯜꯗꯤ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ ꯊꯥꯅꯤꯜ ꯃꯥꯅ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯗ ꯊꯥꯗꯣꯏ ꯃꯥꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯅꯤꯜꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯗ꯭ꯔꯦ
ꯊꯥꯗꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯎꯕꯗ ꯁꯅꯔꯦꯝꯕꯤꯅ ꯊꯥꯅꯤꯜꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕꯗꯒꯤ ꯊꯥꯗꯣꯏꯒ ꯊꯥꯅꯤꯜꯒꯁꯨ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯕ ꯍꯧꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯃꯈꯨꯠꯇ ꯅꯤꯡꯊꯤꯔꯕ ꯆꯐꯨ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯏꯕꯛꯇ ꯑꯩꯒꯤ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕꯤ ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ? ꯏꯐꯝꯗꯒꯤ ꯅꯪꯅ ꯂꯥꯞꯈ꯭ꯔꯕꯁꯨ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯂꯦꯡꯗꯅ ꯉꯁꯤꯁꯨ ꯂꯩꯔꯤꯌꯦ꯫ ꯏꯐꯝꯗ ꯅꯪꯅ ꯂꯝꯂꯥꯟꯕꯤ ꯑꯃ ꯑꯣꯏꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯁꯤꯗꯤ ꯏꯐꯝꯗ ꯅꯪꯃꯛꯅꯤ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯒꯦꯀꯣ꯫ ꯊꯥꯅꯤꯜ ꯁꯅꯔꯦꯝꯕꯤꯅ ꯁꯥꯈꯤꯕ ꯆꯐꯨꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯆꯐꯨ ꯁꯥꯕꯤ ꯁꯅꯔꯦꯝꯕꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯇꯣꯝꯆꯥ ꯀꯧꯕ ꯌꯥꯝꯅ ꯄꯪꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯌꯥꯅꯨꯄꯥ ꯇꯣꯝꯆꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯏꯪꯈꯣꯜ ꯄꯣꯠꯆꯩꯁꯤꯡ ꯊꯥꯔꯤ꯫ ꯃꯥꯏꯃꯨꯅ ꯏꯆꯥ ꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯁꯤꯅꯅꯦ ꯎꯗꯩ ꯇꯥꯕꯒꯨꯝ ꯁꯤꯡꯕ ꯅꯨꯄꯥ ꯑꯃꯗ ꯍꯦꯛ ꯃꯌꯨꯝ ꯄꯥꯟꯁꯤꯜꯂꯤ꯫ ꯃꯦꯝꯆꯥꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯕꯗꯤ ꯃꯁꯤꯅ ꯑꯗꯨꯝ ꯐꯔꯦꯗ ꯃꯣꯏꯕꯥꯖꯤ꯫ ꯒꯟꯖꯥꯗ ꯉꯥꯎꯕ ꯅꯨꯄꯥ ꯌꯨꯔꯥꯏ ꯆꯨꯕꯗ ꯂꯩꯔꯒ ꯋꯥꯗꯣꯏ ꯁꯔꯨꯛꯄꯗꯤ ꯑꯗꯨꯒꯤꯗꯤ ꯐꯕ, ꯑꯗꯨꯗ ꯁꯤꯡꯕ ꯑꯁꯤꯗꯒ ꯈꯔ ꯁꯤꯡꯂꯕꯗꯤ ꯐꯒꯗꯕ꯫ ꯍꯣ ꯄꯪꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯣꯏꯕꯥꯖꯤ? ꯅꯌꯥ ꯅꯨꯄꯥ ꯇꯣꯝꯆꯥꯅ ꯑꯩꯈꯣꯏꯗ ꯌꯥꯋꯣꯡ ꯏꯜꯂꯒ ꯂꯩꯔꯤꯕ ꯑꯁꯤꯕꯣ? ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡꯒ ꯄꯥꯡꯗꯅ꯫ ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯉꯦ ꯍꯥꯏꯕꯕꯨ ꯃꯥ ꯉꯥꯡꯅꯕꯗ ꯑꯩꯗꯤ ꯊꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯂꯗ꯭ꯔꯥ ꯆꯤꯡꯅꯔꯦꯅꯦ꯫ ꯌꯦꯡꯉꯨꯅꯦ ꯅꯪꯁꯨ ꯑꯃꯨꯛꯇ, ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯪꯈꯣꯜ ꯁꯨꯕ ꯍꯧꯔꯛꯄꯗꯒꯤ ꯊꯥꯔꯤꯕ ꯍꯪꯒꯥꯝ ꯀꯣꯕꯤꯁꯤꯡꯁꯦ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯆꯥꯏꯔꯛꯎ ꯍꯥꯏꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯃꯈ꯭ꯋꯥꯡ ꯑꯁꯤ ꯃꯦꯠꯂꯒ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯇꯥꯈ꯭ꯔꯕꯒꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤꯁꯦ꯫ ꯍꯣꯏꯅꯦꯍꯦ ꯅꯨꯄꯥ, ꯀꯔꯤ ꯌꯦꯡꯂꯤꯕ ꯖꯥꯠꯅꯣ ꯃꯥꯒꯤꯁꯤꯕꯣ? ꯇꯣꯝꯆꯥ ꯃꯀꯨꯕꯣꯛꯀ ꯃꯅꯦꯝꯕꯣꯛꯀꯅ ꯍꯪꯒꯥꯝ ꯀꯣꯕꯤ ꯏꯁꯤꯡ ꯆꯥꯏꯌꯨ ꯍꯥꯏꯕꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤꯗ ꯍꯧꯔꯤꯕ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯊꯝꯅꯥ ꯃꯊꯛꯇ ꯍꯪꯉꯣꯏ ꯃꯌꯥꯝꯅ ꯏꯁꯤꯡꯗ ꯑꯃꯨꯛ ꯂꯨꯞ ꯑꯃꯨꯛ ꯊꯝꯅꯥꯗ ꯇꯣꯡ ꯇꯧꯗꯨꯅ ꯁꯥꯟꯅꯕꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯍꯩ ꯑꯄꯪꯕ ꯍꯪꯉꯣꯏ ꯃꯆꯥꯗꯪꯁꯨ ꯆꯣꯡꯈꯠꯂꯨꯅꯦꯍꯦ ꯊꯝꯅꯥ ꯃꯊꯛ ꯑꯗꯨꯗ꯫ ꯏꯍꯦ, ꯆꯣꯡꯈꯠꯄ ꯉꯝꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯍꯪꯉꯣꯏ ꯃꯆꯥꯁꯦ꯫ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯦꯅꯦ ꯑꯃꯨꯛ꯫ ꯑꯩꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯂꯒ ꯊꯥꯡꯒꯠꯄꯤꯔꯁꯤꯔꯅꯦ ꯁꯤꯕꯣ? ꯍꯣꯏꯗ, ꯀꯨꯝꯂꯒ ꯊꯝꯅꯥ ꯃꯊꯛ ꯑꯁꯤꯗ ꯊꯥꯡꯒꯠꯄꯤꯔꯒꯦ ꯍꯦꯛꯇ, ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥꯏꯃꯨꯅ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤ ꯅꯪꯕꯨ, ꯅꯌꯥ ꯅꯨꯄꯥ ꯑꯄꯪꯖꯥꯎ ꯑꯁꯦ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯈꯤꯗꯧꯔꯦꯅꯦ꯫ ꯑꯣꯟꯊꯣꯡꯅ ꯇꯟꯗꯦꯗꯀꯣ ꯅꯨꯄꯥ ꯅꯪꯁꯦ꯫ ꯏꯪꯈꯣꯜ ꯁꯨꯗꯈꯩ ꯅꯌꯥ ꯅꯨꯄꯥꯅ ꯇꯧꯔꯤꯁꯤ ꯌꯦꯡꯂꯒ ꯂꯩꯔꯗꯅ꯫ ꯍꯥꯏ, ꯌꯦꯡꯂꯒ ꯂꯩꯕ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯅꯪꯕꯨ, ꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯎꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯕ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯖꯅꯤ, ꯌꯦꯡꯕꯤꯔꯨꯅꯨ꯫ ꯍꯣꯏ ꯎꯔꯁꯨꯅꯦ ꯎꯗꯕ ꯁꯥꯔꯒ ꯂꯩꯔꯒꯦ ꯑꯩ꯫ ꯇꯣꯝꯆꯥ ꯂꯨꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯂꯒ ꯍꯪꯉꯣꯏ ꯃꯆꯥ ꯑꯗꯨꯕꯨ ꯐꯥꯔꯒ ꯊꯥꯡꯒꯠꯇꯣꯏꯒꯤ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯥꯏ ꯎꯈꯤꯕ ꯍꯪꯉꯣꯏ ꯃꯆꯥ ꯑꯗꯨ ꯀꯔꯝꯕꯅꯣ ꯈꯪꯗꯕꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯪꯉꯣꯏ ꯃꯆꯥꯁꯤꯡꯗꯨ ꯐꯥꯗꯣꯏꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ꯫ ꯂꯣꯏꯔꯦ, ꯏꯁꯤꯡ ꯑꯔꯨꯕ ꯑꯗꯨ ꯇꯣꯝꯆꯥꯅ ꯍꯪꯉꯣꯏ ꯃꯆꯥ ꯐꯥꯅꯕ ꯇꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯨꯝꯅꯩ ꯅꯩꯔꯤ ꯏꯁꯤꯡꯗꯨ꯫ ꯊꯥꯔꯤꯛ ꯏꯃꯨꯡꯗꯒꯤ ꯍꯦꯟꯖꯥꯡ ꯃꯟꯒꯦ ꯍꯥꯏꯗꯨꯅ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯄꯨꯈ꯭ꯔꯤꯗ ꯑꯉꯥꯡ ꯂꯝꯍꯦꯟꯕ ꯑꯃꯒꯨꯝꯅ ꯏꯁꯤꯡ ꯅꯩꯈꯥꯏꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯂꯥꯎꯔꯛꯏ꯫ ꯅꯨꯄꯥ, ꯀꯔꯤꯅꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯧꯔꯤꯗꯨꯕꯣ? ꯀꯥꯔꯣ ꯁꯠ-ꯁꯠ, ꯏꯁꯤꯡꯗ ꯂꯣꯏꯅ ꯅꯩꯔꯝꯂꯅꯤꯌꯦ꯫ ꯅꯨꯄꯤ, ꯅꯣꯏꯅ ꯈꯪꯄꯣꯟꯇꯦꯗ, ꯍꯪꯉꯣꯏ ꯃꯆꯥꯁꯦ ꯏꯔꯛꯅꯔꯒ ꯁꯤꯗꯧꯔꯦ ꯊꯝꯅꯥ ꯃꯊꯛ ꯑꯁꯤꯗ ꯆꯣꯡꯈꯠꯄ ꯉꯝꯗꯗꯅ꯫ ꯍꯣ, ꯉꯥꯎꯔꯕꯣ ꯅꯨꯄꯥ ꯅꯪꯕꯣ? ꯏꯁꯤꯡꯒꯤ ꯃꯆꯥ ꯍꯪꯉꯣꯏꯗꯨꯕꯨ ꯏꯁꯤꯡꯗ ꯏꯔꯛꯅꯅꯤ ꯍꯥꯏꯔꯤꯗꯨꯕꯣ? ꯈꯔ ꯊꯨꯅ ꯀꯥꯈꯠꯄꯤꯔꯛꯑꯣ ꯃꯊꯛꯇ, ꯏꯃꯥꯒ ꯄꯥꯕꯒꯅꯅꯦ ꯉꯥꯡꯕ ꯇꯥꯔꯦ꯫ ꯍꯣꯏ ꯀꯥꯔꯛꯑꯒꯦ꯫ ꯏꯍꯦ, ꯑꯩꯗꯤ ꯏꯀꯧꯕ ꯀꯧꯏꯅꯦ, ꯏꯀꯧꯕꯣꯛꯅ ꯍꯪꯒꯥꯝ ꯀꯣꯕꯤ ꯏꯁꯤꯡ ꯆꯥꯌꯨ ꯍꯥꯏꯕꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯆꯥ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯉꯥꯡꯗꯅ ꯏꯪꯈꯣꯜꯗ ꯍꯦꯟꯖꯥꯡ ꯃꯟꯕ ꯆꯪꯉꯛꯏ꯫ ꯄꯦꯠꯂꯕꯅꯤꯗ ꯑꯩꯗꯤ, ꯑꯁꯨꯛ ꯄꯪꯕ ꯅꯨꯄꯥꯁꯤꯕꯨ ꯀꯗꯥꯏꯗ ꯊꯦꯡꯅꯔꯨꯏꯅꯣ ꯍꯥꯏꯕ? ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯗꯣ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯄꯪꯕ ꯑꯁꯤꯗ ꯂꯩꯕꯒꯤꯅꯤꯅꯦ ꯉꯁꯤ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯕ ꯐꯪꯉꯤꯁꯦ꯫ ꯌꯥꯔꯦ, ꯏꯃꯥꯒꯤꯗꯤꯅꯦ ꯋꯥ ꯑꯃꯕꯨ ꯍꯥꯏꯔꯨꯔꯗꯤ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯇꯣꯝꯆꯥ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡꯗꯨ ꯕꯥꯇꯤꯟ ꯑꯅꯤꯗ ꯍꯣꯜꯂꯒ ꯄꯦꯔꯦꯗ ꯍꯥꯞꯂꯒ ꯏꯁꯤꯡ ꯆꯥꯏꯕ ꯍꯧꯏ꯫ ꯃꯥꯅ ꯑꯁꯨꯝ ꯏꯁꯤꯡ ꯆꯥꯏꯔꯛꯄꯗ ꯀꯣꯕꯤ ꯇꯤꯟꯅ ꯀꯣꯕꯤ ꯆꯥꯔꯤꯕꯗꯨ ꯎꯕꯗ ꯏꯁꯤꯡ ꯆꯥꯏꯕꯗꯨ ꯂꯦꯞꯂꯒ ꯇꯤꯟꯗꯨꯕꯨ ꯏꯁꯤꯡ ꯆꯣꯠꯇꯅꯕ
ꯀꯣꯕꯤ ꯃꯅꯥ ꯐꯖ ꯐꯖꯕ ꯈꯜꯂꯒ ꯍꯦꯛꯇꯣꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯩꯃꯨꯅ ꯍꯪꯂꯛꯏ, ꯊꯣꯝꯆꯥ, ꯅꯪꯕꯨ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ? ꯀꯣꯕꯤ ꯃꯅꯥꯗꯨꯕꯣ? ꯏꯀꯨꯕꯣꯛ, ꯀꯣꯕꯤꯗ ꯂꯩꯕ ꯇꯤꯟꯁꯤꯡꯁꯦ ꯑꯩꯅ ꯏꯁꯤꯡ ꯆꯥꯏꯕꯗ ꯆꯣꯠꯂꯅꯤ, ꯑꯗꯨꯅ ꯀꯣꯕꯤ ꯃꯅꯥꯁꯤꯅ ꯀꯨꯞꯂꯒ ꯊꯝꯕꯤꯒꯦ ꯇꯧꯕꯅꯦ ꯏꯀꯨꯕꯣꯛ꯫ ꯇꯤꯟꯗꯨꯗꯤ ꯆꯣꯠꯅꯤꯡ ꯆꯣꯠꯆꯁꯅꯨꯅꯦ, ꯅꯪꯒꯤ ꯏꯁꯤꯡ ꯆꯥꯏꯐꯝ ꯊꯣꯛꯄꯗꯣ ꯆꯥꯏꯌꯨꯅꯦ ꯅꯪꯕꯨ ꯊꯣꯝꯆꯥ꯫ ꯏꯀꯨꯕꯣꯛ, 이싱 ꯆꯣꯠꯄꯒꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯥꯔꯗꯤ ꯇꯤꯟꯁꯤꯡꯁꯦ? 이헤, ꯇꯤꯟꯒꯤ ꯑꯃꯨꯛ ꯅꯪꯅ ꯋꯥꯕꯤꯗꯅ ꯂꯩꯔꯕ꯭ꯔꯣ ꯍꯥ? ꯉꯁꯤ ꯃꯥꯏꯃꯨ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯃꯆꯤꯡꯗꯣ ꯂꯥꯛꯀꯦ ꯇꯧꯏꯀꯣ꯫ ꯏꯀꯨꯕꯣꯛ, ꯃꯆꯤꯡꯕꯨ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ? ꯃꯈꯣꯡ ꯄꯥꯟꯕ꯭ꯔꯥ ꯏꯀꯨꯕꯣꯛ? ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯀꯣꯕꯤ ꯃꯅꯥ ꯍꯦꯛꯄꯗꯤ ꯂꯦꯞꯇꯦ ꯇꯣꯝꯆꯥ꯫ ꯃꯥꯏꯃꯨ ꯀꯣꯕꯤꯁꯤꯡꯗꯨ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯦꯡꯉꯣꯏ ꯇꯣꯝꯆꯥ, ꯀꯣꯕꯤ ꯏꯁꯤꯡꯒꯗꯣ ꯑꯩ ꯑꯗꯨꯝ ꯆꯥꯏꯖꯍꯧꯔꯒꯦ, ꯅꯪꯅꯅꯦ ꯑꯁꯣꯝ ꯃꯇꯥꯏ ꯊꯪꯕ ꯏꯪꯈꯣꯜ ꯎꯈꯥꯁꯤꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯁꯤꯡꯁꯦ ꯂꯧꯊꯣꯔꯛꯎ, ꯃꯆꯨ ꯈꯤꯇ ꯊꯥꯖꯤꯟꯒꯦ꯫ ꯑꯍꯣꯏ ꯏꯀꯨꯕꯣꯛ, ꯂꯧꯊꯣꯛꯀꯦ꯫ ꯃꯦꯝꯆꯥꯅ, ꯅꯌꯥ ꯅꯨꯄꯥꯗ ꯑꯃꯃꯨꯛ ꯍꯥꯏꯔꯤꯗꯣ, ꯅꯨꯄꯥ ꯅꯪꯅꯦ ꯁꯂꯥꯛ ꯁꯥꯖꯅꯤꯀꯣ ꯏꯪꯈꯣꯜ ꯑꯁꯦ꯫ ꯁꯤꯡ ꯈꯨꯟꯇꯣꯛꯑꯣ ꯍꯥꯏꯔꯒ ꯁꯤꯡ ꯑꯣꯏꯅ ꯇꯥꯊꯣꯛꯂꯒ ꯂꯩꯖꯔꯝꯃꯅꯤ꯫ ꯁꯣꯏꯔꯨꯗ ꯁꯣꯏꯔꯦꯗ, ꯃꯥꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯦ ꯀꯩꯅꯣ꯫ ꯍꯣꯏꯅꯦ, ꯁꯣꯏꯕꯨ ꯁꯣꯏꯗ꯭ꯔꯗꯤ ꯐꯩꯅꯦ, ꯍꯣꯔꯦꯟ ꯁꯣꯏꯔꯒꯅꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯤꯔꯛꯀꯅꯨ꯫ ꯊꯥꯔꯤꯛ ꯏꯪꯈꯣꯜꯗꯒꯤ ꯍꯦꯟꯖꯥꯡ ꯍꯦꯛꯄ ꯂꯣꯏꯔꯒ ꯏꯃꯨꯡ ꯆꯪꯂꯝꯗꯥꯏ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ, ꯕꯥꯕꯥ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ? ꯅꯣꯏꯒꯤꯗꯤ ꯈꯪꯗꯦ, ꯏꯄꯥꯒꯤꯗꯤ ꯕꯦꯂꯦꯟꯗ꯭ꯔꯤꯒ ꯑꯅꯥꯟꯕꯒ ꯏꯔꯣꯝꯕ ꯆꯥꯅꯤꯡꯉꯤꯅꯦ꯫ ꯏꯃꯥꯅ ꯀꯔꯤ ꯆꯥꯅꯤꯡꯉꯤꯅꯣ? ꯍꯣ, ꯑꯩꯒꯤꯗꯤꯅꯦ ꯀꯥꯡꯍꯧ ꯑꯃꯕꯨ ꯌꯥꯎꯔꯗꯤ ꯌꯥꯔꯦ꯫ ꯑꯗꯨꯗꯤ ꯕꯦꯂꯦꯟꯗ꯭ꯔꯤꯒ ꯑꯅꯥꯟꯕꯒ ꯑꯃ ꯏꯔꯣꯜꯂꯒꯦ, ꯑꯗꯨꯒ ꯀꯥꯡꯍꯧ ꯑꯃ ꯉꯧꯔꯒꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯉꯧꯔꯣ꯫ ꯑꯗꯣ ꯇꯣꯝꯆꯥꯒꯤ ꯑꯄꯥꯝꯕ ꯍꯦꯟꯖꯥꯡꯁꯨ ꯍꯪꯕꯤꯌꯨ꯫ ꯃꯥꯒꯤꯗꯤ ꯍꯪꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯏꯃꯥ, ꯕꯥꯕꯥꯒ ꯏꯃꯥꯒꯅ ꯊꯣꯡꯉꯣ ꯍꯥꯏꯔꯤꯕ ꯍꯦꯟꯖꯥꯡꯁꯦ ꯊꯣꯡꯂꯕ ꯍꯣꯔꯦꯟ ꯑꯩꯅ ꯆꯥꯛꯇꯣ ꯄꯨꯈꯝꯒꯤ ꯋꯥꯡꯃꯗ ꯐꯝꯕ ꯃꯤ ꯎꯗ ꯀꯩ ꯍꯥꯞꯂꯝꯃꯁꯨ ꯑꯗꯨꯝ ꯉꯝꯈ꯭ꯔꯅꯤ꯫ ꯆꯥꯁꯅꯨ ꯆꯥꯁꯅꯨ, ꯄꯥꯡꯒꯜ ꯐꯔꯤꯉꯩ ꯀꯜꯂꯤꯉꯩꯗ ꯆꯥꯗꯅ ꯀꯔꯝ ꯀꯥꯟꯗ ꯆꯥꯒꯅꯤ? ꯍꯌꯦꯡ ꯍꯟꯅꯨꯔꯀꯥꯟ ꯆꯥꯕ ꯌꯥꯗ꯭ꯔꯕ ꯃꯇꯝꯗ ꯆꯥꯒꯗ꯭ꯔꯣ? ꯆꯥꯛ ꯃꯌꯥꯝ ꯆꯥꯕꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯏꯃꯥ ꯑꯩ, ꯑꯗ ꯆꯥꯛ ꯌꯥꯝ ꯆꯥꯔꯤ ꯃꯇꯤꯛꯅꯦ ꯄꯪꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯑꯦ ꯃꯥꯗꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯐꯝ ꯊꯣꯛꯄꯗꯣ ꯊꯣꯡꯂꯨꯔꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯥꯛ ꯂꯥꯝꯃꯦ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥꯅ ꯍꯪꯂꯛꯂꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯇꯣꯝꯆꯥ ꯃꯀꯨꯕꯣꯛꯅ ꯁꯤꯡ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯐꯥꯅ ꯍꯧꯔꯤꯕ ꯁꯤꯡ ꯄꯥꯝꯕꯤꯗꯨ ꯄꯥꯝꯕꯤ ꯑꯅꯤ ꯑꯍꯨꯝ ꯂꯥꯝ ꯂꯥꯝꯗꯨꯅ ꯐꯣꯏꯔꯒ ꯁꯝꯕꯟꯒꯤ ꯋꯥꯡꯃꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯥ ꯃꯃꯥꯏ ꯃꯃꯤꯠꯀꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ꯫ ꯑꯍꯧꯕ ꯁꯤꯡꯗꯨ ꯐꯨꯛꯅꯕ ꯍꯣꯠꯅꯕꯗ, ꯑꯁ, ꯋꯥꯏ! ꯏꯀꯨꯕꯣꯛ ꯑꯉꯧꯕꯁꯤꯅ ꯑꯁꯨꯛ ꯐꯖꯅ ꯍꯧꯔꯤꯕ ꯁꯤꯡ ꯑꯁꯤꯕꯨ ꯐꯨꯛꯇꯣꯛꯑꯣ ꯍꯥꯏꯗꯅ ꯐꯨꯛꯇꯠꯄꯗ ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯈꯔ ꯍꯦꯟꯅ ꯆꯪꯂꯅꯤ ꯍꯥꯟꯅꯗꯒꯤ꯫ ꯉꯥꯎꯗꯤ ꯐꯖꯅ ꯉꯥꯎꯏꯀꯣ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁꯦ, ꯑꯁꯨꯛ ꯐꯖꯅ ꯍꯧꯔꯤꯕ ꯁꯤꯡꯁꯦ ꯐꯨꯛꯇꯠꯂꯒ ꯃꯆꯨ ꯊꯥꯖꯤꯅꯦ ꯍꯥꯏꯔꯤꯁꯦ꯫ ꯂꯣꯏꯔꯦ, ꯋꯥꯏ ꯁꯪꯉꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯎꯈꯥꯗ꯫ ꯍꯛꯀꯥꯝꯗꯨꯝ ꯆꯠꯂꯛꯏꯅꯦ, ꯇꯨꯝꯅꯤꯡꯉ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ, ꯍꯛꯀꯥꯝ ꯆꯠꯂꯛꯑꯦꯕ, ꯀꯥꯟꯅꯗꯦ, ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯎꯈꯥꯗ ꯇꯨꯝꯊꯣꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯈ꯭ꯋꯥꯡꯌꯦꯠ ꯌꯦꯠꯂꯤꯕ ꯈꯨꯗꯩ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯥꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯅꯥꯈꯣꯛꯂꯒ꯫ ꯃꯥꯏꯃꯨꯠꯆꯅ ꯃꯈꯣꯡ ꯁꯣꯝꯕ ꯂꯣꯏꯕꯒ ꯃꯌꯥꯅꯨꯄꯥꯅ ꯁꯤꯡ ꯂꯧꯊꯣꯛꯄ ꯆꯠꯈꯤꯕꯗꯨ ꯀꯗꯥꯏ ꯌꯧꯔꯕꯅꯣ ꯈꯟꯅ ꯌꯦꯡꯂꯨꯕꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, ꯃꯥꯡꯂꯦ ꯃꯥꯡꯂꯦ, ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ꯫ ꯑꯗꯨꯛ ꯋꯥꯅ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯥꯈꯤꯕ ꯁꯤꯡ ꯑꯁꯤꯗꯤ ꯏꯪꯈꯣꯜ ꯋꯥꯡꯕꯗ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯗꯨꯅ ꯂꯩꯔꯦꯗꯅ꯫ ꯃꯦꯝꯆꯥꯅ, ꯑꯩꯗꯤ ꯍꯥꯏꯖꯈꯤꯕꯅꯤꯀꯣ ꯅꯨꯄꯥ, ꯊꯣꯛꯑꯕ ꯑꯃ ꯇꯧꯅꯤ ꯍꯥꯏꯗꯅ ꯅꯌꯥ ꯅꯨꯄꯥꯁꯤꯅ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ, ꯃꯥꯡꯂꯕ ꯅꯠꯇ꯭ꯔꯣ? ꯁꯤꯡ ꯐꯩꯗꯣꯝ ꯑꯁꯥꯡꯕ ꯑꯍꯨꯝꯗꯣ ꯉꯥꯏꯍꯥꯛꯇꯪꯗ ꯎꯠ ꯑꯣꯜꯂꯦꯗꯅ꯫ ꯁꯤꯡ ꯃꯅꯥꯎꯁꯨ ꯌꯥꯝ ꯇꯥꯔꯝꯈꯤꯔꯣꯏ, ꯋꯥꯅ ꯊꯥꯈꯤꯕ ꯁꯤꯡꯅꯤ, ꯑꯗꯨꯅ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯅꯅꯦ ꯄꯨꯂꯞ ꯍꯦꯟꯖꯥꯡ ꯊꯣꯡꯂꯒ ꯆꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯁꯤ꯫ ꯍꯥꯏ ꯅꯨꯄꯤ, ꯅꯪꯅ ꯃꯔꯣꯜ ꯑꯃ, ꯅꯌꯥ ꯅꯨꯄꯥ ꯑꯁꯤꯡꯕꯁꯤꯅ ꯃꯔꯣꯜ ꯑꯃ, ꯀꯩꯗꯧꯉꯩꯅꯣ ꯃꯥꯅ ꯁꯤꯡꯉꯛꯇꯣꯏꯕ ꯑꯁꯤꯕꯣ? ꯍꯣ, ꯁꯤꯡꯅꯤꯡꯕ ꯅꯨꯃꯤꯠ ꯑꯃꯗ ꯍꯦꯛꯇ ꯁꯤꯡꯖꯔꯛꯑꯁꯅꯤ ꯃꯣꯏ ꯃꯄꯥ꯫ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ, ꯃꯗꯨꯒꯤ ꯑꯄꯪꯕ ꯑꯉꯥꯡꯗꯣ ꯕꯨꯙꯨꯅꯤꯀꯣ, ꯕꯨꯙꯨ, ꯄꯪꯕꯗ ꯁꯟꯒ ꯄꯔꯃꯥꯟ ꯇꯧꯕ ꯌꯥꯔꯕ ꯕꯨꯙꯨ ꯖꯥꯎꯅꯤ꯫ ꯃꯥꯏꯃꯨ ꯉꯥꯡꯗꯅ ꯂꯥꯛꯏ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡꯂꯣꯝꯗ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯇꯧꯕꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯌꯥꯅꯨꯄꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯅꯥꯈꯣꯛꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯊꯟꯇ ꯍꯥꯏꯖꯩ, ꯇꯧꯔꯦꯗꯣ, ꯑꯩꯅ ꯇꯧꯔꯝꯃꯅꯤ ꯈꯟꯕꯁꯦ ꯍꯦꯛꯇ ꯇꯧꯔꯛꯑꯦꯕ꯫ ꯑꯍꯧꯕ ꯁꯤꯡ ꯃꯈꯩ ꯐꯣꯏꯗꯠꯂꯒ ꯎꯈꯥꯁꯤꯗ
นงคงบ่ดงนั่นคบละกะนุ่งไงในตุ้มละกะกันเลยทบละดนะเฮ้ยตมจ้าเขากุลลาวตมจ้าเล่าทุกให้บะสิ่งนั้นเล่าทุกเจตาระกันเลยจุ่มนะเฮาระกันเลยบ่สิ่งอัฐาบะสิ่งสินะลอยนะสิกนาพุกตกละกะอิงคนวางมาได้จิ้งดงนะไประกันเลยสิตาบุกกันนากิทวายนะเราด้วยโนตมจ้าให้ตมจ้ามากูบอกนะกันนะกูว่าดูดาอิงเงานะเฮาก็ลักให้ดีอีกูบอกจักลอยได้ให้บรอเฮ้ยชักตาทีก็ได้เนี่ยจักลอยได้ให้ครเกจักกันเลยกะริกินนั่งนะอสมพจนะเฮาริบสิงปามบิสเตพอยดลิบดีตอมจามากูบอกนะอดมนะขังให้รักปาอดุดามากูตุมาคนนะคนละก็คมละอีกูบอกนะสิ่งเราถูกให้ดูดิอดุดาไอซูสิ่งเสียพอยดละก็ลังถูกเจอบันอีกูบอกไอ้น่ะหายบดีไม่ทานนะบสิ่งอกังมาไม่เอามาปวดใจทานนะบพอยโดมาทักอสิดตาระก็เลยดิสิ่งเสียเราถูกหายบดีคุณตู้หายบันนี่เนี่ยอปังนังบ่อีอดุดาไอดีก็ได้ดิขังเลยเนี่ยให้อีกูบอกนะเสียงนะสอยดบันนี่นะไอดีเฮาบสิ่งอ้อยนะลอยนะพวกโตเครดูกะอดุดาก็ไม่เท่าเนี่ยเฮ้ยอปังบ่ยาร์นักกูกระโดดจินอะไรนู่ยังนิ่งเดินให้นั่งมาจัลก็ได้แต่โนอามาทับกอามาตัวบัดอีมาดิยามพัดจันนะทับกตัวบันนี่กูอามุกตะสายนะฮัลอ้วนนะแต่เนี่ยบัดทับกงัดตันนั่งนะตัวทรสิจัลนี่งวนมาว่าอปังกตันอีไอ้บุกกตันนี่ไงกตันนี่กูบอกนี่ทับกตันมันดานะอีกูบอกในงวนดาอีสิงใจอยู่สิงเราถูกให้ดิดูอีมาน่ะจุ่มบักษาแต่นั่งงังละมันก็เจ็บคริสอย่างงูนี่เมมจานะเล่าเลยอีการนั่นดาวแต่เนี่ยงังเดินอะไรนั่นละโอ้เฮ้ยนั่งมาสุดจักรเหงังเลยดันค่อยดูสาวกันปนิงสิอดูเด็ดทกน่ะบสินจ้าบันน่ะโตไม่ป้าบันน่ะเฮนังงังเส้นบีระนุนายานุปาดูดะอีไก่มันดันเนี่ยจักจ้าแต่บัตาเร่ตอมจาอีไก่บสุยามนาทีกันเลยอดูนะยุมกิมันนิงเด็ดทกละกะอีไก่บักขังเลยเนี่ยให้ดูนะตัวมินองละกะพัมลีทาริกนักคุซามให้ดอรักปะดาอุฮาวตระดูนะตอมจาได้ให้เจลามีตอมจาอีสิงให้เจลักปะอดูดะขังเปรขังนะไอ้พ่อมิสอุดรนุปีนังบอกทาริงักนะนุป้านังดีไกดอริบะคุซามให้ทุกพมาสิดานั่นดิคุซามให้ทุกพมาสิดาพัมระดีอีหายาจะบุนุป้านังบอกอีกูบอกพังงี้ไอ้งวนตะปะง้างงี้นังพังงี้ไอ้งวนตะปะง้างงี้ไอ้กูเงาเลยกว่านุป้านังวันดาปังงางบกิวานาตีไอ้นาไฮริเซไอ้นาไฮบดีมาพัมจานะพัมบยาดับระไฮบันีโฮอีกูบอกกีมามังเด็กไกด์นะมันนิงทงมายาสิดพัมินีจังครียารีนักสุอันทกพกินุปานีตะก็นังเซนุปาไงฮักกิมาตุงทาริกนะจักทีระตุนะมาคอยมารีอีก้อยนะพัมละกะจารีไมมูมายานุปานีซาดุนะสุฮันิงบะสิงฮันิงบะนะเห็นตุนะจักจานนะจานะไฮรีสมจ้านั่งบุเสียวตาลุเนี่ยangang sina mamit mamay panglak labadi sel gi sel ngak tani chang do sha hoi ku bo horen da gi tan ba hawra ke ai adu ni dana ai gi yanu padi maram yam na mok pan maku bo ai na hai ba yam na in jabani mem chana sat khom lai inni hayeng ma na thoba ma taw jarak sani adu kan dana ne puthok tani sau do taw biu tharik na ma tumi lai ro banang so pa bana wangang ba khuding ima nang se adom he khomi he naya nupa ka pa ba ka thokpa sinjara sani haiba hoi ai da to min lai jakragi ado ai gi yarak tadi ta di ta han bira kan ko noi ta haloi natrani tomcha ma su ipang pang khai khom dori natli ko bo adu ni da ai gi ya nupa di mem chana adu ni da na ai gi ya nupa di haija ba su sariนกปนกเจนิงี้อาสมนำมาคอยมารีดูจากซาบลอยระบำมาตุมากิโตก็ได้บัทบักสิงตองนารมีตอมจามาสุมากูบอกนะเซลตาโลให้บาตุดามายุมเด็กยมปักอามาไปเรตุนะเซลตานบันให้ตุนะจิงลำบีตำนะสมลักลำมีตอมจานี่ยมปักอามากับไปเรก็จัดปาอดุดาเลยใกล้เกี่ยหังนุปาอามานะหังลักลำมีอีบงอตอมจานะโตยมปักอามาไปเรก็จัดลีมันนังบอกเอามานี่คุระไอตอมจานี่เฮ้ยนั่งดีก็ได้เดี๋ยวจัดกระดาริบะตอมจ้ายอมปากตุกะฮะแล้วบุกลมเดี๋ยวจัดประชุจัตตาคุระไอ้ค่อยกูบอกนะเสียตาโลให้อดุน่าไอ้จริงดะกี้เสียตาโลก็โตบันนี่คุระเฮ้ย
ꯑꯄꯪꯕ ꯅꯀꯨꯕꯣꯛꯅ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯕꯗꯨꯗꯤ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤꯅꯦ ꯅꯪꯕꯣ ꯆꯤꯡꯗꯒꯤ ꯁꯦꯜ ꯇꯥꯜꯂꯨꯁꯣꯗꯤ ꯍꯥꯏꯔꯝꯂꯣꯏ ꯅꯠꯇꯦ ꯈꯨꯔꯥ ꯍꯣꯏ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ ꯑꯗꯨꯗꯤ ꯅꯨꯄꯥ ꯃꯆꯥ ꯈꯨꯔꯥꯁꯨ ꯂꯧꯕꯨꯛ ꯐꯥꯎꯗ ꯌꯧꯔꯨꯈꯤꯒꯦ ꯍꯣꯏ ꯈꯨꯔꯥ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡꯅꯤꯗꯀꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯣ ꯃꯤꯅ ꯑꯃ ꯍꯥꯏ ꯃꯥꯅ ꯑꯃ ꯇꯧꯔꯨ ꯅꯪꯒꯤ ꯊꯣꯛꯄ ꯑꯄꯥꯝꯕ ꯇꯣꯝꯆꯥ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯆꯥꯁꯨ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯗꯨꯅ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯤꯡ ꯌꯧꯔꯛꯂꯤ ꯆꯤꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯇꯣꯝꯆꯥ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯃꯣꯟ ꯈꯖꯤꯛ ꯇꯧꯔꯒ ꯃꯥꯅ ꯇꯧꯒꯗꯕ ꯖꯒꯥ ꯑꯃ ꯌꯣꯝꯄꯥꯛ ꯑꯗꯨꯅ ꯐꯖꯅ ꯁꯦꯡꯗꯣꯛꯂꯒ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯏꯃꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯑꯄꯪꯕ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯁꯦꯜ ꯇꯥꯟꯕ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯅꯨꯄꯤ ꯅꯪꯕꯣ ꯉꯁꯥꯏ ꯆꯥꯛ ꯇꯣꯛꯂꯒ ꯆꯠꯈꯤꯕ ꯑꯗꯨꯗꯒꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯇꯥꯜꯂꯝꯃꯅꯤ ꯁꯦꯜꯗꯣ ꯌꯥꯝꯅ ꯅꯌꯥ ꯅꯨꯄꯥ ꯑꯁꯤꯡꯕ ꯑꯗꯨꯅ ꯄꯨꯔꯛꯀꯅꯤ ꯁꯦꯜꯗꯣ ꯕꯣꯔꯥ ꯃꯀꯨꯕꯣꯛꯅ ꯍꯔꯥꯎꯖꯅꯕꯅꯤ ꯍꯥꯏꯗꯅ ꯅꯌꯥ ꯅꯨꯄꯥꯅ ꯍꯩ ꯅꯨꯄꯤ ꯅꯪꯕꯨ ꯉꯁꯤꯗꯤ ꯈꯔꯗꯤ ꯄꯨꯔꯛꯇꯧ ꯃꯥꯜꯂꯤꯅꯦ ꯆꯠꯈꯤꯕ ꯐꯅ ꯀꯨꯏꯔ ꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯦ ꯅꯪꯁꯨ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯁꯦꯜꯗꯣ ꯀꯃꯥꯏꯅ ꯇꯥꯅꯤ ꯈꯪꯗꯅ ꯅꯌꯥ ꯅꯨꯄꯥ ꯑꯄꯪꯕ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯄꯨꯔꯛꯇꯣꯏꯁꯦ ꯅꯨꯄꯥ ꯅꯪꯕꯣ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯕꯥꯔꯩꯒꯤ ꯋꯥꯅꯤꯗ ꯌꯥꯔꯦ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯨꯝꯁꯤ ꯍꯣꯏ ꯁꯥꯟꯅꯒꯨꯝꯁꯤ ꯁꯣꯝꯗ ꯇꯣꯝꯆꯥ ꯃꯥꯗꯤ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯒꯤ ꯂꯩꯕꯥꯛꯇꯨ ꯁꯨꯔꯨꯡꯒꯨꯝ ꯍꯨꯠꯇꯨꯅ ꯇꯧꯊꯣꯛꯂꯤ ꯃꯁꯥꯗꯨꯁꯨ ꯂꯩꯕꯥꯛ ꯇꯧꯊꯣꯛꯄ ꯑꯗꯨꯗ ꯍꯨꯃꯥꯡꯅꯁꯨ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ ꯋꯥꯕꯅ ꯃꯌꯥꯒꯗꯨ ꯍꯥ ꯀꯥꯝꯂꯒ ꯍꯥꯏꯖꯔꯤ ꯃꯊꯟꯇ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯁꯦꯜ ꯇꯥꯟꯕꯁꯤꯗꯤ ꯏꯀꯨꯕꯣꯛꯅ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯀꯅꯥꯅꯕꯨ ꯁꯦꯜ ꯇꯥꯟꯅꯩ ꯍꯥꯏꯒꯦ ꯑꯁꯨꯛ ꯋꯥꯅ ꯇꯥꯜꯂꯣꯏꯗ ꯑꯝꯇ ꯁꯦꯜꯒ ꯏꯀꯨꯕꯣꯛꯅ ꯑꯩ ꯋꯥꯅꯕ ꯁꯤꯜꯂꯤꯕꯅꯤ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯂꯦ ꯌꯨꯝꯗ ꯍꯜꯂꯒꯦꯗ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯑꯁꯨꯛ ꯂꯨꯅ ꯇꯧꯔ ꯐꯥꯎꯕ ꯁꯦꯜꯗꯤ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯐꯪꯗꯦ ꯃꯤꯅ ꯁꯦꯜ ꯇꯥꯟꯅꯕꯅ ꯀꯃꯥꯏꯅ ꯇꯥꯟꯕꯅꯣ ꯈꯪꯗꯦ ꯑꯩꯅ ꯇꯥꯟꯕꯗꯤ ꯁꯨꯡꯐꯪꯁꯨ ꯐꯪꯗꯦ ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯏ ꯀꯥꯟꯅꯗꯦꯗ ꯍꯜꯂꯒꯦ ꯇꯣꯝꯆꯥ ꯌꯣꯝꯄꯥꯛ ꯑꯗꯨ ꯃꯔꯦꯡꯕꯥꯟꯗ ꯍꯥꯏꯒꯠꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯂꯩꯕꯥꯛ ꯇꯧꯔꯨꯕꯒꯤ ꯃꯁꯥꯒꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ ꯏꯔꯣꯏꯅ ꯂꯩꯌꯣꯜꯂꯨꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯃꯁꯥꯗꯨ ꯏꯋꯥ ꯋꯥꯎꯔꯗꯅ ꯃꯥꯏꯃꯨ ꯂꯥꯞꯇꯛꯅ ꯃꯌꯥ ꯅꯨꯄꯥ ꯂꯥꯛꯄ ꯎꯕꯗ ꯍꯥꯏ ꯉꯁꯤꯗꯤ ꯁꯦꯜ ꯇꯥꯟꯗꯤ ꯇꯥꯜꯂꯛꯂ ꯃꯥꯜꯂꯤꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯃꯁꯥꯒꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤꯅꯦ ꯇꯧꯔꯤꯁꯦ ꯁꯦꯜ ꯇꯥꯟꯕꯗ ꯏꯀꯨꯕꯣꯛꯁꯦ ꯑꯩꯅ ꯁꯦꯜ ꯄꯨꯔꯛꯄ ꯉꯥꯏꯔꯤ ꯃꯥꯜꯂꯤꯅꯦ ꯃꯆꯤꯟꯗꯒꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤ ꯇꯣꯝꯆꯥꯅ ꯈꯔ ꯅꯛꯁꯤꯜꯂꯛꯄꯒ ꯃꯥꯏꯃꯨꯅ ꯍꯪꯉꯛꯏ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯁꯦꯜ ꯇꯥꯟꯕꯅꯤꯅ ꯁꯦꯜ ꯀꯌꯥꯝ ꯐꯪꯉꯛꯑꯕ ꯇꯣꯝꯆꯥ ꯃꯁꯤꯒꯤ ꯏꯀꯨꯕꯣꯛ ꯑꯁꯤꯅ ꯁꯦꯜꯗ ꯆꯣꯞꯄꯁꯦ ꯆꯣꯞꯄꯤꯗꯀꯣ ꯑꯩꯒꯤ ꯁꯛꯁꯦ ꯍꯦꯛ ꯎꯕꯒ ꯁꯦꯜ ꯍꯥꯟꯅ ꯍꯥꯏꯔꯛꯑꯦꯗꯣ ꯍꯣꯏ ꯇꯣꯝꯆꯥ ꯅꯪꯕꯨ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯅꯅꯥꯗꯕꯨ ꯇꯥꯗ꯭ꯔꯣ ꯑꯁ ꯏꯀꯨꯕꯣꯛ ꯉꯁꯥꯏ ꯑꯩꯅ ꯆꯥꯛ ꯇꯣꯛꯄꯒ ꯁꯦꯜ ꯇꯥꯟꯕ ꯆꯠꯄꯗꯣ ꯁꯦꯜ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇꯦꯗ ꯐꯪꯉꯛꯇꯦ ꯏꯀꯨꯕꯣꯛ ꯅꯪꯗꯤ ꯀꯔꯤ ꯊꯕꯛ ꯁꯨꯔꯤꯕ ꯅꯐꯤ ꯅꯔꯣꯜ ꯑꯗꯨꯁꯨ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯉꯥꯛꯇ ꯇꯩꯔꯒ ꯁꯦꯜꯁꯨ ꯐꯪꯉꯛꯇꯕ ꯏꯀꯨꯕꯣꯛꯅ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯕꯗꯨꯗ ꯃꯃꯥꯡꯒꯤ ꯆꯤꯡꯈꯣꯡ ꯇꯥꯅ ꯆꯠꯂꯒ ꯂꯩꯕꯥꯛ ꯇꯧꯔꯒ ꯁꯦꯜ ꯇꯥꯜꯂꯨꯕꯅꯤ ꯁꯦꯜ ꯂꯩꯔꯝꯗꯦꯗ ꯏꯀꯨꯕꯣꯛ ꯁꯦꯜ ꯑꯃꯠꯇ ꯐꯪꯉꯛꯇꯦ ꯑꯗꯨꯅ ꯃꯥꯏꯃꯨ ꯃꯌꯥ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯅ ꯊꯥꯖꯤꯟꯖꯔꯒ ꯍꯥꯏꯔꯛꯏ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯁꯤꯗꯤ ꯑꯩꯅ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯆꯤꯡꯈꯣꯡ ꯇꯥꯅ ꯆꯠꯂꯒ ꯂꯩꯕꯥꯛ ꯇꯧꯔꯨꯔꯤꯕꯅꯤꯅꯦ ꯅꯪ ꯍꯣꯏ ꯏꯀꯨꯕꯣꯛ ꯍꯣꯏ ꯏꯀꯨꯕꯣꯛ ꯀꯀꯥꯏꯗꯅꯁꯨ ꯈꯨꯝꯖꯁꯥꯔꯗꯅ ꯆꯪꯉꯨ ꯏꯃꯨꯡꯗ ꯅꯁꯛꯇꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯑꯁꯨꯛ ꯄꯪꯕ ꯖꯤꯕꯁꯤꯕꯨ ꯍꯧꯖꯤꯛꯄꯨ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯑꯩ ꯊꯥꯖꯗꯦ ꯂꯥꯏꯕꯛ ꯊꯤꯗꯀꯣ ꯃꯥꯏꯃꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤꯒꯤ ꯇꯔꯛ ꯑꯃꯈꯛ ꯐꯪꯖꯕ ꯏꯌꯥꯅꯨꯄꯥꯁꯦ ꯁꯤꯡꯕꯗꯒꯤ ꯁꯤꯡꯂꯕ ꯒꯙꯥ ꯍꯥꯏꯕ ꯁꯥꯗꯨꯒ ꯄꯥꯡꯈꯛꯇ ꯁꯤꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁꯦ ꯒꯙꯥꯃꯨꯛ ꯆꯥꯅꯤꯡꯉꯥꯏꯔ ꯈꯪꯗꯦ ꯍꯅꯨꯔꯀꯥꯟꯁꯤꯗ ꯑꯩꯗꯤ ꯆꯤꯡꯗ ꯆꯠꯂꯒ ꯒꯙꯥ ꯐꯥꯕꯒ ꯉꯝꯖꯔꯔꯣꯏ ꯋꯥꯔꯦ ꯁꯦꯜ ꯇꯥꯜꯂꯨꯕꯗ ꯉꯥꯡꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯆꯥ ꯃꯥꯁꯨ ꯃꯦꯝꯆꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯀꯔꯤꯝꯅꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯣꯏꯄꯥꯕꯅ ꯈꯟꯖꯔꯝꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯃꯪꯐꯥꯎꯅꯔꯕꯣ ꯃꯣꯏꯄꯥꯕ
ꯑꯩꯗꯤ ꯍꯥꯏꯖꯈꯤꯕꯅꯤꯀꯣ ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯨꯄꯤ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨꯀꯣ ꯆꯠꯂꯨ ꯑꯥꯗ ꯌꯦꯡꯅꯤꯡꯗꯅ ꯁꯛꯇꯣ ꯍꯣꯏ ꯍꯣꯏ ꯆꯠꯆꯔꯒꯦ ꯑꯩꯗ ꯁꯛꯄꯨꯗꯤ ꯌꯦꯡꯕꯤꯌꯣ ꯍꯥꯏꯖꯈꯤꯗꯦꯗ ꯃꯣꯏ ꯄꯥꯕꯗ ꯅꯅꯥꯏꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯈꯣꯏꯗꯧ ꯆꯤꯛꯄ ꯋꯥ ꯉꯥꯛꯇꯅꯤ ꯃꯥꯅ ꯉꯥꯡꯂꯛꯇꯣꯏꯁꯤ ꯇꯣꯝꯆꯥ ꯌꯣꯝꯄꯥꯛꯇꯨ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯊꯥꯔꯤꯛ ꯃꯄꯨꯔꯣꯏꯕꯒꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝꯗꯨꯗ ꯉꯛꯅ ꯍꯪꯉꯛꯏ ꯃꯣꯏ ꯇꯥꯗꯗꯤ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯔꯤꯕ ꯁꯦꯜ ꯇꯥꯟꯕ ꯀꯗꯥꯏꯗ ꯁꯦꯜ ꯇꯥꯜꯂꯨꯔꯤꯕ ꯃꯣꯏ ꯇꯥꯗꯗꯤ ꯑꯁ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯒꯤ ꯋꯥꯍꯪꯒ ꯇꯧꯁꯤꯜꯂꯛꯑꯦꯍꯦ ꯊꯥꯔꯤꯛ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯑꯩ ꯋꯥꯔꯦ ꯈꯨꯝꯕꯗ ꯍꯪꯉꯛꯀꯅꯨ ꯁꯦꯜ ꯇꯥꯜꯂꯤꯅꯦꯅ ꯃꯊꯣꯡ ꯆꯥꯕ ꯊꯕꯛꯇꯤꯅꯦ ꯑꯃꯠꯇ ꯇꯧꯕꯤꯔꯝꯃꯣꯏꯅꯦ ꯃꯣꯏ ꯇꯥꯗꯗꯤ ꯌꯥꯔꯦ ꯅꯪꯃꯁꯨ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯏꯀꯨꯕꯣꯛꯀꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨꯅꯤ ꯃꯁꯛ ꯑꯁꯤ ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯗꯅꯒ ꯉꯥꯡꯂꯤꯁꯦ ꯅꯨꯄꯥ ꯑꯃꯅꯦ ꯍꯥꯏꯕꯗ ꯄꯛꯆꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨꯅꯤ ꯃꯁꯤꯕꯨ ꯄꯛꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯇꯣꯝꯆꯥ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯈꯔ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯉꯛꯏ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀ ꯂꯩꯈꯤꯕ꯭ꯔꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯂꯩꯕꯥꯛ ꯇꯧꯔꯨꯕꯒꯤ ꯂꯩꯇꯦ ꯂꯩꯇꯦ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯔꯥꯃꯨꯛ ꯋꯥꯟꯈꯤꯒꯦ ꯍꯥꯏꯔꯤꯔꯣ ꯑꯁ ꯇꯞꯅ ꯉꯥꯡꯕꯅꯤ ꯅꯨꯄꯤ ꯅꯪꯕꯣ ꯏꯀꯨꯕꯣꯛꯀ ꯏꯅꯦꯝꯕꯣꯛꯀ ꯇꯥꯈ꯭ꯔꯗꯤ ꯑꯩ ꯏꯀꯥꯏꯖꯩ ꯃꯥꯏꯃꯨꯅ ꯍꯥꯏꯔꯛꯏ ꯃꯥꯡꯒꯣꯜꯗꯒꯤ ꯇꯥꯗꯦꯗ ꯏꯄꯥꯈꯣꯏꯗꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯅꯥꯒꯁꯦ ꯂꯣꯏꯅ ꯇꯥꯊꯤꯔ ꯄꯣꯠꯅꯤꯗ ꯇꯨ ꯑꯩꯅ ꯍꯥꯏꯕꯗꯨꯅꯦꯕ ꯇꯥꯔꯝꯃꯅꯤ ꯍꯥꯏꯗꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩꯗꯤ ꯆꯥꯛꯀ ꯆꯥꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯏꯀꯨꯕꯣꯛꯀꯤ ꯃꯃꯥꯡꯗ ꯉꯥꯡꯗꯅ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯦ ꯇꯣꯝꯆꯥ ꯅꯨꯃꯤꯗꯥꯡꯗꯨ ꯃꯥꯏꯃꯨꯅ ꯁꯔꯦꯡ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯩꯊꯦꯜꯗꯒꯤ ꯁꯔꯦꯡ ꯆꯥꯎꯔꯞ ꯑꯃ ꯂꯩꯔꯨꯗꯨꯅ ꯊꯥꯔꯤꯛꯅ ꯐꯖꯅ ꯊꯣꯡꯂꯝꯃꯤ ꯇꯣꯝꯆꯥ ꯉꯥ ꯊꯣꯡꯕꯒꯤ ꯃꯅꯝꯗꯨ ꯇꯥꯕꯗ ꯃꯕꯨꯛꯇꯨ ꯍꯥꯟꯅ ꯈꯨꯡꯂꯝꯕ ꯆꯥꯡꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯈꯣꯡꯂꯛꯂꯦ ꯇꯣꯝꯆꯥ ꯃꯕꯨꯛꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯁꯔꯦꯡ ꯊꯣꯡꯕꯒꯤ ꯃꯅꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯆꯥꯛ ꯑꯁꯦ ꯍꯥꯟꯅ ꯂꯥꯝꯂꯝꯕꯗꯒꯤ ꯁꯔꯦꯡ ꯊꯣꯡꯕꯒꯤ ꯃꯅꯝ ꯇꯥꯕꯗꯒꯤ ꯀꯥ ꯍꯦꯟꯅ ꯂꯥꯝꯁꯤꯜꯂꯛꯏ ꯃꯅꯝꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯁꯤꯅꯗꯤ ꯆꯥꯛ ꯄꯨꯈꯝ ꯑꯇꯣꯡꯕ ꯑꯗꯨꯗ ꯁꯔꯦꯡ ꯊꯣꯡꯕꯗꯣ ꯇꯦꯡꯀꯣꯠ ꯄꯤꯛ ꯊꯟꯕ ꯑꯗꯨꯗꯒꯤ ꯍꯩꯊꯔꯒ ꯇꯣꯠꯂꯒ ꯆꯥꯕꯒꯤ ꯃꯍꯥꯎꯗꯨꯗꯤ ꯍꯥꯎꯅꯤꯍꯦ ꯑꯋꯣꯏꯕ ꯑꯗꯣ ꯑꯩꯗꯤ ꯏꯀꯨꯕꯣꯛꯀ ꯏꯅꯦꯝꯕꯣꯛꯀꯒꯤ ꯃꯃꯥꯡꯗ ꯆꯥꯛ ꯆꯥꯕꯗꯤ ꯉꯝꯂꯣꯏꯕꯣ ꯉꯁꯤꯗꯤ ꯁꯦꯜ ꯇꯥꯜꯂꯣ ꯍꯥꯏꯔꯒ ꯑꯩꯅ ꯑꯣꯟꯅ ꯇꯩꯅ ꯂꯩꯕꯥꯛ ꯑꯣꯏꯅ ꯇꯥꯜꯂꯨꯕꯒꯤ ꯑꯁ ꯇꯣꯝꯆꯥ ꯑꯩꯒꯤ ꯂꯥꯏꯕꯛ ꯁꯤꯗꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯔꯤꯛꯅ ꯀꯧꯔꯛꯂꯝꯃꯤ ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯁꯤ ꯊꯣꯛꯄꯤꯔꯛꯑꯣ ꯀꯥꯗꯒꯤ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯃꯤ ꯉꯁꯥꯏꯗꯒꯤ ꯀꯥꯁꯤꯗ ꯑꯁꯨꯝ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯣ ꯑꯁ ꯆꯥꯛ ꯆꯥꯁꯤꯅ ꯆꯥꯛꯄꯥꯎꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯀꯨꯕꯣꯛꯀ ꯏꯅꯦꯝꯕꯣꯛꯀꯒꯤ ꯃꯥꯡꯗ ꯆꯥꯛ ꯆꯥꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯅ ꯆꯥꯅꯤꯡꯗꯦ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯣꯏ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯄꯨꯛꯁꯦ ꯀꯥꯏꯈꯩ ꯆꯥꯔꯒꯦ ꯍꯣ ꯇꯥꯕꯤꯗ꯭ꯔꯕꯣ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯔꯤꯁꯤꯕꯣ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯆꯥꯛ ꯆꯥꯕ ꯍꯧꯒꯠꯈ꯭ꯔꯕꯅꯦ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯨꯄꯤ ꯁꯔꯦꯡ ꯊꯣꯡꯉꯤꯗ ꯃꯣꯏ ꯇꯥꯗꯅ ꯌꯥꯝ ꯄꯥꯝꯖꯕ ꯁꯔꯦꯡ ꯊꯣꯡꯕꯗꯨꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯆꯥꯅꯤꯡꯗ꯭ꯔꯥ ꯍꯥꯏꯕ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯊꯣꯛꯂꯒꯦꯀꯣ ꯍꯌꯦꯡ ꯑꯌꯨꯛ ꯆꯔꯥ ꯋꯥꯅꯕ ꯈꯥꯛꯂꯝꯃꯒꯦ ꯍꯣꯏ ꯆꯥꯔꯣ ꯅꯣꯏꯗ ꯅꯕꯨꯛꯇꯨ ꯀꯥꯏꯈꯩ ꯆꯥꯔꯣ ꯑꯗꯨꯒ ꯈꯣꯡ ꯍꯥꯝꯗꯔꯣ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤꯗ ꯁꯔꯦꯡ ꯊꯣꯡꯕꯗꯣ ꯃꯥꯏꯃꯨꯅ ꯇꯣꯝꯆꯥꯗꯤ ꯆꯥꯔꯔꯣꯏ ꯍꯥꯏꯌꯦ ꯄꯥꯕ ꯑꯩꯈꯣꯏ ꯆꯥꯊꯣꯛꯂꯣꯏꯌꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯕꯨꯛ ꯆꯥꯎꯈ꯭ꯔꯕ ꯑꯍꯥꯎꯕ ꯊꯣꯡꯕ ꯄꯥꯝꯖꯈ꯭ꯔꯕ ꯃꯥꯅ ꯉꯁꯤ ꯁꯔꯦꯡ ꯊꯣꯡꯕ ꯆꯥꯔꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ ꯏꯀꯥꯏꯔꯝꯃꯅꯤ ꯑꯗꯨꯅꯅꯤ ꯄꯥꯕ ꯃꯦꯝꯆꯥꯅ ꯏꯀꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯃꯤꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥꯗꯤ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯀꯥꯏꯕꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏ ꯄꯥꯕꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯗꯣ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯗꯧꯁꯦ ꯏꯌꯥꯁꯦ ꯏꯀꯥꯏꯗꯅ ꯆꯥꯛ ꯆꯥꯗ꯭ꯔꯦꯗꯅ ꯃꯥꯅꯤ ꯑꯩꯅ ꯂꯥꯟꯕꯅꯤ ꯏꯌꯥ ꯅꯨꯄꯥꯅꯦ ꯍꯥꯏꯗꯨꯅ ꯐꯍꯟꯅꯤꯡꯂꯨꯕ ꯁꯦꯜ ꯇꯥꯜꯍꯟꯅꯤꯡꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯁꯦꯜ ꯇꯥꯜꯂꯨꯒ ꯑꯃꯠꯇ ꯍꯥꯏꯖꯔꯔꯣꯏ ꯑꯩ ꯊꯝꯕꯤꯌꯨ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯅꯤꯡꯊꯤꯖꯅ ꯍꯌꯦꯡꯂꯥ ꯍꯣꯔꯦꯟ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯒ ꯀꯔꯤꯅꯣ ꯑꯃ ꯆꯥꯖꯔꯁꯅꯤ ꯍꯣꯏ ꯄꯥꯕ ꯑꯩꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯁꯔꯨꯛꯇꯤ ꯆꯥꯔꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯇꯣꯝꯆꯥ ꯃꯥꯗꯤ ꯁꯣꯝꯗ ꯂꯩꯕ ꯌꯥꯔꯝꯗꯦ ꯆꯥꯛ ꯂꯥꯝꯕꯅ ꯆꯥꯔꯣ ꯅꯣꯏꯗ ꯅꯕꯨꯛꯇꯨ ꯀꯥꯏꯈꯩ ꯆꯥꯔꯣꯀꯣ ꯑꯩꯅ ꯁꯣꯝꯗ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯧꯔꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯣꯏ ꯑꯍꯨꯝ ꯁꯔꯦꯡ ꯊꯣꯡꯕꯗꯣ ꯐꯖꯅ ꯆꯥꯔꯣ ꯑꯗꯨꯗ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯃꯥꯡꯁꯪ ꯊꯤꯅꯔꯣ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯇꯣꯝꯆꯥ ꯃꯅꯦꯝꯃꯀꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯝꯈ꯭ꯔꯕ ꯑꯆꯤꯛꯄ ꯑꯍꯤꯡ ꯑꯗꯨꯗ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯆꯥꯛꯁꯪꯗ ꯆꯪꯉꯛꯏ
asum changaklaga chapu uyan thamliba sagai adu khuning kangduna tapna lauthana bohnarami Hei chafu sidi zinna china thangthari uyan chi amuk thangtharage asumna amuk uyan adu tapna lamthana bohnabada makol thokirami adumna uyan makol lek thokibaga maimuna lauri Kanano ne chaksangda chafu yan langkhari dubo nappa thorai macha leiram khangni memchana khumlai Haldong oiram ni kaidawragi 𝗧𝗵𝗶𝗇 nungaina tumtharura kansida amuk mikap thogan dawri Haldong oiram ni haiba Eikoigi haldong leibrane thajadragana 𝗧𝗵𝗶𝗇 hek hogalaga yengbiruro uhangang birakanuko tumba yadi ai ayuk nungthilnagane inkol surubagi wabane Hoi tumu waramani Thadi thajakhidreda haujiki makoldudi haldong ni inkhaiba mande Masigi ikubu khanuba sisu manase singkraponi ainadi ma tumlamani khanduna karisu tarare khalaga 𝗪𝗵𝗵 hekta masigi uyana sisu makhol thokni mankraba haiduni aina ngasi sauninglaktana thok heklang khaiba hais yade adudi ai chakcharage asi haiduna tomcha magi sak saru magi nupina chapu uyanda khaktuna thanamba adu bukham apakpa amada thiraduna mabuk thana chathoklammi sareng thongbada homanduna sagaigi uyana dubu thangalaga amuk maraina leklammi haure sareng thongba sidi uyan chi phabu chathoklasira khangde hei kokchi chathokpa yadrine hei tomcha makoktu uyana dudagi satokpa yadaduna koichen cheli chakumanga duda mana dumna chenba duda chakumdu makhol yamna thoklammi maimu dumlambadagi phuk hogalaga makhol yamna tariba chakum adomda laklammi leiram khangni ahing nong yaida chakumda lan tawba haldong asida hatokkeba ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯗꯣꯡ ꯂꯩꯇꯕꯅꯦꯕ ꯃꯤꯒꯤ ꯍꯧꯗꯣꯡ ꯑꯣꯏꯔꯝꯒꯅꯤꯕ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯁꯦ ꯏꯀꯨꯕꯣꯛ ꯑꯁꯦ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯂꯤ ꯃꯥꯜꯂꯤꯅꯦ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯎꯌꯥꯟꯁꯦ ꯐꯛꯂꯥꯡꯗ ꯋꯥꯏꯁꯤꯜꯂꯒ ꯊꯨꯒꯥꯏꯔꯒ ꯆꯦꯟꯈ꯭ꯔꯒꯦ ꯍꯦꯛꯇ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯏꯀꯨꯕꯣꯛꯀꯤ ꯂꯤꯆꯩ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯎꯌꯥꯟ ꯑꯗꯨ ꯐꯛꯂꯥꯡꯗ ꯋꯥꯏꯁꯤꯜꯂꯒ ꯊꯨꯒꯥꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯇꯨꯃꯤꯟ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯨꯃꯤꯟ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤꯔꯝꯃꯤ ꯃꯥꯏꯃꯨ ꯃꯥꯒꯤ ꯂꯤꯆꯩꯗꯨ ꯄꯥꯏꯔꯒ ꯆꯥꯛꯁꯪꯗ ꯆꯪꯉꯛꯄꯗ ꯎꯌꯥꯟꯗꯨ ꯏꯀꯥꯏ ꯀꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯣ ꯁꯤꯗꯤ ꯍꯧꯗꯣꯡꯅ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏꯒꯤ ꯎꯆꯤ ꯑꯆꯧꯕ ꯑꯗꯨꯅ ꯑꯣꯏꯔꯦ ꯎꯆꯤ ꯑꯆꯧꯕ ꯅꯪ ꯅꯣꯡꯗ ꯉꯥꯟꯈꯤꯁꯅꯨ ꯑꯩꯒꯤ ꯂꯤꯆꯩ ꯃꯔꯨ ꯀꯥꯕꯤ ꯑꯁꯤꯅ ꯁꯥꯟꯊꯒꯤ ꯁꯤꯡꯅꯕ ꯑꯁꯨꯝꯅ ꯉꯥꯡꯂꯝꯂꯒ ꯃꯥꯏꯃꯨ ꯃꯥꯁꯨ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯣꯝꯆꯥ ꯃꯤꯔꯛ ꯌꯦꯡꯗꯨꯅ ꯆꯥꯛꯁꯪꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯉꯔꯥꯡ ꯃꯥꯅ ꯊꯨꯒꯥꯏꯔꯝꯕ ꯆꯦꯒꯥꯏ ꯃꯆꯦꯠꯁꯤꯡꯗꯨ ꯂꯣꯟꯅ ꯈꯨꯟꯇꯣꯛꯂꯒ ꯃꯅꯤꯡꯒꯤ ꯋꯥꯔꯛꯂꯣꯝꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯨꯛ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯔꯤꯛꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯂꯛꯄꯗ ꯎꯌꯥꯟ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯃꯥꯗ ꯍꯪꯉꯛꯏ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯎꯌꯥꯟꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯂꯩꯇ꯭ꯔꯤꯁꯤꯕꯣ ꯈꯪꯗꯦꯅꯦꯍꯦ ꯏꯃꯥꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯝꯗꯥꯏ ꯑꯁꯤꯗ ꯎꯌꯥꯟ ꯃꯥꯡꯂꯤꯕ ꯑꯁꯤꯕꯣ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯗꯥꯏꯗꯅꯣ ꯎꯌꯥꯟ ꯊꯤꯔꯨꯗꯣꯏꯁꯦ ꯍꯥꯏ ꯆꯐꯨꯗꯤ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯂꯩꯌꯦ ꯆꯐꯨꯗꯤ ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯨꯔꯥꯟꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯎꯌꯥꯟ ꯑꯗꯨꯕꯣ ꯃꯥꯏꯃꯨ ꯃꯆꯥꯅꯨꯄꯤꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯁꯨꯃꯥꯡꯗꯒꯤ ꯈꯨꯝꯂꯛꯏ ꯍꯧꯗꯣꯡ ꯅꯠꯇꯕ ꯎꯆꯤ ꯑꯆꯧꯕꯅ ꯊꯨꯒꯥꯏꯈꯤꯕꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯕꯥꯕꯥ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯎꯆꯤ ꯑꯆꯧꯕꯅꯣꯅꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯑꯣꯏꯅꯤ ꯍꯥꯏꯕꯒꯦ ꯑꯩꯈꯣꯏꯗ ꯂꯩꯕ ꯎꯆꯤ ꯑꯆꯧꯕꯅꯅꯤ ꯁꯤꯜꯂꯣ ꯎꯌꯥꯟꯗꯣ ꯑꯃ ꯁꯤꯜꯂꯣ ꯉꯥꯡꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯅꯪꯁꯨ ꯄꯦꯜꯂꯕꯅꯤꯗꯀꯣ ꯑꯩꯗꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯀꯣꯛ ꯁꯤꯜꯂꯣꯅꯤ ꯅꯪꯕꯣ ꯊꯥꯔꯤꯛ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯂꯕꯅꯤ ꯃꯗꯨꯒꯤ ꯍꯧꯗꯣꯡꯅ ꯆꯥꯅꯤꯡꯗꯕ ꯎꯆꯤ ꯆꯥꯎꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯔꯤꯛ ꯉꯥꯡꯗꯨꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯈ꯭ꯔꯦ ꯇꯣꯝꯆꯥ ꯃꯥꯁꯨ ꯇꯨꯃꯤꯟ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯂꯒ ꯃꯀꯨꯕꯣꯛꯇ ꯍꯪꯖꯔꯛꯏ ꯏꯀꯨꯕꯣꯛ ꯑꯩ ꯀꯔꯤ ꯇꯧꯖꯔꯛꯎꯒꯦ ꯇꯣꯝꯆꯥ ꯅꯪꯅ ꯅꯍꯥꯟ ꯐꯨꯛꯂꯒ ꯂꯪꯊꯣꯛꯈꯤꯕꯁꯤꯡꯗꯣ ꯇꯥꯟꯊꯣꯔꯛꯎ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯃꯔꯨ ꯈꯔ ꯂꯩꯍꯧꯕ ꯑꯣꯏ ꯍꯣꯏ ꯏꯀꯨꯕꯣꯛ ꯐꯖꯅ ꯇꯥꯜꯂꯨꯀꯣ ꯁꯤꯡꯗꯣ ꯌꯣꯝꯄꯥꯛꯅ ꯁꯣꯏꯍꯟꯗꯅ ꯍꯣꯏ ꯏꯀꯨꯕꯣꯛ ꯁꯛꯇꯥ ꯑꯁꯤꯗꯤ ꯀꯌꯥꯗꯤ ꯃꯥꯜꯂꯦꯁꯦ ꯉꯥꯡꯂꯤꯁꯦ ꯄꯪꯖꯔꯁꯨ ꯏꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯕꯒꯤꯔ ꯀꯔꯤꯅꯣ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯌꯥꯎꯔꯤꯅꯦ ꯑꯄꯪꯕ ꯃꯇꯧꯁꯦ ꯃꯦꯝꯆꯥꯅ ꯑꯣ ꯑꯗꯨꯅꯕꯨ ꯍꯥꯏꯅꯔꯤꯗꯨꯗꯤ ꯏꯆꯥꯗꯒꯤꯗꯤ ꯏꯌꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯄꯪꯖꯔꯁꯨ ꯏꯌꯥ ꯅꯨꯄꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯀꯅꯥꯕꯨ ꯂꯩꯒꯦ
ꯈꯔ ꯂꯩꯔꯒ ꯏꯁꯨ ꯑꯃꯨꯛ ꯎꯔꯅꯤ ꯍꯣꯏꯅꯦ ꯅꯨꯄꯤ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯉꯥꯡꯂꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥꯁꯤ ꯇꯣꯝꯆꯥꯁꯤꯡ ꯇꯥꯅ ꯇꯥꯅ ꯑꯁꯨꯝ ꯈꯜꯂꯛꯂꯝꯃꯤ ꯏꯀꯨꯕꯣꯛꯅ ꯑꯩ ꯄꯪꯉꯤ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤꯡꯍꯟꯁꯤꯒꯦ ꯑꯩꯁꯦ ꯑꯩꯅ ꯇꯥꯜꯂꯤꯕ ꯁꯤꯡꯁꯦ ꯁꯤꯡ ꯀꯧꯕꯅꯤꯅ ꯆꯥꯕꯗ ꯁꯤꯡꯂꯣꯏꯗ꯭ꯔꯅꯦ ꯁꯤꯡꯅꯤꯗ ꯆꯥꯒꯦ ꯃꯅꯥꯎꯁꯨ ꯑꯁꯨꯛ ꯐꯖꯅ ꯇꯥꯔꯤꯁꯤꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯁꯤꯡ ꯃꯅꯥꯎ ꯐꯖꯕ ꯈꯔ ꯈꯜꯂꯒ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯁꯤꯡꯗꯣ ꯑꯁꯨꯝ ꯆꯥꯔꯛꯄ ꯑꯗꯨꯗ ꯁꯥꯕꯅ ꯂꯣꯏꯔꯝꯃꯤ ꯌꯥꯝ ꯁꯥꯏꯅ ꯁꯤꯡꯁꯤꯗꯤ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯃꯥ ꯁꯤꯔꯦ ꯑꯩꯗꯤ ꯁꯥꯕꯅ ꯁꯤꯔꯦ ꯁꯤꯗꯤ ꯃꯣꯔꯣꯛꯀ ꯆꯞ ꯃꯥꯟꯅꯩꯍꯦ ꯇꯣꯝꯆꯥ ꯁꯤꯡ ꯆꯥꯕꯒꯤ ꯁꯥꯕ ꯍꯦꯟꯃꯟꯕꯅ ꯃꯇꯤꯟ ꯑꯣꯔꯣ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯁꯥꯏ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯃꯌꯥ ꯅꯨꯄꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯏꯅꯦꯝꯄꯣꯛ ꯑꯩ ꯁꯥꯕꯅ ꯁꯤꯗꯧꯔꯦ ꯏꯁꯤꯡ ꯍꯥꯏ ꯊꯥꯔꯤ ꯅꯪꯕꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯇ ꯀꯜꯂꯛꯎꯅꯦ ꯇꯣꯝꯆꯥꯁꯤ ꯃꯃꯥꯏꯒꯁꯤ ꯉꯥꯡꯁꯤꯜꯂꯦ ꯍꯣꯏ ꯏꯃꯥ ꯃꯣꯏꯇꯥꯗ ꯏꯁꯤꯡꯁꯤꯗ ꯂꯩꯔꯤꯁꯦ ꯀꯗꯥꯏꯅꯣ ꯈꯔꯕꯨꯗꯤ ꯐꯔꯦ ꯁꯥꯕꯁꯦ ꯆꯤꯅꯤ ꯈꯤꯇ ꯆꯥꯒꯦ ꯍꯣꯏ ꯀꯔꯤ ꯑꯃꯨꯛ ꯆꯥꯁꯤꯟꯕꯤꯔꯨꯔꯒꯦ ꯇꯧꯔꯤꯁꯤꯕꯣ ꯊꯥꯔꯤꯛ ꯉꯥꯡꯗꯨꯅ ꯆꯪꯈ꯭ꯔꯒ ꯆꯤꯅꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯆꯤꯅꯤꯗꯣ ꯁꯤ ꯆꯥꯔꯒ ꯈꯔ ꯑꯃꯨꯛ ꯐꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ ꯁꯥꯕꯗꯣ ꯍꯣꯏ ꯀꯗꯥꯏꯅꯣ ꯐꯔꯦ ꯈꯔ ꯃꯦꯝꯆꯥꯅ ꯍꯪꯉꯛꯏ ꯅꯨꯄꯥ ꯃꯆꯥ ꯅꯪꯕꯨ ꯀꯔꯤꯒꯤ ꯁꯤꯡꯗꯨꯕꯨ ꯆꯥꯁꯤꯜꯂꯨꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯅꯦꯝꯄꯣꯛ ꯏꯀꯨꯕꯣꯛꯅ ꯑꯩ ꯁꯤꯡꯗꯦ ꯄꯪꯉꯤ ꯍꯦꯛ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯁꯤꯡꯁꯦ ꯆꯥꯔꯗꯤ ꯈꯔ ꯁꯤꯡꯂꯛꯀꯗ꯭ꯔꯅ ꯆꯥꯔꯨꯕꯅꯤ ꯍꯥꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯥꯒꯅꯨꯀꯣ ꯁꯤꯟꯅꯕ ꯌꯥꯎꯅꯤ ꯅꯀꯨꯕꯣꯛꯅ ꯐꯅ ꯄꯪꯉꯤ ꯍꯥꯏꯔꯁꯨ ꯁꯤꯡ ꯆꯥꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯅꯦꯝꯄꯣꯛ ꯃꯦꯝꯆꯥ ꯑꯩ ꯋꯥꯔꯝꯗꯧ ꯈꯖꯤꯛꯇꯪ ꯉꯥꯏꯗ ꯏꯆꯥ ꯅꯨꯄꯤ ꯑꯃꯇꯪ ꯄꯣꯛꯆꯕꯁꯦ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯔꯝꯅꯤꯗ ꯍꯔꯦ ꯂꯥꯏꯅ ꯀꯜꯂꯤꯗ ꯇꯣꯝꯆꯥ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯨꯕꯒꯤ ꯃꯁꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯏ ꯃꯣꯏꯇꯥꯗ ꯀꯥꯗ ꯄꯣꯊꯥꯕꯤꯔꯨꯔꯣ ꯉꯥꯏꯍꯥꯛ ꯍꯛꯆꯥꯡꯗꯣ ꯌꯥꯝ ꯋꯥꯅ ꯎꯔꯤ ꯃꯦꯝꯆꯥꯅ ꯍꯣꯏꯅꯦ ꯄꯣꯊꯥꯔꯨꯔꯣ ꯅꯈꯣꯏꯒꯤ ꯀꯥꯗ ꯅꯨꯄꯥ ꯃꯆꯥ ꯍꯣꯏ ꯏꯅꯦꯝꯄꯣꯛ ꯇꯣꯝꯆꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅꯅꯦ ꯁꯤꯡꯉꯨ ꯌꯥꯔꯔꯣꯏꯗꯕ ꯅꯌꯥ ꯅꯨꯄꯥꯁꯦ ꯁꯦꯡꯉꯨ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯕꯗꯅꯦ ꯑꯩꯅꯦ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯕ ꯁꯣꯏꯔꯣꯏ ꯏꯃꯥ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯈꯔ ꯍꯥꯏꯕꯤꯌꯣ ꯄꯥꯕꯗ ꯅꯌꯥ ꯅꯨꯄꯥꯗ ꯁꯤꯡꯉꯨ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯔꯅꯨ ꯍꯥꯏꯗꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯒꯦ ꯅꯄꯥ ꯍꯜꯂꯛꯂꯒ ꯃꯥꯅ ꯁꯦꯜ ꯇꯥꯟꯗ꯭ꯔꯕꯁꯨ ꯑꯩꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯒ ꯊꯥꯛꯂꯒ ꯂꯣꯏꯔꯦ ꯃꯥꯅ ꯁꯤꯡꯅꯕ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯖꯔꯦ ꯏꯃꯥꯒꯤ ꯊꯥꯔꯤ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯐꯅꯕ ꯁꯤꯜꯂꯒꯦꯀꯣ ꯃꯥꯏꯃꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯉꯛꯏ ꯀꯔꯤꯅꯣꯅꯦ ꯅꯃꯥꯅ ꯆꯥꯅ ꯁꯥꯟꯅꯔꯤ ꯋꯥꯔꯤꯗꯨꯕꯣ ꯏꯄꯥꯁꯨ ꯈꯔ ꯈꯪꯒꯦꯗꯅ ꯏꯄꯥꯒꯤ ꯊꯥꯔꯤ ꯏꯃꯥꯅ ꯂꯣꯏꯅ ꯍꯥꯏꯔꯛꯂꯅꯤ ꯄꯥꯕ ꯑꯗꯨꯒ ꯈꯪꯕꯤꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ ꯊꯥꯔꯤꯛ ꯃꯥꯁꯨ ꯃꯦꯝꯆꯥ ꯃꯥꯒꯤ ꯅꯨꯄꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯃꯥꯏꯃꯨ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯍꯥꯏꯔꯛꯏ ꯑꯣꯟꯊꯣꯛꯄꯒꯤ ꯏꯌꯥ ꯅꯨꯄꯥꯅꯤꯗꯀꯣ ꯑꯁꯨꯛ ꯄꯪꯕꯁꯤꯕꯣ ꯁꯤꯡꯂꯔꯣꯏ ꯍꯥꯏꯔꯔꯣꯏ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯤꯡꯉꯨ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯗꯅ ꯍꯣ ꯑꯗꯨꯅꯅꯦ ꯃꯣꯏ ꯄꯥꯕ ꯈꯔꯁꯨ ꯎꯁꯤꯟꯅꯔꯔꯣꯏꯁꯦ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯑꯗꯨꯕꯨ ꯈꯔꯗꯤ ꯁꯤꯡꯍꯟꯅꯤꯡꯉꯤ ꯁꯦꯜ ꯇꯥꯟꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯨ ꯈꯪꯍꯟꯅꯤꯡꯂꯦ ꯑꯩꯗꯤ ꯍꯣ ꯑꯣꯏꯔꯔꯣꯏꯗꯕ ꯃꯪꯂꯥꯟꯗꯣ ꯈꯤꯠ ꯁꯥꯒꯠꯄꯤꯔꯨꯔꯅꯨ ꯃꯣꯏ ꯄꯥꯕ ꯅꯪꯕꯣ ꯁꯥꯒꯠꯇ꯭ꯔꯦ ꯉꯁꯤꯗꯒꯤ ꯁꯥꯒꯠꯇ꯭ꯔꯦ ꯑꯩ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯕ ꯑꯃ ꯁꯣꯏꯗ ꯉꯥꯝꯗꯅ ꯐꯪꯖꯔꯝꯃꯤ ꯇꯣꯝꯆꯥ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯂꯒ ꯅꯨꯡꯁꯤꯅ ꯍꯥꯏꯖꯔꯤ ꯏꯆꯥꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯩꯗꯣꯀꯣ ꯃꯥꯏꯊꯣꯡ ꯍꯥꯏꯔꯦ ꯃꯃꯥ ꯃꯥꯜꯂꯤ ꯈꯖꯥꯏ ꯇꯥꯔꯛꯄꯅ ꯃꯄꯥ ꯑꯩ ꯃꯥꯜꯂꯤꯗꯣ ꯃꯤꯠ ꯑꯅꯤꯅ ꯃꯕꯣꯛ ꯃꯥꯜꯂꯤ ꯅꯥꯇꯣꯟꯁꯤꯅ ꯃꯕꯨꯕꯣꯛ ꯍꯦꯛ ꯃꯥꯜꯂꯤ ꯑꯗꯣ ꯅꯥꯇꯣꯟꯁꯤꯗꯪ ꯃꯃꯥ ꯃꯥꯜꯂꯝꯃꯗꯤ ꯌꯥꯝ ꯐꯖꯒꯗꯕꯅꯤ ꯏꯆꯥꯁꯦ ꯐꯖꯕ ꯀꯩꯅ ꯃꯈꯣꯏ ꯂꯣꯏꯅ ꯃꯥꯜꯂꯒ ꯃꯅꯥꯇꯣꯟꯕꯨꯅ ꯑꯩ ꯃꯥꯜꯂꯤ ꯀꯥꯏ ꯃꯁꯤꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯄꯪꯕ ꯑꯁꯦ ꯃꯕꯨꯛ ꯐꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦꯅꯦ ꯃꯆꯥ ꯌꯥꯎꯈꯤꯕꯗꯒꯤ ꯃꯦꯝꯆꯥꯅ ꯍꯣ ꯁꯥꯎꯕꯤꯔꯨꯅꯨ ꯃꯣꯏ ꯄꯥꯕ ꯑꯄꯪꯕ ꯅꯌꯥ ꯅꯨꯄꯥꯅ ꯍꯥꯏꯕ ꯋꯥꯕꯨ ꯋꯥꯔꯗ ꯑꯣ ꯑꯗꯨꯗꯤ ꯑꯄꯪꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯥꯡꯅ ꯊꯤꯜꯂꯁꯨ ꯑꯄꯪꯕꯅ ꯊꯤꯟꯕ ꯊꯥꯡꯅꯤꯅ ꯑꯩꯁꯦ ꯁꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯤꯁꯦ ꯌꯥꯔꯦꯁꯦ ꯇꯣꯛꯄꯤꯔꯣ ꯈꯤꯠ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯤꯟꯗꯥ ꯄꯥꯎꯇꯥꯅꯗꯅ ꯈꯠꯅꯈꯤꯁꯦ ꯍꯥꯏꯔꯨꯔꯣ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯣꯏ ꯄꯥꯕ ꯍꯥꯏꯗꯦ ꯑꯩꯀꯣ ꯊꯥꯔꯤꯛ ꯃꯥꯒꯤ ꯅꯨꯄꯥꯅ
ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯎꯪꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯃꯣꯏꯇꯥꯗ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯊꯥ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡꯗꯨꯕꯨ ꯄꯪꯎꯪꯗ ꯎꯪꯂꯤꯗꯨꯕꯣ? ꯀꯩꯅꯣꯗ ꯅꯨꯄꯤ, ꯑꯩ ꯉꯥꯎꯗꯦ. ꯏꯆꯥꯁꯦ ꯅꯨꯡꯁꯤꯗꯅ ꯄꯝꯖꯕ ꯑꯁꯤꯁꯨ ꯑꯉꯥꯎꯕ ꯆꯤꯡꯂꯕꯣ? ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯣꯏꯇꯥꯗꯁꯦ ꯋꯥ ꯉꯥꯡꯕ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯒꯠꯂꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯅꯠꯇꯦ, ꯁꯤꯗꯤ ꯃꯁꯥꯅ ꯈꯨꯝꯅꯤꯡꯂꯛꯄꯅꯤ. ꯃꯦꯝꯆꯥ, ꯃꯆꯥꯅꯨꯄꯤꯒ ꯃꯌꯥꯅꯨꯄꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯇꯨꯃꯤꯟ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯃꯥꯒꯤ ꯅꯨꯄꯥꯗ. ꯇꯥꯔꯦꯗꯅ ꯅꯨꯄꯥ, ꯅꯌꯥ ꯅꯨꯄꯥꯁꯦ ꯃꯆꯥ ꯌꯥꯎꯕꯗꯒꯤ ꯍꯩꯄꯥ ꯈꯔ ꯁꯥꯖꯔ ꯃꯥꯜꯂꯦꯅꯦ. ꯁꯥꯅꯤꯡ ꯁꯥꯖꯅꯨ ꯀꯩꯅꯣ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ. ꯏꯍꯦ, ꯍꯅꯨꯊꯪꯗ ꯑꯣꯏꯅꯗꯅꯒꯁꯨ ꯇꯧꯔꯤꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕ ꯑꯁꯤꯕꯣ. ꯇꯣꯝꯆꯥꯅ ꯑꯉꯥꯡ ꯁꯨꯝ ꯄꯝꯂꯒ ꯂꯩꯕ ꯑꯗꯨꯗ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯏ, ꯃꯣꯏꯇꯥꯗ, ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯃꯈ꯭ꯋꯥꯡ ꯌꯥꯝ ꯅꯥꯔꯅꯤ. ꯑꯗꯨꯅ ꯃꯣꯏꯇꯥꯗꯅ ꯈꯔ ꯊꯣꯡꯕꯤꯔꯨꯔꯣ. ꯍꯥ, ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯕ? ꯍꯣꯏ. ꯑꯩ ꯀꯣꯟꯅ ꯊꯣꯡꯂꯒꯦ. ꯉꯁꯤꯒꯤꯗꯤ ꯏꯅꯦꯝꯕꯣꯛꯅ ꯇꯦꯛ ꯇꯦꯛ ꯊꯣꯡꯖꯔꯁꯅꯤ. ꯑꯗꯨꯗꯤ ꯏꯃꯥꯒ ꯍꯥꯏꯅꯕꯤꯔꯨꯔꯣ, ꯑꯩꯗꯤ ꯏꯁꯥꯁꯦ ꯉꯝꯗ꯭ꯔꯦ. ꯍꯣꯏ. ꯇꯣꯝꯆꯥ ꯃꯆꯥꯅꯨꯄꯤꯅ ꯊꯥ 3 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯆꯠꯂꯤꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ. ꯃꯥꯏꯃꯨꯅ, ꯅꯨꯄꯤ, ꯅꯌꯥ ꯅꯨꯄꯥꯁꯤꯅ ꯊꯕꯛ ꯆꯠꯂꯤꯅꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯑꯣꯏꯗꯧꯔꯤꯕ꯭ꯔꯣ? ꯈꯪꯗꯦ, ꯍꯟꯗꯛꯇꯤ ꯊꯕꯛ ꯀꯌꯥꯝ ꯐꯒꯠꯂꯛꯏ. ꯅꯨꯃꯤꯠꯁꯤꯕꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯈꯤꯕ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ? ꯍꯣ, ꯈꯪꯖꯗ꯭ꯔꯦ ꯑꯩꯗꯤ. ꯃꯣꯏ ꯄꯥꯕ ꯍꯦꯛ ꯌꯦꯡꯕꯤꯔꯣ, ꯍꯌꯦꯡ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ. ꯇꯣꯝꯆꯥ ꯃꯥꯅ ꯊꯕꯛ ꯆꯠꯂꯤꯕꯅꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯠꯂꯤꯕ ꯑꯗꯨꯗꯤ ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯄ ꯑꯣꯏꯔꯝꯃꯤ. ꯊꯥꯔꯤꯛ ꯃꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ. ꯅꯨꯄꯤ, ꯅꯪꯅ ꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯀꯔꯤꯒꯤ ꯁꯥꯎꯔꯣꯏꯗꯣꯏꯅꯣ? ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯕꯛ ꯆꯠꯂꯤꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯛꯏꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯒꯦ? ꯏꯁ, ꯑꯩꯗꯤ ꯅꯪꯅ ꯊꯕꯛ ꯆꯠꯄꯅꯦ ꯍꯥꯏꯕꯗꯨꯗ ꯇꯁꯦꯡꯅꯃꯛꯀꯤ ꯁꯤꯡꯉꯛꯇꯅ ꯆꯠꯂꯤꯕꯣꯏ ꯈꯜꯂꯒ ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯃꯤꯒꯤ ꯁꯟ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯂꯤ ꯑꯣꯏꯔꯦꯀꯣ. ꯑꯁꯨꯛ ꯄꯪꯕ ꯅꯨꯄꯥꯁꯤꯕꯨ ꯑꯩꯕꯨ ꯀꯗꯥꯏꯗ ꯊꯦꯡꯅꯔꯨꯏꯅꯣ? ꯑꯗꯨꯒꯤꯗꯤ ꯁꯥꯎꯈꯤꯅꯨ ꯅꯨꯄꯤ. ꯑꯗꯨꯗꯤ ꯇꯥꯗ ꯊꯦꯕꯅ ꯋꯥꯅ ꯁꯖꯤꯛ ꯐꯥꯟꯕꯗꯨꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ. ꯑꯣ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ? ꯄꯥꯡꯉꯨ. ꯏꯃꯥ ꯏꯆꯥꯁꯦ ꯆꯔꯤ ꯇꯠꯂꯒ ꯁꯤꯔ ꯐꯥꯎꯅꯦ ꯃꯤꯒꯤ ꯃꯇꯦꯡꯗꯣ ꯄꯥꯡꯉꯨꯀꯣ ꯅꯪꯗꯤ. ꯍꯣꯏ, ꯄꯥꯡꯒꯦ ꯅꯨꯄꯤ. ꯄꯥꯡꯒꯦ ꯀꯥꯏꯅ ꯍꯥꯏꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ. ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ, ꯅꯪꯅ ꯄꯥꯡꯉꯣ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯃꯥꯏꯃꯨ, ꯃꯆꯥꯅꯨꯄꯤꯒ ꯃꯌꯥꯅꯨꯄꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯊꯟꯇ ꯍꯥꯏꯖꯔꯤ, ꯑꯣ, ꯁꯤꯡꯂꯔꯣꯏ. ꯑꯩꯈꯣꯏꯅ ꯐꯅ ꯁꯤꯡꯅꯕ ꯍꯥꯏꯔꯕꯁꯨ ꯁꯤꯡꯕ ꯀꯧꯕ ꯂꯩꯔꯔꯣꯏ. ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯑꯄꯪꯕ ꯑꯁꯤ ꯃꯆꯥ ꯌꯥꯎꯔꯒ ꯁꯤꯡꯂꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯃꯆꯥ ꯌꯥꯎꯔꯒꯅꯤ ꯍꯦꯟꯅ ꯑꯗꯨꯝ ꯄꯪꯁꯤꯜꯂꯛꯂꯦ. ꯄꯪꯂꯣ. ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯦꯛ ꯄꯪꯂꯣꯀꯣ. ꯇꯣꯝꯆꯥ, ꯅꯀꯨꯕꯣꯛ ꯑꯩꯅ ꯕꯣꯔ ꯄꯤꯔꯕꯅꯤ. ꯕꯣꯔꯒꯗꯣ ꯄꯤꯕꯤꯔꯅꯨ, ꯅꯆꯥꯅꯨꯄꯤ ꯋꯥꯅꯕꯅꯤ. ꯑꯗꯨꯏ ꯁꯔꯨꯛꯅꯦ, ꯍꯣꯔꯦꯟ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯈꯜ ꯇꯥꯅꯕ ꯈꯔ ꯁꯤꯡꯉꯛꯅꯕ ꯄꯥꯎꯇꯥꯛ ꯄꯤꯁꯤꯟꯁꯤ. ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯅꯨꯄꯥ, ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯂꯁꯤ ꯁꯤꯡꯂꯛꯄ꯭ꯔꯥ ꯍꯥꯏꯗꯅ. ꯍꯣꯏ, ꯑꯗꯨꯝꯅ ꯑꯃꯨꯛ ꯌꯦꯡꯂꯁꯤ ꯑꯗꯨꯗꯤ. ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯒ ꯐꯨꯡꯒꯥꯗ ꯃꯈꯣꯏ ꯃꯔꯤ ꯏꯀꯣꯏ ꯀꯣꯏꯅ ꯃꯩ ꯇꯤꯛꯇꯨꯅ ꯐꯝꯂꯤ. ꯃꯦꯝꯆꯥ ꯃꯌꯥꯅꯨꯄꯥ ꯇꯣꯝꯆꯥꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯪꯂꯛꯂꯝꯃꯤ, ꯇꯣꯝꯆꯥ, ꯌꯦꯡꯉꯨ, ꯊꯥꯔꯤꯛꯅ ꯄꯝꯂꯤꯕ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ? ꯇꯣꯝꯆꯥ ꯏꯄꯪ-ꯄꯪꯈꯩ ꯈꯨꯝꯗꯣꯔꯛꯏ, ꯍꯣꯏ ꯃꯥ, ꯅꯨꯡꯁꯤ. ꯍꯥꯟꯅꯗꯤ ꯊꯥꯔꯤꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯝꯕꯅꯤ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯤ ꯌꯥꯎꯕꯗꯒꯤ ꯃꯃꯥꯒ ꯑꯃꯠꯇ ꯅꯨꯡꯁꯤꯔꯛꯇ꯭ꯔꯦ. ꯌꯦꯡꯉꯣꯏ ꯇꯣꯝꯆꯥ, ꯉꯁꯤꯗꯤ ꯏꯅꯦꯝ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯉꯁꯤ ꯅꯅꯦꯝ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤ ꯅꯪ ꯏꯟꯗꯕ ꯇꯧꯒꯅꯨꯀꯣ. ꯍꯣꯏ ꯏꯅꯦꯝꯄꯣꯛ, ꯑꯩ ꯏꯟꯖꯒꯦ ꯏꯅꯦꯝꯄꯣꯛꯅ ꯍꯥꯏꯕ ꯋꯥꯗꯣ. ꯅꯀꯨꯕꯣꯛꯀ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯦ. ꯉꯁꯤ ꯍꯌꯦꯡ ꯁꯤꯒꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇ꯭ꯔꯦ. ꯑꯗꯨꯅ ꯅꯪꯕꯨ ꯁꯤꯡꯂꯣꯅꯦ ꯇꯣꯝꯆꯥ. ꯅꯀꯨꯕꯣꯛꯀ ꯑꯩꯒꯁꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯑꯍꯤꯡꯕꯁꯤꯡ ꯌꯥꯝꯂꯛꯂꯦ ꯇꯨꯝꯂꯛꯇ꯭ꯔꯤꯕ. ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕ ꯑꯣꯏꯒꯗꯧꯔꯤꯕ ꯅꯍꯥꯛꯅ ꯏꯄꯪ ꯄꯪꯅ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯍꯩꯇꯅ ꯂꯩꯍꯧꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯈꯣꯏ ꯇꯨꯡꯗ? ꯑꯉꯥꯡꯗꯤ ꯆꯥꯎꯁꯤꯜꯂꯛꯀꯅꯤ, ꯊꯥꯖ ꯌꯣꯟꯖꯕ ꯃꯇꯝ ꯂꯥꯛꯀꯅꯤ. ꯅꯈꯣꯏꯅ ꯀꯔꯤ ꯎꯟꯕꯤꯒꯅꯤ ꯏꯁꯨꯒꯤ? ꯇꯣꯝꯆꯥ ꯇꯨꯃꯤꯟ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯇꯥꯔꯤ ꯃꯅꯦꯝꯒꯤ ꯋꯥꯗꯨ. ꯃꯥꯏꯃꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ, ꯊꯕꯛ ꯁꯤꯟꯊꯣꯡ ꯈꯪꯍꯟꯅꯤꯡꯕ, ꯑꯁꯦꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯏꯄꯥꯅꯅꯦ ꯏꯆꯥꯗ ꯇꯊꯤ ꯍꯥꯏꯈꯤꯕ, ꯉꯥꯡꯈꯤꯕ ꯌꯥꯎꯔꯕꯁꯨ ꯏꯀꯨꯕꯨ ꯉꯥꯛꯎꯀꯣ ꯅꯪꯅ. ꯏꯀꯨꯕꯣꯛ, ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯁꯦ ꯅꯨꯄꯥ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕ. ꯑꯗꯨꯕꯨ ꯑꯩꯁꯨ ꯁꯦꯝꯗꯣꯛꯀꯦ ꯈꯜꯂꯤ, ꯁꯦꯝꯗꯣꯛꯄꯗꯤ ꯉꯝꯗꯦ. ꯑꯩꯅ ꯏꯀꯥꯏꯒꯟꯕ ꯑꯁꯤꯒꯤꯔꯁꯨ ꯈꯪꯗꯦ.
ꯑꯩꯅ ꯁꯤꯟꯐꯝ ꯑꯃꯠꯇ ꯍꯩꯇ꯭ꯔꯤꯕ ꯑꯁꯤꯁꯨ ꯌꯦꯡꯉꯣꯏ ꯏꯀꯨ ꯋꯥ ꯍꯥꯏꯒꯦ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯛ ꯍꯛꯅ ꯏꯀꯥꯏꯒꯟꯒꯗꯕ ꯅꯠꯇꯦ ꯅꯨꯄꯥꯅ ꯏꯀꯥꯏ ꯊꯤꯒꯜꯂꯕꯗꯤ ꯌꯨꯝꯗꯨ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯣꯏ ꯏꯀꯨꯕꯣꯛ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯂꯩꯀꯥꯏ ꯂꯥꯟꯗꯨꯅ ꯏꯀꯥꯏꯗꯅ ꯊꯕꯛ ꯊꯤꯕ ꯆꯠꯂꯒꯦ ꯑꯗꯨꯒ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯩꯅ ꯊꯥꯛꯂꯒꯗꯕꯅꯤ ꯃꯦꯝꯆꯥꯅ ꯇꯣꯝꯆꯥ ꯅꯪꯕꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯕ꯭ꯔꯅꯦꯍꯦ ꯋꯥꯉꯥꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦꯅꯦ ꯏꯕꯦꯝꯃ ꯍꯣꯏ ꯅꯦꯝꯄꯣꯛ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯏ ꯃꯁꯤꯅꯅꯤ ꯅꯌꯥꯅ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯊꯤꯗꯨꯅ ꯊꯕꯛ ꯁꯨꯔꯒ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥ ꯊꯥꯛꯂꯒꯅꯤ ꯍꯥꯏꯖꯔꯤꯕꯁꯤ ꯁꯣꯏꯗ꯭ꯔꯦꯍꯦ ꯁꯟꯕꯤ ꯂꯩꯇ꯭ꯔꯤꯉꯩꯗ ꯍꯧꯗꯣꯡ ꯍꯥꯠꯄ ꯃꯣꯏꯇꯥꯗꯒꯤ ꯋꯥꯁꯤꯗꯤ ꯍꯥꯏ ꯊꯥꯔꯤ ꯅꯄꯨꯔꯣꯏꯕꯒꯤ ꯋꯥꯁꯤꯗ ꯊꯧꯅꯥ ꯍꯥꯞꯄꯤꯒꯦꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯅ ꯏꯌꯥꯁꯦ ꯁꯤꯊꯗꯅꯒ ꯇꯧꯔꯤꯅꯦ ꯊꯥꯖꯗꯕ ꯏꯃꯥ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯍꯌꯦꯡꯗꯒꯤ ꯑꯩꯅ ꯁꯤꯡꯉꯛꯄ ꯁꯦꯜ ꯇꯥꯟꯕ ꯀꯌꯥꯝ ꯍꯩꯔꯛꯀꯦ ꯍꯥꯏꯕꯗꯨ ꯅꯨꯄꯤꯅ ꯍꯣꯏ ꯍꯣꯏ ꯌꯦꯡꯖꯔꯒꯦ ꯏꯃꯥ ꯏꯆꯥꯗꯤ ꯃꯣꯏꯇꯥꯗꯒꯤ ꯀꯨꯝꯍꯩꯗꯣ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯝꯆꯥ ꯄꯪꯕ ꯈꯔ ꯐꯔꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯃꯥꯏꯃꯨꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯊꯥꯏꯅ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗꯅꯤ ꯅꯣꯡꯃꯒꯤ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥꯗ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯗ ꯈꯣꯌꯨꯝ ꯂꯩꯌꯥꯝ ꯄꯨꯝꯕꯗꯨ ꯑꯃꯗ ꯆꯤꯊꯗꯅ ꯄꯨꯟꯗꯨꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜꯒꯤ ꯋꯥꯌꯦꯜ ꯀꯥꯗꯤ ꯄꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯈꯨꯔꯦꯝꯕꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯕꯨ ꯆꯩꯔꯛ ꯄꯤꯔꯤꯕ ꯂꯥꯏꯔꯦꯝꯕ ꯀꯆꯥꯎ ꯌꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯔꯦꯝꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯕ ꯈꯛꯇꯗ ꯆꯩꯔꯥꯛ ꯄꯤꯗꯗꯅ ꯂꯥꯟꯖꯗꯕ ꯃꯤꯗꯁꯨ ꯆꯩꯔꯥꯛ ꯄꯤꯔꯤꯁꯦ ꯀꯆꯥꯎ ꯌꯥꯕꯅ ꯂꯥꯏꯔꯦꯝꯕꯤ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯁꯦ ꯃꯍꯧꯁꯥ ꯅꯠꯇ꯭ꯔꯕꯅꯤꯅꯦ ꯑꯆꯨꯝꯕ ꯏꯆꯝ ꯆꯝꯖꯕ ꯍꯥꯏꯗꯨ ꯂꯩꯇ꯭ꯔꯕꯅꯤ ꯂꯣꯏꯅ ꯑꯔꯥꯟꯕ ꯇꯧꯔꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯇꯥꯏꯕꯪ ꯅꯃꯨ ꯑꯃꯠꯇ ꯈꯛꯇꯅ ꯆꯩꯔꯥꯛ ꯄꯤꯔꯤꯕꯗꯣ ꯂꯥꯏꯔꯦꯝꯕ ꯃꯗꯨꯃꯛꯇꯤ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯅꯃꯨ ꯇꯥꯏꯕꯪꯂꯛꯇꯁꯨ ꯏꯆꯝ ꯆꯝꯖꯕ ꯑꯆꯨꯝꯕ ꯄꯥꯝꯖꯕ ꯃꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯍꯦꯔꯥ ꯑꯗꯨꯗꯤ ꯁꯔꯨꯛ 100ꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯨꯗꯤ ꯃꯁꯤꯡ ꯑꯣꯏꯅ ꯄꯥꯕ ꯌꯥꯕ ꯅꯠꯇꯦꯗ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯌꯨꯝꯂꯥꯏ ꯑꯅꯤꯗꯨ ꯀꯟꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯨꯝꯅ ꯌꯦꯠꯅꯔꯛꯂꯝꯕꯗꯒꯤ ꯃꯥꯒꯤ ꯃꯈꯨꯠꯁꯨ ꯄꯥꯏꯈꯠꯅꯔꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯒꯤ ꯂꯥꯏꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯈꯣꯌꯨꯝꯂꯥꯏ ꯁꯣꯔꯥꯔꯦꯜꯗꯨ ꯄꯥꯈꯠꯅ ꯃꯥꯡꯂꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯈꯨꯠꯁꯨꯁꯤꯡꯗꯨ ꯑꯃꯨꯛꯇ ꯊꯝꯅꯀꯣ ꯅꯈꯣꯏ ꯑꯅꯤꯅ ꯆꯩꯅꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯈꯣꯌꯨꯝ ꯂꯩꯔꯝꯂꯦꯟꯁꯦ ꯇꯨꯝꯕ ꯇꯥꯔꯦ ꯂꯥꯏꯈꯨꯔꯦꯝꯕꯤꯅ ꯂꯥꯏꯅꯤꯡꯊꯧꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯁꯦ ꯇꯨꯝꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯇꯧꯕꯤꯌꯨ ꯀꯆꯥꯎ ꯌꯥꯕꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯇꯧꯕꯤꯌꯨ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜꯅ ꯐꯔꯦ ꯅꯈꯣꯏ ꯑꯅꯤꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯥꯝꯂꯕꯅꯤꯅ ꯑꯃꯒꯤꯁꯨ ꯃꯤꯆꯪ ꯆꯪꯅ ꯁꯨꯝꯗꯧꯔꯣ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯏꯃꯨꯡ ꯑꯃꯗ ꯑꯆꯨꯝꯕ ꯆꯠꯄ ꯄꯥꯝꯕ ꯑꯃꯒ ꯑꯔꯥꯟꯕ ꯆꯠꯄ ꯄꯥꯝꯕ ꯑꯃꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯔꯝꯕꯅ ꯉꯝꯃꯤ ꯍꯥꯏꯗꯨ ꯆꯥꯡꯌꯦꯡ ꯇꯧꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯏꯗꯅꯀꯣ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯌꯨꯝꯂꯥꯏ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯁꯥꯎꯅ ꯌꯦꯡꯅꯔꯒ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗꯅ ꯇꯣꯝꯕꯤ ꯀꯧꯕꯤ ꯌꯥꯝꯅ ꯁꯣꯜꯂꯕꯤ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤꯒꯤ ꯅꯥꯀꯜꯗꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯐꯩꯖꯥꯎꯗꯨ ꯃꯃꯥꯒꯤ ꯃꯈꯣꯡ ꯅꯝꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯇꯌꯤꯡꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯅꯪꯕꯨ ꯏꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯝꯅꯣ ꯅꯪꯅ ꯍꯤꯡꯍꯧꯒꯗꯕꯁꯤꯕꯣ ꯄꯪꯅ ꯄꯪꯂꯤꯕ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯁꯨ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯁꯨ ꯍꯣꯏꯗ ꯑꯗꯨꯝ ꯍꯥꯏꯕ ꯏꯆꯥꯅ ꯏꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯑꯣꯟꯊꯣꯛꯅꯗꯤ ꯋꯥꯍꯧꯔꯅꯤꯗ ꯑꯁꯤ ꯈꯟꯅ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯒꯤ ꯍꯦꯛ ꯈꯟꯕꯗ ꯁꯤꯕ ꯐꯥꯎꯕ ꯉꯝꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯐꯩꯖꯥꯎꯁꯨ ꯃꯃꯥꯒꯤ ꯃꯈꯣꯡ ꯅꯝꯕꯤꯅ ꯃꯃꯥꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯐꯩꯖꯥꯎꯅ ꯏꯃꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯑꯩ ꯃꯥꯏꯕ ꯀꯧꯔꯨꯁꯔꯥ ꯌꯥꯔꯦ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯪ ꯇꯥꯆꯧꯗꯨꯝ ꯀꯧꯔꯛꯎ ꯑꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯃꯌꯥꯝꯕꯣꯡ ꯀꯧꯕꯅꯦ ꯍꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥ ꯑꯄꯪꯕ ꯑꯗꯨꯅ ꯍꯥꯊꯨ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ
𝗪𝗵𝗶 ꯇꯣꯝꯕꯤ ꯂꯣꯛ ꯈꯨꯕ ꯑꯗꯨꯗ ꯇꯞꯅ ꯃꯆꯤꯟꯗꯒꯤ ꯏ ꯈꯔ ꯑꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯁꯥꯅ ꯃꯁꯥꯗꯨ ꯀꯨꯏꯅ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯆꯥ ꯑꯅꯤꯒꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯊꯣꯛꯄꯤꯔꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯐꯩꯖꯥꯎꯒꯤ ꯃꯌꯥꯝꯕꯨꯡ ꯃꯪꯂꯦꯝꯖꯥꯎꯗꯨ ꯀꯣꯟꯊꯣꯡꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯁꯨꯅꯤꯡꯗꯕ ꯃꯥꯒꯤ ꯃꯇꯥꯎ ꯑꯅꯤ ꯑꯍꯨꯝꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯐꯩꯖꯥꯎꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯌꯥꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯜꯂꯛꯇꯨꯅ ꯇꯥꯆꯧ ꯃꯪꯂꯦꯝꯖꯥꯎꯅ ꯀꯩꯗꯧꯔꯦ ꯑꯇꯣꯝꯕ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯕꯣ? ꯇꯥꯆꯧ ꯏꯃꯥꯅ ꯇꯥꯆꯧꯕꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯍꯧꯏ꯫ ꯀꯔꯤ ꯍꯥꯏꯕꯒꯤꯅꯣꯅꯦ? ꯊꯕꯛ ꯇꯧꯕꯒꯤ ꯑꯣꯏꯔꯗꯤ ꯅꯪꯅ ꯑꯗꯨꯝ ꯇꯧꯔꯣ ꯀꯩꯗꯧꯒꯦ? ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯍꯥꯏꯔꯁꯨ ꯅꯪꯅ ꯑꯗꯨꯝ ꯍꯣꯠꯅꯔꯣ ꯀꯩꯗꯧꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯖꯥꯎꯅ ꯃꯅꯥꯎꯅꯨꯄꯥꯗ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯐꯩꯖꯥꯎ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟꯅ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ "ꯑꯇꯣꯝꯕ ꯀꯩꯗꯧꯔꯦ? ꯅꯪ ꯇꯥꯆꯧꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ?" "ꯏꯃꯥ, ꯇꯥꯆꯧꯗꯣ ꯑꯩꯅ ꯏꯃꯥꯅ ꯀꯧꯍꯧꯋꯦ ꯍꯥꯏꯅ ꯇꯝꯕꯅꯤ꯫ ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ." "ꯑꯇꯣꯝꯕ, ꯅꯪ ꯇꯥꯆꯧꯗ ꯏꯃꯥꯅ ꯏꯪꯈꯣꯜꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯇꯝꯂꯨꯁꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯇꯍꯥ ꯃꯌꯥꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯪꯂꯦꯝꯖꯥꯎꯁꯨ ꯃꯅꯥꯎꯒꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯍꯔꯥꯎꯅ ꯇꯍꯥ ꯃꯃꯥ ꯎꯅꯕꯅꯤ ꯍꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯕꯨꯡꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯐꯩꯖꯥꯎ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯗꯤꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯃꯌꯨꯝ ꯇꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯪꯂꯦꯝꯖꯥꯎ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ ꯃꯅꯥꯎꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ "ꯑꯇꯣꯝꯕ, ꯏꯃꯥꯅ ꯃꯪꯒ꯭ꯔꯥ ꯆꯥꯒꯦ ꯍꯥꯏꯔꯤ, ꯑꯋꯥꯡꯒꯤ ꯎꯀꯣꯟꯗꯒꯤ ꯈꯤꯇ ꯇꯥꯜꯂꯨꯁꯣ." "ꯑꯍꯣꯏ ꯇꯥꯆꯧ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯃꯌꯥꯝꯕꯨꯡꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯗꯨꯅ ꯎꯀꯣꯟ ꯇꯝꯅ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯪꯂꯦꯝꯖꯥꯎ ꯃꯅꯥꯎꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯪꯂꯦꯝꯖꯥꯎ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ "ꯏꯃꯥ, ꯑꯩꯕꯨ ꯀꯧꯔꯤꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯅꯣ?" "ꯃꯪꯂꯦꯝꯖꯥꯎ, ꯂꯥꯛꯑꯣ, ꯏꯃꯥꯒꯤ ꯅꯥꯛꯁꯤꯗ ꯐꯝꯂꯣ ꯂꯥꯎ꯫ ꯅꯅꯥꯎ ꯑꯇꯣꯝꯕꯗꯤ ꯀꯔꯥꯏꯗ ꯂꯩꯍꯧꯔꯦ?" "ꯏꯃꯥ, ꯃꯥꯗꯤ ꯃꯪꯒ꯭ꯔꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯎꯀꯣꯟꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕ ꯆꯠꯈꯤꯌꯦ." "ꯏꯍꯦ, ꯃꯥꯁꯨ ꯌꯥꯎꯔꯒ ꯋꯥꯔꯤ ꯁꯥꯕꯅꯗꯤ ꯐꯕꯅꯤꯅꯦ." ꯃꯪꯂꯦꯝꯖꯥꯎ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯦꯛꯇ ꯆꯀ꯭ꯔꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ "ꯏꯃꯥ, ꯍꯥꯏꯗꯧꯕ ꯁꯠ ꯍꯥꯏꯔꯣ, ꯍꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯒ ꯇꯣꯛꯎ, ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩ, ꯑꯁꯤꯗ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ." ꯇꯣꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯆꯀ꯭ꯔꯤ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯇꯞꯅ "ꯑꯆꯧꯕ, ꯅꯅꯥꯎꯗꯨ ꯂꯥꯛꯄ ꯉꯥꯏꯍꯥꯛꯇꯗꯤ ꯉꯥꯏꯈꯤꯁꯤ ꯀꯩꯗꯧꯒꯦ ꯅꯪꯕꯣ?" "ꯏꯃꯥ, ꯀꯣꯟꯅ ꯍꯥꯏꯔꯣ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯗꯤ, ꯑꯩ ꯊꯕꯛ ꯈꯔ ꯂꯣꯏꯊꯣꯛꯇꯧꯕ ꯂꯩ, ꯑꯗꯨꯅ ꯍꯥꯟꯅ ꯂꯣꯏꯊꯣꯛꯂꯨꯈꯤꯒꯦ." "ꯉꯥꯏꯈꯣ, ꯏꯃꯥ ꯍꯥꯏꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗ ꯃꯍꯥꯛ ꯂꯩꯇ꯭ꯔꯕ ꯇꯨꯡꯗ ꯂꯩꯔꯤꯕ ꯂꯧ ꯍꯤꯡꯈꯣꯜ ꯄꯨꯝꯕ ꯃꯅꯥꯎꯒ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅ ꯈꯥꯏꯅ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯪꯂꯦꯝꯖꯥꯎꯗꯤ ꯃꯄꯨꯛꯅꯤꯡꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯇꯞꯅ "ꯏꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯏꯃꯥ ꯂꯩꯇ꯭ꯔꯕ ꯇꯨꯡꯗꯗꯤ ꯏꯅꯧꯁꯦ ꯑꯩꯅ ꯃꯃꯥ ꯁꯛꯅ ꯌꯣꯛꯂꯛꯇꯧꯔꯤꯕꯅꯤ꯫ ꯂꯟ ꯊꯨꯝ ꯌꯦꯟꯅꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯃꯌꯥꯝꯕ ꯑꯩꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯇꯧꯔꯤꯕꯅꯤ." "ꯏꯆꯥꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯏꯃꯥ ꯄꯦꯜꯂꯦ꯫ ꯌꯦꯡꯉꯣꯏ, ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯏꯃꯥ ꯂꯩꯇ꯭ꯔꯕꯁꯨ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯗꯤ ꯀꯥꯏꯅꯕ ꯌꯥꯗꯦꯀꯣ." "ꯀꯩꯗꯧꯕꯒꯤ ꯀꯥꯏꯅꯗꯣꯏꯅꯣ ꯏꯃꯥ? ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯗꯧꯔꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯖꯥꯎꯗꯨ ꯃꯃꯥ ꯏꯕꯦꯝꯃꯗ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯪꯂꯦꯝꯖꯥꯎ ꯃꯃꯥ ꯏꯕꯦꯝꯃꯗ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯖꯤꯜꯂꯝꯂꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗ ꯃꯅꯥꯎꯅꯨꯄꯥꯅ ꯍꯔꯥꯎ ꯃꯪꯒ꯭ꯔꯥ ꯈꯔ ꯇꯥꯜꯂꯒ ꯄꯨꯔꯛꯂꯤꯕꯗꯨ ꯎꯕꯗ ꯃꯅꯥꯎꯅꯨꯄꯥꯅ ꯏꯃꯨꯡ ꯆꯪꯗ꯭ꯔꯤꯉꯩ ꯃꯅꯥꯎꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ "ꯑꯇꯣꯝꯕ, ꯅꯪ ꯃꯪꯒ꯭ꯔꯥ ꯀꯌꯥꯝ ꯇꯥꯜꯂꯛꯂꯕ?" "ꯇꯥꯆꯧ, ꯏꯃꯥꯅ ꯆꯥꯗꯅ ꯀꯌꯥꯝ ꯆꯥꯅꯤ, ꯑꯗꯨꯅ ꯑꯁꯤꯈꯛꯇ ꯑꯣꯏꯅ ꯇꯥꯜꯂꯛꯂꯤ." "ꯐꯔꯦ, ꯑꯗꯣ ꯏꯃꯥꯗꯣ ꯃꯁꯥꯗꯣ ꯂꯨꯖꯊꯣꯛꯇꯕ ꯀꯨꯏꯔꯦ, ꯏꯍꯩ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯕꯅꯤ,
ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯅ ꯑꯃꯨꯛꯇ ꯁꯥꯍꯜꯂꯒ ꯂꯨꯖꯊꯣꯛꯎ ꯑꯣꯏ ꯇꯥꯆꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯏꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯈ꯭ꯔꯒ ꯃꯃꯥꯅ ꯂꯨꯖꯅꯕꯅꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗꯨ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯅ ꯁꯥꯍꯜꯂꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨ ꯂꯥꯏ ꯈꯨꯗꯦꯡ ꯑꯗꯨꯗ ꯍꯩꯗꯣꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯏꯁꯤꯡ ꯁꯥꯍꯟꯕ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯂꯨꯖꯔꯨꯔꯁꯤ ꯇꯣꯝꯕꯤꯅ ꯀꯩꯅꯣꯅꯦꯍꯦ ꯅꯨꯃꯤꯠ ꯂꯩꯊꯔꯛꯄ ꯑꯁꯤꯗ ꯑꯩꯕ ꯑꯃꯨꯛ ꯂꯨꯖꯕ ꯇꯥꯔꯕ꯭ꯔꯣ ꯏꯃꯥꯅ ꯂꯨꯖꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯗꯤ ꯂꯥꯛꯑꯣ ꯅꯔꯩ ꯅꯇꯥꯠ ꯑꯃꯨꯛ ꯇꯧꯔꯅꯨ ꯑꯩꯅ ꯋꯥꯅ ꯏꯁꯤꯡꯒ ꯂꯨꯝꯂꯨꯔꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯏꯆꯥꯅ ꯋꯥꯅ ꯂꯨꯝꯂꯨꯔꯕꯅꯤꯅ ꯂꯨꯖꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯅꯦ ꯂꯥꯛꯑꯣ ꯑꯩ ꯅꯪꯒꯜꯗ ꯀꯣꯜꯂꯣ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯅꯥꯡꯒꯜꯗ ꯀꯣꯜꯂꯝꯃꯤ ꯑꯁꯨꯝꯅ ꯐꯩꯖꯥꯎꯅ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯄꯣꯔꯒ ꯄꯨꯊꯣꯔꯛꯂꯒ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯅ ꯁꯥꯍꯜꯂꯕ ꯏꯁꯤꯡꯗꯨ ꯏꯪꯊꯕ ꯉꯥꯏꯗ ꯃꯌꯥꯝꯕꯨꯡꯅ ꯍꯥꯏꯔꯝꯕꯅꯤ ꯈꯟꯅ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯅꯪꯒꯟꯗꯒꯤ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯔꯝꯃꯤ ꯑꯍꯜ ꯂꯩꯅꯥ ꯑꯣꯏꯅ ꯅꯥꯗꯨꯅ ꯂꯩꯔꯕꯤ ꯑꯁꯣꯟꯕꯤ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨꯒꯤ ꯃꯩꯁꯥꯗꯨ ꯈꯥꯡꯕ ꯉꯝꯗ ꯃꯌꯥ ꯀꯥꯗꯨꯅ ꯑꯔꯣꯏꯕ ꯇꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄꯪꯖꯕ ꯐꯩꯖꯥꯎꯗꯨꯗꯤ ꯃꯃꯥꯅ ꯃꯌꯥ ꯀꯥꯔꯒ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯃꯈꯨꯠꯅ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯍꯣꯠꯇꯨꯅ ꯏꯃꯥꯁꯤꯕꯨ ꯉꯁꯥꯏ ꯃꯪꯒ꯭ꯔꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯈꯤꯕꯗꯨ ꯃꯪꯒ꯭ꯔꯥ ꯆꯥꯒꯦ ꯍꯥꯏꯔꯤꯖꯥꯠꯂꯣ ꯀꯥꯟꯅꯗꯦ ꯑꯩ ꯃꯪꯒ꯭ꯔꯥ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯪꯒ꯭ꯔꯥ ꯑꯃ ꯐꯖꯅ ꯈꯣꯛꯂꯒ ꯃꯃꯥꯒꯤ ꯃꯌꯥꯗ ꯏꯟꯁꯤꯜꯂꯝꯃꯤ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯗ꯭ꯔꯕ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯃꯆꯤ ꯂꯦꯡꯗ ꯑꯗꯨꯃꯛ ꯂꯩꯕꯗꯨ ꯎꯕꯗ ꯐꯩꯖꯥꯎ ꯏꯪꯉꯉꯛꯅ ꯏꯃꯥ ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯃꯪꯒ꯭ꯔꯥꯗꯣ ꯅꯆꯥꯅ ꯈꯣꯛꯂꯒ ꯐꯖꯅ ꯏꯜꯂꯤ ꯏꯃꯥ ꯃꯪꯒ꯭ꯔꯥꯁꯨ ꯆꯥꯁꯤꯜꯂꯨ ꯏꯃꯥ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯃꯃꯥꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯨꯕ ꯃꯇꯝꯗꯗꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯃꯥꯒꯤ ꯃꯁꯥꯗꯨ ꯄ꯭ꯔꯥꯛ ꯂꯥꯎꯅ ꯍꯥꯏꯊꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯐꯩꯖꯥꯎ ꯄꯥꯈꯠꯅ ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯏꯃꯥ ꯇꯥꯆꯧ ꯏꯃꯥꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯄꯥꯈꯠꯅ ꯃꯌꯥꯝꯕꯨꯡꯕꯨ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ ꯃꯪꯂꯦꯝꯖꯥꯎꯁꯨ ꯃꯅꯤꯡꯗ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯃꯅꯥꯎꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯁꯥꯎꯔꯤ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯑꯇꯣꯝꯕ ꯀꯩꯗꯧꯔꯕꯒꯦ ꯅꯪꯅ ꯃꯁꯤꯗ ꯅꯨꯡꯁꯥ ꯁꯥꯕ ꯃꯈꯩ ꯀꯧꯔꯤꯕꯣ ꯐꯩꯖꯥꯎꯅ ꯇꯥꯆꯧ ꯏꯃꯥꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯖꯥꯎ ꯃꯃꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯤꯗꯤ ꯍꯥꯏ ꯃꯤ ꯑꯇꯣꯞꯄꯅ ꯎꯔꯗꯤ ꯅꯪꯅ ꯏꯃꯥꯁꯦ ꯍꯥꯠꯂꯦ ꯍꯥꯏꯗꯅ ꯍꯥꯏꯅꯈꯤꯕ ꯇꯥꯔꯦꯅꯦ ꯐꯩꯖꯥꯎꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯇꯥꯆꯧꯅ ꯏꯃꯥ ꯂꯨꯖꯧ ꯍꯥꯏꯕꯗꯨꯒꯤ ꯂꯨꯖꯔꯨꯕꯅꯤ ꯑꯩꯗꯤ ꯑꯁꯨꯝꯅ ꯇꯧꯅꯤꯁꯨ ꯈꯪꯗꯅ ꯍꯩ ꯃꯗꯨ ꯍꯥꯏꯅꯗꯅ ꯂꯩꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯏꯃꯥꯁꯦ ꯊꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨ ꯑꯗꯨꯒ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯨ ꯑꯩ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯗ ꯄꯥꯎ ꯍꯥꯏꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯖꯥꯎ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯃꯄꯨꯛꯅꯤꯡꯗꯅ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯅꯣꯛꯆꯗꯨꯅ ꯃꯤ ꯍꯥꯏꯕꯅꯦ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯏꯄꯪ ꯄꯪꯖꯕ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗꯤ ꯃꯌꯥꯝꯕꯨꯡꯅ ꯍꯥꯏꯔꯤꯗꯨꯅ ꯐꯔꯕꯣꯏ ꯈꯟꯗꯨꯅ ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯁꯥꯗꯨ ꯏꯃꯨꯡꯗ ꯊꯥꯡꯖꯤꯟꯗꯨꯅ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯝꯃꯤ ꯑꯗꯨꯒ ꯆꯥꯏꯔꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯊꯣꯛꯂꯤꯕ ꯄꯨꯝꯕꯗꯨ ꯈꯨꯜ ꯂꯩꯀꯥꯏꯗ ꯑꯃꯠꯇ ꯈꯪꯍꯟꯗ ꯃꯃꯥꯗꯨ ꯆꯨꯝꯅ ꯅꯥꯔꯒ ꯁꯤꯕ ꯑꯣꯏꯅ ꯃꯥꯜꯍꯜꯂꯒ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯕꯗ ꯃꯌꯥꯝ ꯇꯤꯜꯂꯝꯕ ꯑꯗꯨꯁꯨ ꯑꯃ ꯆꯠꯈꯤ ꯑꯅꯤ ꯆꯠꯈꯤ ꯀꯥꯏꯅ ꯊꯪꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕꯗ ꯃꯪꯂꯦꯝꯖꯥꯎꯅ ꯃꯅꯥꯎꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯇꯣꯝꯕ ꯏꯆꯤꯜ ꯏꯅꯥꯎꯗ ꯉꯥꯏꯔꯕꯅꯤꯅ ꯑꯀꯨꯞꯄ ꯋꯥꯔꯤ ꯈꯔ ꯁꯥꯁꯤ ꯀꯔꯤ ꯋꯥꯅꯣ ꯇꯥꯆꯧ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯧ ꯍꯤꯡꯈꯣꯜꯁꯤꯒꯤ ꯃꯔꯝꯗꯅꯤ ꯌꯥꯅꯤ ꯇꯥꯆꯧ ꯏꯃꯥꯅ ꯂꯩꯔꯤꯕ ꯂꯧ ꯍꯤꯡꯈꯣꯜ ꯄꯨꯝꯕꯁꯤ ꯑꯩꯅ ꯂꯣꯏꯅ ꯁꯦꯟꯅꯧ ꯍꯥꯏꯅ ꯍꯥꯏꯔꯝꯂꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯌꯨꯝꯁꯤꯃꯗꯤ ꯅꯪꯅ ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯔꯝꯂꯦ ꯅꯣꯡꯃꯇ ꯐꯠꯇꯅ ꯈꯟꯕ ꯍꯩꯇꯕ ꯐꯩꯖꯥꯎꯗꯨꯗꯤ ꯃꯌꯥꯝꯕꯨꯡꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗ ꯑꯍꯣꯏ ꯇꯥꯆꯧ ꯃꯗꯨ ꯐꯥꯎꯕꯗꯤ ꯇꯥꯆꯧꯅ ꯅꯅꯥꯎꯕ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯩꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ ꯌꯥꯔꯤꯁꯤ ꯏꯅꯥꯎꯒꯤꯕꯨ ꯏꯌꯥꯝꯕꯅ ꯂꯩꯔꯤꯕꯁꯤ ꯏꯅꯥꯎꯒꯤꯅꯤ ꯑꯗꯣꯝꯗ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯍꯣꯏ ꯇꯥꯆꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯏꯃꯨꯡ ꯃꯅꯨꯡ ꯆꯥꯏꯔꯤꯕ ꯃꯤ ꯇꯤꯜꯂꯝꯕꯒꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯆꯥꯏꯔꯤꯕ ꯄꯨꯝꯕ ꯀꯔꯤꯁꯨ ꯍꯥꯏꯗ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯪꯂꯦꯝꯖꯥꯎꯒꯤ ꯏꯃꯨꯡꯗꯨ ꯅꯨꯄꯤ ꯌꯥꯎꯗꯅ ꯌꯨꯝ ꯀꯣꯏꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ
ꯃꯥꯅ ꯄꯥꯝꯖꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯐꯩꯖꯥꯎ ꯃꯇꯩꯃ ꯎꯕꯗ ꯍꯔꯥꯎꯅ ꯏꯇꯩꯃ ꯁꯈꯤꯅ ꯀꯅꯥꯅꯣ ꯃꯥꯗꯤ? ꯃꯪꯂꯦꯝꯖꯥꯎꯅ ꯑꯁ ꯁꯈꯤ ꯅꯪꯁꯤꯁꯨ ꯂꯥꯏꯃ ꯈꯪꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯅꯤꯕ꯫ ꯑꯣ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯏꯕꯨꯡꯉꯣ꯫ ꯁꯥꯎꯗꯦꯗ ꯏꯇꯩꯃ꯫ ꯑꯗꯣ ꯏꯇꯩꯃ ꯂꯥꯛꯂꯕꯅꯤꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯨ ꯏꯇꯩꯃꯅ ꯊꯣꯡꯂꯅꯤꯀꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯅꯕ꯭ꯔꯣ? ꯇꯥ ꯃꯪꯂꯦꯝ, ꯅꯪꯅ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕꯁꯦ? ꯃꯪꯂꯦꯝꯖꯥꯎꯅ ꯀꯥꯏꯗꯦ ꯍꯩꯇꯣꯝꯕ, ꯅꯇꯩꯃꯁꯦ ꯃꯈꯨꯠ ꯃꯁꯥ ꯁꯨꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯆꯥꯛꯇꯣ ꯅꯪꯅ ꯐꯠ ꯂꯥꯎꯅ ꯊꯣꯡꯗꯣꯛꯂꯨꯔꯣ, ꯏꯅꯥꯎꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯑꯣꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯀꯩꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯪꯂꯦꯝꯖꯥꯎ ꯃꯅꯥꯎꯅꯨꯄꯥꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪ ꯁꯤꯗꯤꯕ ꯇꯞꯅ ꯊꯦꯝꯂꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕꯅꯤ꯫ ꯍꯣ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯅꯤꯒꯦ? ꯉꯁꯤꯗ ꯂꯥꯛꯂꯒ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯀꯔꯝꯃꯥꯏꯅ ꯈꯪꯅꯤ? ꯍꯣꯏꯁꯦ ꯌꯥꯔꯤꯁꯦ, ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯅꯣꯛꯇꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯨꯕꯗ ꯅꯨꯄꯤ ꯃꯄꯥꯝꯅ ꯑꯊꯨꯕꯗ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯊꯨ ꯂꯨꯍꯣꯡꯅꯕ ꯁꯤꯜ ꯂꯥꯡꯂꯝꯃꯤ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯗ ꯐꯩꯖꯥꯎ ꯃꯁꯥꯗꯨ ꯐꯗꯤ ꯐꯔꯥ ꯁꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯐꯩꯖꯥꯎꯅ ꯋꯥꯅ ꯍꯣꯠꯅꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯃꯪꯂꯦꯝꯖꯥꯎꯒꯤ ꯃꯇꯥꯎ ꯑꯃꯅ ꯃꯪꯂꯦꯝꯖꯥꯎꯗ ꯑꯣꯟꯁꯤꯜꯂꯒ ꯊꯣꯝꯕꯅ ꯏꯇꯥꯎ, ꯅꯪꯕꯨ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯉꯥꯏꯍꯥꯛꯇꯁꯨ ꯄꯣꯊꯥꯍꯜꯂꯣ꯫ ꯑꯉꯥꯡꯁꯦ ꯉꯁꯥꯏꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯖꯔꯤ꯫ ꯃꯪꯂꯦꯝꯖꯥꯎꯅ ꯏꯇꯥꯎ, ꯑꯩꯁꯦ ꯃꯥꯒꯤ ꯃꯌꯥꯝꯕꯅꯤꯅꯦ꯫ ꯃꯥꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯒꯦ꯫ ꯑꯗ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯃꯇꯝꯅꯗꯤ ꯅꯣꯡꯃꯒꯤ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯅ ꯌꯥꯗꯗꯧꯕꯅꯤꯗ꯫ ꯑꯉꯛꯄꯅꯤꯍꯦ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ꯫ ꯅꯅꯥꯎ ꯑꯁꯤꯕꯨꯅ ꯂꯦꯞꯇꯕꯤꯗ ꯊꯕꯛ ꯁꯨꯍꯜꯂꯤ, ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯈꯣꯡꯀ꯭ꯔꯥꯏ ꯁꯠꯂꯒ ꯑꯗꯨꯝ ꯂꯩꯗꯧꯔꯤꯕ꯫ ꯍꯦꯔꯩꯇꯥꯎ, ꯅꯪꯒꯤꯁꯤꯕꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯍꯩ ꯑꯄꯥ ꯁꯥꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯍꯦꯔꯩꯇꯥꯎ, ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯈꯜꯂꯒ ꯏꯇꯥꯎ ꯑꯃꯒꯤ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯨꯝꯅ ꯂꯥꯛꯄꯅꯤ꯫ ꯊꯧꯕꯨ ꯅꯪꯅ ꯈꯤꯜꯂꯒ ꯑꯁꯨꯝ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯁꯨꯝꯁꯨ ꯂꯩꯗꯧꯕ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯝꯕ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯪꯂꯦꯝꯖꯥꯎꯁꯨ ꯊꯣꯝꯕꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯁꯥꯎꯔꯤ ꯆꯠꯅꯤꯡꯂꯒ ꯆꯠꯈꯣꯅ, ꯅꯪꯗꯔꯣ ꯑꯩꯒꯤ ꯃꯔꯨꯞꯁꯤꯕꯣ? ꯅꯪ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ, ꯂꯥꯛꯂꯕꯅꯤꯅ ꯇꯥꯟꯕ ꯅꯨꯡꯉꯥꯏꯇꯦ ꯈꯟꯅ ꯌꯥꯎꯍꯟꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯖꯥꯎ ꯃꯅꯥꯎꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯊꯣꯝꯕꯅ ꯁꯨꯔꯝꯕ ꯊꯕꯛꯇꯨꯁꯨ ꯃꯥꯅ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯩꯖꯥꯎꯁꯨ ꯃꯌꯥꯝꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨ ꯋꯥꯔꯁꯨ ꯋꯥꯅ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯗꯅ ꯍꯧ ꯇꯧꯕꯗꯒꯤ ꯃꯪꯂꯦꯝꯖꯥꯎꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯐꯩꯖꯥꯎ ꯃꯇꯩꯃ ꯂꯥꯛꯂꯒ ꯈꯔ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗꯨ ꯍꯦꯟꯅ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯧ ꯑꯅꯧꯕꯤꯅꯦ ꯇꯧꯔꯤꯗꯨꯅ ꯌꯥꯍꯧ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯂꯣꯝꯂꯒ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯍꯥꯏꯕ ꯃꯌꯥꯝꯗꯨ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯐꯩꯖꯥꯎꯗꯨ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯁꯈꯤ ꯍꯛꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯐꯩꯖꯥꯎꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯐꯩꯖꯥꯎ, ꯁꯤꯗ ꯂꯥꯛ, ꯏꯇꯩꯃ ꯋꯥ ꯍꯥꯏꯒꯦ꯫ ꯏꯇꯩꯃ, ꯀꯔꯤ ꯋꯥꯅꯣ? ꯑꯩꯒꯤ ꯀꯥꯗꯅꯦ ꯐꯤ ꯈꯔ ꯑꯩꯅ ꯇꯥꯁꯤꯜꯂꯒ ꯊꯝꯂꯝꯕꯅꯤ, ꯑꯗꯨ ꯑꯃꯨꯛꯇ ꯁꯨꯗꯣꯛꯎ꯫ ꯏꯇꯩꯃꯒꯤꯗꯣ ꯑꯩꯅ ꯁꯨꯕꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯀꯩꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯤꯅꯣꯅꯦ? ꯁꯦ ꯏꯇꯩꯃ ꯋꯥ ꯍꯥꯏꯒꯦ, ꯑꯩꯁꯦ ꯅꯪꯒꯤ ꯏꯃꯥꯃꯛꯅꯤ ꯍꯦꯛ ꯈꯜꯂꯨ, ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯁꯨꯝ ꯀꯥꯏꯔꯔꯣꯏꯗꯕꯅꯤ꯫ ꯍꯣꯏ ꯏꯇꯩꯃ꯫ ꯐꯩꯖꯥꯎ ꯃꯇꯩꯃꯅ ꯌꯥꯔꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯔꯣꯏ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯀꯩꯁꯨ ꯈꯟꯗ ꯃꯇꯩꯃꯒꯤ ꯀꯥꯗ ꯐꯤꯔꯣꯜꯁꯤꯡꯗꯨ ꯂꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯈꯤ ꯃꯅꯥꯎꯅꯨꯄꯥꯅ ꯆꯪꯈ꯭ꯔꯕꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯇꯥꯡꯁꯤꯗ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯗ ꯐꯩꯖꯥꯎꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏ ꯈꯨꯔꯦꯝꯕꯤꯗꯨ ꯃꯅꯥꯏ ꯐꯩꯖꯥꯎꯗꯨ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯅꯥꯏ ꯑꯆꯥꯟꯕ ꯁꯣꯏꯖꯦꯡꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯆꯥꯟꯕ ꯏꯗꯥꯏꯔꯦꯝ ꯑꯁꯤ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯔꯦ, ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛꯃꯛ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯆꯠꯇꯨꯅ ꯏꯗꯥꯏꯔꯦꯝ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡꯁꯦ ꯊꯨꯅ ꯑꯣꯜꯍꯜꯂꯨꯁꯨ꯫ ꯁꯣꯏꯖꯦꯡꯕꯅ ꯐꯒꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯏꯖꯦꯡꯕꯗꯨ ꯅꯨꯡꯁꯤꯠꯀꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯐꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯂꯥꯛꯇꯨꯅ ꯐꯩꯖꯥꯎꯅ ꯃꯇꯩꯃꯒꯤ ꯀꯥꯗ ꯍꯦꯛ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯒ ꯀꯥꯡ ꯑꯃꯅ ꯉꯪꯕꯒꯤ ꯃꯈꯣꯜꯗ
ꯐꯩꯖꯥꯎ 𝗪𝗵𝗵ꯍꯩ ꯐꯩꯖꯥꯎ ꯀꯥꯡꯅ ꯉꯪꯕ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯈꯤꯕ ꯃꯈꯜ ꯑꯗꯨꯕ ꯑꯩꯗꯤ ꯀꯥꯎꯏꯅꯦ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯕꯅꯦ ꯑꯁꯤ ꯈꯟꯅ ꯐꯩꯖꯥꯎ ꯃꯇꯩꯃꯒꯤ ꯀꯥꯗ ꯊꯥꯡꯖꯤꯟꯒꯦ ꯇꯧꯔꯝꯕ ꯃꯈꯣꯡꯗꯨ ꯈꯪꯍꯟ ꯍꯟꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗ ꯁꯈꯤꯗꯤ ꯃꯥꯅ ꯊꯥꯛꯄ ꯂꯥꯡꯗ ꯐꯩꯖꯥꯎ ꯊꯨꯔꯦ ꯈꯟꯅ ꯍꯔꯥꯎꯅ ꯀꯥꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯐꯩꯖꯥꯎꯗꯤ ꯂꯩꯔꯝꯗ ꯃꯥꯅ ꯊꯝꯂꯝꯕ ꯐꯤꯁꯤꯡꯗꯨ ꯃꯆꯤ ꯂꯦꯡꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯥꯎꯔꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯊꯕꯛ ꯑꯃꯗ ꯁꯤꯟꯅꯕꯗ ꯅꯥꯇꯩ ꯆꯥꯅ ꯇꯧꯕꯒꯤ ꯋꯥ ꯂꯩꯇꯦꯕ ꯍꯥꯏ ꯐꯩꯖꯥꯎ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯐꯩꯖꯥꯎ ꯐꯩꯖꯥꯎ ꯃꯇꯩꯃꯅ ꯀꯧꯔꯤꯗꯨ ꯇꯥꯕꯗ ꯆꯥꯛꯈꯨꯝꯗꯒꯤ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯏꯄꯥ ꯄꯥꯈꯠꯅ ꯏꯇꯩꯃ ꯑꯩ ꯀꯧꯕꯤꯕꯕꯨ ꯃꯁꯤꯅꯅꯦ ꯄꯪꯁꯤꯟꯅꯕ ꯍꯩꯈ꯭ꯔꯕ ꯑꯩꯅ ꯅꯉꯣꯟꯗ ꯐꯤ ꯈꯔ ꯁꯦꯠꯁꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒ ꯂꯩꯔꯨꯒꯦ ꯍꯥ ꯏꯇꯩꯃ ꯆꯐꯨ ꯃꯍꯤ ꯄꯥꯊꯔꯛꯄ ꯑꯗꯨꯗ ꯆꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯒ ꯁꯨꯒꯦ ꯇꯧꯔꯝꯕꯅꯤ ꯌꯥꯅꯤ ꯏꯇꯩꯃ ꯑꯩ ꯑꯗꯨꯝ ꯁꯨꯖꯒꯦ ꯌꯥꯔꯦ ꯊꯕꯛ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯃꯔꯩꯒ ꯃꯇꯥꯠꯀ ꯑꯩ ꯑꯗꯨꯝ ꯁꯨꯖꯔꯒꯦ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯏꯁꯧ ꯂꯥꯡꯗꯅ ꯃꯥꯒꯤ ꯐꯤ ꯃꯌꯥꯝꯗꯨ ꯁꯨꯖꯈꯤꯔꯝꯃꯤ ꯐꯩꯖꯥꯎꯁꯨ ꯃꯇꯩꯃꯅ ꯋꯥꯔꯧꯖꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯃꯛꯄꯨ ꯀꯩꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯇꯨꯡꯗ ꯐꯩꯖꯥꯎꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯉꯟꯕꯗ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯊꯣꯡꯖꯤꯟꯗ ꯍꯨꯏꯅꯥꯎ ꯑꯃ ꯀꯨꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯀꯥꯏꯗꯒꯤ ꯍꯨꯏꯅꯥꯎꯅ ꯇꯧꯔꯤꯁꯤꯅ ꯀꯅꯥꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯑꯁꯤ ꯈꯟꯅ ꯐꯩꯖꯥꯎ ꯍꯨꯏꯅꯥꯎꯗꯨ ꯄꯝꯈꯠꯄꯤꯔꯝꯃꯤ ꯍꯨꯏꯅꯥꯎꯗꯨꯁꯨ ꯐꯩꯖꯥꯎꯕꯨ ꯍꯥꯟꯅꯗꯒꯤ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯃꯔꯩꯅ ꯐꯩꯖꯥꯎꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯂꯦꯛꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯐꯩꯖꯥꯎ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯉꯥꯏꯔꯦꯗ ꯃꯄꯨ ꯂꯥꯛꯂꯁꯨ ꯄꯤꯊꯣꯛꯂꯔꯣꯏ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯣꯏꯔꯒꯦ ꯍꯥꯏꯇꯥꯔꯦ ꯀꯇꯨꯋꯥ ꯂꯥꯛꯑꯣ ꯃꯪꯒꯣꯜ ꯀꯥꯆꯤꯟꯁꯤꯗ ꯀꯨꯜꯂꯨ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯍꯨꯏꯅꯥꯎꯗꯨ ꯃꯪꯒꯣꯜ ꯀꯥꯆꯤꯟꯗ ꯀꯨꯜꯍꯜꯂꯒ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯪꯂꯦꯝꯖꯥꯎꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯪꯒꯣꯜ ꯀꯥꯆꯤꯟꯗ ꯍꯨꯏꯅꯥꯎ ꯑꯃ ꯀꯨꯜꯂꯒ ꯂꯩꯔꯤꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯍꯥꯏ ꯑꯇꯣꯝꯕ ꯃꯪꯒꯣꯜ ꯀꯥꯆꯤꯟꯗ ꯀꯨꯜꯂꯤꯕ ꯍꯨꯏꯅꯥꯎ ꯑꯁꯤꯕꯨ ꯀꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯇꯥꯆꯧ ꯅꯣꯡꯉꯥꯜꯂꯛꯄꯗ ꯊꯣꯡꯖꯤꯟꯕꯥꯟꯗ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯃꯪꯒꯣꯜ ꯀꯥꯆꯤꯟꯗ ꯀꯨꯜꯍꯟꯕꯅꯦ ꯀꯅꯥꯒꯤꯅꯣ ꯍꯪꯂꯒ ꯄꯤꯊꯣꯛꯀꯗꯅ ꯈꯤꯠꯇꯗꯅꯦ ꯃꯤꯅ ꯋꯥ ꯉꯥꯡꯂꯛꯀꯅꯤ ꯍꯣꯏ ꯇꯥꯆꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯍꯨꯏꯅꯥꯎꯗꯨ ꯂꯣꯏꯅꯤꯡꯂꯁꯨ ꯃꯌꯥꯝꯕꯨꯡ ꯀꯤꯕꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯕꯒ ꯃꯅꯤꯡ ꯃꯃꯥꯡ ꯈꯥ ꯑꯋꯥꯡ ꯆꯠꯇꯨꯅ ꯍꯨꯏꯅꯥꯎꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯍꯨꯏꯅꯥꯎꯗꯨ ꯈꯪꯏ ꯀꯧꯕ ꯍꯥꯏꯔꯛꯂꯝꯗꯦ ꯃꯄꯨ ꯂꯩꯇꯕ ꯍꯨꯏꯅꯥꯎꯗꯨ ꯐꯩꯖꯥꯎꯅ ꯃꯅꯝꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯅ ꯀꯨꯇꯨꯋꯥ ꯅꯪꯁꯦ ꯀꯅꯥꯅꯁꯨ ꯈꯪꯏ ꯀꯧꯕ ꯍꯥꯏꯗ꯭ꯔꯦ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯂꯩꯅꯕ ꯂꯥꯏꯅ ꯊꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯈꯟꯅ ꯐꯩꯖꯥꯎ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝꯁꯤꯗ ꯍꯨꯏꯅꯥꯎ ꯑꯗꯨꯒꯤ ꯋꯥꯈꯜꯗꯅ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩ ꯑꯁꯦ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏ ꯈꯨꯔꯦꯝꯕꯤꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯁꯣꯏꯖꯦꯡꯕꯅꯤ ꯂꯥꯏꯔꯦꯝꯕꯤꯅ ꯅꯪꯕꯨ ꯉꯥꯛꯁꯦꯟꯗꯨꯅ ꯂꯩꯌꯨ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯁꯤ ꯈꯟꯅ ꯍꯨꯏꯅꯥꯎ ꯑꯗꯨꯁꯨ ꯐꯩꯖꯥꯎꯅ ꯅꯥꯟꯕꯤꯕ ꯑꯗꯨꯗ ꯎꯏꯔꯤ ꯑꯗꯨꯃꯛ ꯐꯩꯖꯥꯎꯒꯤ ꯄꯥꯝꯕꯣꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅ ꯐꯩꯖꯥꯎꯅ ꯄꯨꯔꯤꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯣꯡꯕ ꯈꯣꯠꯄ ꯇꯧꯔꯝꯗꯦ ꯃꯪꯂꯦꯝꯖꯥꯎꯒ ꯁꯈꯤꯒꯗꯤ ꯐꯩꯖꯥꯎꯅ ꯍꯨꯏꯅꯥꯎꯗꯨ ꯄꯨꯔꯒ ꯑꯗꯨꯃꯛ ꯍꯜꯂꯛꯄ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯍꯣꯏ ꯍꯨꯏꯅꯥꯎꯗꯨꯕꯨ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯇꯥꯆꯧ ꯍꯨꯏꯅꯥꯎꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯉꯦ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯣꯏꯔꯒꯦ ꯍꯥꯏꯅ ꯄꯨꯔꯛꯂꯕꯅꯤ ꯁꯈꯤꯅ ꯄꯦꯜꯂꯕꯅꯤꯗ ꯃꯤꯔꯦꯝꯁꯤꯡ ꯐꯥꯎꯕ ꯊꯛꯄ ꯋꯥꯔꯕꯁꯤꯗ ꯍꯨꯏ ꯍꯧꯗꯣꯡ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯂꯦ ꯇꯧꯔꯤꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯪꯂꯦꯝꯖꯥꯎ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯁꯥꯎꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯣꯏ ꯍꯨꯏꯅꯥꯎꯗꯨ ꯀꯥꯏꯗꯅ ꯂꯧꯊꯣꯛꯄ ꯀꯩꯅꯣ ꯇꯧꯀꯣ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯅꯨꯄꯤ ꯅꯪꯕꯨ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯒꯦ ꯑꯩ ꯐꯅꯕ ꯁꯤꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯖꯥꯎ ꯁꯥꯎꯅ ꯆꯪꯈ꯭ꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯕꯅꯤ ꯍꯥꯏꯅ ꯏꯅꯈꯤꯔꯝꯃꯤ ꯃꯪꯂꯦꯝꯖꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯨꯏꯅꯥꯎ ꯑꯗꯨꯁꯨ ꯃꯤꯔꯣꯜ ꯈꯪꯕ ꯑꯣꯏꯕꯅ ꯐꯩꯖꯥꯎꯗ ꯇꯥꯇꯨ ꯌꯦꯡꯂꯛꯂꯝꯃꯤ ꯐꯩꯖꯥꯎ ꯍꯨꯏꯅꯥꯎ ꯑꯗꯨꯒꯤ ಮಿꯠꯌꯦꯡꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯃꯅꯝꯗ ꯅꯥꯟꯕꯤꯅ ꯍꯨꯟꯗꯣꯛꯂꯣꯏ ꯅꯪ ꯇꯥꯇꯣꯟ ꯂꯩꯔꯤꯁꯤꯗꯤ ꯉꯁꯤꯗꯒꯤꯗꯤ ꯀꯨꯇꯨ ꯃꯆꯥꯕꯨ ꯇꯥꯇꯣꯟꯅ ꯑꯍꯥꯎꯕ ꯄꯤꯖꯗꯣꯏꯅꯤ ꯍꯨꯏꯅꯥꯎꯗꯨꯁꯨ ꯍꯔꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯃꯃꯥꯏꯗꯨ ꯁꯣꯛꯇꯣꯛꯂꯝꯕꯗꯒꯤ ꯅꯣꯛꯃꯤ ꯇꯧꯔꯛꯂꯝꯃꯤ ꯍꯨꯏꯅꯥꯎꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯐꯩꯖꯥꯎ ꯃꯆꯤꯟ ꯈꯖꯤꯛ ꯆꯤꯡꯂꯒ
ꯍꯨꯏꯅꯥꯎꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤ ꯀꯛꯍꯠꯇꯨꯅ ꯇꯧꯁꯤꯟꯅꯕꯁꯨ ꯍꯩꯔꯤꯅꯦ ꯍꯨꯏꯅꯥꯎꯗꯨꯁꯨ ꯐꯩꯖꯥꯎꯅ ꯀꯛꯁꯤ ꯍꯜꯂꯛꯄ ꯑꯗꯨꯗ ꯑꯃꯨꯛ ꯈꯖꯤꯛ ꯁꯥꯎꯕ ꯁꯥꯗꯨꯅ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯄꯣꯝꯊꯣꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯐꯩꯖꯥꯎ ꯅꯣꯛꯂꯗꯨꯅ ꯅꯨꯡꯁꯤꯕꯅ ꯇꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯁꯈꯤꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣꯅꯦ ꯉꯝꯖꯗ꯭ꯔꯦ ꯑꯩꯅꯦ ꯅꯈꯣꯏꯒꯤ ꯑꯄꯠꯄ ꯌꯨꯝꯁꯤꯗ ꯃꯤꯔꯦꯝ ꯊꯧꯔꯦꯝ ꯊꯥꯛꯇꯅ ꯂꯩꯕ ꯑꯩ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯗꯕꯅꯤ ꯃꯪꯂꯦꯝꯆꯥꯎꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯎꯔꯤꯕꯗꯨ ꯉꯥꯏꯈꯣ ꯁꯥꯎꯈꯤꯅꯣ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯊꯦꯝꯂꯝꯃꯤ ꯃꯇꯝꯗꯨꯗ ꯁꯈꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯅꯦ ꯑꯩꯕꯨ ꯁꯥꯎꯅꯣ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯃꯤꯔꯦꯝꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯆꯥꯕ ꯇꯤꯡꯅꯕ ꯄꯣꯛꯄꯁꯦ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯃꯪꯂꯦꯝꯆꯥꯎ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯇꯞꯅ ꯀꯩꯅꯣ ꯅꯪꯕꯨ ꯀꯥꯎꯔꯕꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯔꯤꯝꯇ ꯁꯨꯗꯅ ꯐꯝꯖ ꯆꯥꯔꯤꯁꯦ ꯃꯥꯅꯁꯨ ꯅꯣꯡꯃꯗꯒꯤ ꯅꯠꯇ꯭ꯔꯣ ꯃꯥ ꯇꯥꯟꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤ ꯇꯧꯔꯒ ꯆꯥꯒꯅꯤ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ ꯍꯣꯅꯦ ꯃꯥꯅ ꯁꯨꯗ꯭ꯔꯁꯨ ꯑꯩꯈꯣꯏꯁꯨ ꯏꯈꯨꯠ ꯄꯥꯜꯂꯤ ꯏꯈꯨꯠꯅ ꯁꯨꯔꯒ ꯍꯤꯡꯂ ꯂꯣꯏꯔꯦ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯌꯥꯝꯅ ꯊꯨꯅ ꯇꯥꯟꯊꯣꯛꯅꯕ ꯇꯧ ꯍꯥꯏꯁꯤꯅꯤꯀꯣ ꯍꯣꯏꯁꯦ ꯈꯔ ꯂꯩꯔꯒ ꯈꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯆꯥꯎꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯁꯥꯎꯗꯅꯕ ꯊꯦꯝꯖꯤꯜꯂꯝꯃꯤ ꯁꯈꯤꯁꯨ ꯃꯅꯥꯎꯅꯨꯄꯥꯗꯨ ꯈꯔ ꯂꯩꯔꯒ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯕꯗꯨꯗ ꯑꯁꯥꯎꯕ ꯑꯗꯨ ꯀꯣꯛꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯣꯏꯇꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯉꯨꯒꯦ ꯌꯥꯔꯦ ꯅꯪꯅ ꯊꯣꯡꯅꯤꯡꯕ ꯑꯃ ꯀꯣꯛ ꯊꯣꯡꯖꯤꯜꯂꯣ ꯍꯣꯏꯁꯦ ꯀꯔꯤꯅꯣ ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯃꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕꯅꯦꯅ ꯇꯧꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯆꯥꯛ ꯊꯣꯡꯂꯤꯕꯅꯦ ꯇꯧꯔꯤꯕꯗꯨ ꯆꯥꯛꯈꯨꯝꯗ ꯄꯣꯠ ꯑꯃꯒ ꯑꯃꯠꯇ ꯃꯐꯝ ꯃꯔꯥꯡ ꯈꯪꯂꯝꯗꯦ ꯄꯨꯡꯆꯥꯏ ꯆꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯃꯪꯂꯦꯝꯆꯥꯎꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯀꯣꯜꯂꯤꯛꯀꯤ ꯒꯣꯡ ꯒꯣꯡ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯀꯔꯤ ꯃꯇꯧꯅꯣ ꯈꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯈꯨꯠꯅ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯏꯁ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯃꯣꯏꯇꯥ ꯀꯩꯗꯧꯔꯒꯦ ꯅꯅꯥꯏ ꯅꯨꯄꯤꯅ ꯊꯣꯡꯂꯤꯕꯁꯤꯕꯨ ꯍꯥꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯅꯨꯄꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕ ꯀꯧꯁꯤꯜꯂꯒ ꯂꯣꯏꯁꯤꯜꯍꯜꯂꯣ ꯂꯥꯛꯑꯣ ꯅꯪ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯆꯥꯎꯅ ꯁꯈꯤꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯗꯨꯅ ꯅꯝꯗꯅ ꯆꯥꯛꯈꯨꯝꯗꯒꯤ ꯄꯨꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯅꯥꯎ ꯅꯨꯄꯥꯗ ꯆꯥꯛꯈꯨꯝꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯐꯩꯖꯥꯎꯅ ꯂꯣꯏꯖꯕ ꯍꯨꯏꯗꯨꯁꯨ ꯆꯥꯎꯔꯛꯇꯨꯅ ꯍꯥꯇꯝ ꯐꯥꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯁꯈꯤꯗꯨ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯄꯥꯝꯗ ꯆꯠꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯌꯨꯝꯁꯤꯗ ꯂꯩꯕ ꯍꯨꯏꯗꯨꯁꯨ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯟꯅ ꯐꯩꯖꯥꯎꯅ ꯏꯁꯤꯡ ꯈꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗ ꯐꯩꯖꯥꯎ ꯅꯪꯅ ꯑꯁꯨꯛ ꯄꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯌꯨꯝ ꯍꯤꯡꯈꯣꯜ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯐꯩꯖꯥꯎꯗꯤ ꯍꯨꯏ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯉꯛꯅ ꯍꯨꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯣꯏꯅ ꯇꯥꯁꯤꯟꯗ ꯀꯩꯅꯣ ꯅꯪꯕꯨ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯊꯣꯛꯄ꯭ꯔꯣ ꯑꯍꯣꯏ ꯑꯩ ꯁꯈꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯨꯏ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯗ ꯁꯈꯤꯅ ꯈꯧꯗꯦꯝꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯁꯈꯤ ꯁꯣꯏꯖꯦꯡꯕꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕꯗꯨ ꯄꯣꯠ ꯀꯥꯎꯔꯝꯂꯦ ꯍꯥꯏꯅ ꯍꯟꯖꯤꯜꯂꯛꯄꯗ ꯁꯪꯒꯣꯏ ꯃꯆꯤꯗ ꯂꯨꯝꯂꯒ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯁꯣꯏꯖꯦꯡꯕꯁꯨ ꯁꯈꯤꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ ꯁꯈꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯩꯗꯤ ꯕꯥ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗ ꯃꯔꯨ ꯑꯣꯏꯕ ꯁꯦꯟꯈꯥꯎꯗꯨꯗꯤ ꯍꯨꯟꯗꯣꯛꯂꯝꯂꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯀꯔꯤꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯏꯃꯨꯡꯗꯒꯤ ꯁꯦꯟꯒꯥꯎꯗꯨ ꯂꯧꯊꯣꯛꯂꯒ ꯃꯄꯥꯝꯗ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ ꯁꯣꯏꯖꯦꯡꯕꯁꯨ ꯁꯈꯤꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯐꯩꯖꯥꯎꯗꯣ ꯑꯣꯟꯁꯤꯜꯂꯒ ꯐꯩꯖꯥꯎ ꯅꯪꯅꯗꯤ ꯊꯥꯖꯔꯣꯏ ꯑꯩꯁꯦ ꯑꯆꯝꯕ ꯍꯨꯏ ꯅꯠꯇꯦ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯂꯥꯏ ꯈꯨꯔꯦꯝꯕꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯥꯔꯛꯄꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯨꯡꯅ ꯃꯐꯝꯗ ꯃꯤꯅꯝꯂꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯑꯗꯨꯕꯨ ꯐꯩꯖꯥꯎꯗꯤ ꯁꯣꯏꯖꯦꯡꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯥꯖꯗꯦ ꯑꯣꯏꯗꯕ ꯉꯥꯡꯂꯅꯨ ꯑꯩꯅ ꯇꯥꯔꯤꯕ ꯎꯔꯤꯕ ꯄꯨꯝꯕꯁꯦ ꯃꯪ ꯑꯣꯏꯔꯝꯂꯅꯤ ꯀꯥꯟꯅꯗꯦ ꯑꯩ ꯃꯤꯀꯞ ꯊꯣꯛꯅꯕ ꯑꯃꯨꯛꯇ ꯇꯨꯝꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯁꯣꯏꯖꯦꯡꯕꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯊꯥꯖꯗ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯈꯤꯔꯝꯃꯤ ꯁꯈꯤꯁꯨ ꯉꯁꯥꯏꯗꯒꯤ ꯃꯄꯥꯝ ꯆꯠꯁꯤꯟꯅꯕ ꯁꯥꯗꯨꯅ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕ ꯇꯥꯔꯤꯕ ꯑꯣꯏꯔꯤ ꯐꯩꯖꯥꯎꯅ ꯍꯨꯏ ꯑꯗꯨꯅ ꯍꯥꯏꯕ ꯊꯥꯖꯗꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯑꯁ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯦ ꯎꯛ ꯄꯪꯕꯁꯦ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯔꯣꯏ ꯈꯪꯅꯤꯕ ꯑꯗꯨꯒ ꯑꯍꯩ ꯑꯄꯥ ꯌꯥꯝꯅ ꯁꯥꯔꯤꯕ ꯃꯁꯤꯒꯤ ꯍꯨꯏꯁꯦ ꯍꯣꯔꯦꯟꯗꯤ
ꯍꯥꯠꯇꯣꯛꯈꯤꯕ ꯇꯥꯔꯦꯗꯅ ꯍꯦ ꯑꯩꯈꯣꯏꯒꯤ ꯑꯌꯦꯠ ꯑꯄꯟ ꯌꯥꯝꯅ ꯄꯤꯔꯗꯅ ꯑꯁꯤ ꯈꯟꯅ ꯁꯈꯤ ꯃꯄꯥꯝꯗ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯁꯈꯤ ꯃꯄꯨꯔꯣꯏꯕ ꯃꯪꯂꯦꯝꯖꯥꯎꯅ ꯊꯕꯛ ꯆꯠꯂꯨꯕ ꯍꯦꯛ ꯍꯟꯖꯤꯜꯂꯛꯄꯒ ꯏꯁꯧ ꯏꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯆꯠꯊꯣꯛꯂꯨꯕꯒꯤ ꯋꯥꯕꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯏꯁꯧ ꯏꯔꯥꯡ ꯂꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯔꯞꯅ ꯅꯨꯄꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯆꯠꯊꯣꯛꯂꯨꯕ ꯈꯨꯗꯤꯡꯒꯤ ꯍꯟꯖꯤꯜꯂꯛꯄꯗ ꯑꯁꯨꯛ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯤꯁꯤꯕꯣ ꯍꯣꯅꯦ ꯑꯩꯁꯨꯅꯦ ꯏꯁꯧ ꯏꯔꯥꯡ ꯇꯧꯕꯁꯦ ꯄꯥꯝꯕ ꯄꯣꯠ ꯅꯠꯇꯦ ꯇꯧꯗ ꯌꯥꯗ ꯇꯧꯔꯤꯕꯅꯤ ꯃꯈꯣꯏ ꯇꯥꯅ ꯈꯪꯄꯣꯟꯇꯦ ꯅꯠꯇꯦ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯍꯥ ꯍꯣ ꯍꯨꯏꯅꯦꯅ ꯅꯥꯇꯠꯄ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯦ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯦ ꯐꯤ ꯅꯨꯡꯒꯥꯁꯦ ꯄꯨꯡꯆꯤꯛꯇ ꯆꯤꯛꯈꯥꯏ ꯄꯣꯠ ꯆꯩꯁꯨꯅꯦ ꯑꯃꯠꯇ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯆꯤꯛꯂꯒ ꯆꯦꯟꯈꯤꯕꯗ ꯈꯪꯅꯤꯕ ꯃꯁꯤꯗ ꯍꯨꯟꯗꯣꯛꯈ꯭ꯔꯣ ꯍꯥꯏꯕ ꯌꯥꯗꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯖꯥꯎ ꯁꯥꯎꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯁꯈꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯄꯦꯟꯅ ꯅꯣꯛꯆꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯪꯂꯦꯝꯖꯥꯎꯗꯨ ꯁꯥꯎꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯀꯨꯜꯂꯤꯕ ꯍꯨꯏꯗꯨ ꯍꯦꯛꯇ ꯆꯞꯂꯒ ꯊꯥꯡꯒꯠꯂꯒ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ ꯍꯨꯏꯗꯨꯁꯨ ꯂꯥꯏꯒꯤ ꯃꯇꯤꯛ ꯆꯦꯟꯕ ꯑꯣꯏꯖꯔꯕꯁꯨ ꯍꯨꯏ ꯑꯣꯟꯕꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯠꯇ ꯐꯨꯗꯣꯛꯄ ꯉꯝꯗꯕ ꯑꯣꯏꯕꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ ꯐꯩꯖꯥꯎꯁꯨ ꯍꯨꯏꯗꯨꯅ ꯈꯣꯡꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯌꯥꯝꯕꯨꯡꯅ ꯃꯥꯒꯤ ꯍꯨꯏꯗꯨ ꯐꯨꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯇꯥꯆꯧ ꯀꯩꯅꯣ ꯇꯥꯆꯧꯅ ꯇꯧꯔꯤꯗꯨꯕꯣ ꯍꯨꯏꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯑꯗꯨꯛ ꯊꯤꯅ ꯐꯨꯔꯤꯕꯣ ꯇꯣꯝꯕ ꯅꯪꯒꯤ ꯍꯨꯏꯁꯦ ꯍꯧꯖꯤꯛꯃꯛ ꯌꯥꯝꯅ ꯊꯨꯅ ꯀꯥꯏꯗꯅ ꯊꯥꯗꯣꯛꯂꯨꯁꯣ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯍꯜꯂꯅꯨ ꯀꯩꯅꯣ ꯇꯥꯆꯧꯅ ꯍꯥꯏꯗꯨꯕꯣ ꯍꯨꯏꯁꯤꯅ ꯀꯩꯗꯧꯔꯝꯂꯕꯒꯦ ꯃꯥꯅ ꯂꯩꯖꯕꯗ ꯇꯥꯆꯧ ꯍꯣꯏꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯒꯦ ꯅꯪ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯌꯥꯝꯅ ꯈꯨꯝꯕ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯃꯛ ꯅꯪꯁꯨ ꯅꯪꯒꯤ ꯍꯨꯏꯁꯤꯒ ꯂꯣꯏꯅꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯖꯥꯎ ꯃꯅꯥꯎ ꯅꯨꯄꯥꯅ ꯍꯥꯏꯖꯕ ꯇꯥꯗ ꯊꯣꯡꯖꯥꯎꯗꯨ ꯁꯥꯎꯅ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯇꯥꯆꯧ ꯅꯅꯧ ꯂꯟꯖꯔꯤ ꯇꯥꯆꯧꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯣ ꯑꯩꯕꯨ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯀꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯨꯗꯣꯏꯁꯦ ꯇꯥꯆꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯃꯌꯥꯝꯕꯨꯡꯕꯨ ꯀꯟꯅ ꯀꯧꯖꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯪꯂꯦꯝꯖꯥꯎꯗꯤ ꯃꯅꯥꯎꯅ ꯍꯥꯏꯖꯔꯤꯕ ꯄꯨꯝꯕꯗꯨ ꯇꯥꯁꯤꯟꯅꯗꯕꯤ ꯂꯩꯔꯝꯃꯤ ꯐꯩꯖꯥꯎ ꯎꯄꯥꯏ ꯂꯩꯇ ꯃꯥꯒꯤ ꯍꯨꯏꯗꯨ ꯄꯣꯝꯈꯠꯇꯨꯅ ꯁꯨꯠ ꯇꯧꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯌꯥꯝꯅ ꯁꯣꯜꯂꯕ ꯑꯍꯜ ꯑꯃ ꯆꯠꯄ ꯉꯝꯗ ꯎꯈꯣꯡ ꯑꯃꯗ ꯉꯥꯗꯨꯅ ꯐꯝꯂꯤꯕꯗꯨ ꯎꯔꯝꯃꯤ ꯐꯩꯖꯥꯎ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯄꯥ ꯁꯛꯂꯕ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯁꯤꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯑꯁꯨꯝ ꯐꯝꯗꯅ ꯂꯩꯔꯤꯁꯤꯕꯨ ꯏꯄꯥꯒꯤꯁꯨ ꯌꯨꯝ ꯂꯩꯇꯕ꯭ꯔꯣ ꯊꯣꯏꯕꯅ ꯏꯆꯥꯃꯥꯟꯕ ꯏꯄꯥꯒꯤꯕꯨꯗꯤ ꯌꯨꯝ ꯂꯩ ꯑꯗꯨꯕꯨ ꯌꯨꯝꯗꯨꯗ ꯆꯪꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯤ ꯌꯥꯎꯗ꯭ꯔꯤꯅꯦꯍꯦ ꯏꯄꯥ ꯃꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯕꯣ ꯌꯨꯝ ꯂꯩꯔꯗꯤ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯨꯕ ꯌꯥꯗ꯭ꯔꯣ ꯏꯆꯥꯃꯥꯟꯕ ꯅꯄꯥ ꯑꯩꯅ ꯁꯦꯜ-ꯇꯧꯕ ꯑꯣꯏꯔꯨꯕꯅ ꯂꯂꯣꯟꯕ ꯆꯠꯅꯕ ꯂꯛꯅꯔꯤꯉꯩꯗ ꯌꯨꯝꯗ ꯂꯩꯍꯧꯕ ꯏꯇꯨ ꯏꯆꯥꯒꯤ ꯋꯥꯈꯜ ꯊꯣꯏꯅ ꯇꯧꯔꯨꯗꯕꯅ ꯉꯁꯤꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯂꯩꯇ꯭ꯔꯕ ꯇꯨꯡꯗꯗꯤ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯗꯨ ꯀꯅꯥꯅꯁꯨ ꯃꯦꯟꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯏꯄꯥꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯅꯤꯡꯕ ꯀꯥꯏꯅ ꯌꯥꯗꯥꯗꯨꯅ ꯂꯦꯜꯂꯤꯕꯅꯤ ꯐꯩꯖꯥꯎ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯁꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈꯤꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯈꯟꯕꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯆꯤꯡꯅꯅ ꯏꯆꯥꯃꯥꯟꯕ ꯅꯪꯕꯨ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝꯁꯤꯗ ꯂꯝꯖꯥꯎꯁꯤꯗ ꯂꯩꯔꯤꯁꯤꯕꯨ ꯅꯪꯒꯤꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯥ ꯏꯄꯥꯃꯥꯟꯕ ꯑꯩꯒꯤꯅ ꯍꯥꯏꯕꯨ ꯍꯧꯖꯤꯛꯇꯤ ꯍꯨꯏ ꯑꯁꯤ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅꯤ ꯑꯩꯒꯤꯅ ꯍꯥꯏꯕꯗ ꯑꯃꯠꯇ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯅꯤꯡꯉꯝꯗꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯖꯔꯝꯃꯤ ꯐꯩꯖꯥꯎꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯊꯣꯏꯕ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯟ-ꯊꯨꯝ ꯄꯨꯝꯕꯗꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯁꯛ ꯑꯃ ꯍꯦꯛ ꯊꯦꯡꯅꯕꯒ ꯄꯤꯔꯒꯦ ꯍꯥꯏꯅ ꯈꯟꯕꯗꯨ ꯐꯩꯖꯥꯎꯁꯤꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯣꯏꯕ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯃꯥꯒꯤ ꯂꯟ-ꯊꯨꯝ ꯄꯨꯝꯕ ꯐꯩꯖꯥꯎꯗ ꯁꯤꯟꯅꯗꯨꯅ ꯃꯄꯥ ꯃꯆꯥ ꯁꯛꯅ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯪꯂꯦꯝꯖꯥꯎꯒꯤ ꯏꯃꯨꯡꯗꯨ ꯐꯩꯖꯥꯎꯅ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯣꯡꯃꯒꯤ ꯆꯥꯛ ꯂꯥꯟ ꯃꯌꯦꯡ ꯇꯥꯔꯛꯄꯅ ꯀꯥꯏꯅ ꯊꯪꯗꯗꯤ ꯂꯩꯔꯤꯕ ꯃꯌꯨꯝ ꯌꯨꯝꯐꯝ ꯑꯗꯨꯇ ꯉꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯄꯣꯊꯥꯕ ꯁꯪꯗ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯂꯝꯗꯦ ꯑꯁꯣꯝꯗꯅ ꯐꯩꯖꯥꯎꯗꯤ ꯃꯄꯥ ꯁꯛꯂꯕ ꯊꯣꯏꯕꯒ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯣꯌꯨꯝ ꯂꯥꯏꯔꯝ ꯂꯦꯟꯗꯅ
ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜꯅ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏ ꯈꯨꯔꯦꯝꯕꯤ ꯑꯃꯗꯤ 𝗪𝗵𝗵 ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯎꯍꯟꯗꯨꯅ ꯑꯅꯤꯃꯛ ꯇꯩꯁꯤꯟꯅꯗꯨꯅ ꯂꯥꯏꯒꯤ ꯂꯤꯛꯂꯝ ꯀꯥꯏꯗꯅ ꯆꯠꯇꯅꯕ ꯌꯥꯊꯪ ꯇꯧꯊꯔꯝꯃꯤ꯫ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯑꯆꯨꯝꯕꯅ ꯑꯔꯥꯟꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯈꯣꯌꯨꯝ 𝗪𝗵𝗵 ꯃꯃꯥꯡꯗ ꯃꯥꯅ ꯁꯣꯏꯈꯤꯕ ꯑꯗꯨ ꯃꯇꯨꯡꯗꯗꯤ ꯍꯟꯖꯤꯟꯗꯨꯅ ꯇꯧꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟ ꯑꯃꯗꯤ ꯅꯝꯃꯨ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯑꯅꯤꯒꯤ ꯂꯤꯛꯂꯝ ꯀꯥꯏꯗꯅ ꯇꯥꯏꯕꯪꯒꯤ ꯑꯆꯠ ꯆꯠꯇ ꯀꯨꯝꯍꯩ ꯑꯁꯤ ꯃꯄꯨꯡ ꯐꯥꯈꯤꯔꯝꯃꯤ꯫